Pinaubi onduna, mitlu pirangsu sintharuda, awaba maithongsu utluda, sakum changlaktuna, sak inchang thongba loishilli. Laimadi masa kaya ngamde hairamduna kada changkhri. Singna hairagadi, mamauda masana minamba ama tawkrabagom, yengba ngamdabani, mamaugi maithongdo, naknasu leiba ngamdabani. Sinthasu manamagi pangba yaba, tawshinba yaba tawshinbi, masu nungayba natte, adubu nungayde haiduna, karidi tawba ngamluni. Sinthana. Inamsiya, iron basa ilola age. Nang nakot charoy dro, ayadum lon gi yani ye. Yani da, saroy kaiso. Laiksi hen biso, wa kaya ngangning ba oidabana, kaiso hairu da dumin lay thokli. Marsan su thabak halak baga chakum da hana changlai. Kahina ni sapu bangam dabadi tawde. Adumagna, pura normal oy basu natte. Hana so adum marak da sisin na bagi control ngambani. Machanupi lay rambaduda. Wow! Kaino ikoy toro si. Ngasi di mau anaw bigina kanda iron thi egalay ramida. Namitchibo ngasi si karom day thokige. Maning day ra mamang day ra. Hay ngay ko. Ngasi si tha kaya tang kaya so kaya numi. Ayam tay isilahrugi. Haying history da hamna ba? Sintha ngasi di mabungi phagi do mangonda changdi. Paukum amata piruda tawpham thokpa mathaudu do min tawwi. Marshan amok su makha tari. Dana kumda base. Na su panghalli loan su thogan de haina bani ko doro. Sintha sauning ba pumba phazili. Mabung do hidak thakla ikhang bana tapna hairi. Ihambo saksu loishili. Nasado press oi thoro. Aduga kumtharo chaksana ba. Ngasidi khanaroi isayam nungaite. Marshan nupi duda amuk onchilli. Dining table tak thoktuna lairi duda. Abima, khumde nupi do tuminle. Sintha di mabungi mataudo khairau saugat bana loiri. Marshan na. Nang mathak tamda karo ko. Wahai do hairam duna kitchen dagi thokri. Sintha di mabung chatki baga mathanta soli. Sakta siga. Lamlay ma amada ngawba yaba ngawruraga yum lay ma matugi sebaga supamli mali. Inamase ay oiramda tawbani. Ay ka oiramadi khangdawni. Laiksi hen bidi wakal amada laykibana Sinthana ngangli do taba natte. Marshan na hairi do so tara su tasin na khidre. Nupa do so kayo baga bathroom changduna masado hana press oithoi. Loiraga thoglakduna asuba mapi mo hongdoklaga phamongduda phamduna. Aina mangonda kada karo kain hairamido. Kaishu thosaba nattebo. Nungai ni ko ngasidi nupi ma. Wahai singdo machinda sona bed chai table da thamliba phone do lauduna paikhomba da phone tawi. Paikhomba so adum paikhalai. Kai leiri oktaba. Mingo du de hautre he. Watli bani si phawba. Sidai hen ba ming makal tarakini. Ngasai nang di office da hero ko mai haine. Aduna nangona kanan hairiba. Pau se thukreda. Spy oiriba mi se hana thidokpana pharadreiba. Minai, spy thiba lairi. Nang han hat tayarare. Tinabada mahi oisile. Kari wakal no shinida. Nang na office to nupi do pushindana ga dawrido. Lamda ama, yumda ama. Nupi ani lairi kai hairaga yam lemjai shiraba. Paikhomba. Ai shu gyan da haudi wani. Khanghauda na phuthek da phaujila ini. Yari taningde. Oidabado ngangi hairisune. Nangi na gun sukang khangdaba mi bada ngang. Toilet kai machu phaige phawma sakmuna khangi. Shak haina de minnai shiri. Makadi chang hauba thongori. Charam kholamda shida adum babit tek pawa do nganglakano. Singang haning tradi karigi oidabado nganglaino. Nang ibo aina haishi. Nati. Lukhak chakha khunang charaga mi khuding na lang thorak panu pidubu nang kaya mo hekpa murage shinida. Nabuk chal do lepangam loide oidi. Mi machalai sabido. Karigi laurino shinida. Ayoi bagi pharaban. Loya taradine. Nathi bongdarin thokhaini. Machin thirak toshi. Marshan, sumthoknaba phana kannadi hotnabani. Adubo aremba tari. Mana mamangda tawkhiba singduna magi wada kanana su thasabiraroi khangi. Sinthana mama mapado sak charase haina kaururi. Ningthem leima mamaugi mamangda ahongba uningdabana adumak chaningdrabasu thoglai. Laiksi hen biso mane makuna phamduna ngaira leirabada
upai leite. Phana kaningdraso mapuroi kauba mathakta kari. Marshan su phone do thamkhraga phamung do upsinduna hiplambani. Laisi henbiso tanna changsinduna. Yambong. Nupa do tarasu tasinade. Laisi henbiso tasingna tadraboi khanduna sangshilaga masanomduna hodui. Yambong, tabro she. Nupiduna masanom lakpaga. Nupido satching sinduna chitna konchili. As, kaino yambong? Oi, tumilayo. Nangonda natra. Aina mathagta karo hairamido. Haiba indabi punishment. Imasi pabongna chaksar se kaurusona laini. Amda thado haibani yambong. Moiga ika kanani henaloge. Imasi pabongna. Adudi, aishina nangi kana. Kanadaba wahang se hanglaga yambong da kai dongjage. Marshan anam kalli. Nangi nungsibini. Nang nupa se phajindawni. Shida nang na khangshina da lairi se kaigino. Pokchel ani longba. Mamit yamai thabakto aingona tawbirakano. Haidokiba wa nupa ama oina ngakpa ngamdaba se. Ai sengni yam hainade. Hangawba na puroibadi nangni yangshindawni. Shanadawni. Lamhenbo oirasu nangna warakdawni. Madu pumbagi ayabado biragani. Aina nangi ngaksamda kundu paring huktuna miyamna saki oi yumsida purakibado. Aduga ise nangi nangsu aigi. Nangi haiba khuding aigini. Aigi haiba khuding su nangini. Ibani amana amabu yangshinabagi right lay. Nupido yu thakba nupaduga manarubada mathong charoi khangbana. Hoiba yambong sik amta hoga cheba. Imasi babungna makhada chaksabagi ngaina hauriba. Seba hogalo. Aine yambongna haiba loina indoineba. Nupiduna themjilaklabada nupadu sumachi lengi. Laisi henbiso nupani muknaruba pamde. Anido makha kumlei sintha suphamlamle laimana. Lao bhema sagen changsi inkrani sari ngaida charasi. Marshan mapagi nakda changsinduna phamkre. Laisi henbina. Imasi oi hana chabiro. Ai mayamge awat apa hapake. Marshana oina tap oi. Balda khara extra hapa thamamo aduga charo lo. Ningthemnasu. Bema lao. Sari ngai shida mayam punna chamina horasi. Laisi henbiso mayam changduna haijilakpaduda adum phamthaduna chari. Laimana marumanduna machanupiga mamogagi pukhamda hapi. Marshana. Pabo. Moinu pising na ipa ichada na lena siya laisi. Ay gisapi yu kaino. Chawrasu ay suna chani. Ningthem chapam thokpa tuminchay. Marsan so mama mapa na mangonda ngang chay tawrakadaba maram ama thibida. Nupido da mitpam thamlai. Abima. Nupido nupado da tingak yinglai. Chalo. Hagolo. Nakudamo. Nupido so tap na hagatoy tawi. Sintha na makhud pari. Marshan khonjel do saurap tawna. Kanado na inahogala ise. Sad hogat pa hidro nang. Nupido hogatli. Marshan din opet tawi. Lay maning them anido. Adu phawba wangang lakti. Marshan arayba upay thiri. Chalo. Nakuna sado hamto. Khara charaba natro. Yare. Shiraroi. Sinthana. Kaino yambo. Chaba soldo ngairi. Adumay tawli to ngawraba. Mi mabuk than katlani ye. Angang nang kay khange. Tumilayo. Laisi henbi. Sinthada makodo thadoro haigum yengi. Sinthasu thadorei. Laisi henbi beshin jangduna makut hamdoi. Marshandi thawasada chari. Nupido kaigino khangde. Ikai boy pukning nungsiboi tauri. Nupadoi mataududa. Marshan chakdo inchang pulap haijilaga totli. Ubada chak chari basingdo hangkoi narabani. As, karino yamong nang tauri doba. Janing draga kokto o. Hagay kro. Marshan khara pendana. Machana soiba aranba ama khaktaurubagi sumthoknaba tancha mikup ama phaw pibidribasibu karigino ai se kayamuk yam phadrage imasi pabungna haiba inbagi natro ngasi aina leishi hen bilawraga leirise ningthe machada kharap yengduna hoi chari thaingai matam sinataba atopa nangi wa haifa matam si leitabra nathibongna yu thakjinduna tawgi mata dona ikhoisi ahal oiri noina haibadi nowa lawde haidana tawrakliba natro Nang aina wangang loy, yengi haiduni yengbani. Nangi naram chachidi, migi machase.
ꯌꯨꯝꯁꯤꯗ ꯄꯥꯞ ꯆꯦꯜꯍꯟꯕꯤꯒꯦꯅ ꯄꯨꯔꯛꯄꯒ ꯆꯞ ꯃꯥꯟꯅꯩꯅ ꯍꯦ ꯒꯙꯥ. ꯂꯩꯃꯗꯤ ꯋꯥ ꯍꯩꯔꯝꯗ ꯍꯧꯒꯠꯈ꯭ꯔꯦ. ꯁꯤꯟꯊꯥꯁꯨ ꯋꯥ ꯉꯥꯡꯅꯤꯡꯗꯕꯅ ꯍꯧꯒꯠꯂꯤ. ꯂꯩꯃꯅ ꯕꯦꯝꯃ ꯆꯠꯂꯣ, ꯏꯆꯥ ꯊꯣꯏꯕꯤꯒ ꯄꯨꯟꯅ ꯃꯥꯒꯤ ꯀꯥꯗ ꯇꯨꯃꯤꯟꯅꯔꯨꯔꯣ. ꯉꯁꯤꯗꯤ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒꯅꯦ ꯏꯃꯥꯁꯤ ꯅꯪꯕꯨ ꯌꯨꯝꯗ ꯊꯤꯜꯂꯁꯨ ꯊꯤꯟꯒꯦ. ꯂꯩꯁꯤ ꯍꯦꯟꯕꯤꯗꯤ ꯍꯥꯏꯅꯔꯤꯗꯣ ꯈꯔ ꯈꯪꯂꯕꯁꯨ ꯏꯉꯥꯎ ꯉꯥꯎꯏ. ꯃꯥꯔꯁꯟ ꯐꯨꯛ ꯍꯧꯒꯠꯂꯤ. ꯅꯨꯄꯤ ꯃꯥꯒꯤ ꯈꯨꯗꯥꯡꯗꯣ ꯆꯪꯁꯤꯟꯗꯨꯅ ꯇꯥꯞ ꯄꯥꯏꯈꯤ. ꯏꯁꯥꯅ ꯂꯥꯜꯂꯦ. ꯃꯇꯨꯡ ꯇꯧꯔꯔꯣꯏ ꯍꯥꯏꯔꯕꯁꯤꯗ ꯏꯃꯥꯁꯤ ꯄꯥꯕꯨꯡꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯑꯁꯣꯏꯕꯁꯦ ꯁꯦꯝꯗꯣꯛꯅꯕ ꯇꯟꯖꯥ ꯑꯃ ꯐꯥꯎꯕ ꯅꯆꯥ ꯑꯃ ꯑꯣꯏꯅ ꯄꯤꯕꯤꯕ ꯉꯝꯂꯔꯣꯏꯗ꯭ꯔꯣ? ꯉꯁꯥꯏꯒꯤꯗꯣ ꯑꯩꯅ ꯃꯥꯕꯨ ꯃꯐꯝꯗꯨꯗ ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯧꯔꯨꯕ ꯅꯠꯇꯦ. ꯏꯃꯥꯁꯦ ꯑꯩꯅ ꯃꯥꯕꯨ ꯊꯠꯆꯤꯟꯕꯁꯨ ꯑꯣꯐꯤꯁꯇ ꯏꯔꯥꯡ ꯊꯣꯛꯂꯒ ꯏꯃꯨꯡꯁꯤꯒꯤ ꯑꯃꯗꯤ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯏꯖꯠ ꯁꯣꯛꯈꯤꯅꯦ ꯍꯥꯏꯕꯒꯤꯅꯤ. ꯑꯗꯨ ꯀꯔꯥꯝ ꯆꯥꯎꯕ ꯃꯤꯍꯧ ꯆꯥꯎꯕ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯗꯕ ꯃꯤꯁꯛꯇꯣ ꯅꯆꯥ ꯅꯠꯇꯦ. ꯑꯐ ꯐꯠꯇꯁꯨ ꯑꯩ ꯃꯨꯟꯅ ꯈꯪꯏ. ꯃꯥꯁꯨ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕꯅꯤ. ꯄꯦꯟꯗꯕ ꯈꯖꯤꯛ ꯑꯔꯣꯏꯕ ꯑꯣꯏꯅ ꯄꯥꯎꯗꯝꯖꯔꯝꯕꯗꯣ ꯇꯥꯔꯨꯕ ꯈꯛꯀꯤꯔ ꯑꯁꯨꯛ ꯆꯥꯎꯕ ꯗꯟꯗꯤ ꯏꯐꯝꯗ ꯄꯤꯕꯤꯗꯣꯏꯁꯦ? ꯑꯩꯅ ꯍꯤꯡꯗꯨꯅ ꯂꯩꯕꯁꯦ ꯅꯣꯏ ꯌꯥꯝ ꯄꯥꯝꯗ꯭ꯔꯕꯣ? ꯃꯥꯔꯁꯟ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯃꯄꯤ ꯇꯥꯔꯤ. ꯅꯤꯡꯊꯦꯝ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯈꯔ ꯅꯤꯡꯁꯤꯡꯂꯛꯏ. ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯗꯣꯔꯛꯄꯅ ꯍꯥꯟꯕ ꯚꯥꯏꯔꯦꯜꯒꯤ ꯃꯇꯝꯅꯤ. ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7:39 ꯇꯥꯔꯛꯄ ꯃꯇꯝꯗ ꯔꯦꯁꯇꯨꯔꯦꯟꯠꯒꯤ ꯗ꯭ꯔꯥꯏꯚ ꯆꯠꯊꯕꯗ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯀꯌꯥ ꯐꯥꯕꯒꯤ ꯌꯥꯎꯔꯛꯄꯗꯨꯗ ꯍꯦꯟꯗ꯭ꯔꯤꯛꯁ ꯂꯟꯆꯦꯟꯕꯤ ꯑꯅꯤꯁꯨ ꯌꯥꯎꯔꯛꯈꯤꯕꯅꯤ. ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯣꯏꯈꯤꯕ ꯃꯆꯥꯒꯤ ꯐꯤꯕꯝ ꯈꯟꯖꯤꯜꯂꯨꯕꯗ ꯑꯀꯤꯕ ꯄꯣꯛꯏ. ꯑꯃꯨꯛꯁꯨ ꯀꯥꯒꯤ ꯁꯤꯂꯤꯡ ꯐꯦꯟꯗ, ꯑꯃꯨꯛꯅ ꯇꯦꯔꯦꯁ ꯃꯊꯛꯇ ꯃꯗꯣꯝ ꯊꯋꯥꯏ ꯂꯧꯖꯅꯕ ꯇꯧꯈꯤꯕ ꯀꯌꯥꯅꯤ. ꯀꯔꯤꯒꯨꯝꯕꯗ ꯃꯔꯨꯞ ꯑꯅꯤꯗꯨ ꯂꯩꯔꯝꯗ꯭ꯔꯕ ꯂꯝꯕꯤꯒꯤ ꯇꯝꯊꯤꯕ ꯊꯧꯗꯣꯛꯅ ꯉꯁꯤ ꯎꯔꯤꯕ ꯃꯆꯥꯒꯤ ꯁꯛꯇꯝꯁꯤ ꯎꯔꯝꯗꯕꯁꯨ ꯌꯥꯏ. ꯃꯥꯔꯁꯟꯅ ꯊꯥꯗꯣꯔꯛꯀꯦ ꯇꯧꯕ ꯈꯨꯠꯁꯥꯗꯣ ꯅꯨꯄꯤ ꯃꯥꯅ ꯄꯥꯏꯁꯤꯟꯕꯤ. ꯊꯧꯅꯥ ꯃꯥꯗꯣ ꯍꯥꯞꯂꯤꯒꯨꯝ. ꯌꯥꯝꯕꯨꯡꯒꯤꯗꯃꯛꯇꯤ ꯂꯦꯡꯗꯅ ꯑꯩꯅ ꯅꯅꯥꯛꯇ ꯂꯩꯔꯤ ꯇꯥꯛꯂꯤꯕꯒꯨꯝ. ꯂꯩꯃꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯠꯌꯦꯡ ꯈꯪꯂ ꯃꯥꯜꯂꯤ. ꯃꯆꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯅꯪꯒꯟꯗ ꯅꯥꯟꯊꯕꯤꯔꯛꯏ. ꯏꯃꯥꯅ ꯏꯆꯥꯕꯨ ꯐꯁꯅꯨ, ꯋꯥꯈꯜ ꯇꯥꯁꯅꯨ ꯍꯥꯏꯅ ꯆꯩꯉꯥꯡ ꯇꯧꯕꯗꯕꯨ ꯑꯗꯨꯝ ꯋꯥꯔꯧꯕ ꯍꯧꯅꯕ꯭ꯔꯥ? ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯏꯆꯥꯗꯤ ꯏꯃꯥꯒꯤ ꯃꯥꯡꯕ ꯌꯥꯗ꯭ꯔꯕ ꯐꯤꯖꯤꯒꯤ ꯃꯅꯤꯅꯦ. ꯀꯔꯤꯒꯤ ꯏꯃꯧꯕꯨ ꯇꯔꯥꯏꯅ ꯌꯨꯝꯁꯤꯗꯒꯤ ꯏꯃꯥꯁꯤꯅ ꯆꯠꯍꯟꯈꯤꯗꯧꯔꯤꯕꯅꯣ? ꯏꯃꯥꯁꯤꯅ ꯍꯥꯏꯕꯗꯤ ꯐꯠꯇꯕ ꯋꯥꯈꯜꯗꯤ ꯊꯥꯗꯣꯛꯎ. ꯁꯣꯏꯔꯦ ꯈꯪꯂꯕ ꯈꯣꯡꯊꯥꯡꯗꯨꯗꯤ ꯅꯁꯥꯅ ꯈꯪꯅ ꯍꯟꯗꯣꯛꯎ ꯍꯥꯏꯕꯒꯤ ꯋꯥꯅꯤ. ꯅꯨꯡꯁꯤꯕ ꯀꯥꯏꯅꯈꯤꯗꯕ ꯃꯤ ꯑꯃꯠꯇ ꯂꯩꯇꯕꯅꯤꯅꯦꯍꯦ ꯏꯃꯥꯒꯤ ꯕꯨꯡꯉꯣ. ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯄꯥꯏꯔꯝꯕ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯨꯠꯇꯨ ꯊꯥꯗꯣꯛꯏ. ꯅꯤꯡꯊꯦꯝ ꯃꯈꯨꯠ ꯍꯥꯝꯈ꯭ꯔꯦ. ꯃꯆꯥ ꯃꯃꯧ ꯄꯨꯟꯅ ꯂꯩꯔꯕꯁꯨ ꯑꯀꯥꯏꯕ ꯋꯥꯍꯩ ꯅꯠꯇꯕ ꯄꯥꯎꯇꯥꯛ ꯑꯃ ꯄꯤꯔꯛꯏ. ꯃꯤꯑꯣꯏꯕ ꯈꯛ ꯅꯠꯇꯅ ꯖꯤꯕ ꯄꯥꯟꯕ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯏ. ꯎꯔꯤ ꯐꯥꯎꯕ ꯎꯄꯥꯜ ꯅꯠꯇ꯭ꯔꯒ ꯁꯝꯕꯜ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤ ꯃꯄꯥꯟ ꯇꯥꯡꯗ꯭ꯔꯕꯗꯤ ꯍꯤꯡꯕ ꯉꯝꯗꯦ. ꯁꯥ ꯉꯥꯁꯨ ꯑꯗꯨꯝ ꯃꯉꯥꯏ. ꯃꯄꯥꯡ ꯀꯥꯏꯅꯕꯗ ꯑꯃꯅ ꯑꯃꯕꯨ ꯀꯣꯏꯊꯤ ꯊꯤꯅꯩ. ꯑꯗꯨꯝꯅ ꯃꯤꯑꯣꯏꯕꯁꯨ ꯈꯦꯠꯅꯕ ꯂꯩꯇꯦ. ꯑꯗꯨꯕꯨꯅꯤ ꯏꯄꯥꯒꯤ ꯁꯅꯥ, ꯅꯨꯡꯁꯤꯕ ꯑꯃ ꯆꯠꯈ꯭ꯔꯕꯗꯤ ꯅꯨꯡꯁꯤꯕ ꯑꯃꯅ ꯃꯍꯨꯠ ꯁꯤꯟꯕꯁꯨ ꯇꯉꯥꯏ ꯐꯗꯕꯅꯤ. ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯅꯨꯡꯁꯤ ꯂꯝꯕꯤ ꯆꯠꯃꯤꯟꯅꯔꯨꯕꯗꯤ ꯑꯀꯥꯏꯕ ꯂꯩꯇꯦ. ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯥꯒꯤ ꯑꯣꯏꯕ ꯌꯨꯝ ꯍꯥꯏꯕꯗꯣ ꯄꯥꯟꯅꯔꯕꯅꯤ. ꯂꯝꯕꯤ ꯇꯣꯉꯥꯟꯅꯔꯕꯅꯤ. ꯅꯪ ꯑꯃꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯌꯨꯝ ꯀꯥꯏꯅꯕ, ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯊꯃꯣꯏ ꯀꯥꯏꯅꯕ ꯊꯕꯛꯇꯤꯅꯦ ꯅꯪ ꯀꯩꯗꯧꯅꯨꯡꯗ ꯇꯧꯕ ꯌꯥꯗꯦ. ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯔꯥꯅꯤꯗꯣ ꯆꯥꯛ ꯆꯥꯎ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯦꯟꯖꯥ ꯊꯣꯏꯕꯤ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯃꯕꯣꯛꯄꯨ ꯆꯥꯛ ꯏꯟꯕꯤꯅꯕ ꯇꯧꯔꯤ. ꯁꯦ ꯕꯨꯕꯣꯛ, ꯍꯌꯦꯡꯅꯦꯀꯣ ꯄꯄꯥꯅꯅꯦ ꯅꯤꯅꯦꯒꯤ ꯌꯨꯝꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯀꯅꯤ ꯍꯥꯏꯔꯤꯕ. ꯑꯗꯨ ꯆꯠꯄꯗꯀꯣ ꯆꯥꯛ ꯆꯥꯗ꯭ꯔꯗꯤ ꯕꯨꯕꯣꯛ ꯃꯁꯥ ꯁꯣꯟꯕꯒꯤ ꯉꯝꯃꯔꯣꯏ. ꯃꯃꯥꯅ ꯐꯤꯁ ꯍꯥꯞꯄꯤꯕ, ꯑꯩ ꯏꯟꯕꯤꯔꯛꯀꯦ. ꯔꯥꯅꯤꯁꯨ ꯆꯥꯔꯣꯏ ꯍꯥꯏꯕ ꯉꯝꯗ꯭ꯔꯗꯨꯅ ꯆꯥꯁꯤꯜꯂꯤ. ꯅꯤꯡꯊꯤ ꯋꯥꯡꯂꯦꯝꯕ ꯑꯅꯤꯗꯣ ꯊꯣꯡꯖꯤꯟ ꯄꯥꯟꯗꯨꯗ ꯌꯦꯡꯗꯨꯅ ꯃꯃꯣꯟ ꯅꯣꯛꯏ. ꯋꯥꯡꯂꯦꯝꯕꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯃꯁꯨ ꯅꯨꯄꯤꯁꯤꯅ ꯊꯦꯝꯂꯗꯤ ꯁꯣꯏꯗꯅ ꯌꯥꯅꯤ ꯍꯥꯏꯗꯅ. ꯑꯩꯒꯤ ꯏꯆꯥꯊꯣꯏꯕꯤꯁꯦ ꯏꯃꯨꯡꯁꯤꯒꯤ ꯄꯣꯊꯥꯐꯝꯅꯤꯀꯣ. ꯍꯦꯟꯖꯥꯊꯣꯏꯕꯤ ꯑꯍꯜ ꯑꯃꯗꯒꯤ ꯇꯥꯗꯅ ꯃꯕꯣꯛꯀꯤ ꯁꯦꯕꯥ ꯐꯖꯅ ꯇꯧꯕꯤ. ꯃꯆꯤꯟꯗ ꯆꯥꯛ ꯃꯔꯨ ꯄꯛꯂꯤꯗꯨꯁꯨ ꯂꯧꯊꯣꯛꯄꯤ. ꯃꯇꯧꯗꯣ ꯊꯃꯣꯏꯗ ꯀꯌꯥꯗ ꯅꯨꯡꯁꯤꯕ ꯄꯣꯛꯍꯟꯕ. ꯊꯃꯣꯏꯅꯤꯉꯥꯏ ꯃꯥꯅ ꯀꯟꯁꯤꯜꯂꯛꯏ. ꯋꯥꯈꯜ ꯃꯥꯅ ꯂꯥꯏꯕꯛ ꯌꯦꯡꯂꯒꯦ ꯃꯇꯥꯒꯨꯝ ꯆꯅꯨꯗꯣ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯇꯨꯡꯗ ꯇꯣꯝꯊꯤꯟꯒꯤ ꯅꯝꯕꯔꯗꯨꯗ ꯐꯣꯟ ꯇꯧꯁꯤꯜꯂꯤ. ꯇꯣꯝꯊꯤꯟꯁꯨ ꯂꯨꯝꯊꯔꯕ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯕ ꯋꯥꯈꯜꯗꯣ ꯃꯤꯀꯨꯞ ꯑꯃꯇ ꯑꯣꯏꯔꯁꯨ ꯄꯣꯊꯥꯅꯕ ꯎꯄꯥꯏ ꯊꯤꯔꯛꯄꯗ ꯃꯣꯕꯥꯏꯜ ꯂꯤꯖꯦꯟ ꯁꯥꯟꯅꯔꯝꯕꯅꯤ. ꯁ꯭ꯀ꯭ꯔꯤꯟꯗ ꯆꯅꯨ ꯍꯥꯏꯅ ꯁꯦꯚ ꯇꯧꯔꯤꯕ ꯅꯝꯕꯔꯗꯨꯅ ꯆꯣꯡꯊꯣꯔꯛꯄꯗ ꯁꯥꯟꯅꯔꯝꯕꯗꯨ ꯂꯦꯞꯄꯤ. ꯃꯃꯥꯡꯉꯩꯒꯨꯝ ꯇꯊꯤ ꯇꯊꯤ ꯆꯩꯅꯤꯡꯕꯁꯨ ꯉꯁꯤꯗꯤ ꯄꯣꯛꯇ꯭ꯔꯤ.
Hainadaba matau uttuna magi maramna mi amane ikaikhibasu ma tasingna pamdri. Thamoiduda chaina khangliba misak oirubanani haigadra. Ahanbadu tatkhrabasu Tomthin ngasidi kari wakhalno khangde. Game sanarambadu toklaga nupiduda call taushilli. Chanudi sargase khutna lamba phanglaboi taibangbu sembiriba mapu mana inaksida leptuna niningba borniro nangi apamadu pirage haina hairakpagum phaukiduna nokliba minokdo hanjinni kauri. Thintha batauda sat paikhalli mihundu sumathong khangda khonthang naina chonglei. Tomthin nungsina kauri inga sidi thazada. Chano Mingaudura khonjeldura thamoi mihuldo pokhairada chongkhalai. Hau taye kai haige mataududa maithongda khasik nokphet taukhinu pado. Kaidorage nahan makhaidongna phone manam tausilaktrade. Nang chilamadi na khanba. Nahan khaidi khandro haise. Khale adubo khutchini hekta lam hendoke. Lam helise khuturo natraga thamoidura. Animakne. Chano tariye nangbu aise thamoi singna nungsibrane. Nangbu nungsisabagini nupi aina ikai iki wangmalana nafamda nungsi haijakhibado. Adubo mapuiriba nangna ayaba pibidrabada nupi ainadi kaya yamna anam kanba ngamlune. Aikhoine amta thingnusi nang kaidongoi sangduino. Chano nupa magi machindagi wahaido hairaklaba mikupsidasu ma thazaba ngamdri. Tomthin amuksu makha tari. Nangi thamoi marondo imangda leiduna pena phongdo. Madugi ayabadu madi aina nafamda punchigi oina sinarabani. Nachinna haiba ikaibagi haujik phonda haiba ngamdrasu munna wakhal khalaga message tharauko. Minamba nattaba nangi thamoidagi thoklakpasingdo thabak oina pangthokse. Chano ikaiba harauba nungaiba khuding punchilai mikupsida nupi oibigi laitengni haisida ikaibana mamaido asum ngangsilai harauba nungaiba pombana masa pomba yomsilli. Ai soidana hairake thamage ko. Sakhangdaba lamlanba khanghaudaba mikup kharada karigi punchinkiba tatpa yararoidaba kundo lairangna sakhi oi lengba yadraba khongphamgum tung tarakpa punchida nanak nakjabagi ayaba nangnabui iphamda pibigadra oihankhidra adumak bondi oi tangai fada iburoiba amadi loinabi haiba miya mangi mingtholsiga loinaduna lawbi khrabasu nubi oibigi khudingmak akhakpa ama thamhauda chatnabi mabudi kirode taibang machatni adubu lamlanba nangsi thamoi sinadi telaba pungja kharada asuki matik su nungsi jaruri pithokiba nungsiba amuk mamal leitadi hundok pirakanuko kauningde lamlanba hainasu kauge nangsi ai khakini ai su nang khaktagini nangdi aigi nungsi ning thaurelni thawai gi thawai thamoi sigi nungsi thoibani yambong mingausi ai kaki ohenbiyuko leisi henbi ningaidana tumliba mapuroi babu yengjai saktam du yengduna sulainingi adumak mabu yengbada sokthaba phaudrabigum mapuroi bagi mamaida nungsina nanduna sonjari inung nungsina ahom banang amana awan bayambong ama puraknaba ai akhangkan bi oiba ngamjake ko yambonggi thamoigi ahanba mapudo oiba ngamhaudrabasu punchigi yambonggi thamoi leikol nungda naitom leksa tambi laibak phabi lairangdo ai oijage ko yambong nangi damak akhangkan bi leibak leimagi saklonsu lawba ngambi oige mikup khara chaina khanglabasu punchigi momonoknaba yambonggi thamoida soidana aina nungsi yening chonghanganiye hipthari nokmiba maithonga loinana mapuroibagi mathada tapna changsilli
ꯃꯥꯔꯁꯟꯁꯨ ꯌꯥꯎꯋꯜꯂꯛꯄꯗ ꯅꯨꯄꯤ ꯃꯥꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯛꯏ꯫ ꯃꯤꯀꯨꯞꯇꯨꯗ ꯐꯥꯎꯕ ꯆꯣꯡꯂꯤꯕ ꯃꯤꯍꯨꯜꯒꯤ ꯈꯣꯡꯖꯦꯜꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛꯁꯨ ꯌꯥꯡꯈ꯭ꯔꯦ꯫ ꯆꯤꯡꯅꯕ ꯄꯣꯛꯂꯨꯗꯦ ꯅꯨꯄꯤꯗꯣ, ꯑꯀꯤꯕꯁꯨ ꯂꯩꯔꯨꯗꯦ꯫ ꯃꯥꯅꯁꯨ ꯍꯟꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯀꯣꯟꯁꯤꯟꯖꯩ꯫ ꯍꯌꯦꯡ ꯍꯥꯏꯕ ꯅꯨꯃꯤꯠꯇꯨꯒꯤ ꯈꯜꯂꯨꯗꯦ ꯃꯤꯀꯨꯞꯁꯤꯗ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯅꯤ꯫ ꯑꯌꯨꯛ ꯍꯦꯛ ꯍꯧꯒꯠꯄꯒ ꯀꯥꯏꯕ ꯌꯥꯗ꯭ꯔꯕ ꯃꯊꯧꯗꯨ ꯇꯧꯏ꯫ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯕꯗ ꯏꯔꯨꯁꯨ ꯑꯗꯨꯝ ꯂꯨꯊꯣꯛꯂꯦ꯫ ꯂꯣꯏꯔꯕꯗ ꯃꯁꯥꯒꯤ ꯇꯧꯒꯗꯕ ꯁ꯭ꯀꯤꯟ ꯀꯦꯌꯔꯁꯨ ꯇꯧꯊꯣꯛꯂꯦ꯫ ꯂꯣꯏꯅ ꯂꯣꯏꯔꯀꯥꯟꯗ ꯆꯥꯔꯖ ꯇꯧꯗꯨꯅ ꯊꯝꯂꯤꯕ ꯐꯣꯟꯗꯨ ꯂꯧꯗꯨꯅ ꯅꯨꯄꯥꯗꯨꯗ ꯐꯣꯟ ꯇꯧꯏ꯫ ꯁꯤꯟꯊꯥꯗꯣ, ꯂꯣꯌꯥꯁꯨ ꯃꯥꯔꯁꯟꯅ ꯉꯟꯅ ꯄ꯭ꯔꯣꯖꯦꯛ ꯑꯃꯒꯤ ꯃꯇꯥꯡꯗ ꯆꯠꯊꯣꯛꯂꯨꯁꯤ ꯍꯥꯏꯅꯈꯤꯕꯅ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯐꯣꯇꯣ ꯈꯔ ꯀꯥꯞꯂꯝꯕꯅꯤ꯫ ꯂꯣꯏꯔꯒ ꯅꯨꯄꯤꯗꯨꯗ ꯐꯣꯟ ꯇꯧꯒꯦ ꯈꯟꯗꯨꯅ ꯃꯇꯥꯡ ꯆꯥꯅ ꯁꯤꯟꯊꯥꯒꯤ ꯐꯣꯟ ꯂꯥꯛꯄꯗꯨꯗ ꯐꯠ ꯑꯗꯨꯝ ꯄꯥꯏꯈꯠꯂꯦ꯫ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯥꯏ ꯀ꯭ꯋꯤꯟ, ꯁꯤꯟꯊꯥ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯒꯨꯗ ꯃꯣꯔꯅꯤꯡ ꯇꯥꯃꯣꯆꯥ ꯅꯨꯡꯁꯤꯕ꯫ ꯅꯣꯡꯉꯥꯟꯕꯗ ꯅꯪꯒꯤ ꯁꯛꯇꯝ ꯎꯕꯁꯤꯗꯤ ꯊꯃꯣꯏꯁꯦ ꯅꯨꯡꯉꯣꯜꯂꯤ, ꯄꯨꯝꯅꯧ ꯍꯦꯛ ꯅꯧꯏ꯫ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯅꯨꯄꯤꯗꯣ, ꯂꯣꯌꯥ ꯁꯤꯟꯊꯥꯕꯨ ꯌꯦꯡꯗꯨꯅ꯫ ꯑꯗꯨ ꯊꯣꯏ, ꯃꯔꯝ ꯃꯣꯛꯄꯅꯤ꯫ ꯇꯥꯃꯣꯆꯥꯅ ꯂꯥꯛꯄꯗ ꯅꯪꯅ ꯑꯄꯥꯝꯕ, ꯆꯥꯅꯤꯡꯕ, ꯁꯦꯠꯅꯤꯡꯕ ꯗ꯭ꯔꯦꯁ ꯂꯣꯏꯅ ꯂꯩꯕꯤꯗꯣꯏꯅꯤ꯫ ꯅꯣꯏ ꯅꯅꯝꯁꯤꯗꯣ ꯐꯖꯅ ꯂꯩꯃꯤꯟꯅꯧ꯫ ꯅꯣꯏ ꯌꯥꯝꯕꯨꯡꯒꯤ ꯋꯥꯈꯜꯁꯦ ꯑꯔꯦꯞꯄ ꯑꯃ ꯂꯩꯇ꯭ꯔꯤꯕꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ, ꯑꯗꯨꯅ ꯃꯥꯁꯨ ꯅꯨꯡꯉꯥꯏꯐꯝ ꯈꯪꯂꯣꯏ꯫ ꯁꯤꯒꯨꯝꯕ ꯇꯥꯟꯖꯥꯁꯤꯗ ꯅꯪꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩ, ꯒ꯭ꯌꯥꯟ ꯇꯥꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏ ꯇꯥꯃꯣꯆꯥ, ꯑꯩꯁꯨ ꯈꯪꯉꯤ꯫ ꯉꯔꯥꯡꯗꯤ ꯌꯥꯝꯕꯨꯡꯗꯣ ꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯅꯤ ꯃꯥꯔꯁꯟꯁꯨ ꯃꯤ ꯍꯥꯟꯅ ꯐꯖꯅ ꯅꯨꯡꯁꯤꯅꯖꯔꯝꯕꯗꯨꯗ ꯐꯠ ꯍꯦꯛꯇꯣꯛꯄ ꯉꯝꯗꯗꯅ ꯇꯧꯖꯔꯤꯅꯤ꯫ ꯅꯨꯄꯤꯗꯨꯅꯁꯨ ꯀꯥꯏꯍꯧꯕꯒ, ꯑꯗꯨꯅ ꯂꯦꯟꯁꯨ ꯁꯤꯗꯕ, ꯆꯩꯁꯨꯁꯨ ꯇꯦꯛꯇꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯁꯤꯗ ꯅꯪꯅ ꯍꯣꯏꯕ ꯇꯥꯃꯣꯆꯥ, ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯏꯌꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯊꯣꯡꯅꯕ ꯇꯧꯔꯒꯦ꯫ ꯅꯪꯁꯨ ꯏꯃꯨꯡꯒꯤ ꯀꯩꯀꯩ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯈꯔ ꯄꯥꯡꯁꯤꯟꯕꯤꯔꯨꯁꯣ꯫ ꯁꯤꯟꯊꯥꯁꯨ ꯍꯣꯏ ꯍꯥꯏꯔꯝꯗꯨꯅ ꯁꯨꯒꯠꯂꯝꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯂꯣꯌꯥꯁꯨ ꯃꯇꯧꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯩꯍꯧꯏ꯫ ꯂꯩꯃ ꯅꯤꯡꯊꯦꯝ ꯑꯅꯤꯗꯣ ꯀꯥꯗ ꯋꯥꯔꯤ ꯇꯧꯏ꯫ ꯂꯩꯃꯅ, ꯁꯝꯈ꯭ꯌꯥ, ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯩꯕꯅꯗꯤ ꯀꯌꯥꯝ ꯀꯨꯏꯅ ꯌꯥꯒꯅꯤ? ꯅꯆꯥꯅ ꯃꯧꯗꯤ ꯑꯗꯨꯃꯛ ꯇꯞꯅ ꯅꯛꯁꯤꯜꯂꯛꯄꯗꯨꯗꯤ ꯑꯔꯥꯏꯕꯅꯤ꯫ ꯃꯔꯛꯁꯤꯗ ꯂꯨꯔꯤꯕꯁꯤ ꯂꯟꯆꯦꯟꯕꯤꯅꯤ꯫ ꯂꯝꯕꯤ ꯇꯣꯉꯥꯟꯈ꯭ꯔꯕ, ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯍꯣꯡꯈ꯭ꯔꯕ ꯃꯥꯅ ꯁꯨꯝ ꯁꯅꯥꯗ ꯌꯦꯠꯇꯨꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯐꯕ ꯅꯠꯇꯦ꯫ ꯅꯤꯡꯊꯦꯝ ꯁ꯭ꯇꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ꯫ ꯃꯥꯁꯨ ꯋꯥꯈꯜꯗꯨꯃꯛ ꯈꯜꯂꯤꯕꯅꯤ꯫ ꯅꯤꯡꯊꯦꯝ ꯇꯞꯊꯅ, ꯀꯔꯤ ꯋꯥꯈꯜꯅꯣ ꯈꯪꯗꯦ ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤ꯫ ꯅꯨꯄꯤꯅꯤ, ꯂꯩꯁꯥꯕꯤꯁꯨ ꯅꯠꯇꯦ꯫ ꯅꯤꯡꯊꯤꯅ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯗꯅ ꯃꯌꯨꯝꯗꯣ ꯄꯥꯟꯕ ꯌꯥꯏ꯫ ꯋꯥꯈꯜ ꯑꯣꯟꯊꯣꯛꯅꯁꯨ ꯍꯦꯛ ꯌꯥꯎꯃꯟꯗ꯭ꯔꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯃꯒꯨꯟ ꯍꯥꯏꯕꯗꯣ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯃꯁꯥꯗꯨꯗ ꯄꯛꯇꯦꯗ꯫ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯃꯅꯦꯝꯗꯨꯅ ꯀꯔꯤꯁꯨ ꯉꯥꯡ ꯆꯩꯗꯅ ꯇꯧꯗ꯭ꯔꯕ ꯖꯥꯠꯂꯥ? ꯀꯔꯥꯏꯗꯒꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯃꯅꯦ ꯃꯀꯨꯅ ꯉꯥꯡꯂ ꯆꯩꯔꯦ ꯍꯥꯏꯗꯅ ꯏꯀꯥꯏ ꯈꯪꯂꯒ ꯀꯤ ꯍꯪꯒꯣꯏꯅ ꯆꯠꯂꯝꯗꯧꯕ ꯅꯨꯄꯤꯒ ꯅꯠꯇꯦꯗ꯫ ꯐꯅ ꯌꯥꯝꯅ ꯐꯅꯕ ꯁꯦꯝꯗꯣꯛꯂꯁꯨꯅꯦ, ꯃꯄꯨꯟꯁꯤꯒꯤ ꯐꯔꯔꯣꯏꯗꯕ ꯃꯤꯅꯤ꯫ ꯃꯤ ꯑꯃꯅ ꯐꯠꯂꯣꯏ ꯌꯥꯎꯅ ꯐꯠꯂꯛꯇ꯭ꯔꯒꯕꯨ ꯀꯔꯤ ꯎꯄꯥꯏ ꯂꯩꯒꯦ? ꯃꯁꯥꯅ ꯃꯁꯥꯒꯤ ꯑꯁꯣꯏꯕꯗꯣ ꯂꯥꯜꯂꯦ ꯈꯪꯖꯔꯛꯇ꯭ꯔꯤꯐꯥꯎ ꯌꯥꯔꯔꯣꯏꯗꯧꯕꯅꯤ꯫ ꯁꯤꯗ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯔꯝꯗ ꯅꯩꯅꯔꯨꯕꯒꯤ ꯊꯣꯏꯅ ꯀꯥꯟꯅꯕ ꯂꯩꯇꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯆꯥꯁꯤ ꯃꯥꯕꯨ ꯄꯨꯡꯀꯥꯎ ꯀꯥꯎꯊꯣꯛꯍꯟꯅꯕ ꯎꯄꯥꯏ ꯑꯃ ꯊꯤꯕ ꯇꯥꯕꯅꯤ꯫ ꯃꯃꯥꯡꯗ ꯑꯣꯏꯈꯤꯕ ꯏꯆꯥꯒꯤ ꯄꯨꯟꯁꯤꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯕꯗꯤ ꯈꯟꯕꯗ ꯑꯩ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯇꯨꯝꯊꯕ ꯉꯝꯗꯦ ꯁꯟꯈ꯭ꯌꯥ꯫ ꯅꯤꯡꯊꯦꯝ ꯂꯩꯃꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯌꯥꯔꯦꯅꯦ ꯃꯃꯥ ꯅꯪꯕꯣ꯫ ꯑꯍꯜ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯁꯣꯟꯊꯔꯕꯗꯤ ꯏꯆꯥ ꯏꯃꯧꯁꯤꯡꯗꯤ ꯀꯝꯗꯧꯅꯤ? ꯑꯊꯨꯕ ꯃꯇꯝꯗ ꯏꯆꯥꯁꯦ ꯑꯩꯈꯣꯏꯅ ꯑꯑꯣꯟꯕ ꯑꯍꯣꯡꯕ ꯑꯃ ꯄꯨꯔꯛꯄ ꯉꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯁꯤꯗ ꯊꯣꯏꯅꯁꯨ ꯈꯟꯖꯤꯜꯂꯣꯏꯁꯤ, ꯋꯥꯁꯤꯜꯂꯣꯏꯁꯤ꯫ ꯂꯥꯏꯒꯤ ꯅꯣꯡꯗꯝ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤꯗ꯫ ꯂꯩꯃ ꯇꯥꯔꯛꯀꯦ ꯇꯧꯔꯤꯕ ꯃꯄꯤꯗꯣ ꯐꯤꯖꯦꯗꯨꯅ ꯇꯩꯊꯣꯛꯏ꯫ ꯍꯣꯏ, ꯇꯥꯏꯕꯪꯕꯨ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯥꯕꯨꯗꯤ ꯆꯦꯠꯅ ꯊꯃꯣꯏꯗ ꯊꯥꯖꯕ ꯊꯝꯂꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯑꯃꯁꯨ ꯂꯩꯔꯤ꯫ ꯃꯆꯥꯒꯤ ꯃꯥꯏꯊꯣꯡꯗ ꯎꯔꯤꯕꯁꯤꯡꯗꯨꯒ ꯈꯟꯖꯤꯜꯂꯨꯔꯕꯗꯤ ꯃꯥꯔꯁꯟꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯔꯤꯕꯤ ꯂꯩꯁꯤꯍꯦꯟꯕꯤꯕꯨ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯂꯩꯁꯤꯍꯦꯟꯕꯤꯅ ꯃꯄꯨꯔꯣꯏꯕꯕꯨ ꯑꯅꯧꯕ ꯃꯌꯣꯟ ꯑꯃꯗ ꯂꯝꯖꯤꯡꯈꯤꯅꯤ ꯍꯥꯏꯕꯁꯨ ꯃꯥ ꯃꯨꯟꯅ ꯈꯪꯏ꯫ ꯊꯥꯖꯕꯗꯨꯅ ꯎꯔꯛꯄꯗ ꯅꯣꯛꯐꯦꯠ ꯇꯧꯈꯤ ꯆꯤꯟꯕꯥꯜꯗꯣ꯫ ꯁꯝꯈ꯭ꯌꯥ, ꯑꯩꯈꯣꯏꯅ ꯔꯥꯅꯤꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯏꯃꯧ ꯑꯣꯏꯅ ꯂꯧꯔꯤꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯆꯨꯝꯂꯕ ꯈꯣꯡꯊꯥꯡꯅꯤ꯫ ꯅꯆꯥꯒꯤ ꯉꯔꯥꯡꯒꯤ ꯃꯑꯣꯡꯗꯣ ꯁꯝꯈ꯭ꯌꯥꯁꯨ ꯑꯃꯨꯛꯇ ꯅꯤꯡꯁꯤꯡꯗꯨꯅ ꯌꯦꯡꯕꯤꯌꯨꯅꯦ꯫ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯔꯤꯕ ꯅꯨꯄꯤꯁꯤ
ꯀꯥ ꯍꯦꯟꯅ ꯅꯠꯇ꯭ꯔꯕꯁꯨ ꯃꯥꯒꯤ ꯊꯃꯣꯏꯅ ꯈꯔ ꯃꯈꯩꯗꯤ ꯅꯨꯡꯁꯤꯕꯒꯤ ꯃꯇꯧꯅꯤ꯫ ꯈꯨꯗꯛꯇ ꯃꯤ ꯑꯃꯕꯨ ꯃꯄꯥꯟ ꯂꯩꯇ ꯅꯨꯡꯁꯤꯌꯣ ꯍꯥꯏꯕꯗꯨꯗꯤ ꯀꯅꯥꯅꯁꯨ ꯌꯥꯕ ꯍꯧꯅꯗꯦ꯫ ꯑꯗꯨꯕꯨ ꯃꯇꯝ ꯆꯪꯂꯕꯁꯨ ꯆꯪꯅ ꯁꯣꯏꯗꯅ ꯏꯃꯧꯅ ꯅꯆꯥꯕꯨ ꯐꯥꯖꯤꯟꯈꯤꯅꯤ꯫ ꯑꯩꯈꯣꯏ ꯃꯇꯝꯗꯣ ꯋꯥꯔꯕꯁꯨ ꯋꯥꯅ ꯉꯥꯏꯔꯁꯤ꯫ ꯏꯃꯧꯗꯁꯨ ꯑꯩꯅ ꯌꯥꯔꯤꯃꯈꯩ ꯁꯅꯥꯒꯤ ꯋꯥꯈꯜ ꯑꯣꯟꯅꯕ ꯇꯧꯍꯟꯒꯦ꯫ ꯑꯗꯨꯕꯨ ꯅꯃꯧꯅ ꯂꯩꯃꯅ ꯋꯥꯗꯨ ꯃꯔꯛ ꯊꯠꯂꯤ꯫ ꯀꯨꯝꯍꯩ ꯌꯦꯡꯕꯗ ꯀꯜꯂꯨ ꯁꯝꯈ꯭ꯌꯥ, ꯅꯅꯥꯏ ꯅꯨꯄꯤꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯟꯖꯒꯦ꯫ ꯅꯃꯧꯁꯤ ꯑꯗꯨꯛ ꯍꯥꯛꯅ ꯋꯥꯈꯜ ꯌꯥꯎꯗꯕ ꯐꯠꯇꯕ ꯅꯨꯄꯤ ꯃꯆꯥ ꯅꯠꯇꯦ꯫ ꯌꯥꯝꯕꯣ, ꯑꯩꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯨꯔꯕ ꯇꯨꯡꯗ ꯃꯥꯅ ꯏꯆꯥ ꯑꯉꯥꯎꯕꯁꯤ ꯁꯣꯏꯗꯅ ꯁꯦꯝꯗꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯅꯤꯖꯔꯨꯔꯤꯕꯅꯤ꯫ ꯐꯖꯅ ꯋꯥꯔꯤ ꯁꯥꯕꯗ ꯃꯥꯁꯨ ꯁꯣꯏꯗꯅ ꯋꯥꯈꯜ ꯇꯥꯅꯤꯗ꯫ ꯅꯤꯡꯊꯦꯝꯁꯨ ꯂꯩꯃꯒꯤ ꯋꯥꯗꯨ ꯌꯥꯅꯤꯡꯕ ꯄꯣꯛꯏ꯫ ꯃꯥꯅ ꯐꯅ ꯃꯆꯥꯗ ꯉꯥꯡꯆꯩ ꯇꯧꯗꯨꯅ ꯈꯨꯠ ꯊꯥꯔꯕꯁꯨ ꯁꯤꯡꯅꯔꯨꯔꯕꯁꯨ ꯑꯗꯨꯅ ꯍꯦꯟꯅ ꯃꯆꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯒꯅꯤ꯫ ꯑꯗꯨꯒꯤ ꯃꯍꯨꯠ ꯃꯃꯧꯅ ꯑꯣꯏꯅ ꯃꯄꯨꯔꯣꯏꯕꯕꯨ ꯌꯦꯡꯁꯤꯟꯖꯕꯅ ꯐꯩ꯫ ꯃꯅꯦꯝ ꯑꯣꯏꯔꯤꯕꯤ ꯃꯥꯅ ꯑꯣꯏꯅ ꯀꯨꯞꯊꯅ ꯋꯥꯔꯤꯁꯨ ꯁꯥꯍꯟꯅꯤꯡꯉꯤ꯫ ꯅꯤꯡꯊꯦꯝꯅ, ꯐꯔꯦ ꯃꯃꯥ, ꯅꯪꯅ ꯁꯤꯅ ꯐꯩ ꯐꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯂꯣ꯫ ꯑꯩꯅꯁꯨ ꯅꯪꯒꯤ ꯇꯨꯡꯗ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯂꯦꯞꯇꯨꯅ ꯅꯪꯅ ꯊꯥꯡꯒꯗꯧꯔꯤꯕ ꯈꯣꯡꯊꯥꯡꯗꯣ ꯃꯄꯨꯡ ꯐꯥꯅꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯁꯦ ꯆꯅꯨꯒ ꯇꯣꯝꯊꯤꯟꯒꯁꯨ ꯎꯅꯒꯗꯕꯅꯤ꯫ ꯇꯣꯝꯊꯤꯟꯗꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯥꯅ ꯅꯨꯡꯉꯥꯏꯈꯤꯗꯕ ꯑꯗꯨꯒꯨꯝꯅ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯐꯥꯎꯍꯟꯅꯤꯡꯗꯕꯅ ꯆꯅꯨꯕꯨ ꯇꯉꯥꯏ ꯐꯗꯅ ꯎꯅꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯅꯨꯗꯤ ꯀꯨꯏꯅ ꯃꯪꯖꯔꯛꯄ ꯄꯨꯟꯁꯤꯒꯤ ꯑꯆꯧꯕ ꯃꯪꯂꯥꯟ ꯑꯃ ꯃꯪꯐꯥꯎꯅꯔꯛꯄꯒꯨꯝ ꯃꯁꯥꯗꯨ ꯏꯔꯥꯡ ꯂꯥꯡꯉꯤ, ꯏꯇꯥꯎ ꯇꯥꯎꯖꯩ꯫ ꯊꯣꯏꯍꯦꯟꯕꯤꯁꯨ ꯃꯇꯥꯒꯤ ꯑꯗꯨꯛ ꯃꯀꯥ ꯂꯥꯡꯕ ꯃꯤꯅꯣꯛꯇꯣ ꯃꯥꯡꯍꯟꯅꯤꯡꯕ ꯐꯥꯎꯔꯨꯗ꯭ꯔꯦ꯫ ꯉꯁꯥꯏ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯊꯣꯏꯍꯦꯟꯕꯤ ꯍꯣꯏꯗ ꯂꯥꯛꯂꯤꯕꯅꯤ ꯀꯦꯅꯕ ꯍꯥꯏꯗꯨꯅ꯫ ꯅꯨꯄꯥꯗꯨꯅ ꯂꯩꯁꯤꯍꯦꯟꯕꯤꯗ ꯄꯥꯝꯃꯤ ꯍꯥꯏꯈꯤꯕ ꯃꯆꯨꯗꯨꯃꯛꯅꯤ ꯃꯥꯅ ꯆꯞ ꯃꯥꯟꯅꯕ ꯑꯃ ꯂꯩꯗꯨꯅ ꯁꯦꯠꯂꯤꯕ꯫ ꯁꯕꯥꯟꯗꯨꯗꯤ ꯁꯦꯠꯂꯤꯕꯁꯤꯡꯗꯨ ꯄꯛꯆꯗꯕ ꯐꯖꯗꯕꯗꯤ ꯇꯧꯗꯦ ꯍꯥꯏꯕꯕꯨ ꯊꯣꯏꯍꯦꯟꯕꯤꯗꯤ ꯈꯔ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯊꯣꯏꯍꯦꯟꯕꯤꯅ, ꯐꯥꯔꯁ ꯗꯦꯠꯇꯕꯨ ꯅꯨꯄꯤ ꯑꯃꯗ ꯄꯥꯝꯃꯤ ꯍꯥꯏꯈꯤꯕ ꯃꯆꯨ ꯗ꯭ꯔꯦꯁꯤꯡ ꯁ꯭ꯇꯥꯏꯜꯗꯣ ꯁꯦꯠꯇꯧꯔꯤꯕꯅꯤꯅꯦ ꯃꯤꯔꯣꯟ ꯊꯨꯡꯗꯕꯤ ꯅꯪ꯫ ꯁꯤꯕꯨ ꯀꯩꯗꯧꯒꯦ? ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯉꯥꯎꯔꯛꯅꯕꯅꯤ꯫ ꯃꯥꯅ ꯄꯥꯝꯖꯕ, ꯃꯥꯅ ꯍꯥꯏꯕ ꯏꯟꯕ ꯅꯨꯄꯤꯅꯤ ꯅꯆꯦꯅ ꯑꯣꯏꯈꯥꯏꯒꯦ ꯈꯜꯂꯤꯁꯦ꯫ ꯀꯣꯏꯐꯥꯎ ꯀꯣꯏꯅꯗ꯭ꯔꯤ꯫ ꯔꯣꯃꯥꯟꯁꯇꯤ ꯆꯍꯤ 8-9 ꯅꯨꯡꯁꯤꯅꯔꯛꯄ, ꯊꯃꯣꯏ ꯇꯤꯟꯅꯔꯒ ꯑꯃꯅ ꯑꯃꯒꯤ ꯑꯄꯥꯝ ꯄꯥꯝꯗꯒ ꯂꯣꯏꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯅꯕ ꯏꯪꯒꯤꯠꯇ ꯆꯠꯅꯕꯩ ꯃꯑꯣꯡꯅꯤꯅꯦ꯫ ꯌꯥꯔꯦꯍꯦ, ꯉꯥꯡꯗꯅ ꯂꯩꯔꯅꯨ꯫ ꯑꯩ ꯊꯤꯕ ꯌꯥꯕ ꯅꯠꯇꯦ꯫ ꯍꯦꯌꯔ ꯁ꯭ꯇꯥꯏꯜꯁꯦ ꯈꯔ ꯐꯖꯅ ꯇꯧꯕꯤꯌꯨ꯫ ꯊꯣꯏꯍꯦꯟꯕꯤꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯁꯝꯗꯨ ꯇꯞꯅ ꯇꯞꯅ ꯁꯦꯝꯕꯤꯕ ꯍꯧꯏ꯫ ꯁꯦꯝꯅ ꯏꯕꯦꯝꯃ, ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯥꯅꯤ꯫ ꯍꯥꯞꯂꯨꯕ ꯄꯥꯇ꯭ꯔꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯛꯂꯣꯟ ꯃꯈꯜ ꯂꯧꯕ ꯉꯝꯕ ꯅꯁꯥꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯃꯇꯧ, ꯐꯤꯖꯦꯠ, ꯋꯥꯍꯩ ꯋꯥꯇꯥꯅ ꯅꯪꯒꯤ ꯂꯥꯡꯗ ꯊꯨꯍꯟꯒꯗꯕꯅꯤ꯫ ꯅꯨꯄꯥꯗꯨꯅ ꯅꯨꯄꯤ ꯑꯃꯗ ꯇꯧꯍꯟꯕ ꯄꯥꯝꯕꯗꯣ ꯅꯪꯅ ꯀꯣꯄꯤ ꯇꯧꯁꯤꯟꯕ ꯍꯥꯏꯁꯦ ꯅꯁꯥꯒꯤ ꯁꯦꯜꯐ ꯔꯦꯁꯄꯦꯛ ꯃꯥꯡꯍꯟꯖꯕ ꯀꯧꯏ꯫ ꯅꯨꯄꯥꯗꯨꯅꯁꯨ ꯇꯌꯥꯡ ꯂꯧꯔꯒ ꯎꯁꯤꯜꯂꯛꯑꯣꯏꯗꯣꯏꯅꯦ꯫ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜꯒꯤ ꯔꯥꯒꯗ ꯇꯥꯎꯔꯤꯉꯩ ꯃꯃꯥꯟꯅꯕꯤꯗꯨꯅ ꯍꯥꯏꯔꯤꯕꯗꯣ ꯂꯧꯁꯤꯟꯕ ꯁꯪꯂꯨꯗꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠ ꯃꯤꯡꯁꯦꯜꯗꯨꯗ ꯌꯦꯡꯗꯨꯅ ꯅꯣꯛꯃꯤ ꯑꯗꯨꯝ ꯇꯧꯖꯩ꯫ ꯃꯊꯟꯇ ꯋꯥꯈꯜꯗꯁꯨ ꯀꯅꯥ ꯇꯥꯍꯟꯗ ꯃꯗꯣꯝ ꯇꯨꯃꯤꯟ ꯁꯣꯟꯖꯩ ꯑꯉꯥꯎꯕꯤꯁꯦ꯫ ꯆꯍꯤ ꯀꯌꯥ ꯑꯩꯅ ꯂꯥꯏꯐꯝꯂꯦꯟ ꯁꯤꯟ ꯊꯨꯡꯅ ꯆꯠꯄꯗ ꯅꯪꯁꯦ ꯑꯩꯒꯤ ꯊꯃꯣꯏꯁꯤꯒꯤ ꯃꯄꯨ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯆꯠꯈꯤꯕꯗꯣ ꯉꯁꯤꯗꯤ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯥꯅ ꯊꯧꯖꯥꯟꯕꯤꯔ ꯃꯥꯜꯂꯤ꯫ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫ ꯅꯁꯨ ꯅꯆꯥ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯅꯨꯡꯁꯤꯒꯤ ꯆꯦꯠꯂꯕ ꯂꯪꯂꯥꯅ ꯇꯠꯄ ꯌꯥꯗ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕꯤꯌꯨꯀꯣ꯫ ꯄꯥꯝꯖꯔꯨꯕꯅꯤ ꯊꯃꯣꯏꯗꯨꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯁꯥꯒꯠꯈ꯭ꯔꯦ ꯃꯪꯂꯥꯟ ꯀꯌꯥꯗꯤ ꯃꯊꯟꯅꯇ꯫ ꯉꯥꯟꯊꯣꯏꯕ ꯃꯅꯥꯎꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯋꯥꯗꯤ ꯂꯣꯠꯅꯗꯦ ꯑꯅꯤꯗꯣ꯫ ꯉꯥꯟꯊꯣꯏꯕꯅ, ꯃꯤꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯕ ꯍꯥꯏꯕ ꯌꯥꯗꯦꯀꯣ ꯅꯥꯎ꯫ ꯅꯪꯅ ꯐꯅ ꯄꯥꯝꯗꯕ, ꯌꯥꯅꯤꯡꯗꯕ ꯂꯩꯔꯗꯤ꯫ ꯍꯣꯏ꯫ ꯉꯥꯟꯊꯣꯏꯕꯅ ꯃꯅꯝ ꯅꯝꯕꯤꯗꯨꯅ ꯊꯥꯗꯣꯔꯛꯂꯤ꯫ ꯆꯅꯨꯅ ꯍꯥꯟꯅ ꯍꯥꯏꯅꯈꯤꯕ ꯃꯐꯝꯗꯨꯗ ꯉꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯆꯣꯛꯊꯕꯁꯨ ꯂꯩꯇꯦ, ꯏꯀꯥꯏꯕꯁꯨ ꯄꯣꯛꯇꯦ꯫ ꯆꯦꯞꯊ ꯅꯨꯄꯥ ꯃꯥꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯃꯥꯔꯁꯟ ꯄꯥꯏꯈꯣꯝꯕ ꯂꯣꯌꯥ ꯑꯍꯨꯝꯗ ꯍꯧꯅꯗꯨꯅ ꯕ꯭ꯔꯤꯛꯐꯤꯜ ꯅꯨꯡꯁꯤꯊꯦꯜ ꯈꯨꯟꯗ ꯂꯩꯔꯤꯗꯨꯗ ꯂꯥꯛꯏ꯫ ꯃꯔꯨꯞ ꯑꯍꯨꯝꯒꯤ ꯃꯔꯤ ꯆꯠꯆꯤꯟꯃꯟꯕꯅ ꯃꯈꯣꯏꯅ ꯇꯧꯖꯔꯨꯕ ꯄꯨꯝꯕ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅꯁꯨ
mai paktunata ngasi phawba lakli. Brickfield sisu makhoi ahum punna sagat minakibani. Sinataba atopa kaya masu leiri. Gari manungda ahum da wari tawi. Loyana. Handag aikoina nang na hangdori ba store shidi. City room do ina hangnaba tawshi. Aduna hena aikoi da profit lakani. Paikho mana. Nang na hari do suye. Adabu hauji aikoina chatli ba mpham sida. Hang bastu thoidong na kaida bra haina khali. Maramdi lamdu da achobu dukan ching leibagi mamitade. Dress na chingba yonba maung maril tabasu thengnadi. Lamdam dugi miyoi singna nongmagi changdaba yadaba sing lapna chattuna leinabagi mamitai. Aduna mafamduda pochai sing suna phanganba. Staff sing so lamdugi lairik laisugi mangal khara uba miyoi sing thamduna chalaibasu kahina profit laigani. Atopa lamgi midi hapkamsi. Shubham nongpham khangdana mahima singdi khara tamshiluraga lairiba nupam chanupi macha singda aikoina thabak pibani hena phagadra haina khale. Martian so paikhomba ki wadu yaningi. City dadi achoba mall amasu makhoi gi leiri. Astumna hai thabak khullomda achoba store ama hangdokpa haibasi makhoi da su kanagani amadi lamdam duki praja sing so khara khajikti saphagani khalle. Martian na paikhomban hairise aisu yaningi. Aikoina chatpa matam dusu makhoi gi khuldu khaknati. Thangnariba khulamani do dukan gumba achoba mawong maril tabum ta thingnadriduni. Aduna aikoina ahan boina hawdoktoini kandi adhubada khundugi mi singda hairaga semgatna batawrsi city da de aikoi gi so makhal leiri sida su muktawrga kanai kanade yengsi. Loya so makhoina hairiba wado yaningbana marai tawrudi ayamba matamda asumna wari watai khanaraga thabak khuding paikhatpana ngasi phawba mai paktuna lakpani. Paikhombana malomda su school ama sagatpagi wakhanabada engineer ama phajana hana tanadaba yaroi adugi wasu phajana ngasi khanaraga haying hangchit kumba matam ngai kai thoklaga chalunaba tawsi thintaba kanadi chehi ani homsi ki manungda hongnaba tawgadabani. Loya thabaki oiba wari so aduk sangba lambi thorakpada saduna leibaduda boring churaklabra khangde. Aikhoi homse Tabak tauri kanda isagi tawtobu punchigadi khanba nateniko. Hayeng silna yadama matangdu lakpadari matha aroi bishani he. Haina RK gi rasikang sibudi mayumda matu phachabi ama khilla leiramni na kaidi. Aduisu tungi kari planning khara khanaba nadi phabani. Paikhombana hai so haibani punchi se tabak ana tawringai nahawai bagi nungai ba kaidudi mangrabani. Khallu raga yam pendida. I saw no PM today, Handang Batangchi the Koho de Adri. Wari tauringi, Martian phone during lai. Gari mamang tambana, ahum the loina ui. Sep tauriba number to ubada. Martian a pai kitringi, loyana pad oki. Hello? Yambo. Ibema, Nangina maidu the gisaun machet ama paga hapadine. Light in the liradana, who in a pautanari. Low the Nangina minga, photoga tetpa. Low hida kap na dress yani. Tingam the taribo. Kaino. No be more a girl, my do butun the bandro. Ngang liba konduda. Martian suklap loya de yingi. Adabu loya de loyani. Ibima. Nupa kudingi. Sadong pizza topluraga. Kudi thiba nupa duda. Namlay lay with the lobirido. Narai bak to sabring brio. Nupi oridine. Karasulim the layo. Parasupatrasu. Nawang panglabanatro. Naram chatuga. Paman krabani. Panashuti na ngangi, aduk ikai khangri do bagaino. Ay na nang nalam da dawani. Ay waramadine, nahan na laikrak ahoba mathiraga changjakrani. Lanjen bisu sawgalai. Kariwang sangang no, namana pa na warak taba mapanthok pada, ay nguna tarokano, khanglabra. Aduga mawangang dudi, ayam na ngang doba. Mapanthok taba laway macha. Hey, impal no pinam TV. Shakil hen puri na hina mamaltang bi. Hoyni, ay budi warak dre. Aduy wangang sangang pazadre. Ima baba na ningthi na warak pi basana ibe madi lamjato yam o leina dinaga pa amdong mali kharasu karim na duna noklaga nang no padu khanbada yam nungai bidi mayam gi ngamok oidana naiba yaba khai naiba saruraga phara leshin bi nawa da ma phangledi tumin leirona aina haibade adusu nati naram chat mata duga aphawa su pamdana minung shi janna na leijari shida amuk chayet nariba Nasak to thiri matik na day jadi. Nangama, chalo. Ay koy dagi khara pangba ma yengo.
ꯐꯪꯗ꯭ꯔꯕ ꯅꯪꯅ ꯏꯀꯥꯏꯕ ꯈꯪꯕꯒꯤ ꯁ꯭ꯇꯦꯖ ꯀꯗꯣ ꯂꯥꯛꯑꯕ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯁꯤꯅꯤꯡꯕ ꯐꯥꯎꯔ ꯉꯝꯗ꯭ꯔꯗꯤ ꯍꯨ ꯂꯤꯛꯂꯤ ꯑꯃ ꯒꯤꯐ ꯇꯧꯕ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯐꯣꯟꯗꯣ ꯐꯠ ꯀꯛꯏ ꯂꯟꯆꯦꯟꯕꯤ ꯂꯣꯌꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯅ ꯏꯀꯥꯏꯕꯁꯨ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯏ ꯇꯁꯦꯡꯅ ꯄꯥꯏꯈꯣꯝꯕꯗꯤ ꯃꯥꯔꯁꯟꯒꯤ ꯃꯥꯏꯊꯣꯡꯗ ꯑꯍꯣꯡꯕ ꯀꯔꯤ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯌꯦꯡꯅꯕ ꯂꯥꯛꯅꯩ ꯃꯍꯧꯁꯥꯅ ꯂꯟꯆꯦꯟꯕꯤꯕꯨ ꯍꯨꯟꯗꯨꯅ ꯆꯩꯉꯥꯡ ꯇꯧꯕ ꯅꯨꯄꯥ ꯃꯥꯒꯤ ꯑꯁꯥꯎꯕꯤꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯩꯒꯨꯝꯕ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯨꯅ ꯂꯣꯌꯥꯗ ꯃꯈꯨꯠ ꯌꯥꯎꯔꯛꯇꯦ ꯃꯔꯩ ꯇꯧꯔꯛꯇꯦ ꯇꯨꯃꯤꯟ ꯊꯧꯐꯝ ꯊꯣꯛꯄ ꯒꯥꯔꯤꯗꯨ ꯊꯧꯏ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏꯗꯨꯅ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯏꯪꯊ ꯇꯞꯊꯅꯕ ꯍꯣꯠꯅꯗꯨꯅ ꯑꯍꯣꯡꯕ ꯑꯑꯣꯟꯕ ꯅꯥꯏꯍꯟꯗꯨꯅ ꯀꯥꯎꯊꯣꯛꯄ ꯇꯝꯂꯒꯦ ꯂꯦꯞꯂꯨꯕꯅꯤ ꯑꯗꯨꯕꯨ ꯌꯥꯍꯟꯗ꯭ꯔꯦ ꯆꯅꯨꯅ ꯁꯦꯠꯂꯛꯂꯤꯕ ꯐꯤꯖꯣꯜꯗꯨꯗ ꯅꯤꯡꯁꯤꯡꯂꯛꯏ ꯍꯧꯈ꯭ꯔꯕ ꯅꯨꯃꯤꯠ ꯑꯃ ꯂꯩꯁꯤꯍꯦꯟꯕꯤꯒꯤ ꯕꯔꯊꯗꯦ ꯇꯥꯏ ꯍꯥꯏꯗꯨꯅ ꯃꯦ 15ꯗ ꯕꯦꯕꯤ ꯄꯤꯡ ꯃꯆꯨꯒꯤ ꯀ꯭ꯔꯣꯞ ꯁ꯭ꯇꯣꯞ ꯑꯃꯒ ꯅꯤꯌꯣꯟ ꯃꯆꯨꯒꯤ ꯃꯨꯀꯥ ꯐꯅꯦꯛ ꯑꯃꯒ ꯍꯥꯏ ꯍꯤꯜꯁ ꯔꯦꯗ ꯀꯂꯔ ꯑꯃꯒ ꯄꯤꯈꯤꯕꯅꯤ ꯅꯨꯄꯤꯗꯨꯅ ꯁꯦꯠꯄ ꯌꯦꯡꯅꯤꯡꯕꯒꯤ ꯅꯨꯄꯤꯒꯤ ꯀꯂꯔ ꯀꯝꯕꯤꯅꯦꯁꯟꯗꯤ ꯀꯥ ꯍꯦꯟꯅ ꯈꯪꯂꯨꯕꯁꯨ ꯑꯣꯏꯗꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯄꯤꯗꯨꯗ ꯁꯦꯠꯇꯣꯔꯛꯄ ꯈꯨꯗꯤꯡꯗꯤ ꯄꯛꯆꯗꯕ ꯐꯖꯗꯕ ꯂꯩꯇꯦ ꯍꯥꯏꯅ ꯋꯥꯈꯜꯗ ꯈꯟꯕꯅ ꯃꯥꯅ ꯄꯥꯝꯅ ꯁꯦꯠꯍꯟꯅꯤꯡꯕꯗꯨ ꯂꯩꯗꯨꯅ ꯄꯤꯈꯤꯕꯅꯤ ꯈꯨꯗꯣꯜꯗꯨ ꯃꯄꯣꯛ ꯅꯨꯃꯤꯠ ꯑꯣꯏꯕꯒꯤꯔꯥ ꯂꯧꯁꯤꯟꯗꯕꯗꯤ ꯇꯧꯈꯤꯗꯦ ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯐꯥꯎꯕ ꯁꯦꯠꯂꯛꯄꯁꯨ ꯎꯖꯒꯦ ꯐꯪꯈꯤꯗꯦ ꯀ꯭ꯂꯥꯁ ꯂꯣꯏꯔꯛꯄꯒꯤ ꯊꯣꯛꯂꯛꯄꯗꯅꯤ ꯇꯣꯝꯊꯤꯟꯅ ꯂꯩꯁꯦꯟꯕꯤ ꯑꯝꯇ ꯉꯥꯏꯈꯨꯑꯣ ꯂꯩꯁꯤꯍꯦꯟꯕꯤꯁꯨ ꯑꯗꯨꯝ ꯍꯔꯥꯎ ꯍꯔꯥꯎ ꯈꯨꯝꯂꯛꯏ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯈꯟꯕꯅꯤ ꯃꯔꯨꯞ ꯑꯃꯒꯨꯝ ꯀꯩ ꯍꯥꯏꯒꯦ ꯚꯥꯏ ꯕꯔꯊꯗꯦ ꯅꯨꯃꯤꯠꯇꯨꯗꯗꯤ ꯌꯨꯅꯤꯠ ꯇꯦꯁ ꯂꯩꯕꯅꯤꯅ ꯄꯨꯟꯗ꯭ꯔꯦ ꯍꯟꯗꯛ ꯂꯥꯛꯄ ꯁꯟꯗꯦꯁꯤꯗ ꯀꯩꯅꯣꯝꯃ ꯄꯨꯟꯅ ꯆꯥꯃꯤꯟꯅꯁꯤ ꯅꯪ ꯊꯣꯏꯍꯦꯟꯕꯤ ꯆꯅꯨꯁꯨ ꯈꯔ ꯍꯧꯕꯤꯔꯣ ꯂꯩꯁꯤꯍꯦꯟꯕꯤꯁꯨ ꯇꯣꯝꯊꯤꯟꯅ ꯍꯥꯏꯔꯤꯗꯣ ꯒ꯭ꯌꯥꯟ ꯇꯥꯏ ꯍꯣꯏ ꯌꯥꯏꯌꯦ ꯚꯥꯏ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯪꯉꯒꯦ ꯍꯣꯔꯦꯟ ꯕꯥꯏꯑꯣꯒꯤ ꯇꯦꯁ ꯂꯩ ꯅꯣꯏꯒꯤ ꯁꯦꯛꯁꯟꯒꯤꯗꯤ ꯐꯥꯔꯁ ꯄꯤꯔꯦꯠꯇ ꯂꯣꯏꯔꯝꯃꯅꯤꯅꯦ ꯂꯣꯏꯈ꯭ꯔꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯁꯟꯗꯦꯗꯣ ꯁꯣꯏꯅꯨꯀꯣ ꯍꯣꯏ ꯑꯗꯣ ꯔꯤꯀ꯭ꯋꯦꯁ ꯑꯝꯇꯒ ꯍꯥꯏꯌꯣ ꯑꯩꯅ ꯅꯍꯥꯟ ꯄꯤꯈꯤꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯁꯦꯠꯂꯛꯑꯣꯕ ꯂꯩꯁꯤꯍꯦꯟꯕꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯝꯃꯤ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯁꯟꯗꯦ ꯅꯨꯃꯤꯠꯇꯨꯅꯤ ꯂꯩꯁꯤꯍꯦꯟꯕꯤꯁꯨ ꯇꯣꯝꯊꯤꯟꯅ ꯍꯥꯏꯈꯤꯕ ꯐꯤꯖꯣꯜꯗꯨ ꯁꯦꯠꯇꯨꯅ ꯂꯥꯛꯏ ꯅꯨꯄꯤꯁꯤꯡꯗꯨꯗꯤ ꯏꯆꯝ ꯆꯝꯅ ꯑꯆꯥꯄꯣꯠ ꯑꯃ ꯆꯥꯃꯤꯟꯅꯁꯦ ꯍꯥꯏꯕꯗꯨꯗ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯇꯣꯝꯊꯤꯟꯅ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯀꯦꯐꯦꯗꯨ ꯕꯨꯛ ꯇꯧꯗꯨꯅ ꯗꯦꯀꯣꯔꯦꯁꯟꯅꯆꯤꯡꯕ ꯄꯨꯝꯕ ꯇꯧꯕ ꯂꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯂꯩꯁꯤꯍꯦꯟꯕꯤ ꯇꯞꯅ ꯑꯁ ꯇꯜꯂꯦ ꯌꯥꯝꯅ ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯑꯆꯥꯄꯣꯠ ꯑꯃ ꯆꯥꯁꯦ ꯍꯥꯏꯔꯒ ꯁꯤꯂꯝꯃꯤ ꯂꯥꯡꯂꯝꯃꯤ ꯃꯌꯥꯝꯁꯤꯕꯨ ꯀꯩꯅꯣꯃꯤ ꯃꯤ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯅꯤ ꯅꯪ ꯅꯨꯡꯁꯤꯖꯗꯨꯅ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯅꯪꯁꯨ ꯈꯔꯗꯤ ꯈꯪꯕꯤꯕ ꯌꯥꯏ ꯃꯤ ꯌꯥꯝ ꯑꯣꯠꯄꯁꯦ ꯐꯠꯇꯕꯅꯤꯀꯣ ꯅꯨꯄꯤ ꯃꯉꯣꯟꯗ ꯑꯩꯅ ꯁꯨꯃꯥꯏ ꯁꯤꯜꯂꯣꯅ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯏꯀꯥꯏꯖꯩ ꯍꯥꯏꯕ ꯃꯃꯥꯟꯅꯕꯁꯨ ꯂꯣꯏ ꯁꯨꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯏ ꯑꯁ ꯇꯜꯂꯦꯍꯦ ꯑꯩꯗꯤ ꯌꯥꯝ ꯆꯪꯗꯣꯏꯒ ꯇꯣꯝꯊꯤꯟꯁꯨ ꯃꯇꯥꯡꯗꯨꯗ ꯊꯣꯛꯂꯛꯇꯨꯅ ꯅꯨꯄꯤꯁꯤꯡꯗꯨꯕꯨ ꯀꯧꯁꯤꯜꯂꯤ ꯂꯩꯁꯦꯟꯕꯤ ꯆꯅꯨ ꯀꯦꯔꯣꯂꯤꯟ ꯊꯣꯏꯍꯦꯟꯕꯤ ꯂꯥꯛꯑꯣ ꯆꯪꯉꯨ ꯀꯩꯅꯣ ꯑꯗꯨꯋꯥꯏꯗ ꯂꯦꯞꯄꯒ ꯂꯩꯔꯤꯗꯨꯕꯣ ꯆꯅꯨꯗꯤ ꯉꯁꯤꯒꯤ ꯕꯔꯊꯗꯦ ꯁꯦꯂꯦꯕ꯭ꯔꯦꯁꯟꯁꯤ ꯌꯥꯎꯅꯤꯡꯕꯗꯤ ꯇꯁꯦꯡꯅ ꯄꯣꯛꯇ꯭ꯔꯕꯅꯤ ꯀꯦꯔꯣꯂꯤꯟꯗꯤ ꯊꯃꯣꯏꯗ ꯁꯤꯡꯅꯕ ꯃꯤꯅꯣꯛ ꯑꯃ ꯇꯝꯈꯤ ꯑꯁꯤꯒꯨꯝꯕ ꯂꯩꯁꯤꯍꯦꯟꯕꯤꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯒꯤ ꯃꯤꯀꯨꯞꯁꯤꯡꯁꯤ ꯃꯥꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯂꯩꯇꯥꯐꯝ ꯈꯪꯗꯕ ꯃꯤꯀꯨꯞꯅꯤ ꯂꯩꯁꯤꯍꯦꯟꯕꯤ ꯇꯜꯂꯁꯨ ꯇꯟꯅ ꯂꯥꯛꯂꯕꯅꯤꯅ ꯆꯪꯂꯛꯂꯦ ꯇꯣꯝꯊꯤꯟꯗꯤ ꯃꯥꯅ ꯍꯥꯏꯈꯤꯕ ꯐꯤꯖꯣꯜꯗꯨꯃꯛ ꯅꯨꯄꯤꯗꯨꯅ ꯁꯦꯠꯂꯛꯄꯗꯨꯗ ꯇꯣꯝꯊꯤꯟ ꯅꯨꯄꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯦꯛꯀꯤ ꯗꯤꯖꯥꯏꯟꯁꯦ ꯄꯥꯝꯖꯔꯕ ꯌꯦꯡꯉꯨꯅꯦ ꯌꯥꯝ ꯄꯥꯝꯖꯔꯦ ꯑꯗꯣ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯕꯔꯊꯗꯦꯗꯤ ꯍꯦꯟꯁꯨ ꯍꯦꯟꯈ꯭ꯔꯦ ꯀꯥꯟꯅꯗꯕꯗ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯆꯠꯂꯝꯃꯅꯤ ꯆꯠꯇꯦꯗ ꯆꯍꯤ ꯑꯃꯗ ꯑꯃꯨꯛꯈꯛ ꯂꯥꯛꯄꯅꯦ ꯑꯦꯟꯖꯣꯏ ꯇꯧꯒꯗꯕꯅꯤ ꯌꯥꯔꯦ ꯅꯪ ꯄꯩꯁꯥꯒꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯗꯣ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩ ꯑꯗꯨꯒ ꯊꯦꯡꯛꯌꯨ ꯑꯩꯒꯤ ꯔꯤꯀ꯭ꯋꯦꯁ ꯌꯥꯕꯤꯕꯩ ꯅꯨꯄꯤꯗꯣ ꯃꯣꯃꯣꯟ ꯈꯛꯇꯃꯛ ꯇꯧꯔꯛꯏ ꯃꯥꯒꯤꯅꯦ ꯍꯥꯏꯅ ꯂꯥꯡꯂꯤꯕꯁꯤꯡꯗꯨꯗ ꯇꯊꯤ ꯇꯊꯤ ꯄꯥꯎꯈꯨꯝ ꯄꯤꯗꯨꯅ ꯃꯤꯒꯤ ꯅꯨꯡꯉꯥꯏꯖꯕ ꯃꯥꯡꯍꯟꯕꯗꯨꯁꯨ ꯃꯥ ꯄꯥꯝꯗꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯆꯅꯨ ꯀꯦꯔꯣꯂꯤꯟ ꯑꯅꯤꯗꯨ ꯋꯥꯔꯤ ꯇꯧꯏ ꯀꯦꯔꯣꯂꯤꯟꯅ
ꯑꯩꯅ ꯍꯥꯏꯗꯨꯅꯤ ꯅꯪꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯈꯟꯖꯔꯤꯕ ꯅꯃꯥꯟꯅꯕꯤꯁꯤꯅ ꯃꯇꯝ ꯆꯨꯞꯄꯗ ꯅꯪꯒꯤ ꯃꯥꯡꯅꯕ ꯋꯥꯅꯕ ꯃꯥꯅ ꯂꯣꯏꯁꯤꯟꯕ ꯉꯥꯛꯇꯅꯤ ꯎꯔꯦꯗꯅ ꯅꯪꯅ ꯇꯣꯝꯊꯤꯟꯁꯦ ꯄꯥꯝꯃꯤ ꯈꯪꯅ ꯈꯪꯅ ꯇꯧꯔꯤꯕ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯑꯗꯨꯕꯨꯗꯤ ꯅꯠꯂꯝꯃꯣꯏꯗ ꯃꯥꯅ ꯇꯣꯝꯊꯤꯟꯗꯤ ꯄꯥꯝꯗꯕꯅꯤ ꯏꯕꯦꯝꯃ ꯅꯪꯅꯦ ꯄꯪꯕ ꯂꯥꯛꯃꯟꯈ꯭ꯔꯦ ꯑꯗꯨꯅꯗꯤ ꯃꯤ ꯑꯣꯏꯔꯣꯏ ꯃꯥꯒꯤ ꯑꯦꯛꯁꯄ꯭ꯔꯦꯁꯟꯁꯦ ꯅꯨꯄꯥꯁꯦ ꯄꯥꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯌꯥꯎꯏ ꯎꯔꯕ ꯅꯣꯛ ꯅꯣꯛꯇꯅ ꯐꯣꯇꯣ ꯀꯥꯞꯂꯤꯁꯦ ꯁꯅꯨꯗꯣ ꯃꯤꯀꯨꯞꯇꯨꯗ ꯂꯩꯁꯤꯍꯦꯟꯕꯤꯕꯨ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥ ꯅꯤꯛꯂꯕꯅꯤ ꯌꯥꯝꯅ ꯋꯥꯅ ꯏꯍꯨꯁꯤꯡꯗꯣ ꯐꯥꯖꯤꯟꯅꯕ ꯍꯣꯠꯅꯩ ꯀꯦꯔꯣꯂꯤꯟꯒꯤ ꯃꯥꯡꯗꯁꯨ ꯎꯠꯊꯣꯛꯅꯤꯡꯕ ꯄꯣꯛꯂꯨꯗꯦ ꯀꯦꯔꯣꯂꯤꯟꯅ ꯏꯕꯦꯝꯃ ꯃꯥꯅ ꯅꯪꯁꯤꯡꯅ ꯅꯨꯡꯁꯤꯕꯤꯕ ꯑꯣꯏꯔꯗꯤꯅꯦ ꯏꯔꯦꯝ ꯂꯦꯝꯅ ꯂꯩꯕ ꯌꯥꯏ ꯅꯨꯄꯥꯁꯤꯗꯤ ꯌꯥꯕ꯭ꯔꯥ ꯍꯥꯏꯁꯨ ꯅꯠꯇ ꯅꯪꯒꯤ ꯃꯥꯡꯗ ꯇꯧꯒꯦ ꯃꯇꯥꯗꯧꯅ ꯌꯥꯅꯤꯡꯗ꯭ꯔꯗꯤ ꯃꯥ ꯑꯣꯟꯁꯤꯟꯅꯧꯔꯅꯨ ꯅꯪꯉꯣꯟꯗ ꯍꯣꯞ ꯑꯃ ꯄꯤꯕꯩ ꯇꯥꯏꯞꯇ ꯇꯧꯔꯒ ꯃꯥ ꯅꯨꯡꯉꯥꯏꯔꯤꯁꯦ ꯀꯩꯅꯣꯕ ꯑꯩꯗꯤꯅꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯍꯥꯏꯕꯅꯤ ꯇꯧꯔꯤ ꯃꯑꯣꯡꯁꯤꯗ ꯅꯪꯁꯨ ꯋꯥꯈꯜꯗ ꯈꯜꯂꯣ ꯐꯅ ꯌꯥꯝꯅ ꯐꯠꯇꯅ ꯈꯜꯂꯝꯗ꯭ꯔꯒꯁꯨ ꯃꯤ ꯑꯃꯅ ꯁꯨꯝ ꯏꯟꯁꯤꯟꯕꯒꯤ ꯃꯑꯣꯡ ꯇꯧꯔꯛꯄꯗ ꯐꯅ ꯈꯟꯕꯁꯨ ꯉꯝꯂꯛꯇꯦ ꯆꯅꯨ ꯑꯁꯥꯎꯕ ꯄꯨꯝꯕ ꯐꯥꯖꯤꯟꯗꯨꯅ ꯊꯣꯏꯍꯦꯟꯕꯤꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ ꯊꯣꯏ ꯍꯥꯎ ꯀꯩ ꯍꯥꯏꯒꯦ ꯑꯩꯗꯣ ꯌꯨꯝꯗ ꯑꯊꯨꯕꯒꯤ ꯕꯕꯥꯅ ꯂꯥꯛꯇꯕ ꯌꯥꯔꯣꯏꯅ ꯐꯣꯟ ꯇꯧꯔꯛꯏ ꯅꯪ ꯁꯥꯎꯔꯅꯨ ꯑꯩ ꯍꯜꯂꯝꯃꯒꯦ ꯂꯩꯁꯤꯍꯦꯟꯕꯤꯁꯦ ꯁꯥꯎꯗꯅꯕ ꯑꯝꯇ ꯐꯖꯅ ꯍꯥꯏꯕꯤꯔꯣ ꯅꯪꯅ ꯊꯣꯏꯍꯦꯟꯕꯤ ꯀꯦꯔꯣꯂꯤꯟꯒꯤ ꯃꯑꯣꯡ ꯐꯖꯅ ꯈꯪꯉꯤ ꯆꯅꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯆꯅꯨ ꯀꯅꯥꯅ ꯀꯔꯤ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯉꯁꯤ ꯂꯩꯁꯤꯍꯦꯟꯕꯤꯒꯤ ꯃꯔꯨ ꯑꯣꯏꯕꯅꯦꯅ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯅ ꯁꯤꯟꯕꯁꯤꯗ ꯅꯪꯅ ꯁꯔꯨꯛ ꯌꯥꯅꯤꯡꯗ꯭ꯔꯤꯁꯦ ꯀꯩꯗꯅꯣ ꯑꯩꯈꯣꯏ ꯑꯍꯨꯝꯈꯛ ꯅꯠꯇ꯭ꯔꯥ ꯐꯖꯅ ꯄꯨꯜꯂꯤꯁꯦ ꯑꯗꯨꯒ ꯀꯩꯅꯣ ꯅꯪ ꯈꯜꯂꯤꯗꯣ ꯅꯃꯥꯟꯅꯕꯤ ꯑꯇꯩꯒ ꯄꯨꯅꯤꯡꯕꯒꯤ ꯑꯩꯈꯣꯏꯒ ꯃꯔꯤ ꯇꯠꯅꯕ ꯄꯥꯝꯂꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯥꯔꯦ ꯆꯠꯂꯣ ꯀꯦꯔꯣꯂꯤꯟ ꯆꯨꯗꯥꯏ ꯁꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯅ ꯑꯆꯨꯝꯕ ꯑꯐꯕꯤ ꯁꯥꯔꯛꯏ ꯑꯗꯨꯅꯤ ꯆꯅꯨ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯅꯪꯒꯤꯗꯣ ꯍꯣꯔꯦꯟ ꯂꯩꯁꯤꯍꯦꯟꯕꯤꯒꯤꯁꯦ ꯂꯣꯏꯔꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯨꯟꯅ ꯆꯠꯂꯁꯤ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯃꯤꯟꯅꯔꯒ ꯍꯜꯂꯗꯤ ꯃꯥ ꯅꯨꯡꯉꯥꯏꯔꯔꯣꯏꯕ ꯁꯅꯨꯗꯤ ꯀꯦꯔꯣꯂꯤꯟꯒꯤ ꯃꯇꯧꯗꯣ ꯁꯦꯡꯅ ꯀꯤꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯂꯤ ꯃꯉꯣꯟꯗ ꯑꯔꯥꯟꯕ ꯁꯤꯖꯤꯜꯂꯛꯄꯗꯨꯗ ꯑꯗꯨꯕꯨ ꯃꯥꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯨꯅ ꯃꯔꯩ ꯌꯦꯠꯇꯦ ꯅꯤꯡꯁꯤꯡꯕꯒꯤ ꯏꯄꯥꯛꯇꯨꯗ ꯇꯥꯎꯔꯤꯉꯩ ꯆꯅꯨꯅ ꯀꯧꯔꯛꯄꯗꯨꯗ ꯏꯈꯪ ꯈꯪꯉꯤ ꯅꯨꯄꯥꯗꯣ ꯇꯣꯝꯊꯤꯟ ꯆꯅꯨꯗ ꯌꯦꯡꯗꯦ ꯅꯤꯡꯁꯤꯡꯕ ꯄꯤꯕ ꯃꯇꯧꯗꯣ ꯊꯃꯣꯏꯅꯁꯨ ꯈꯣꯏꯗꯥꯗꯦ ꯍꯥꯏꯌꯣ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯕꯤꯗꯧꯕ ꯋꯥꯠꯂꯤꯕ꯭ꯔꯥ ꯆꯅꯨ ꯅꯪꯕꯨ ꯏꯀꯥꯏꯕ ꯄꯤꯕꯒꯤ ꯋꯥꯐꯝꯗꯤ ꯅꯠꯇꯦ ꯑꯩꯗꯤ ꯀꯣꯏꯊꯣꯛ ꯀꯣꯏꯁꯤꯟ ꯇꯧꯗꯨꯅ ꯍꯥꯏꯅꯤꯡꯂꯤꯁꯦ ꯂꯣꯠꯇꯨꯅ ꯊꯝꯕꯁꯨ ꯍꯩꯇꯦ ꯁꯦꯡꯅ ꯑꯗꯨꯝ ꯑꯩꯅ ꯈꯟꯕ ꯑꯩꯅ ꯐꯥꯎꯔꯤꯁꯦ ꯍꯥꯏꯒꯦ ꯅꯪꯒꯤ ꯑꯣꯏꯕ ꯅꯪ ꯍꯥꯏꯕ ꯅꯪꯁꯤꯒꯤ ꯅꯇꯧꯗ ꯃꯤ ꯑꯃꯕꯨ ꯌꯦꯡꯅꯤꯡꯕ ꯅꯨꯡꯁꯤꯕ ꯐꯥꯎꯍꯟꯅꯕ ꯍꯣꯠꯅꯧ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯑꯣꯡ ꯃꯇꯧꯅ ꯃꯤ ꯑꯃꯒꯤ ꯊꯃꯣꯏꯕꯨ ꯈꯨꯗꯨꯝ ꯆꯟꯁꯤꯟꯕꯗꯤ ꯃꯤꯀꯨꯞ ꯈꯔ ꯈꯛꯀꯤ ꯋꯥꯅꯤ ꯆꯅꯨꯁꯨ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡꯃꯛꯇꯤ ꯅꯠꯇꯕꯅ ꯍꯥꯏꯅꯤꯡꯂꯤꯗꯣ ꯑꯗꯨꯝ ꯈꯪꯕ ꯉꯝꯃꯤ ꯍꯧꯖꯤꯛꯇꯗ ꯊꯣꯏꯍꯦꯟꯕꯤꯒꯤ ꯋꯥꯗꯨ ꯏꯟꯖꯔꯝꯂꯗꯤ ꯈꯜꯂꯛꯏ ꯁꯣꯝꯗꯅ ꯂꯣꯌꯥꯗꯨ ꯈꯔ ꯁꯪꯕꯒ ꯅꯨꯄꯤꯗꯨꯗ ꯍꯥꯟꯅ ꯐꯣꯟ ꯇꯧꯔꯛꯏ ꯅꯨꯄꯤꯗꯨꯁꯨ ꯑꯗꯨꯝ ꯔꯤꯡ ꯈꯔ ꯆꯠꯂꯒ ꯄꯥꯏꯔꯛꯏ ꯁꯤꯟꯊꯥ ꯊꯕꯛ ꯃꯐꯝꯗꯒꯤ ꯍꯜꯂꯛꯇꯧꯔꯕ ꯇꯥꯃꯣꯆꯥ ꯉꯥꯛ ꯋꯥꯠꯈꯤꯅꯤ ꯍꯟꯕꯨꯗꯤ ꯍꯜꯂꯛꯑꯅꯤ ꯀꯌꯥ ꯀꯨꯏꯔꯔꯣꯏ ꯍꯣꯏ ꯌꯥꯝ ꯊꯦꯡꯒꯅꯨ ꯂꯝꯗꯣ ꯑꯉꯥꯡ ꯅꯠꯇꯦ ꯍꯣꯏ ꯁꯅꯥ ꯏꯕꯦꯝꯃ ꯅꯅꯥꯏ ꯑꯩꯈꯣꯏ ꯃꯆꯥ ꯏꯕꯦꯝꯃꯅ ꯇꯥꯛꯄꯤꯕ ꯌꯋꯥ ꯍꯩꯗꯣꯛꯆꯔꯣꯏ ꯁꯦꯟꯅꯔꯤꯕ ꯆꯦꯛꯁꯤꯜꯂꯤꯅꯤ ꯇꯥꯃꯣꯆꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯒꯤꯅꯤ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯅꯐꯝꯗ ꯑꯌꯥꯕ ꯄꯤꯔꯤꯁꯤꯗꯤ ꯑꯗꯣ ꯅꯪ ꯂꯟꯆꯦꯟꯕꯤꯗꯧꯅꯗꯤ ꯇꯧꯔꯛꯀꯅꯨ ꯅꯕꯨꯡꯁꯤꯅ ꯑꯈꯥꯡ ꯀꯟꯃꯟꯕꯒꯤ ꯑꯋꯥꯕ ꯈꯥꯡꯕ ꯉꯝꯈꯤꯕꯩ ꯋꯥꯅꯤ ꯑꯩꯗꯤ ꯃꯥꯗꯧꯅ ꯑꯈꯥꯡ ꯀꯟꯕꯁꯨ ꯉꯝꯃꯣꯏ ꯑꯁ ꯇꯨꯀꯠꯆꯩꯌꯦ ꯀꯔꯤꯅꯣ ꯂꯟꯆꯦꯟꯕꯤꯌꯦ ꯀꯩ ꯆꯥꯟꯅꯔꯤꯒꯦ ꯃꯥꯗꯧ ꯇꯧꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩ ꯃꯄꯣꯛ ꯈꯨꯗꯤꯡ ꯅꯨꯄꯥ ꯑꯝꯇꯒ ꯃꯔꯤ ꯂꯩꯅꯅꯣ ꯍꯥꯏꯔꯁꯨ ꯌꯥꯔꯦ ꯂꯣꯌꯥ ꯊꯤꯛ ꯊꯤꯛ ꯅꯣꯛꯏ ꯅꯨꯄꯤꯗꯨꯒꯤ ꯏꯁꯧꯗꯨꯗ ꯌꯥꯝ ꯀꯔꯦꯝꯅꯅꯨꯀꯣ ꯇꯥꯃꯣꯆꯥ ꯑꯩ ꯈꯣꯏꯗꯧ ꯁꯥꯎꯒꯠꯆꯔꯛꯁꯅꯤ ꯁꯥꯎꯅꯨꯁꯦ ꯃꯥꯗꯣ ꯉꯁꯥꯏ ꯅꯣꯏ ꯌꯥꯝꯕꯨꯡꯗ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯩꯅꯕꯨꯗꯤ ꯊꯤꯅ ꯉꯥꯡꯈ꯭ꯔꯕꯅꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯀꯥꯏ ꯈꯪꯗ꯭ꯔꯤꯗꯣꯅ ꯍꯧꯖꯤꯛ ꯐꯥꯎꯗꯣꯏ ꯅꯨꯄꯤꯗꯣ ꯕ꯭ꯂꯣꯛ ꯄꯤꯗ꯭ꯔꯤꯕꯣ ꯃꯥ ꯄꯤꯖꯔꯁꯅꯤ ꯑꯗꯣ ꯇꯥꯕ꯭ꯔꯣ ꯊꯣꯏ ꯇꯥꯏꯌꯦ ꯇꯥꯃꯣꯆꯥ ꯅꯪꯁꯦ ꯑꯩꯈꯣꯏꯗ ꯀꯩꯗꯧꯉꯩ ꯂꯥꯛꯇꯣꯏꯅꯣ ꯑꯩꯁꯨ ꯅꯣꯏ ꯌꯥꯝꯕꯨꯡꯗꯧꯅ ꯍꯜꯂꯛꯄꯗ ꯆꯥꯛꯀ ꯂꯣꯏ ꯂꯣꯏꯕꯤꯔꯝꯃꯒ ꯊꯝꯂꯝꯕꯗꯣ ꯑꯩ ꯅꯨꯄꯤꯅ ꯑꯗꯨ ꯄꯥꯝꯂꯛꯑꯦꯅꯦ ꯅꯪꯕꯣ ꯏꯅꯝꯃꯗ ꯃꯇꯝ ꯈꯔ ꯅꯥꯎꯊꯤ ꯁꯥꯖꯈꯤꯒꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯃꯣꯆꯥꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯒꯦ ꯌꯥꯎꯁꯪꯁꯨ ꯀꯨꯏꯗ꯭ꯔꯦ ꯅꯪꯒꯤ ꯀꯩ ꯂꯩꯕꯤꯌꯨꯒꯦ ꯈꯨꯖꯤꯁꯨ ꯂꯩꯁꯤꯔꯥ ꯖꯨꯝꯀꯥꯒ ꯗ꯭ꯔꯦꯁꯄꯨꯗꯤ ꯑꯩꯅ ꯈꯪꯅ ꯂꯩꯔꯅꯤ ꯑꯇꯣꯞꯄ ꯅꯪꯅ ꯑꯄꯥꯝꯕꯗꯨꯁꯨ ꯍꯥꯏꯔꯛꯑꯣ
ꯇꯥꯃꯣꯆꯥꯅ ꯅꯨꯡꯁꯤꯅ ꯑꯩꯒꯤꯅ ꯍꯥꯏꯅ ꯇꯝꯕꯤꯕꯁꯤꯡꯗꯨꯅ ꯌꯥꯔꯦꯗ ꯑꯇꯣꯞꯄ ꯂꯩꯇ꯭ꯔꯁꯨ ꯑꯗꯣ ꯊꯕꯛ ꯃꯐꯝꯗꯨꯕꯨ ꯀꯃꯥꯏ ꯇꯧꯒꯦ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯗꯨꯗꯤ ꯃꯕꯨꯛ ꯃꯄꯥꯎ ꯑꯗꯨꯝ ꯐꯅ ꯎꯕ꯭ꯔꯥ ꯌꯥꯝ ꯆꯝꯃꯤ ꯐꯅ ꯎꯏ ꯁꯤꯗ ꯄꯥꯏꯈꯣꯝꯕ ꯃꯥꯔꯁꯟ ꯑꯩꯒ ꯇꯧꯔꯒ ꯑꯅꯧꯕ ꯁ꯭ꯇꯣꯔ ꯑꯃꯁꯨ ꯍꯥꯡꯗꯣꯛꯄꯒꯤ ꯋꯥꯔꯤ ꯇꯧꯕꯅꯤ ꯁ꯭ꯋꯥꯏꯗꯁꯨ ꯑꯝꯇ ꯂꯩꯅꯗꯕꯅꯤꯅ ꯄ꯭ꯔꯣꯐꯤꯠꯁꯨ ꯍꯦꯟꯅ ꯐꯪꯕ ꯑꯗꯨꯒ ꯃꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯨ ꯀꯣꯛꯍꯟꯕ ꯍꯥꯏꯗꯅ ꯀꯨꯞꯅ ꯈꯟꯅꯔꯒ ꯌꯥꯝ ꯐꯩꯌꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯗꯨꯗ ꯊꯕꯛ ꯇꯧꯕ ꯌꯥꯔꯅꯤ ꯌꯥꯗꯦ ꯑꯗꯨꯗꯤ ꯅꯪ ꯋꯥꯅꯤ ꯅꯪꯅ ꯇꯧꯒꯦ ꯍꯥꯏꯔꯒ ꯁꯤꯇꯤꯗ ꯂꯩꯔꯤꯕꯁꯤꯡꯗꯨꯗ ꯈꯜꯂꯣ ꯑꯩꯈꯣꯏꯒꯤ ꯁꯤꯇꯤꯗ ꯇꯧꯕ ꯑꯗꯨꯗ ꯇꯧꯕ ꯀꯩꯗꯧꯕ ꯈꯦꯠꯅꯗꯣꯏꯅꯣ ꯑꯩꯗꯤ ꯈꯨꯡꯒꯪꯒꯤ ꯏꯪ ꯆꯤꯛꯄ ꯄꯨꯟꯁꯤꯗꯣ ꯌꯥꯝ ꯄꯥꯝꯃꯤ ꯑꯗꯨꯒ ꯃꯃꯥꯡꯗ ꯌꯥꯝꯕꯨꯡꯒ ꯆꯠꯈ꯭ꯔꯦ ꯑꯗꯨꯒꯤ ꯆꯦꯛꯀꯣꯟꯗꯨꯗꯤ ꯅꯨꯡꯁꯤꯊꯦꯜ ꯈꯨꯟꯗꯣ ꯌꯥꯝ ꯐꯖꯕꯅꯤ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯆꯤꯡꯌꯥ ꯇꯝꯌꯥ ꯂꯧꯒ ꯂꯤꯡꯅꯕ ꯍꯥꯏꯕ꯭ꯔꯥ ꯊꯥꯕ ꯍꯥꯏꯕ꯭ꯔꯥ ꯑꯁꯪꯕꯅ ꯄꯨꯞꯊꯟ ꯊꯟꯕꯗꯣ ꯌꯦꯡꯕꯗ ꯋꯥꯈꯜꯒꯁꯦ ꯏꯪ ꯏꯪ ꯍꯦꯛ ꯂꯥꯎꯕꯅꯤ ꯁꯣꯝꯒꯤꯗꯤ ꯒꯥꯔꯤ ꯃꯈꯣꯜꯒ ꯃꯤꯅꯤꯟꯒ ꯑꯗꯣ ꯈꯟꯅꯔꯒ ꯌꯦꯡꯂꯁꯤ ꯅꯪꯅ ꯆꯠꯅꯤꯡꯂꯒ ꯇꯥꯃꯣꯆꯥꯅ ꯁꯤꯗ ꯃꯔꯛ ꯃꯔꯛꯇ ꯄꯨꯕꯤꯔꯒ ꯂꯣꯏꯔꯤ ꯅꯨꯡꯇꯤꯒꯤ ꯊꯕꯛ ꯑꯣꯏꯅ ꯆꯠꯄꯗꯤ ꯆꯠꯍꯟꯅꯤꯡꯗꯦ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯃꯐꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯒ ꯃꯌꯥꯝꯁꯦ ꯌꯦꯡꯁꯤꯟꯕ ꯑꯣꯏꯗꯤ ꯐꯕ ꯑꯗꯨꯁꯨ ꯅꯠꯇꯕꯅꯤꯅ ꯍꯌꯦꯡ ꯈꯨꯗꯣꯡꯆꯥꯗꯕꯒꯨꯝꯕ ꯊꯦꯡꯅꯕ ꯌꯥꯏ ꯑꯗꯨꯒ ꯂꯝꯗꯝꯁꯤꯒꯤ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗ꯭ꯔꯕꯁꯤꯡꯁꯤꯒꯤ ꯁꯦꯜ ꯊꯣꯛꯐꯝ ꯇꯣꯉꯥꯟꯅ ꯄꯤꯕꯤꯅꯕ ꯂꯝꯕꯤ ꯌꯥꯠꯄꯤꯕꯅꯤ ꯁꯤꯟꯊꯥ ꯂꯣꯌꯥꯒꯤ ꯋꯥꯗꯨꯗ ꯃꯔꯩ ꯇꯧꯔꯨꯕ ꯉꯝꯗꯦ ꯃꯔꯝꯗꯤ ꯂꯣꯌꯥꯅ ꯍꯥꯏꯔꯛꯂꯕ ꯍꯥꯏꯕꯁꯤ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯈꯟꯊꯔꯒ ꯀꯔꯤꯅ ꯐꯒꯗꯕ ꯍꯥꯏꯕꯁꯤꯁꯨ ꯃꯨꯟꯅ ꯈꯟꯊꯗꯨꯅ ꯍꯥꯏꯔꯛꯂꯕꯅꯤ ꯑꯅꯝ ꯀꯟꯅ ꯂꯝ ꯍꯦꯟꯗꯨꯅ ꯊꯕꯛ ꯇꯧꯔꯨꯕꯗ ꯃꯃꯥꯡꯗ ꯁꯣꯏꯒꯦ ꯇꯧꯕ ꯀꯌా ꯑꯃ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯅ ꯇꯨꯡ ꯇꯥꯔꯛꯄꯗ ꯁꯣꯏꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦ ꯂꯝꯗꯨꯁꯨ ꯑꯉꯥꯡ ꯅꯠꯇꯕꯅ ꯍꯌꯦꯡ ꯅꯨꯄꯥ ꯑꯍꯨꯝꯗꯨꯅ ꯂꯥꯛꯇꯕ ꯃꯇꯝꯗ ꯕꯦꯔꯥ ꯁꯣꯏꯗꯅ ꯀꯥꯔꯛꯀꯅꯤ ꯍꯣꯏ ꯁ꯭ꯋꯥꯏꯗ ꯑꯣꯏꯅ ꯈꯔ ꯂꯩꯔ ꯇꯧꯅꯕ ꯇꯧꯔꯒꯦ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯊꯕꯛꯀ ꯆꯠꯅꯤꯡꯂꯛꯏꯁꯦ ꯁꯅꯥꯊꯣꯏꯕꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯑꯩ ꯅꯨꯄꯤꯗꯤ ꯅꯅꯝꯃꯒ ꯐꯖꯅ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯃꯤꯟꯅꯧ ꯀꯌꯥꯝ ꯀꯨꯏꯅ ꯅꯪ ꯑꯗꯨꯃꯥꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅ ꯐꯪꯗꯣꯏꯅꯣ ꯍꯌꯦꯡ ꯏꯅꯥꯛꯇ ꯂꯩꯔꯀꯥꯟꯗ ꯏꯄꯥꯝ ꯆꯠꯄꯅꯦꯅ ꯆꯠꯂꯁꯨ ꯀꯌꯥꯝ ꯀꯨꯏꯅ ꯂꯩ ꯌꯥꯅꯤ ꯅꯪꯅ ꯃꯔꯤ ꯇꯧꯔꯒ ꯂꯩꯒꯦꯅ ꯂꯩꯔꯕꯗ ꯅꯣꯡꯃ ꯅꯤꯅꯤ ꯃꯉꯥꯏ ꯑꯗꯨꯅ ꯌꯨꯝꯗꯨꯗ ꯂꯩꯔꯤꯉꯩꯗ ꯅꯨꯡꯉꯥꯏꯅ ꯄꯨꯟꯅ ꯂꯩꯊꯣꯛꯎ ꯁꯦꯜ ꯍꯥꯏꯔ ꯋꯥꯠꯄ ꯅꯠꯇꯦ ꯅꯪꯅ ꯍꯥꯏꯕꯗ ꯀꯅꯥꯝꯇꯅ ꯄꯤꯔꯛꯎ ꯌꯥꯗ꯭ꯔꯁꯨ ꯅꯪ ꯅꯨꯄꯥ ꯂꯩ ꯅꯪꯅ ꯄꯥꯝꯕꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯔꯛꯑꯣ ꯄꯩꯁꯥꯒꯤ ꯋꯥ ꯅꯠꯇꯦꯗ ꯁꯨꯝ ꯌꯨꯝꯗ ꯂꯩꯁꯤꯟꯕꯁꯦ ꯑꯃꯨꯛ ꯌꯥꯝ ꯋꯥꯁꯤꯜꯂꯛꯄ ꯌꯥꯎꯏ ꯏꯅꯝꯁꯤꯁꯨ ꯋꯥ ꯂꯥꯡ ꯌꯥꯝ ꯉꯥꯡꯗꯅ ꯇꯧꯕ ꯑꯣꯏꯗꯦ ꯑꯗꯨꯕꯨꯗꯤ ꯂꯥꯛꯄ ꯀꯨꯏꯖꯗ꯭ꯔꯤ ꯇꯧꯔꯤꯅꯤ ꯅꯪꯅ ꯗ꯭ꯔꯣ ꯇꯧꯁꯤꯟꯗꯧꯅꯤ ꯅꯌꯨꯝꯗ ꯂꯥꯛꯏ ꯅꯠꯇ꯭ꯔꯣ ꯅꯪꯁꯨ ꯊꯣꯛꯏꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯈꯪꯉꯤꯗꯨꯅꯤ ꯅꯨꯄꯤ ꯑꯃꯇꯗ ꯊꯣꯛꯄꯗ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦꯌꯦ ꯁꯤꯁꯦ ꯑꯩꯈꯣꯏ ꯏꯅꯝꯁꯤꯒꯤ ꯈꯛꯇ ꯑꯗꯨꯝ ꯍꯥꯏ ꯅꯣꯏ ꯑꯩꯒꯁꯦ ꯅꯨꯡꯁꯤꯕꯤꯔꯛꯇ꯭ꯔ ꯃꯥꯜꯂꯤ ꯊꯋꯥꯏ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯕ ꯃꯤꯕꯨ ꯂꯩ ꯇꯥꯈ꯭ꯔꯕꯣ ꯑꯉꯥꯎꯕꯤ ꯅꯪꯕꯣ ꯃꯊꯛꯇꯅꯤ ꯂꯩꯃꯗꯣ ꯃꯃꯧꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯂꯩꯁꯤꯍꯦꯟꯕꯤꯁꯨ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕꯅꯤ ꯃꯅꯦꯝ ꯆꯪꯂꯛꯄꯗꯨꯗ ꯍꯧꯒꯠꯂꯤ ꯂꯩꯃꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯩꯗꯧꯔꯒꯦ ꯕꯦꯝꯃ ꯅꯪꯕꯣ ꯅꯁꯥꯒ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯣ ꯃꯃꯥꯏ ꯃꯃꯤꯠ ꯏꯉꯥꯡ ꯉꯥꯡꯁꯤꯟꯕꯗꯨꯗ ꯍꯪꯕꯅꯤ ꯈꯪꯗꯦꯌꯦ ꯏꯃꯥꯁꯤ ꯀꯣꯛꯁꯤ ꯆꯤꯛꯏꯔ ꯉꯥꯎꯔꯤꯔ ꯇꯧꯏ ꯐꯤꯚꯔ ꯇꯧꯗꯣꯏꯔꯥ ꯈꯪꯗꯦ ꯂꯩꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯁꯤꯍꯦꯟꯕꯤꯒꯤ ꯃꯔꯥꯏꯕꯛꯇꯣ ꯄꯥꯏꯗꯨꯅ ꯌꯦꯡꯕꯤ ꯍꯩꯃꯥ ꯁꯤꯗꯤ ꯌꯥꯝ ꯁꯥꯒꯠꯂꯤꯗꯅ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯗ꯭ꯔꯗꯤ ꯌꯥꯔꯣꯏꯅꯦ ꯀꯝꯗꯧꯅꯤ ꯁꯤ ꯉꯥꯏꯍꯥꯛ ꯍꯤꯞꯄꯣ ꯃꯁꯥꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯌꯦꯡꯕꯤ ꯅꯁꯥꯒꯁꯤ ꯎꯟꯇꯥꯔꯤ ꯕꯦꯝꯃ ꯁꯤ ꯏꯃꯥ ꯐꯩꯖꯨꯞꯁꯦꯁꯨ ꯄꯤꯔꯛꯀꯦ ꯔꯨꯝ ꯍꯤꯇꯔꯁꯤꯒ ꯊꯥꯔꯛꯀꯦ ꯅꯣꯡꯁꯤꯅ ꯑꯉꯥꯡ ꯃꯕꯨꯛ ꯅꯨꯡꯉꯥꯏꯇꯕꯗꯧꯅ ꯑꯃꯨꯛ ꯍꯥꯡ ꯑꯃꯨꯛ ꯆꯨ ꯅꯨꯡꯁꯥ ꯑꯃꯨꯛ ꯁꯥ ꯅꯣꯡ ꯏꯁꯤꯡꯒꯤ ꯐꯤꯕꯝꯒꯁꯤ ꯍꯧꯖꯤꯛꯇꯤ ꯅꯣꯡꯗꯝ ꯑꯃ ꯅꯥꯏꯕ ꯅꯠꯇꯦ ꯇꯧꯔꯤꯁꯤ ꯏꯃꯥꯁꯦ ꯌꯥꯔꯅꯤꯌꯦ ꯀꯣꯟꯅ ꯁꯥꯒꯠꯍꯜꯂꯒꯦ ꯌꯥꯝꯕꯨꯡꯁꯨ ꯍꯜꯂꯛꯇꯣꯔꯝꯃꯅꯤ ꯑꯋꯥꯠꯄ ꯊꯕꯛꯁꯤꯡꯗꯣ ꯍꯥꯟꯅ ꯑꯝꯇ ꯂꯣꯏꯁꯤꯜꯍꯧꯔꯨꯒꯦ ꯌꯥꯗꯦ ꯌꯨꯝꯁꯤꯗ ꯂꯩꯔꯤꯁꯤꯕꯨ ꯅꯊꯟꯇꯔꯣ ꯑꯩꯒ ꯅꯆꯜꯂꯝꯃꯒ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤ ꯏꯃꯥꯁꯤꯁꯨ ꯀꯔꯤꯁꯨ ꯁꯣꯟꯗ꯭ꯔꯤꯀꯣ ꯀꯣꯏꯒꯅꯨ ꯑꯩꯁꯤ ꯑꯄꯣꯛꯄꯤꯅ ꯃꯥꯃꯛꯅꯤ ꯍꯥꯏꯗꯅ ꯈꯜꯂꯨ ꯅꯁꯥ ꯉꯝꯗ꯭ꯔꯒꯕꯨ ꯌꯨꯝꯒꯤ ꯊꯕꯛꯅ ꯂꯨꯕ꯭ꯔꯣ ꯄꯣꯊꯥꯔꯣ ꯂꯩꯁꯤꯍꯦꯟꯕꯤꯅ ꯇꯧꯖꯒꯦ ꯍꯥꯏꯔꯁꯨ ꯃꯅꯦꯝ ꯑꯣꯏꯔꯤꯕꯤꯗꯨꯅ ꯌꯥꯗ꯭ꯔꯤ ꯄꯣꯊꯥꯔꯒ ꯐꯖꯅ ꯂꯩꯌꯨꯀꯣ ꯏꯃꯥ ꯆꯥꯛ ꯊꯣꯡꯒꯠꯂꯨꯒꯦ ꯑꯁꯥꯕ ꯈꯔ ꯆꯥꯔꯒ ꯍꯤꯗꯥꯛ ꯆꯥꯁꯤꯟꯅꯕ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝ ꯊꯣꯛꯈ꯭ꯔꯦ ꯂꯩꯁꯤꯍꯦꯟꯕꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯖꯍꯧꯋꯤ ꯃꯥ ꯃꯁꯥꯗꯨ ꯁꯥꯊꯤꯅ ꯉꯝꯗ꯭ꯔꯕꯅꯤ ꯏꯀꯥꯏꯕꯒꯤ ꯍꯥꯏꯗꯣꯛꯄ ꯉꯝꯂꯝꯗꯕꯅꯤ ꯂꯩꯃꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯔꯣꯝꯗ ꯀꯨꯝꯂꯛꯏ ꯏꯆꯥꯊꯣꯏꯕꯤ ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯉꯨꯅꯦ ꯅꯪꯕꯣ
Sinthasu loyana thabak tawrido phone paiduna wari sadrasu leirambani. Mamagi khonjelduda masu phamungdagi kumtharaktuna thongdo hangi. Imagi bema nangsibu kamai ngangnese haibano. Imungi thabai inkhangse nanamaga khara punna taw haibase nang sukta tasinati. Nongshi mangan badagi numit tapaw. Nanada phone ama naplaga kasi thonglon chilaka adum leibase. Tawnu phanakana haibana tro. Aina leiribasigi mangda tathi ngangningdi. Nakhake angangni. Bab khajikta oirasu taw. Nayum panba yaraklaba matamni nang. Aiba sugyaw yawdabra mi ima. Nong phado khak tawbasida aina thabaka adum leitho leibasingai haibanida. Inam silakpadagi noi aigase amta nungshiraba khangde. Mala ena khitang komthokjabasida. Hey, adugumba phattaba wakhaldu chengano imagi bema. Miso angangni. Imong manunggi thabok mayamse kaisu mathanda tawningba natti. Hayeng nangso asumne yum amagi mau oiru dawribani. Matamduda laiminaribasingduna thabai khangsingdo nangsi mauni do haidan nangi nathakta pulap namsilaklapadi matamduda nang nungaigadro. Imong simi ka hena yamdana thabak mayam ama leibasu natti. Nangsu ka henba thabaksu haibagi wa natti. Imagi se yum sida leirati amana amagi angamba mateng pangsinadaw. Amana wairam tasilakani amana chak ising thongjilakani. Macha singse aikhoi nupi ahumna tawbada tawshit phaba thabak natti. Angang ama leidana motlani chairani haibasu natti. Nongan badagi inkhalakpa angang machadawna 24 hour phone na podo tawgano. Sinthasu mamagi basando loiba khamba nairaroi khangbana. Hoi ma tawge ba kaino khangde. Aikhoi chak thongraba thongdrade ai thongbirurage. Hey, nanamado masaga mai haudana sagalhawi. Ima icha thongbirurasi aduga chaba yaba karino magi yengbinaba. Inamaba kayam kanangamde haino. Lok lai hau tawdoi tawriba jani. Lao chakhumda wari makha tawrurasi. Sinthasu leisi henbi masangamde haibaduda adum mamaga punna kumthaminarakli. Mapurebagi yumsina phane yamna nungaidunasu mabu nungsina luna tawbidunasu yumda lehoba mayamdo amamamta tapna ningsinglai. Mikup khuding loina chakhiba awa nungai saruk yaminakhiba matadusu. Nongdusu thili churi nupi ahumdo school dagi main road taba adu phaude khongna thokpani. Benda chatlambadusu makhoi ahum suri line da su chage haiduna chatpani. Ahal singna su khara misingna singjanaba thadokpani. Chanu thoyenbi anidi kari su tawde. Leisi henbi di masadu khara su sonjabagi hakthi khan bahaurabani. Nongsu pantha matam oibana satin di hana na purakpani. Thoyenbina nongju silakpaduda satin do khandorei. Leisi henbi se nang hanam ta phajana tupase soidana lok thungdana narani. Beg ta tonga na hablakpa akang bama plarduna nupi dugi ngaksamde yechinbiduna. Lao asigi upareng haurisi da nong thukrusi. Sidai henjing khradi soidana naba tari ibani budi phai. Sanu suma tawdo ka hena khanjilude. Leisi hen bigi phibamde mana sui hena khangbana. Leisi hen bibu mayai thanganduna blazer ki pocket da nama na ani dugi pocket da homjinduna lehalli. Kharata oirasu ayingbadu koknaba. Thoyenbina sigi upambise hayeng aikhoini school ga loina khraba matungda nungsiba memories amagadi oihaudoini. Nong tarakpa kaidawrakpa pharak tarakpada aikhoigi ukanche mani hekta oibi. Chanu sukhumlai makhoibu khajikta oirabasu nong leidudagi ngakthokpiriba urel ujawduba yengduna. Nongduna sum kanchilakpaduda thoyenbi masagi litliba blazer du phau lawthokduna nupidugi masada konchinbi. Chanua nongse kaisu nemthararoi hena kanchilakpa natana kanade sotpa chozarasano yam sulapo oidre men rotana badum thokrasi. Leisi hen bidi kamai tawba
Masu dum yaurasano. Nong chubagi misu itak tai. Labuk sing siga nisa saba mugla adi aduni hena mathantham lama bera kani. Adum puna thokminarasi. Hoila ododi. Thoihenbi chanuna. Yari khai nupi tubu nongju duda chotana bu hotnajai. Hatu hatu punna thoklakpana ochin nachin auto parking malom bazar du phaudi yaure. Nong du su khakpaga laubaga kanchilai. Thoihenbina. Chanua, aikhoi ni su moida punna setminarasi. Leisi henbise mathanda thadokpa nungaite. Aduga horen moita moda dum thilalasi. Yai aduso yumgi mida su phone tawra hairasi. Asi haina duna auto amada dom khatli. Leisi henbidi ka hena chotpa oide. Matai thangliba ani dudi yamna natrabasu nong duna kankhibaga satin duna amakhak oikhibaga da khara the dum chotlabani. Leisi henbina. Thoyenbe yarani nangi blazer se adum licharo nangsu ingani romanchina namai gada taithupigese wahai se haiduna chotliba mamai do bektagi roman ama lokthokduna taithopirei thoyenbigi loiraga chanugi su taithoppi blazer do lokthok toibada thoyenbina khamlai yarani nupi nanga dum lilo inga gana du sharuk sotpai chotpa adum chojarasano gari se thoba haukradi ingba phaurai hore no yum yauraga athaba mo hongdo galoire masu karigi ingdani adubu ayingbado nungsibi mata tu gi khallaga khangjin khri moisu auto driver duda bara khare hena pichage haiduna mayum phawba thilalai kumthok kumsin tawningdabana yumsu yauri thoyenbina kumduna geto hangi ahum du sen boy chatboy senchilai ningthisu maiphu du thagatuna leirambani manem do tikna ba haiduna ningthina heima ichandom bia noi ta mo do nang lauru ni na chatkibani lambi da thingna dro chanu na oina kumlai thingna di na ma ai khoi tinong kan chilak paduda auto mari zap da ngangnaraga si phau thila lai ni thengi sina nongsi khara patharak pa ngai sirana ai khoi school gi yoram dai da khongna nga ma hobodo aduda palluiba aduba yade pathabagi mahuta kan chilak paduda Sido ini hekta puna la abane. Phari phari. Ai phone tawraga enchang ahauba ama leiro on haikragi. Noi suna sa loi chotli do. Phiron akang ba thabo hongdo uro. Soidana na batari. Aduga mai shidi ulao. Nasa do sagatnaba. Hoi nama. Wahai do hairam duna ahum do. Mapi marol hongba. Leisi hen bigi kada punna kari. Chanuna. Ai di humang busawal aba kay nung tawri. Ngak tang ginong lay nung shitudi mihun gase. Honeymoon jet kraboy ningori. Thoyenbina. Ai di nonglakta chelaga yam sana ningi. Video ga namaga. Aduda ikhoy sanai bema sina masa son basida haibu tallaba. Haina ahumdo. Athaba mapi marol hongdo e. Chanuna. Weather shida yendo. Kang nangaura charde hauridra. Leisi henbina. Adugidi inamana tamoda hairamani. Noi so hore nungdangi chaka charga phazan hallo. Phone tawraga ꯑꯩꯈꯣꯏꯅ ꯍꯥꯏꯔꯁꯨ ꯍꯥꯏꯁꯦ ꯅꯠꯇ꯭ꯔꯒ ꯏꯃꯥꯗ ꯍꯥꯏꯍꯟꯁꯦ ꯊꯣꯏꯍꯟꯕꯤꯅ ꯌꯥꯝ ꯊꯤ ꯌꯥꯏ ꯀꯩꯅꯣ ꯑꯗꯨꯗꯤ ꯆꯅꯨꯅ ꯃꯈꯥꯗ ꯃꯩ ꯇꯤꯛꯎꯁꯦ ꯏꯅꯝꯃꯅ ꯍꯧꯍꯧꯕꯗꯣ ꯍꯣꯏ ꯂꯥꯛꯎ ꯀꯨꯝꯃꯁꯦ ꯂꯩꯁꯤ ꯍꯦꯟꯕꯤꯗꯤ ꯃꯗꯨ ꯆꯣꯡꯕ ꯍꯧꯔꯕꯅꯤ ꯃꯁꯥꯗꯨ ꯂꯥꯏꯍꯧ ꯂꯥꯛꯑꯝꯗꯥꯏꯒꯤ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯗꯗꯤ ꯊꯣꯏꯅ ꯎꯠꯇꯅ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯀꯨꯝꯊꯔꯛꯏ ꯅꯤꯡꯊꯤꯁꯨ ꯃꯁꯟꯁꯤꯡ ꯀꯨꯝꯊꯔꯛꯄꯗꯨꯗ Lao lao, may sitiyaga na sasing do salo. Inama coffee ahawa si maki. Thoyenbina. Ay tawgi nama. Hay, yadi. School halak pagi waramani. Adu da punna ngay haklay minaro. Tamo deso ay na inchang layro na haikrabani. Noy supun na chak sarga chalo. Chara diwan chilurano. Chana ba to po ina simbiragi. Loy raga chakam khalaga karangani inchang duga thong laga chana ba. Hoy nama. Ningthi suwahay do hairam laga. Chakhom lairiba adom da changkri. Ningthi changkrabada ahum do wari tawi. Chanuna. Noi ina magumba nupisidi. Haujiki matamda taangna thoklani bema. Kaino kuphase. Nong matay koina lakpada sawbasu utti. Nangonda su pokminaba manaudo na luna tawi. Asigumba mause. Haujiki matamdadi khara taangna thokani ko. Thoyenbina. Adubudi leisi henbigi imaga supai kaino. Hoi, inama supai ko. Aigi wakhaldadi maula aga yung kaire kaise sukya higa ningde
ꯑꯟꯗꯔꯁꯇꯦꯟ ꯂꯩꯅꯔꯗꯤ ꯍꯥꯟꯅ ꯂꯩꯔꯝꯂꯤꯕ ꯆꯥꯡꯗꯨꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤ ꯃꯔꯤ ꯆꯦꯠꯁꯤꯟꯕ ꯌꯥꯏ ꯍꯥꯏꯁꯦ ꯅꯣꯏ ꯏꯅꯝꯃꯅ ꯄ꯭ꯔꯨꯞ ꯇꯧꯕ ꯌꯥꯗꯣꯏꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤꯒ ꯏꯃꯥꯗꯩꯒ ꯑꯗꯨꯁꯨ ꯆꯨꯝꯃꯦ ꯑꯗꯣ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨꯒꯤ ꯃꯈꯥꯁꯨ ꯈꯔꯗꯤ ꯄꯣꯜꯂꯤ ꯁꯤ ꯍꯥꯏꯌꯦꯅ ꯅꯨꯄꯤ ꯂꯣꯏꯅ ꯐꯕꯕꯨꯗꯤ ꯅꯠꯇꯦꯀꯣ ꯊꯥꯏꯅꯒꯤ ꯆꯠꯅꯕꯤꯅꯦꯅ ꯍꯧꯖꯤꯛ ꯀꯟꯅ ꯚꯥꯏꯔꯦꯜ ꯑꯣꯏꯅꯔꯛꯏꯕ ꯃꯅꯦꯝꯅ ꯃꯃꯧꯅ ꯌꯨꯝꯗꯨꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯆꯪꯂꯛꯄꯗ ꯈꯣꯡꯕꯤꯗ ꯅꯦꯠꯄꯒꯤ ꯇꯧꯅꯔꯛꯏꯁꯦ ꯑꯐꯕ ꯅꯠꯇꯦ ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯑꯗꯨꯅꯦ ꯑꯗꯨꯗꯤ ꯑꯩ ꯐꯥꯎ ꯌꯥꯅꯤꯡꯗꯦ ꯃꯤꯒꯤ ꯄꯨꯟꯁꯤꯒꯤ ꯑꯅꯧꯕ ꯑꯐꯕ ꯂꯝꯕꯤ ꯑꯃ ꯆꯠꯄ ꯍꯧꯖꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯔꯕ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯒꯩ ꯅꯥꯇꯩ ꯀꯌꯥꯗꯣ ꯊꯥꯗꯣꯛꯂꯝꯗꯨꯅ ꯂꯥꯛꯂꯤꯕꯤꯗꯨꯗ ꯃꯤꯅꯥꯏ ꯑꯣꯏꯅ ꯃꯥꯅ ꯉꯝꯅ ꯄꯥꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯃꯧꯗ ꯅꯦꯠꯂꯤꯕ ꯃꯅꯦꯝꯗꯨꯕꯨ ꯍꯌꯦꯡ ꯂꯩꯃꯤꯟꯅꯔꯕ ꯃꯇꯝꯗ ꯀꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯆꯅꯨꯅ ꯑꯩꯁꯨ ꯍꯥꯏꯅꯤꯡ ꯂꯩꯔꯝꯃꯤꯅꯤ ꯃꯃꯥꯡꯉꯩꯗ ꯂꯩꯔꯝꯕ ꯑꯍꯜ ꯂꯃꯟꯒꯤ ꯆꯠꯅꯕꯤꯅꯤ ꯍꯥꯏꯗꯨꯅꯁꯨ ꯐꯠꯇꯕꯁꯤꯡꯗꯤ ꯇꯞꯅ ꯇꯞꯅ ꯁꯦꯝꯗꯣꯛꯃꯤꯟꯅꯒꯗꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯃꯇꯝꯁꯦ ꯌꯥꯝꯅ ꯂꯨꯔꯦ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯣꯏꯕ ꯃꯇꯝꯗ ꯚꯥꯏꯔꯦꯜ ꯍꯥꯟꯅ ꯆꯠꯇꯧꯒꯤ ꯉꯥꯏꯗꯨꯅ ꯂꯩꯕ ꯂꯩꯕꯥꯛ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯈꯪꯂꯝꯗꯕ ꯎꯔꯝꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯑꯄꯪꯕ ꯑꯍꯜ ꯈꯔꯗꯤ ꯃꯃꯧ ꯂꯥꯛꯄꯗ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯅꯕꯁꯨ ꯌꯥꯎꯔꯤꯕꯅꯤ ꯊꯣꯏꯍꯦꯟꯕꯤꯅ ꯃꯧꯗꯨꯒꯤ ꯈꯣꯡꯕꯤ ꯅꯦꯠꯄꯒꯤ ꯃꯍꯨꯠ ꯅꯨꯡꯁꯤꯅ ꯀꯣꯟꯈꯠꯄꯤꯕꯗ ꯃꯧꯗꯨꯅ ꯍꯌꯦꯡ ꯃꯥꯕꯨ ꯀꯌꯥꯝ ꯐꯖꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯃꯧꯗꯨꯅ ꯌꯨꯝ ꯀꯥꯟꯁꯤꯟꯗ꯭ꯔꯤꯉꯩ ꯈꯣꯡꯕꯤ ꯅꯦꯠꯂꯒ ꯃꯥꯅ ꯉꯝꯅꯤꯅ ꯇꯧꯈꯤꯕꯗ ꯂꯩꯀꯥꯏ ꯋꯥ ꯋꯥ ꯂꯥꯎꯈꯤ ꯍꯧꯖꯤꯛꯇꯤ ꯑꯍꯟꯗꯣ ꯁꯣꯜꯂ ꯅꯥꯔꯒ ꯂꯩꯔꯤ ꯏꯅꯝꯃꯗꯣ ꯊꯣꯏꯅ ꯐꯠꯇꯕꯗꯤ ꯑꯣꯏꯗꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯇꯧꯈꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨꯅ ꯁꯦꯕꯥ ꯐꯥꯎꯕ ꯐꯖꯅ ꯇꯧꯅꯤꯡꯗꯦ ꯃꯆꯤꯟꯅ ꯊꯣꯛꯅ ꯍꯥꯏꯔꯕꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯈꯪꯗ꯭ꯔꯦꯗ ꯃꯇꯝꯁꯦ ꯌꯥꯝꯅ ꯂꯨꯔꯦ ꯅꯨꯄꯥ ꯐꯕ ꯐꯠꯇꯕ ꯌꯦꯡꯗ꯭ꯔꯤꯉꯩꯗ ꯂꯩꯃꯤꯟꯅꯒꯗꯕ ꯏꯃꯨꯡꯗꯣ ꯍꯥꯟꯅ ꯀꯝꯗꯧ ꯌꯦꯡꯉꯨ ꯍꯥꯏꯕ ꯃꯇꯝꯗꯨ ꯌꯧꯔꯦ ꯊꯣꯏꯍꯦꯟꯕꯤ ꯂꯩꯁꯤ ꯍꯦꯟꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯛꯅꯔꯛꯏ ꯂꯩꯁꯤ ꯍꯦꯟꯕꯤ ꯅꯣꯏ ꯏꯅꯝꯃꯁꯦ ꯂꯥꯛꯄꯗ ꯏꯃꯥꯅ ꯈꯣꯡꯕꯤ ꯅꯦꯠꯀꯦꯅ ꯇꯥꯟꯅꯗ꯭ꯔꯣ ꯇꯥꯟꯅꯗꯦꯗ ꯀꯥꯏꯗꯩꯅꯣ ꯏꯃꯥꯗꯤ ꯏꯅꯝꯃꯁꯦ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯌꯥꯝ ꯅꯨꯡꯁꯤꯅꯕꯅꯤ ꯃꯥꯡꯒꯣꯜ ꯐꯥꯎꯕ ꯏꯅꯝꯃꯁꯦ ꯍꯥꯟꯅ ꯀꯥꯍꯜꯂꯦ ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯌꯣꯅ ꯆꯅꯨꯅ ꯑꯩꯁꯨ ꯅꯣꯏ ꯏꯃꯥꯒꯨꯝꯕꯤ ꯑꯃꯠꯇ ꯏꯅꯦꯝꯄꯣꯛ ꯑꯣꯏꯅ ꯐꯪꯖꯅꯤꯡꯈ꯭ꯔꯦꯗ ꯊꯣꯏꯍꯦꯟꯕꯤꯅ ꯑꯗꯣ ꯑꯩꯈꯣꯏꯅ ꯏꯃꯨꯡꯗꯨꯗ ꯂꯩꯔꯝꯕ ꯃꯤꯒꯤ ꯈꯛ ꯈꯟꯅꯔꯤꯁꯦ ꯃꯅꯦꯝꯅ ꯃꯆꯟꯅ ꯐꯅ ꯅꯨꯡꯁꯤꯅ ꯑꯣꯛꯂꯁꯨ ꯐꯠꯇꯕ ꯃꯔꯤꯟ ꯇꯟꯕ ꯅꯨꯄꯥꯗꯣ ꯃꯥ ꯈꯛꯀꯤ ꯑꯣꯏꯅꯤꯡꯕ ꯃꯆꯜ ꯃꯆꯦ ꯃꯃꯥ ꯅꯨꯡꯁꯤꯕ ꯈꯪꯗꯕ ꯃꯤꯁꯨ ꯁꯧ ꯁꯥꯈꯩ ꯂꯩꯇꯕꯗꯤ ꯅꯠꯇꯦꯀꯣ ꯂꯩ ꯃꯣꯏꯅ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯋꯥꯡꯂꯦꯝꯕꯁꯨ ꯌꯦꯟ ꯂꯩꯗꯨꯅ ꯍꯜꯂꯛꯏ ꯏꯆꯟꯁꯤꯡ ꯄꯨꯂꯞ ꯂꯩꯔꯝꯃꯦꯗꯅ ꯑꯩꯗꯤ ꯅꯣꯏ ꯅꯣꯡ ꯆꯣꯠꯂꯝꯃꯅꯤꯅ ꯂꯧꯕ ꯆꯠꯄꯅꯤ ꯑꯗꯨꯒ ꯊꯦꯡꯅꯗ꯭ꯔꯦꯗꯅ ꯊꯣꯏꯍꯦꯟꯕꯤꯅ ꯍꯣꯏ ꯇꯥꯃꯣ ꯑꯩꯈꯣꯏꯗꯤ ꯅꯣꯡ ꯄꯥꯊꯕ ꯉꯥꯏꯕ ꯑꯣꯏꯅ ꯈꯣꯡꯅꯥꯡꯂꯣꯝꯗꯁꯨ ꯉꯥꯏꯍꯥꯛ ꯅꯣꯡ ꯊꯨꯞꯄ ꯂꯩꯔꯨꯔꯦ ꯑꯗꯨꯒ ꯁꯨꯝ ꯀꯟꯁꯤꯜꯂꯛꯄꯗꯨꯗ ꯂꯥꯏꯟꯗ ꯑꯣꯏꯅ ꯑꯗꯨꯝ ꯔꯤꯖꯥꯔꯚ ꯇꯧꯔꯒ ꯂꯥꯛꯑꯕ ꯐꯔꯦ ꯌꯨꯝꯗꯗꯤ ꯍꯥꯏꯈ꯭ꯔꯕꯣ ꯍꯥꯏꯗ꯭ꯔꯒꯅ ꯇꯥꯃꯣ ꯃꯔꯤ ꯍꯥꯏꯈ꯭ꯔꯒꯦ ꯑꯗꯨꯒ ꯇꯞꯅ ꯊꯤꯟꯕꯤꯔꯒꯦꯀꯣ ꯍꯣꯏ ꯇꯥꯃꯣ ꯍꯥꯏꯗ꯭ꯔꯤꯌꯦ ꯍꯥꯏꯕꯤꯈ꯭ꯔꯣ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛꯇꯣ ꯅꯤꯡꯁꯤꯡꯂꯨꯕꯗ ꯅꯨꯡꯁꯤ ꯍꯧꯈꯤꯕ ꯃꯇꯝꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛꯁꯨ ꯊꯨꯅ ꯆꯠꯂꯝꯂꯤ ꯉꯁꯤꯗꯤ ꯀꯌꯥꯗ ꯑꯑꯣꯟꯕ ꯑꯍꯣꯡꯕ ꯍꯥꯏꯕꯗꯨ ꯅꯥꯏꯔꯕꯅꯣ ꯃꯁꯥ ꯈꯖꯤꯛ ꯉꯝꯗꯕꯗ ꯃꯥꯅ ꯍꯥꯏꯗ꯭ꯔꯤꯉꯩ ꯍꯪꯕꯤꯔꯛꯇꯨꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯕꯅꯤ ꯑꯗꯨꯕꯨ ꯃꯧꯒꯤ ꯁꯤꯡꯗ ꯆꯠꯂꯛꯂꯕ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯜꯂꯕ ꯃꯤꯀꯨꯞꯁꯤꯗꯗꯤ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗꯨ ꯑꯣꯏꯗ꯭ꯔꯦ ꯂꯩꯃꯁꯨ ꯃꯆꯥꯅꯨꯄꯥ ꯍꯜꯂꯛꯄꯒ ꯀꯥꯗ ꯀꯥꯈꯤꯗ꯭ꯔꯤꯉꯩ ꯍꯥꯊꯨ ꯊꯣꯛꯂꯛꯏ ꯍꯩꯕꯨꯡꯉꯣ ꯅꯪ ꯑꯝꯇ ꯉꯥꯏꯈꯣ ꯃꯥꯔꯁꯟꯁꯨ ꯑꯣꯟꯊꯣꯔꯛꯇꯨꯅ ꯀꯩꯗꯧꯔꯒꯦ ꯃꯥꯁꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯕꯣ ꯑꯩꯅ ꯑꯉꯥꯡ ꯃꯁꯥ ꯉꯝꯗꯦ ꯈꯔ ꯉꯟꯅ ꯍꯜꯂꯛꯑꯣꯅ ꯅꯪꯉꯣꯟꯗ ꯑꯗꯨꯛ ꯐꯖꯅ ꯍꯥꯏꯈ꯭ꯔꯒ ꯀꯔꯤꯅꯣꯕ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯇꯧꯔꯛꯂꯤꯁꯤꯕꯨ ꯑꯩꯁꯤꯕꯨ ꯅꯪꯕꯨ ꯀꯔꯝ ꯉꯥꯡꯅꯗꯣꯔꯤꯅꯣꯅꯦ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦ ꯑꯗꯨ ꯑꯩꯁꯨ ꯂꯥꯛꯏꯁꯤꯗꯤ ꯂꯝꯕꯤꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯇꯅ ꯇꯧꯕꯅꯤ ꯂꯝꯁꯨ ꯑꯉꯥꯡ ꯅꯠꯇꯦ ꯅꯨꯡꯁꯤꯊꯦꯜꯗ ꯂꯩꯕ ꯆꯦꯛꯀꯣꯟꯗꯣ ꯌꯦꯡꯁꯤꯟꯕ ꯆꯠꯂꯤꯅ ꯑꯩꯅꯁꯨ ꯏꯃꯥꯗ ꯍꯥꯏꯈ꯭ꯔꯤꯗꯨꯕꯨ ꯁꯦꯜꯒꯤ ꯗꯤꯃꯥꯟ ꯑꯃꯒꯤ ꯋꯥꯔꯤ ꯁꯥꯕꯗ ꯈꯔꯁꯨ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯁ꯭ꯇꯣꯔ ꯑꯃ ꯍꯥꯡꯕꯩꯁꯨ ꯋꯥꯔꯤ ꯁꯥꯔꯨꯕꯅꯤ ꯍꯣꯏ ꯕꯥ ꯑꯗꯨꯕꯣꯕ ꯅꯪꯒꯤ ꯑꯉꯥꯡꯁꯤꯡꯗꯣ ꯈꯔꯁꯨ ꯊꯥꯗꯣꯛꯇꯅ ꯇꯧꯍꯜꯂꯣꯕ ꯏꯃꯥꯁꯤꯅ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯔꯕꯅꯤ ꯑꯗꯨꯅ ꯌꯦꯡꯁꯤꯟꯐꯝ ꯊꯣꯛꯄ ꯃꯄꯨꯔꯣꯏꯕ ꯑꯃ ꯑꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄꯗꯨꯗꯤ ꯇꯧ ꯍꯥꯏꯕꯅꯤ ꯏꯃꯥꯅ ꯍꯥꯏꯔꯤꯁꯤ ꯄꯩꯁꯥꯅ ꯈꯨꯗꯤꯡꯃꯛ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯅꯁꯥꯒꯤ ꯏꯃꯨꯡꯒꯤ ꯃꯇꯝꯁꯨ ꯇꯉꯥꯏ ꯐꯗꯅ ꯈꯔꯗꯤ ꯀꯥꯏꯊꯣꯛ ꯇꯧꯕꯅꯤ ꯍꯣꯏ ꯏꯃꯥꯁꯤ ꯃꯇꯨꯡꯗꯗꯤ ꯑꯩ ꯁꯣꯏꯗꯅꯕ ꯇꯧꯔꯒꯦ ꯐꯔꯦ ꯀꯥꯗ ꯀꯥꯔꯣ ꯑꯗꯨꯒ ꯋꯥꯇꯔ ꯕꯦꯒꯀꯤ ꯏꯁꯤꯡꯗꯣ ꯑꯃꯃꯨꯛ ꯁꯤꯟꯕꯤꯔꯝꯃꯨ ꯏꯃꯥꯅ ꯕꯣꯏꯂꯔꯗ ꯂꯨꯝꯂꯝꯕꯅꯤ ꯍꯣꯏ
ꯃꯥꯔꯁꯟꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯀꯥꯈꯠꯂꯛꯏ꯫ ꯊꯣꯡ ꯍꯥꯡꯕꯒꯤ ꯃꯈꯣꯜꯗꯨꯗ ꯅꯨꯄꯤꯗꯨ ꯃꯁꯥ ꯉꯝꯗ꯭ꯔꯁꯨ ꯉꯝꯗꯅ ꯍꯧꯒꯠꯅꯕ ꯇꯧꯖꯩ꯫ ꯑꯕꯦꯝꯃ, ꯌꯥꯔꯦ ꯀꯨꯝꯊꯔꯛꯀꯅꯣ, ꯑꯩ ꯑꯗꯨꯝ ꯂꯧꯔꯒ ꯍꯣꯡꯗꯣꯛꯑꯒꯦ, ꯅꯪ ꯄꯣꯊꯥꯔꯝꯃꯣ, ꯌꯥꯝꯕꯨꯡ ꯗ꯭ꯔꯦꯁ ꯆꯦꯟꯖ ꯇꯧꯔꯒ ꯂꯥꯛꯀꯦ꯫ ꯅꯨꯄꯤꯗꯨꯁꯨ ꯃꯁꯥꯗꯨ ꯉꯝꯃꯟꯗꯕꯅ ꯍꯧꯒꯠꯇ꯭ꯔꯦ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯃꯥ ꯃꯕꯨꯛꯅꯤꯡꯗꯨ ꯌꯥꯝ ꯅꯨꯡꯁꯤꯔꯕꯅꯤ꯫ ꯃꯥꯔꯁꯟꯁꯨ ꯅꯨꯄꯤꯗꯨ ꯃꯁꯥ ꯉꯝꯗꯕꯅ ꯃꯇꯝ ꯀꯨꯏꯅ ꯂꯧꯗꯦ꯫ ꯁꯦꯠꯀꯗꯕ ꯑꯃ ꯁꯠ ꯍꯣꯡꯗꯨꯅ ꯊꯨꯅ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯅꯨꯄꯤꯗꯨꯅ ꯐꯥꯎꯔꯝꯒꯗꯕꯗꯣ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯃꯥꯅ ꯁꯦꯡꯅ ꯈꯪꯕ ꯉꯝꯈꯤꯕ꯭ꯔꯥ? ꯃꯥꯔꯁꯟ ꯐꯃꯨꯡꯗ ꯀꯥꯔꯛꯏ, ꯑꯗꯨꯒ ꯐꯩꯖꯨꯞꯇꯣ ꯃꯈꯣꯏ ꯑꯅꯤꯃꯛ ꯁꯨꯞꯆꯤꯜꯂꯤ꯫ ꯏꯀꯣꯏ ꯀꯣꯏꯕ ꯃꯇꯧꯗꯤ ꯅꯨꯄꯥꯗꯨꯅ ꯐꯥꯎꯍꯟꯗꯕꯅꯤ꯫ ꯊꯃꯣꯏꯗꯨꯅ ꯅꯨꯄꯤꯗꯨꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯛꯄ ꯅꯨꯡꯁꯤꯔꯛꯇꯕꯗꯤ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯒ ꯂꯣꯏꯅꯕꯤ ꯑꯃꯗ ꯎꯠꯐꯝ ꯊꯣꯛꯄ ꯃꯇꯧꯗꯤ ꯇꯥꯗꯅ ꯎꯠꯄꯅꯤ꯫ ꯑꯕꯦꯝꯃ, ꯅꯁꯥ ꯌꯥꯝ ꯉꯝꯗ꯭ꯔꯗꯤ ꯌꯥꯝꯕꯨꯡꯒ ꯗꯣꯛꯇꯔ ꯆꯠꯂꯨꯁꯤꯔꯣ? ꯌꯥꯅꯤꯗ, ꯆꯠꯇ꯭ꯔꯁꯨ ꯌꯥꯝ ꯀꯟꯅ ꯉꯝꯗꯕ ꯅꯠꯇꯦ, ꯑꯗꯨꯝ ꯐꯖꯈꯤꯅꯤ꯫ ꯃꯥꯔꯁꯟ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧꯗꯣ ꯇꯁꯦꯡꯅ ꯀꯔꯤꯒꯨꯝꯕ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯔꯛꯄꯅ꯫ ꯑꯕꯦꯝꯃ, ꯀꯩ ꯍꯥꯏꯒꯦ ꯌꯥꯝꯕꯨꯡ? ꯅꯪ ꯌꯥꯝꯕꯨꯡꯒꯤ ꯅꯥꯛꯇ ꯂꯩꯕꯁꯦ ꯋꯥꯕ꯭ꯔꯥ? ꯋꯥꯗꯦ꯫ ꯅꯁꯥ ꯉꯝꯗ꯭ꯔꯗꯤ ꯑꯩꯉꯣꯟꯗ ꯉꯁꯥꯏꯅ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ? ꯐꯣꯟꯗꯣ ꯀꯗꯥꯏ ꯊꯝꯈ꯭ꯔꯕꯅꯣ ꯈꯪꯗꯤꯌꯦ ꯌꯥꯝꯕꯨꯡ꯫ ꯃꯥꯔꯁꯟ ꯅꯨꯄꯤꯗꯨꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤ, ꯅꯨꯡꯁꯤꯔꯤꯕ ꯄꯨꯛꯅꯤꯡꯗꯣ ꯈꯪꯕꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯑꯕꯦꯝꯃ, ꯐꯅ ꯌꯥꯝꯅ ꯑꯆꯤꯟꯕ ꯏꯊꯧ ꯂꯩꯔꯕꯁꯨ ꯅꯪꯅ ꯌꯥꯝꯕꯨꯡꯕꯨ ꯅꯤꯡꯁꯤꯡꯂꯛꯄ, ꯄꯥꯝꯂꯛꯄ, ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯇꯥꯅꯤꯡꯂꯛꯄ ꯃꯤꯀꯨꯞꯇ ꯌꯥꯝꯕꯨꯡ ꯅꯅꯥꯛꯇ ꯁꯣꯏꯗꯅ ꯂꯦꯞꯀꯅꯤ꯫ ꯑꯩꯁꯦ ꯅꯪꯒꯤꯅꯤ, ꯆꯠꯅꯕꯤꯗ ꯅꯠꯇꯅ ꯊꯃꯣꯏꯅꯁꯨ ꯌꯥꯅ ꯅꯪꯕꯨ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯌꯥꯝꯕꯨꯡꯅ ꯂꯧꯁꯤꯟꯕꯅꯤ꯫ ꯀꯩꯒꯤ ꯑꯩꯉꯣꯟꯗ ꯀꯣꯏꯔꯤꯅꯣ, ꯋꯥ ꯂꯣꯠꯂꯤꯅꯣ? ꯅꯪꯒꯤ ꯑꯄꯥꯝꯕ, ꯅꯪꯅ ꯇꯧꯍꯟꯅꯤꯡꯕꯗꯣ ꯌꯥꯝꯕꯨꯡꯗ ꯂꯣꯏꯅ ꯍꯥꯏꯗꯧꯅꯤ꯫ ꯅꯇꯣꯝꯗ ꯈꯪꯖꯤꯜꯂꯤ ꯀꯩꯒꯤꯅꯣ? ꯂꯩꯁꯤꯍꯟꯕꯤ ꯍꯧꯖꯤꯛꯇꯗ ꯃꯄꯨꯔꯣꯏꯕꯕꯨ ꯀꯣꯟꯁꯤꯜꯂꯤ꯫ ꯃꯕꯨꯛꯅꯤꯡꯁꯨ ꯏꯅꯨꯡ ꯅꯨꯡꯁꯤꯔꯛꯂꯤ ꯑꯅꯤꯛꯄ ꯈꯣꯟꯖꯦꯜꯒ ꯂꯣꯏꯅꯗꯨꯅ꯫ ꯌꯥꯝꯕꯨꯡ, ꯀꯩꯒꯤꯅꯣ ꯈꯪꯗꯦ, ꯉꯁꯤꯗꯤ ꯌꯨꯝꯗ ꯌꯥꯝ ꯆꯠꯅꯤꯡꯉꯤ꯫ ꯏꯃꯥ, ꯏꯅꯝꯃ, ꯇꯥꯃꯣꯁꯨ ꯌꯥꯝ ꯅꯤꯡꯁꯤꯡꯉꯤ꯫ ꯃꯣꯏꯅ ꯑꯩ ꯃꯅꯥꯛꯇ ꯂꯩꯔꯝꯃꯗꯤ ꯑꯩꯅ ꯐꯥꯎꯔꯤꯕ ꯃꯌꯥꯝꯁꯦ ꯇꯝꯊꯣꯛꯄꯁꯨ ꯍꯩꯒꯗꯕ ꯃꯥꯜꯂꯤ꯫ ꯃꯥꯔꯁꯟꯁꯨ ꯅꯨꯄꯤꯗꯨꯕꯨ ꯇꯞꯅ ꯃꯊꯥꯗ ꯀꯣꯟꯁꯤꯟꯕꯤ, ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯗꯨꯅ꯫ ꯁꯅꯥ, ꯌꯥꯝꯕꯨꯡꯒꯤ ꯁꯅꯥꯊꯣꯏꯕꯤ ꯁꯤ ꯀꯩꯒꯤ ꯑꯗꯨꯛ ꯌꯥꯝ ꯈꯟꯖꯤꯜꯂꯤꯅꯣ? ꯅꯪꯅ ꯏꯃꯥ, ꯏꯅꯝꯃ, ꯇꯥꯃꯣ, ꯊꯣꯏꯕꯤ ꯎꯅꯤꯡꯕꯒꯤꯗꯤ ꯌꯥꯝꯕꯨꯡꯒ ꯍꯌꯦꯡ ꯁꯣꯏꯗꯅ ꯆꯠꯁꯤ꯫ ꯑꯩ ꯅꯪꯕꯨ ꯃꯣꯏꯒ ꯁꯣꯏꯗꯅ ꯎꯅꯍꯟꯒꯦ꯫ ꯑꯗꯨꯒꯅꯦ ꯁꯅꯥ, ꯅꯪ ꯑꯩꯕꯨ ꯃꯤꯇꯣꯞꯀꯨꯝ ꯏꯟꯊꯣꯛꯀꯅꯨ, ꯂꯥꯞꯅꯁꯨ ꯊꯝꯒꯦ ꯈꯟꯒꯅꯨ꯫ ꯋꯥꯈꯜꯗꯨꯗꯒꯤ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯏꯃꯥ ꯕꯕꯥ, ꯇꯥꯃꯣ, ꯏꯅꯝꯃ, ꯅꯪꯒꯤ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛꯇꯣ ꯌꯥꯝꯕꯨꯡꯅ ꯑꯣꯏꯔꯕꯅꯤ꯫ ꯅꯪꯅ ꯍꯥꯏꯅꯤꯡꯕ, ꯇꯝꯅꯤꯡꯕ, ꯇꯧꯅꯤꯡꯕ ꯑꯄꯥꯝꯕ ꯂꯣꯏꯅ ꯍꯥꯏꯌꯨ꯫ ꯅꯪꯒꯤ ꯌꯥꯝꯕꯨꯡ ꯂꯩꯔꯤꯁꯤꯗꯤ꯫ ꯃꯁꯥ ꯉꯝꯗꯕꯒ ꯃꯄꯨꯔꯣꯏꯕꯅ ꯉꯁꯥꯏꯗꯒꯤ ꯋꯥꯍꯩ ꯑꯃ ꯍꯥꯏꯗꯨꯅ ꯐꯣꯟꯁꯨ ꯇꯧꯕꯤꯔꯛꯇꯕꯒ ꯋꯥꯈꯜ ꯄꯪꯈꯟꯗ ꯈꯟꯖꯤꯟꯕꯅꯤ ꯅꯨꯄꯤꯗꯣ꯫ ꯌꯥꯝꯕꯨꯡꯁꯨ ꯑꯩ ꯂꯩꯕꯒꯤ ꯃꯩꯁꯥ ꯂꯥꯡꯉꯤ꯫ ꯌꯨꯝꯗ ꯐꯥꯎꯕ ꯀꯩꯁꯨ ꯂꯩꯅꯤꯡꯗ꯭ꯔꯦ꯫ ꯍꯜꯂꯛꯇꯕ ꯌꯥꯗꯕꯒꯤ, ꯑꯩꯕꯨ ꯂꯣꯏꯅꯗꯕ ꯌꯥꯗꯕꯒꯤ ꯂꯣꯏꯅꯕꯅꯤ ꯈꯪꯉꯤ꯫ ꯐꯅ ꯂꯥꯞꯅ ꯆꯠꯊꯣꯛꯑꯁꯨ ꯑꯩ ꯍꯜꯂꯛꯇꯣꯔꯤ, ꯀꯩꯗꯧꯔꯤ ꯍꯥꯏꯕ ꯐꯥꯎꯕ ꯍꯪꯕꯤꯔꯛꯇꯦ꯫ ꯑꯩꯗꯤ ꯅꯐꯝꯗ ꯂꯝꯂꯥꯟꯕꯤꯅꯤ꯫ ꯍꯩꯃꯥ, ꯑꯗꯨꯝꯅ ꯈꯟꯒꯅꯨꯅꯦ ꯁꯅꯥ ꯅꯪꯕꯣ, ꯌꯥꯗꯗꯨꯅ ꯇꯧꯕꯅꯤ꯫ ꯌꯥꯝꯕꯨꯡꯗꯣ ꯅꯨꯡꯁꯤꯊꯦꯜ ꯈꯨꯟꯗ ꯆꯠꯂꯨꯌꯦ ꯉꯁꯤ꯫ ꯅꯨꯡꯁꯤꯊꯦꯜ ꯀꯧꯕ ꯂꯝꯕꯨ ꯂꯩꯕ꯭ꯔꯣ ꯌꯥꯝꯕꯨꯡ? ꯂꯩꯌꯦ꯫ ꯃꯐꯝꯗꯨꯗ ꯌꯥꯝꯕꯨꯡꯒꯤ ꯆꯦꯛꯀꯣꯟꯁꯨ ꯂꯩꯌꯦ꯫ ꯑꯗꯨꯒꯤ ꯄꯥꯏꯈꯣꯝꯕ ꯂꯣꯌꯥꯒ ꯄꯨꯟꯅ ꯌꯦꯡꯁꯤꯟꯕ ꯆꯠꯂꯨꯕꯅꯤ꯫ ꯁꯦꯜꯒꯤ ꯗꯤꯃꯥꯟꯁꯨ ꯂꯥꯛꯄꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯁꯥꯗꯕ ꯌꯥꯗ꯭ꯔꯕ꯫ ꯑꯗꯨꯒꯅꯦ, ꯃꯐꯝꯗꯨꯗ ꯏꯁꯇꯣꯔ ꯑꯃꯁꯨ ꯍꯥꯡꯁꯤ ꯍꯥꯏꯅ ꯄ꯭ꯂꯥꯟ ꯇꯧꯕꯒꯤ ꯋꯥꯔꯤꯁꯨ ꯁꯥꯔꯨꯔꯤ꯫ ꯅꯨꯄꯤꯗꯣ ꯋꯥꯔꯤꯗꯨꯗ ꯊꯋꯥꯏ ꯌꯥꯎꯔꯛꯇꯨꯅ, ꯅꯨꯡꯁꯤꯊꯦꯜꯁꯤ ꯌꯥꯝ ꯂꯥꯞꯄ꯭ꯔꯣ ꯌꯥꯝꯕꯨꯡ? ꯂꯥꯞꯄꯦ꯫ ꯁꯤꯗꯒꯤ ꯆꯠꯄꯗ ꯄꯨꯡ 3 ꯈꯔ ꯍꯦꯟꯅ ꯆꯪꯏ꯫ ꯑꯗꯨꯁꯨ ꯁ꯭ꯄꯤꯗ ꯀꯟꯅ ꯊꯧꯕꯒꯤ꯫ ꯅꯪꯕꯨ ꯆꯠꯅꯤꯡꯕ꯭ꯔꯣ? ꯆꯠꯅꯤꯡꯉꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯆꯠꯅꯤꯡꯂꯗꯤ ꯌꯥꯝꯕꯨꯡꯅ ꯄꯨꯔꯒ ꯂꯣꯏꯔꯦ꯫ ꯉꯁꯤꯒꯤꯗꯤ ꯁꯥꯎꯔꯅꯨ꯫ ꯌꯥꯝꯕꯨꯡꯗꯣ ꯊꯕꯛꯅ ꯃꯩ ꯍꯧꯕꯒꯤ ꯐꯣꯟ ꯄꯥꯏꯕꯒꯤ ꯃꯇꯝ ꯐꯥꯎꯕ ꯂꯩꯇꯕ꯫ ꯑꯩꯅ ꯐꯣꯟ ꯍꯦꯛ ꯄꯥꯏꯔꯛꯄꯒꯅꯦ, ꯏꯃꯥꯁꯤꯅ ꯅꯪ ꯅꯥꯏ ꯍꯥꯏꯔꯛꯄꯗꯒꯤ ꯑꯇꯩ ꯊꯕꯛꯀ ꯂꯣꯏꯅ ꯍꯨꯟꯗꯣꯛꯂꯝꯂꯒ ꯂꯥꯛꯏꯅꯦ꯫ ꯑꯗꯨꯗꯤ ꯃꯤꯅ ꯁꯥꯎꯔꯣꯏꯗ꯭ꯔꯣ? ꯁꯥꯎꯔꯣꯏꯗ, ꯊꯕꯛꯇꯒꯤꯗꯤ ꯅꯪꯅ ꯃꯔꯨꯅꯤ꯫ ꯅꯨꯡꯁꯤꯊꯦꯜ ꯈꯨꯟꯗꯣ ꯌꯥꯝ ꯐꯖꯖꯥꯠꯅꯤ꯫ ꯂꯧꯕꯨꯛ ꯂꯝꯍꯥꯡ, ꯆꯤꯡꯅ ꯏꯀꯣꯏ ꯀꯣꯏꯅ ꯂꯩꯕꯒ ꯎꯔꯒ ꯄꯤꯛꯇꯛ ꯇꯧꯕ ꯈꯨꯟ ꯃꯆꯥꯅꯤ꯫ ꯅꯪ ꯆꯠꯂꯒ ꯈꯪꯅꯤ, ꯄꯨꯛꯅꯤꯡꯒꯁꯦ ꯇꯌꯤꯡ ꯇꯌꯤꯡ ꯂꯥꯎꯏ꯫ ꯑꯗꯣ ꯅꯪꯕꯨ ꯀꯩ ꯆꯥꯔꯒꯦ?
Imasina champut pirambani. Ado chaningdabagi chadre. Singga isinga putpadi thai. Imana lok thongba phani hidak ni hai. Kai chaninge yambungda hayo. Kai su chadradi phararoi. Indam yam chalido. Khangde amuk su yam sai. Amuk ne yam inge. Adudi lok to bai hongnabini kai su doroi. Yambung nangi chanaba ma sembirake. Semuranu yambung chak loiraga asabo ina khitang charage. Adudi leiramo chak loirabana ai ima si thanguge. Thuna mukarge. Marshan su phamungdagi kumthai. Nupidugi phaijupto amuk ningthina semlaga supiramduna kitchen-da kari. Sinthasu kanghau ngauduna leirami. Mistoro kanghau ngaubiri. Yambong, aingonda khatnabi yam haujarak-sanu. Pairi se khabaini ko. Harino nang onjani. Thombiru ani khabaina. Khabaina thomaga mi singse. Hanino nang loina onaradi. Wana leiri singse. Amta leiramaroi. Yambong, inamagi upuda phanek pi sut yaw hobani. Adugoi doroge. Ichalge unpot langshinbiro hairo. Natte. Lobina babu leiraboba. Aibu isinupadu masak yeningkreda. Sinthado nakanda leiramba glass na mapaiduna mabungda khangthom thomi. Marshan na handokhibaga leimana priestagi thabi lauthoke dawbaga mapa chanaduna leimagi nanganda oina pali leima sauna. Hey, napa yan gi macha ni. Ichau sa khainoi ni tawrise karino ha. Khanagi mare yenagi hairisu nachini yeno. Nakhuna sa yawnari bu karigino. Hey nupiya nangda karigino. Nabung shida glass na ikda thomli dia. Mashibu karang wangna doino ni aibo. Phana suma chawri gyan khajik ta baw hekta da basibo masibo. Marshando lanjada basaduna. Imasia abi madu chakla mi. Ai khara pukhat pi khrage. Ai khoiro oyai badu leiri banadro. Leiri bani. Chathoi biya nang chak to khara thibi kro. Nana magi nga dudi imana nga saina sahalabani. Alu aput paduga thum kharaga hapaga pi kro na bungda. Laima machanu padadi chairudre. Thabak wana halakhibaga selgi diman lakpagi matha sai haikhibaduga leisi hen pi amuk nabaduda sinthasu saurang marang tongna thiduna wangangda dining table duda makhol thokna thammi. Marshan chu pukham do pairaga thoklamdaida amuk sulaknarami. Toro leimana ibongo nang sunga sinya ichau sau khai purak-tringaida mathaka khro chalo angang sira do maina sumlakna dana leiranu. Marshan na thokrabada sinthado machinda muram soli. Moina nungsirise machanu pa khaktani. Aina thabuk chudoba miwasu taba. Chaka charo yamta. Marshan su chak hapa pleto poduna nupiduna lehauba kaduda lai. Abima lok thongbagi imon munthari nupido makokto chikpana mamit pangningdrabani. Mapuroi bagi khonjel duda yenglai. Marshan phaijukto tapna haidokpiduna nupidugi masado tapna paiduna chingkhatpi. Monduna nga thajabasu yanaba nupidugi manangganda thambi. Chak asabase khara jatho loibaga hidak charaga potharo nonganbaga pharamadabani. Ai khod hamluge yambong hamurano phamungdei kumtharano yambong inbiragi ngakleiramuko. Wahai se haiduna haugat khraga roomde attest tawduna thamliba bathroom duda changduna makhut hamluraga thoraklaga nupidugi nakta phamtharai. Yauriba ngadu maru hana phajana manbi. Alu aputpado makhutna namkhaiduna thum khara haplaga chaktuga tottuna ngadu maset cho hapaga inbi. Ahawra khai yambong lok to buini se kharaso se themaga tapna kharadi jasilo maramokpani. Nupido chakhom ani ahum sobaga o e yambong chaningdre chaba phau hodri kidanga chakhu obima. Ai kona horen chaning la kana chageba adudi chapha moina ba
Horlicks oina thakira. ꯌꯥꯅꯤꯌꯦ ꯆꯥꯛꯈꯨꯝ ꯑꯅꯤ ꯑꯍꯨꯝ ꯆꯥꯔꯕꯅꯤꯅ ꯍꯤꯗꯥꯛ ꯆꯥꯕ ꯍꯣꯔꯦꯟ ꯄꯨꯛ ꯂꯥꯝꯃꯗꯤ ꯊꯛꯀꯦ Phari phari. Adude ai hidak lauruge. Nang horen na bukla ma di hairauko. ꯍꯣꯏ ꯌꯥꯝꯕꯣ Marshanso medicine hapa box to laurutuna khoklaga nupi tu da pijay. Laisi hen bisu sasilli. Isingdo kharaga thawo bima. Laisi hen bisu mapuroi bana haibe illi. Marshanso amok isingdo lauduna nakanda thamkraga magi phone do lokthoptuna. Ngasidi Ningthi gi number da mana oina video call tawi. Ningthi na pairakpaga Laisi hen bigi mamai mapada phone gi screen do thangjin birai. Ningthi na Haima ichantom biya narabro nangbo kaidoragi namai na mitkadu imak maksilade. ꯂꯣꯛ ꯂꯥꯏꯍꯧ ꯈꯔ ꯇꯧꯕꯅꯤꯗ ꯊꯣꯏꯕꯤꯗꯤ ꯂꯩꯇ꯭ꯔꯣꯏꯅ ꯃꯥ Laidiye hanbude halani marai tawena noi tamoga kinderjoy layona dukanda chatkibani. ꯏꯅꯝꯃ ꯍꯣꯏꯗꯤ ꯆꯥꯛꯀ ꯆꯥꯔꯕ꯭ꯔꯣ Chare chare. Nangdi charabro. ꯍꯣꯏ ꯈꯔ ꯆꯥꯔꯤ ꯏꯅꯝꯃ Nasaga tulum na layo. Hinjini inghangano ko. ꯍꯣꯏ ꯏꯅꯝꯃ Henja thoibisu matang chana mamabu kau duna changlai. Mama! Mama! Tayi cha thoibi sidala o nine phone tawre. Henja thoibi manena phone tawre haibaduda senchilaptuna phone do mama da kitab laukhre. Aya ninne haune kadai chaloino nangbo. Henja thoibi lairakliba cherang da hapa kinder joy do uttuna. Tu sise papa ga lairuiba nine aina su ko nine ge saruk yauna papa da leihanba ibani dom chabado nine nang la uko nangi ma thamlamdoini thamganuda nine lakpada imauge adugumba mayam puraki nang adom charamo nine kam kanda laktoino Marshan pha changsilaktuna screen duda ma oina uhanduna ekhoi da laudana thoibe Henja thoibi do machin macha duga sugatuna hando kaka nine udre kaka haigano mamo ko thoibi aiga sudina si kaino nangna nine dai mamo ga sudina si nangai chaninge sanapot kai pame mamo ga dinaradi apambal oina lei thadoini Henja thoibi do haipet wakhal khalli Ningthi su macha do onchinduna cha thoibi mamo ni mamo ko thokro maga dinaradi ne nine se nangna uninga kanda adom uba phangdoini Henja thoibi machin macha duna nungsina nupa do ko kauri mamo haune yam nungsi nine do aigi manakta pubiyo ko pubige hayeng ne nine ga aiga nanguna balaktoini nangi kai leira uge Henja thoibi harauna aya mamo aseng bai lakadra laktoini nine se thoibi uninge hairiga kapini Marshan angang amattaga nakna loinarakpa mi natte adubu Henja thoibi budi nungsina loinabi angang ga yamna laurakpa mali mataudo tasingna hairagadi nupi duga naknaba singduga magasu naknana nungsina loinaba pambani nine do ka phanganu ko nine da supu bayade nine puradi ai saudoini papa da daktoiba duga puroi ekhoi thoibi di masaksu yam phajai mamane kai bijage mayam pijai bo nine na su adum mama ai wa ma tambige tambiyo bubok na ko ai se mama papa da ki hena phajai hai ngo thoibi na mayam da ki loina heli phajaba nine su phajabani bo laisi hen biga hangba kauri angang do hayeng Marshan lakpada tawrakadaba singdo machin machaduna ngangli Janu sunga sidi thoihenbi hoida oina leirane haiduna mamada haikri ngasi muk ikaiba ngasi muk pukning nungsibadi punchida anirak hanasu laklaroi haina wakhada khalli thoihenbi phana janu ki mawongdo yaningdaba sauningba leiragasu nupi ama oibaki ikaiba nungairam moidabadudi nupi ama oina janabi mata ama oina manasu nungaite Thoihenbina yarise nang wakhal yam khanjin mankri jano khara sulai thokna khanba tamo mana sumai hairi si mong si ula ena sum khanjilaga wakhal do numit khuding wa da woiragana
ꯋꯥꯕꯩ ꯋꯥꯕ ꯊꯥ ꯈꯔ ꯋꯥꯊꯣꯛꯑꯒ ꯃꯥꯕꯨ ꯀꯥꯎꯕ ꯉꯝꯅꯕ ꯍꯣꯠꯅꯔꯣ ꯑꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯃꯗꯨ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯒꯅ ꯃꯥꯅ ꯅꯪꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯔꯛꯄ ꯃꯤꯀꯨꯞꯇꯨ ꯐꯥꯎꯗꯤ ꯅꯪ ꯋꯥꯔꯁꯨ ꯋꯥꯅ ꯈꯥꯡꯉꯨ ꯑꯩꯅꯁꯨ ꯊꯥꯖꯕ ꯂꯩ ꯆꯅꯨꯗꯣ ꯏꯀꯥꯏꯕꯁꯨ ꯐꯥꯎꯏ ꯑꯗꯨꯕꯨ ꯑꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯑꯋꯥꯕꯗꯨꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯍꯥꯏꯗꯣꯛ ꯇꯝꯊꯣꯛꯈ꯭ꯔꯒ ꯐꯔꯅꯤ ꯈꯜꯂꯕꯒꯨꯝ ꯊꯣꯏ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯠꯇꯒꯤ ꯃꯃꯤ ꯊꯃꯣꯏꯗ ꯇꯥꯍꯟꯗ ꯃꯥ ꯈꯛꯇꯕꯨ ꯂꯥꯠꯆꯗꯨꯅ ꯅꯨꯡꯁꯤꯗꯨꯅ ꯂꯥꯛꯄꯅꯤ ꯃꯤꯅ ꯈꯪꯈ꯭ꯔꯒ ꯑꯩꯕꯨ ꯇꯊꯤ ꯁꯣꯏꯗꯅ ꯆꯩꯕꯤꯒꯅꯤ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯉꯤ ꯂꯨꯅ ꯄꯨꯜꯂꯤꯕ ꯏꯃꯥꯟꯅꯕꯤ ꯑꯃꯗ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄ ꯅꯨꯄꯥꯗꯣ ꯑꯩꯅ ꯅꯨꯡꯁꯤ ꯅꯨꯄꯥꯁꯤꯒꯤꯗꯃꯛ ꯅꯨꯡꯁꯤꯕꯤ ꯃꯔꯨꯞꯇꯨ ꯐꯥꯎꯕ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯗꯨꯅ ꯃꯥꯕꯨꯇ ꯌꯦꯡꯊꯤ ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯈꯪꯂꯝꯒꯅꯤ ꯑꯩ ꯂꯩꯁꯤ ꯍꯦꯟꯕꯤꯕꯨꯁꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯑꯗꯨꯕꯨ ꯏꯁꯥ ꯈꯪꯍꯧꯗꯅ ꯐꯥꯎꯔꯛꯈꯤꯕ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯣ ꯑꯩꯅ ꯊꯦꯡꯕꯁꯨ ꯉꯝꯈꯤꯗꯦ ꯃꯥꯕꯨ ꯈꯝꯕꯟꯕ ꯍꯦꯟꯃꯟꯕꯅ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯑꯣꯏꯈꯤꯗ꯭ꯔ ꯄꯥꯈꯠꯃꯟꯕꯅ ꯑꯩꯅ ꯀꯦꯔꯣꯂꯤꯟꯒ ꯅꯛꯁꯤꯟꯅ ꯄꯨꯟꯈꯤꯕꯅꯤ ꯑꯩꯁꯦ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯅꯣ ꯑꯣꯏꯖꯕ ꯊꯤꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯏꯁꯥꯅ ꯈꯪꯖꯔꯤ ꯃꯔꯥꯟ ꯁꯨꯛꯂꯩ ꯂꯩꯖꯗꯕꯤ ꯃꯥꯕꯨ ꯋꯥꯔꯧꯗꯨꯅ ꯑꯗꯨꯛ ꯃꯃꯜ ꯌꯥꯝꯕ ꯑꯅꯤꯔꯛ ꯍꯟꯅ ꯂꯥꯛꯂꯣꯏꯗꯕ ꯅꯨꯡꯁꯤꯕ ꯃꯤꯀꯨꯞꯇ ꯐꯥꯎꯕ ꯑꯩ ꯁꯔꯨꯛ ꯌꯥꯕ ꯉꯝꯈꯤꯗ꯭ꯔꯦ ꯆꯅꯨꯗꯣ ꯄꯦꯟꯅ ꯍꯤꯛ ꯀꯞꯊꯣꯔꯛꯏ ꯇꯣꯝꯊꯤꯟꯒꯤ ꯋꯥꯍꯩꯁꯤꯡꯗꯣ ꯊꯃꯣꯏꯗ ꯇꯥꯅ ꯊꯤꯜꯂꯝꯕꯒꯨꯝ ꯈꯥꯡꯕ ꯉꯝꯗ ꯆꯩꯅꯥ ꯐꯥꯎꯔꯤ ꯃꯤꯀꯨꯞꯁꯤꯒꯤꯗꯃꯛ ꯑꯣꯏꯔꯤꯗ꯭ꯔꯥ ꯃꯥꯅ ꯆꯍꯤ ꯀꯌꯥ ꯅꯨꯄꯥ ꯃꯥꯕꯨꯗ ꯉꯥꯏꯖꯔꯛꯂꯤꯕ ꯊꯣꯏꯍꯦꯟꯕꯤ ꯆꯅꯨꯒꯤ ꯃꯄꯤꯗꯨ ꯅꯨꯡꯁꯤꯅ ꯇꯩꯊꯣꯛꯄꯤ ꯅꯨꯡꯁꯤꯅꯁꯨ ꯊꯦꯝꯖꯤꯟꯕꯤ ꯆꯅꯨ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏꯗꯤ ꯅꯪ ꯑꯩꯅ ꯊꯦꯝꯂꯨꯕ ꯉꯝꯕ ꯍꯧꯅꯗꯦ ꯅꯤꯡꯉꯥꯏꯗꯨꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯃꯥ ꯈꯛꯅ ꯊꯦꯝꯒꯗꯕꯅꯤ ꯀꯔꯤꯒꯤ ꯆꯩꯗꯣꯏꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯁꯣꯏꯔꯦ ꯈꯪꯖꯗꯨꯅ ꯑꯐꯕ ꯂꯝꯕꯤ ꯑꯃꯗ ꯆꯠꯀꯦ ꯈꯜꯂꯛꯂꯤꯕꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯄꯦꯟꯖꯕ ꯃꯤꯀꯨꯞ ꯑꯃ ꯂꯩꯇꯦ ꯂꯩꯁꯤ ꯍꯦꯟꯕꯤꯅꯁꯨ ꯅꯪꯕꯨ ꯃꯔꯨꯞꯀꯤ ꯅꯨꯡꯁꯤꯕꯗ ꯃꯥꯡꯗꯅ ꯍꯧꯖꯤꯛꯁꯨ ꯅꯨꯡꯁꯤꯔꯤꯕꯅꯤ ꯑꯩꯈꯣꯏꯅꯁꯨ ꯅꯪꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯁꯤ ꯃꯔꯤꯁꯦ ꯆꯦꯠꯁꯤꯟꯅ ꯂꯣꯏꯅꯁꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯛꯇ ꯀꯩꯗꯧꯅꯨꯡꯗ ꯀꯝꯄꯤꯇꯤꯁꯟ ꯋꯥꯈꯜ ꯆꯦꯟꯒꯅꯨ ꯑꯩꯅꯁꯨ ꯉꯁꯥꯏꯅ ꯍꯥꯏꯔꯤꯗꯨꯅꯤ ꯃꯤꯑꯣꯏ ꯑꯃꯅ ꯅꯪꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯍꯜꯂꯛꯀꯦ ꯍꯥꯏꯔꯕꯗꯤ ꯅꯪ ꯍꯥꯏꯕ ꯅꯪꯁꯤꯗ ꯅꯨꯡꯁꯤꯍꯜꯂꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯒꯤ ꯃꯑꯣꯡ ꯃꯇꯧ ꯇꯝꯗꯨꯅ ꯃꯤ ꯑꯃꯕꯨ ꯁꯨꯝꯕꯗꯤ ꯋꯥꯒꯅꯤ ꯍꯥꯏꯗꯅ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯜꯂꯨꯔꯅꯨ ꯁꯤꯗꯒꯤꯗꯤ ꯄꯨꯟꯅ ꯑꯐ ꯐꯠꯇ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯔꯒ ꯂꯣꯏꯔꯦꯗꯅ ꯅꯍꯥꯟꯈꯩ ꯂꯥꯞꯅꯔꯨꯕ ꯃꯔꯤꯗꯣ ꯉꯁꯤꯗꯤ ꯑꯃꯨꯛ ꯏꯅꯛ ꯅꯛꯁꯤꯟꯅꯩ ꯊꯣꯏꯍꯦꯟꯕꯤꯁꯨ ꯐꯅ ꯁꯥꯎꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯁꯨ ꯆꯅꯨꯕꯨ ꯑꯗꯨꯃꯛ ꯋꯥꯔꯧꯗꯨꯅ ꯂꯩꯕ ꯉꯝꯗꯦ ꯇꯣꯝꯊꯤꯟꯒꯤ ꯌꯨꯝꯗꯅꯤ ꯇꯣꯝꯊꯤꯟ ꯍꯜꯂꯛꯄꯗꯒꯤ ꯃꯐꯤ ꯐꯥꯎꯕ ꯍꯣꯡꯗ ꯕꯦꯜꯀꯣꯅꯤꯗꯨꯗ ꯂꯦꯞꯂꯤ ꯎꯔꯨ ꯈꯨꯗꯤꯡ ꯀꯥꯎꯒꯦ ꯍꯣꯠꯅꯕ ꯄꯨꯡꯖꯥ ꯈꯨꯗꯤꯡ ꯅꯨꯄꯤꯗꯨꯕꯨ ꯅꯤꯡꯁꯤꯡꯅꯕ ꯃꯆꯥꯛ ꯑꯣꯏꯔꯤ ꯁꯣꯜꯂꯛꯏ ꯃꯆꯤꯟꯗꯁꯨ ꯄꯦꯟꯖꯗ ꯑꯩꯒꯤ ꯃꯥꯏꯀꯩ ꯍꯟꯗꯨꯅ ꯐꯥꯎ ꯁꯨꯛꯌꯦꯡ ꯌꯦꯡꯂꯛꯈꯤꯗꯕꯤ ꯑꯩ ꯈꯛꯇꯅ ꯅꯨꯡꯁꯤꯖꯕꯤ ꯅꯪꯕꯨ ꯀꯩꯒꯤꯅꯣ ꯊꯃꯣꯏꯁꯤꯅ ꯑꯁꯤ ꯌꯧꯅ ꯅꯨꯡꯁꯤꯕ ꯄꯣꯛꯂꯨꯔꯤꯕ ꯑꯀꯥꯎꯕ ꯍꯥꯏꯕ ꯃꯍꯥꯛꯇꯣ ꯑꯩꯒꯤꯗꯤ ꯁꯔꯨꯛ ꯊꯨꯡꯂꯝꯗ꯭ꯔꯕ꯭ꯔꯥ ꯑꯣꯏꯔꯔꯣꯏ ꯍꯜꯂꯛꯄꯁꯨ ꯌꯥꯔꯔꯣꯏ ꯃꯄꯣꯛꯁꯤꯒꯤ ꯑꯣꯏꯅꯗꯤ ꯇꯣꯔꯕꯥꯟ ꯋꯥꯡꯃꯁꯤꯗ ꯂꯦꯞꯇꯨꯅ ꯅꯪꯒꯤ ꯃꯥꯏꯀꯩꯕꯨ ꯌꯦꯡꯕꯁꯤ ꯅꯠꯇꯅ ꯎꯄꯥꯏꯁꯨ ꯂꯩꯇ꯭ꯔꯕ ꯃꯤꯁꯛꯅꯤ ꯈꯪꯅ ꯑꯅꯝ ꯀꯟꯗꯨꯅ ꯅꯅꯥꯛ ꯅꯛꯁꯤꯜꯂꯨ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕ ꯅꯪꯕꯨ ꯀꯥꯎꯅꯕ ꯍꯣꯠꯅꯔꯨꯕ ꯃꯤꯀꯨꯞ ꯈꯨꯗꯤꯡꯁꯨ ꯑꯔꯦꯝꯕꯇ ꯑꯣꯏꯔꯦ ꯅꯤꯡꯁꯤꯡꯂꯛꯏ ꯉꯁꯥꯏ ꯃꯃꯥꯡꯗ ꯀꯞꯆꯕꯒꯤ ꯄꯥꯡꯒꯜꯁꯨ ꯂꯩꯇ ꯅꯨꯄꯥ ꯃꯥꯕꯨ ꯋꯥꯔꯧꯕꯁꯨ ꯉꯝꯗ ꯋꯥꯍꯩ ꯑꯃ ꯉꯥꯡꯊꯣꯛꯄꯁꯨ ꯉꯝꯗ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯃꯃꯥꯏ ꯅꯣꯟꯊ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤꯒꯨꯝ ꯏꯀꯥꯏꯕ ꯈꯥꯡꯗꯨꯅ ꯂꯦꯞꯈꯤꯕꯤꯗꯣ ꯅꯨꯄꯥ ꯃꯥꯅ ꯐꯪꯂꯤꯕ ꯃꯩꯆꯥꯛꯁꯤꯗꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯃꯥꯒꯤ ꯏꯀꯥꯏꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯩꯆꯥꯛꯅ ꯁꯣꯏꯗꯅ ꯍꯦꯜꯂꯝꯒꯅꯤ ꯋꯥꯈꯜꯁꯤ ꯈꯜꯂꯛꯄꯗ ꯃꯤꯔꯥꯏꯗꯨꯅ ꯊꯝꯂꯝꯕꯤ ꯅꯨꯄꯤꯗꯨꯒꯤ ꯅꯝꯕꯔꯗ ꯐꯣꯟ ꯇꯧꯏ ꯆꯅꯨꯁꯨ ꯐꯣꯟꯗꯨ ꯇꯧꯔꯛꯏ ꯈꯪꯉꯁꯨ ꯄꯥꯏꯗꯦ ꯁꯦꯡꯅ ꯏꯀꯥꯏꯕꯅ ꯇꯣꯝꯊꯤꯟ ꯇꯦꯛꯁ ꯑꯃ ꯊꯥꯔꯛꯏ ꯆꯅꯨ ꯐꯣꯟ ꯑꯝꯇ ꯄꯥꯏꯈꯠꯂꯣ ꯑꯩ ꯅꯪꯒ ꯑꯔꯨꯕ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯕ ꯄꯥꯝꯃꯤ ꯑꯊꯨꯕꯩꯅꯤ ꯇꯣꯝꯊꯤꯟꯁꯨ ꯀꯣꯜ ꯑꯃꯨꯛ ꯇꯧꯔꯛꯏ ꯅꯨꯄꯤꯗꯨꯁꯨ ꯄꯥꯏꯈꯠꯂꯛꯇꯨꯅ ꯀꯩ ꯍꯥꯏꯒꯦ ꯀꯩꯗꯧꯔꯝꯃꯤꯅꯣ ꯆꯤꯟꯕ꯭ꯔꯣ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯌꯥꯅꯤꯌꯦ ꯑꯩꯒꯤ ꯐꯣꯟ ꯄꯥꯏꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯄꯥꯏꯔꯛꯏꯁꯤꯗꯤ ꯁꯤꯗꯤ ꯑꯩꯅ ꯑꯔꯨꯕ ꯋꯥꯔꯤ ꯑꯃ ꯂꯩ ꯍꯥꯏꯕꯒꯤ ꯄꯥꯏꯔꯛꯄ ꯅꯠꯇ꯭ꯔꯅꯦ ꯑꯗꯣ ꯄꯥꯏꯔꯛꯏꯗꯅ ꯑꯔꯨꯕ ꯋꯥꯔꯤ ꯍꯥꯏꯕꯨ ꯀꯩ ꯂꯩꯒꯦ ꯑꯗꯨꯝ ꯍꯥꯏꯕꯤꯔꯣ ꯍꯌꯦꯡ ꯑꯝꯇꯒ ꯎꯅꯁꯤ
Tomthin, nang aingwanda saugano, waraubasu thambigano. Nangi mangda, aigi sakse, utnaba pangal, aingwanda singna yaudre. Tomthin sordu phu kam thoi, ma ifun phungatli. Utkiba, ahin ba itawdugi, nafamna singna lale. Thamoy na phongge khana lakpada, selakpa phizolduna, thamoy sibu thachinduna thamkre. Aina haibadi, mabu ningsingba pamda haibani. Mabu ningsingba yaba mawong mataw khog ipamda utpigana haijabani. Anawba ayama, anawba nangama, punna nungsilambi chatminabada, ay pami. Jayet naba punchi mahingse, ay khangba yang wari. Aduna nang haiba nangi mawong mataw, phizet, wangang sangang khudingmag, nang haiba nang shida, nungsizage haikibani. Janu do pau kumpirakte, Tomthin nokphet tauna, hayeng pungama chapchana ay yoroktoyni, nang bulaw wasulake, may tay phizol selaga, kesin yekshin yaudabida, ay lakpangayramuko. Wakal henjina khandana, ngasising mapotharo, awaba wakal kalano, hayeng ay gibaw kumpina basem saro, wahang dumadi kari mali, natanta ahing simadi kanjaro. Wahay se hayram, pondo thamle, jinbal na de haidokri, thamoy na di kari pauri bano khangde, janudo. Somdana kamdauri, Lanchenbi, mapuroy ba thabang halakpa ngay na, TV do thado ni yengi. Masu ngam na buhot na bani. Martian gi maikay yeng da na ba, magi punchida, ayet pa oiro da na ba. Kuiri, mama na bisinga, paupong na kida ba. Irang talang jabi mana, ngasidi, naitom ta na layba na, nungay ba pauri ba adubo. Hay na ba amadilay, ay koy miyoy ba na, kiri, pamzadre hay na, taydok to na jengi hot na ba tawdo. Thengnabada maisa langkani haibagi akiba phawba miyoy sing siniheli aigi punchida sangshilakpa haibado pauda sangabagi program amada wangang liba nupado uruba mikupta namit kayani hotnarakpada arimba takri saktamdabu udana bu hotnabada phone phawba ma paidabani tapna purai ningsingbagi haukraba tangkakta numitto weathers to kaya haining haraudaba weather ni School sangabagi program sa tayadaba, program ama nupado ki lay haina mangjo na nahiraglabani. Adawa chalam da ito daso, phone tawri Achinba, soy biyadaba mayam ama layrabaso, nupi magiso, soy biyadaba amani. Lanchen biso angangum, sauri phone to paikale. Jan, yambungi jan, shimi, saubuno ba. Yaw diyada tawani, tuna halaki. Halakpada ay githaway na pambaso laybini. Koi ba subo bidoy ni yambong na. Lanchen bipom thok to na. Ay na natraba. Ngasi yambong da loktak sa chen hapta maki mamang dagi hairido. Ado ka thawsabi daba natra. Thawsa daba na ti nang bu. Yada to na tawani. Pare. Nang aingon dagi di nangi program to na hinalura ba natra. Aingon da mukha na pau pawrak pa yaroy. Loy na raba ni ngasi niyango. Ay chat pa nang nabalaki kay dawin ang bujan. Wangang babutu na loy kidra. Wangang bakak sunate. Kradi amagamuk waina doine nahan muksu yamung na pumuk ni hairaga kayam kwe ay di nga sidi suk ayaro hay sini hek yada badane ay di chakam da charoi tamne khangbra nupa do tok phamama khangde angang koirubasi asum ni hek wabra hay do yawi adawa nupi do gidamak adum khanbadi mikup amakha ki wani nungshiba do ne henbana nupi do ne hena lumna lauriba mahakni Parise Lucilaga layramo, ay paikhomba loyada haidokrage. Moy supuna yamong hoida layri ra hauji. Layri. Adude iPhone paige. Mute thambas to yaroy, chatloy na hairuso. Haina Martian, makada kumthaduna, marup ani do bagawi. Paikhomba, loya. Sidam ta lakpio. Ani do so dum hai bagalai. Martian makok to hai feti hotli. Loyana. Kaino, kaidorage. Loya. Sadhairo, nupi daw na ingwan to ina salay do kagino. Martian loya da mamit to pairing turing yung lai. Loya na, adum lakna ba khuding, lanchen bini hek saw do na, maray themba yade. Martian na, ay nga si di yauroroge. Paikomba no e na, karafana ba sinkro na haige daw bane. Paikomba na, korino na ngangi do bo. Mina do gyam phazana na dro. Soy biyaroy na haire do. Karantaw no Martian. Koi draso nga heksa kulam dradi phazaba hong na di. Isang amda tawbani. Phazana noy na khara haibiroba. Loyana.
Nang nasa kari tawi tawde ay muna khangi ko. Arke. Paktaba dugum barasi yaudaba thabakta tawrkano. Hayeng tung koi fao business partner oina chatminabada ꯑꯩꯈꯣꯏꯗ ꯀꯥꯟꯅꯒꯗꯕ ꯃꯤꯅꯤ ꯈꯨꯗꯛꯇ ꯉꯝꯂꯛꯇꯕꯁꯤꯕꯨ ꯑꯩꯅꯔꯣ ꯀꯔꯤꯅꯣ ꯈꯪꯗꯦ ꯅꯣꯏ ꯑꯅꯤꯗꯤ ꯆꯠꯂꯣ ꯍꯥꯏꯔꯤꯗꯅ ꯑꯩꯁꯨ ꯄꯥꯏꯈꯣꯝꯕꯅ ꯂꯣꯌꯥ ꯁꯤ ꯃꯤꯁꯤ ꯉꯥꯡꯅꯕꯗ ꯑꯣꯏꯔꯔꯣꯏ ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯁꯤ ꯃꯇꯨꯅ ꯌꯥꯔꯝꯃꯔꯣꯏ ꯂꯣꯌꯥꯅ ꯏꯕꯣ ꯅꯪ ꯑꯃ ꯈꯔ ꯂꯩꯔꯗꯤꯅꯦ ꯅꯈꯣꯡ ꯍꯥꯝꯕꯒꯗꯣ ꯑꯩ ꯅꯨꯄꯤꯗꯒꯤ ꯑꯌꯥꯕ ꯂꯧꯔꯛꯈꯤꯒꯦ ꯀꯥꯏꯅ ꯍꯥꯏꯔꯛꯇꯧ ꯃꯥꯟꯁꯤꯜꯂꯤ ꯀꯔꯤ ꯕꯤꯠꯅꯣ ꯁꯤꯅꯤꯗ ꯑꯩꯅ ꯍꯥꯏꯗꯤ ꯀꯣꯏꯕ ꯂꯥꯡꯕ ꯆꯠꯄꯁꯨ ꯅꯠꯇꯕ ꯃꯤꯒꯤ ꯑꯔꯨꯕ ꯊꯕꯛꯁꯤꯗ ꯔꯁꯤꯀꯪ ꯅꯪꯅꯦ ꯂꯟꯆꯦꯟꯕꯤꯅ ꯁꯦꯠꯄ ꯐꯅꯦꯛꯇꯣ ꯑꯗꯨ ꯁꯦꯠꯂꯨꯀꯣ ꯁꯦꯠꯂꯣ ꯍꯥꯏꯁꯤꯅꯦ ꯅꯪ ꯃꯥꯔꯁꯟꯅ ꯌꯥꯔꯦꯍꯦ ꯈꯔ ꯉꯥꯡꯉꯗꯤ ꯁꯣꯔ ꯃꯅꯝ ꯅꯝꯊꯤ ꯆꯠꯈ꯭ꯔꯣ ꯊꯨꯅ ꯅꯁꯛ ꯑꯊꯤꯕꯗ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯔꯝꯗꯨꯅ ꯃꯊꯛꯇ ꯀꯥꯈꯠꯈ꯭ꯔꯦ ꯂꯣꯌꯥꯅ ꯑꯁꯤ ꯃꯤꯁꯦ ꯂꯟꯆꯦꯟꯕꯤꯅꯒ ꯍꯨꯟꯗꯣꯛꯑꯝꯕꯩꯗ ꯌꯥꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏꯗꯣꯏ ꯃꯥꯟꯗ꯭ꯔꯣ ꯀꯥꯟꯗꯦ ꯍꯤꯒꯥꯏꯋꯥ ꯀꯥꯞꯁꯤꯜꯂꯒ ꯊꯨꯒꯥꯏꯅꯕ ꯃꯟꯇ꯭ꯔ ꯑꯣꯏꯅ ꯇꯝꯕ ꯆꯠꯀꯦ ꯑꯩ ꯑꯇꯩ ꯊꯕꯛꯀ ꯂꯩꯔꯤ ꯅꯠꯇ꯭ꯔꯗꯤꯅꯦ ꯆꯠꯊꯣꯛꯂꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯁꯥꯎꯅꯤꯡꯕꯁꯤ ꯈꯪꯖꯤꯟꯕꯗ ꯕꯤꯄꯤ ꯄꯣꯛꯈꯥꯏ ꯁꯤꯕ ꯁꯣꯏꯔꯣꯏ ꯅꯣꯡꯃ ꯄꯥꯏꯈꯣꯝꯕꯅ ꯍꯦꯟꯗꯤ ꯍꯦꯟꯃꯜꯂꯕꯅꯦ ꯑꯁꯦꯡꯕ ꯅꯨꯄꯥꯁꯤꯅ ꯀꯔꯤ ꯆꯠꯂꯤ ꯀꯔꯤ ꯇꯧꯔꯤ ꯁꯤꯟꯐꯝꯅ ꯀꯔꯤꯅꯣ ꯃꯥꯁꯨ ꯐꯖꯅ ꯈꯪꯉꯤꯅꯤ ꯃꯔꯩꯒ ꯇꯨꯔꯩꯒ ꯃꯥ ꯍꯦꯛ ꯈꯪꯅꯕꯗꯩꯅꯦ ꯕꯤꯖꯤꯅꯦꯁꯇ ꯆꯠꯂꯛꯏꯕ ꯗꯥꯎꯟ ꯆꯠꯂꯤꯁꯤꯡꯁꯦ ꯅꯨꯄꯤ ꯖꯔꯣꯏꯗ ꯀ꯭ꯋꯥꯛꯂ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯃꯥꯅ ꯆꯠꯄꯗꯤ ꯃꯔꯩ ꯀꯣꯟ ꯀꯣꯟꯗꯅ ꯌꯥꯝꯕꯨꯡ ꯑꯗꯨꯗ ꯁꯣꯄꯤꯡ ꯆꯠꯂꯨꯒꯦ ꯀꯦꯐꯦ ꯑꯅꯧꯕ ꯑꯃ ꯍꯥꯡꯉꯦ ꯏꯃꯥꯟꯅꯕꯤꯁꯤꯡꯒ ꯆꯠꯂꯨꯒꯦ ꯑꯗꯨꯒ ꯅꯨꯄꯥꯁꯤꯅ ꯊꯕꯛ ꯆꯠꯄ ꯈꯨꯗꯤꯡꯗꯅ ꯈꯨꯈꯨ ꯀꯥꯝꯗꯅ ꯂꯣꯌꯥꯁꯨ ꯄꯥꯏꯈꯣꯝꯕꯒꯤ ꯋꯥꯗꯨꯗ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕ ꯑꯣꯏꯅ ꯃꯩꯇꯩꯒꯤ ꯐꯖꯈ꯭ꯔꯕ ꯃꯤꯡꯒ ꯊꯣꯟꯖꯤꯜꯂꯦ ꯂꯟꯆꯦꯟꯕꯤ ꯀꯥꯏꯅ ꯂꯟ ꯆꯪꯕ ꯑꯩ ꯂꯟ ꯈꯣꯝꯗꯣꯏꯅꯤ ꯑꯁꯤ ꯅꯨꯄꯤꯁꯤꯒꯤ ꯍꯦꯛ ꯂꯣꯏꯅꯕꯗꯒꯤ ꯃꯨꯠ ꯇꯥꯛꯑꯕꯅꯤ ꯁꯛꯃꯛꯅ ꯃꯌꯥꯡꯒꯤ ꯇꯣꯏꯂꯦꯠ ꯆꯤꯡꯕꯤ ꯃꯥꯟꯈꯩ ꯊꯤꯔꯤꯗꯨꯗ ꯀꯦꯔꯤꯅꯤ ꯀꯥꯏꯅ ꯇꯧꯖ ꯁꯥꯏꯗꯨꯒ ꯄꯛꯇꯦ ꯈꯥꯛ ꯄꯛꯇꯕꯅꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅ ꯃꯔꯣꯜ ꯑꯃ ꯍꯥꯎꯇ꯭ꯔꯤꯕ ꯄꯥꯏꯈꯣꯝꯕꯅ ꯃꯥꯏ ꯃꯃꯤꯡꯗꯤꯅꯦ ꯂꯟꯆꯦꯟꯕꯤ ꯀꯧꯗꯧ ꯅꯠꯇꯦ ꯂꯟ ꯈꯣꯝꯗꯣꯛꯄꯤ ꯅꯠꯇ꯭ꯔꯒ ꯈꯣꯈꯣ ꯀꯥꯝꯕꯤ ꯂꯤꯟꯗꯨ ꯀꯧꯗꯧꯅꯤ ꯃꯔꯨꯞ ꯑꯅꯤꯗꯨꯗꯤ ꯂꯟꯆꯦꯟꯕꯤꯒꯤ ꯃꯇꯧꯗ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯍꯦꯟꯗ꯭ꯔꯤꯛꯁꯨ ꯊꯕꯛ ꯍꯜꯂꯛꯂꯦ ꯂꯟꯆꯦꯟꯕꯤꯁꯨ ꯇꯤꯚꯤꯗꯨ ꯁꯠ ꯃꯨꯊꯠꯂꯤ ꯍꯦꯟꯗ꯭ꯔꯤꯛꯁ ꯂꯩꯔꯛꯄ ꯆꯣꯀ꯭ꯂꯦꯠꯇꯣ ꯅꯨꯄꯤꯗꯨꯗ ꯄꯤꯗꯨꯅ ꯁꯦ ꯅꯪꯅ ꯌꯥꯝ ꯄꯥꯝꯖꯕꯗꯨꯅꯦ ꯂꯟꯆꯦꯟꯕꯤꯁꯨ ꯄꯤꯔꯛꯂꯤꯕꯗꯨ ꯂꯧꯁꯤꯟꯗꯨꯅ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯕꯤꯔꯗ꯭ꯔꯥ ꯆꯥꯔꯗꯧꯅꯤ ꯊꯤꯔꯝꯃꯣ ꯑꯩ ꯐ꯭ꯔꯦꯁ ꯑꯝꯇ ꯑꯣꯏꯊꯣꯛꯂꯨꯈꯤꯒꯦ ꯑꯗꯨꯒ ꯂꯥꯛꯑꯒꯦ ꯂꯟꯆꯦꯟꯕꯤꯁꯨ ꯆꯥꯛꯈꯨꯝ ꯆꯪꯂꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯆꯥꯛꯂꯨꯛ ꯁꯦꯝꯃꯤ ꯍꯦꯟꯗ꯭ꯔꯤꯛꯁꯤ ꯌꯥꯔꯤꯃꯈꯩ ꯅꯨꯄꯤꯗꯨꯒꯤ ꯊꯃꯣꯏꯗꯣ ꯑꯣꯟꯅꯕ ꯇꯧꯖꯔꯤ ꯑꯣꯐꯤꯁ ꯆꯠꯂꯕꯁꯨ ꯑꯇꯣꯞꯄ ꯊꯕꯛ ꯆꯠꯊꯣꯛꯂꯕꯁꯨ ꯃꯇꯝ ꯆꯥꯅ ꯆꯥꯅ ꯍꯟꯖꯤꯜꯂꯛꯏ ꯈꯔ ꯊꯦꯡꯕ ꯅꯨꯃꯤꯠꯇꯅ ꯅꯨꯄꯤꯗꯨꯅ ꯄꯥꯝꯖꯕ ꯑꯃ ꯇꯧꯕꯤꯗꯨꯅ ꯋꯥꯔꯧꯈꯤꯗꯅꯕ ꯍꯣꯠꯅꯖꯩ ꯆꯅꯨꯗꯣ ꯉꯁꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯕꯗꯣ ꯅꯨꯄꯥꯗꯨꯅ ꯊꯦꯝꯂꯛꯈꯤꯕꯗꯨꯅ ꯐꯔ ꯃꯥꯜꯂꯦ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯏ ꯊꯣꯏꯍꯟꯕꯤꯅ ꯀꯩꯅꯣ ꯁꯨꯛꯑꯒ ꯂꯩꯔꯝꯕꯗꯣ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯑꯃꯨꯛ ꯇꯧꯔꯝꯃꯤꯁꯤꯕꯣ ꯍꯦꯂꯣꯏꯒ ꯎꯅꯔꯕꯣ ꯇꯣꯝꯊꯤꯟꯅ ꯍꯌꯦꯡꯗꯣ ꯑꯃꯨꯛꯇꯪꯒ ꯎꯅꯁꯦ ꯍꯥꯏꯌꯦ ꯑꯗꯣ ꯀꯔꯤ ꯗ꯭ꯔꯦꯁ ꯁꯦꯠꯀꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯁꯨꯛꯇꯧ ꯇꯧꯈꯤꯗꯕ ꯍꯤꯌꯔ ꯁ꯭ꯇꯥꯏꯜ ꯀꯔꯤ ꯇꯧꯅꯤ ꯑꯗꯨꯒꯤꯗꯤ ꯅꯆꯦ ꯍꯌꯦꯡ ꯇꯧꯕꯤꯒꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯇꯣꯝꯊꯤꯟꯁꯨ ꯋꯥꯈꯜ ꯑꯃꯗꯤ ꯁꯣꯏꯗꯅ ꯈꯜꯂꯝꯒꯅꯤꯅ ꯑꯁ ꯈꯪꯗꯦꯗ ꯊꯣꯏꯍꯟꯕꯤ ꯉꯁꯤꯗꯤ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ ꯅꯨꯡꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯆꯍꯤ ꯀꯌꯥ ꯑꯃ ꯑꯩꯅ ꯁꯥꯒꯠꯆꯔꯛꯄ ꯃꯪꯂꯥꯟꯗꯣ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯁꯤꯗ ꯃꯪꯐꯥꯎꯅꯗꯣꯔꯤ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯉꯥꯏꯖꯔꯛꯄꯒꯤ ꯃꯍꯩꯗꯣ ꯉꯁꯤꯗꯤ ꯐꯪꯗꯧꯔꯤ ꯑꯗꯨꯅꯤ ꯂꯥꯟꯕꯨ ꯂꯥꯟꯗ꯭ꯔꯕ ꯀꯥꯏꯕꯨ ꯀꯥꯏꯗ꯭ꯔꯗꯤ ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯔꯛꯑꯦ ꯍꯥꯏꯕꯗꯣ ꯀꯦꯔꯣꯂꯤꯟꯒ ꯄꯨꯜꯂꯤꯉꯩꯗꯗꯤ ꯑꯩ ꯅꯣꯏꯕꯨ ꯂꯥꯟꯅ ꯈꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯃꯥꯡꯕ ꯌꯥꯗꯕ ꯃꯔꯨꯞꯇꯤ ꯅꯣꯏ ꯑꯅꯤ ꯑꯣꯏꯔꯝꯂꯦ ꯅꯣꯏ ꯑꯅꯤꯃꯨꯛ ꯑꯩꯒꯤ ꯈꯟꯕꯤꯕ ꯃꯔꯨꯞꯇꯤ ꯉꯁꯤ ꯐꯥꯎꯗ ꯊꯦꯡꯅꯔꯛꯇꯦ ꯑꯗꯨꯅꯦ ꯔꯤꯌꯦꯜ ꯏꯁ ꯔꯤꯌꯔ ꯐꯦꯛ ꯏꯁ ꯑꯦꯅꯤꯋꯦꯌꯔ ꯍꯥꯏꯗꯣ ꯊꯣꯏꯍꯟꯕꯤ ꯑꯩꯉꯣꯟꯗꯗꯤ ꯂꯩꯁꯤꯍꯟꯕꯤꯗꯣ ꯕ꯭ꯂꯣꯛ ꯊꯝꯃꯤꯔꯥ ꯅꯠꯇ꯭ꯔꯒ ꯅꯝꯕꯔ ꯁꯤꯜꯂꯤꯔꯥ ꯈꯪꯗꯤꯌꯦ ꯁꯨꯛꯆꯠ ꯆꯠꯇꯦ ꯃꯥꯅ ꯍꯟꯋꯥꯏ ꯇꯧꯈꯤꯕꯗꯣ ꯍꯥꯡꯗ꯭ꯔꯤ ꯃꯥꯜꯂꯤ ꯑꯗꯨꯏ ꯅꯝꯕꯔꯗꯣ ꯃꯥ ꯍꯧꯖꯤꯛ ꯄꯥꯏꯗ꯭ꯔꯕꯅꯤ ꯊꯥꯏꯅ ꯑꯩꯈꯣꯏ ꯁꯥꯎꯅꯈꯤꯕꯗꯒꯤ ꯑꯗꯨꯝ ꯁꯤꯟꯈ꯭ꯔꯕꯅꯤ ꯅꯝꯕꯔ ꯑꯃ ꯄꯥꯏꯔꯕꯅꯤ ꯑꯩ ꯀꯣꯜ ꯇꯧꯒꯦ ꯇꯧꯋꯣ ꯄꯨꯟꯅ ꯑꯝꯇ ꯋꯥꯔꯤ ꯁꯥꯟꯅꯁꯤ
Kuire pauga phaunakidaba. Thoyenbisu hoi haiduna Laisi Henbigi number da phone tawbi. Ahanba tawba call dusu pairakte. Anirak ahumlak tawbani adusu pairakte. Thoyenbina Ash pairakte ni. Thabaga chila jala khangdeni tawrise. Januna amtanga last oina tawshilo. Hoi tawge. Man tawge tawringe Laisi Henbina call back tawshilakpa na hankri. Thoyenbisu phat paikhatli. Thabak chinbro Laisi Henbe. Chindiye aido lok tawramdai kok yam chikpa adugi phone paidabani nang tawri khangdaba yambungna haibagi call back halaine nang nupa nang manak leibra adam hayo yani lauk thade chanu doi khoida lai o manu ngai re haibra ado nang kai dawramino wari ngak saba yagadra achin ba thabak leiribra leiteda imasi gi ichanupi gana loi tawkhre Sasiyani is laiba kiyam phabayawani ne nangdi nanim na chala phaba phangjabagi hoi adamai hai tare dana Januna Thoyenbidagi phone do lauduna pairaga mi machadi yam chauthoi ko aikhoi ga se amta ningsing bi rakhidri luhongbada ga se baton ga yaubirakte ba Laisi Henbi ipha phadokna adum khumlai mamanabi tu da waroba sauning ba thamde aduinati adumai lana khangano aigi luhongbada isam samjinkhre imanabi ga yam haibadu su oikidre Thoyenbi phau invite tawdabani yambong ram side ki mi ngaktani chawjarasu nupi mayumge du pikna tawkhreba mi singdo nang atei tei da haidramaksu aikhoi ohum di thaina da ki luna nungsijana na pulakpa natro moi da haidrasu nang aikhoi ani da phau de haiba yaidana sauranu si luhongba yawdrasu atei mayam ama leiri asang banumit amada nongma lao aikhoi da chakpuna chasi aikhoi de dom sangi nang nei khoi lak haning da bagi madam da haibirak da bakhak ngai re adamai lana lawgano minangbo hayeng ayum da budi lakani adu da lakero aduga muksi da punna chak ama chaminasi yaine adu de hayeng do mapam amada su chatlurasi hoi ayum da yawrakpaga hairake aduga chatlasi ado nang nungai ri bana tro Laisi Henbe nungai ri nangdi aisu nungai ri sakti charabra khara chari noidi kain changsage ngasi Thoyenbi hoida leidoira thinga kanchida kamai hallune adum lektho ani injang budi ai lakpagi iromba pizabire Thoyenbi na asi haidona haiphetno e Laisi Henbi su phagi tawduna mane ironba pizza thokhrabani na aine inkol saning chaput pizza batari dana ahum da hongna duna wawano e Martian su nupi duina kanda hiptharakduna masamdo sanari Laisi Henbi su kaisu haide Januna amuk makha samthari e phare ado nang nupa di phabra phai ayadam luna dawi nanem su phaba nasan su phaba nupa su phaba nang laibak si phakrida ko nangi su dom thendo phabani Janu dui kaina phabadi phai ado sorry e kai gi sorry no haise nangon da ngau jabai koi tan tan na baduda aine sauning dana nangi mangna ba mayam hotnarubai Laisi Henbi gi makhuttagi Marshana phone do lauduna call do kaklaga off tawshilli kai dawrage yambo nasa ngamdri tu domo koina wari dawno nungdangni hayeng yumda chatoi natra wahai se haikhrabaso thamoi da hairi bade asini asuk phajaba mawa ayembi chawchawna leiri shina yengbini khangda khai thaina mongonda tanarambagi wari mamana bina tawrakpada nokphet ka dawradana I karaktan nupi ga dam phuninga shi nupi do nupa do na khalli do loina na traso khazik khangbana nokningba khangbada awaba amadi oirabani Marshan nupi do na kandu de hiptuna phawrakpa khamban bagi ihuldo mathanta phasinaba laknai ngamdrabada marup ahum gi oina hangduna thamliba group to da changlai kaidonare minayane Loyadi somda sintha pai khibagi kanna themlibani urasu Martian gi message to changduna yengde paikhombadi sat adom reply pire e takbi oining thau nupi se ingon da khaging na ba kari wai hairaga semjene karamba nupi mukpamli oktaba
ꯃꯃꯤꯡꯒ ꯁꯥꯖꯠꯀ ꯆꯥꯟꯅꯗꯕꯤ ꯅꯨꯄꯤꯗꯨꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯕ ꯉꯝꯃꯣꯏ ꯅꯠꯇꯦꯕ ꯀꯔꯤꯅꯣ ꯑꯩꯕꯨ ꯀꯅꯥ ꯌꯦꯡꯗꯧꯔꯤꯒꯦ ꯏꯇꯨꯗ ꯁꯤꯖꯤꯟꯅꯒꯦ ꯇꯧꯕ ꯀꯩꯅꯣ ꯍꯥꯏꯁꯦ ꯅꯪ ꯅꯨꯄꯤꯗꯨꯁꯨ ꯀꯤꯍꯣꯝ ꯃꯃꯤꯠ ꯄꯥꯟꯕꯤ ꯑꯣꯏꯔꯝꯃꯕ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯀꯥꯏꯗꯒꯤ ꯀꯤꯍꯣꯝ ꯃꯃꯤꯠꯅꯣ ꯍꯧꯖꯤꯛꯇꯣ ꯃꯣꯏ ꯃꯃꯥꯟꯅꯕꯤꯒ ꯋꯥꯔꯤ ꯁꯥꯕ ꯑꯗꯨꯗ ꯃꯉꯣꯟꯗ ꯍꯥꯟꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯕ ꯅꯨꯄꯥꯒꯤ ꯋꯥꯔꯤꯒ ꯁꯥꯖꯤꯜꯂꯛꯄꯗ ꯑꯃꯁꯤꯅ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯗꯅ ꯇꯥꯔꯤꯅꯤ ꯅꯨꯄꯥ ꯑꯃ ꯖꯦꯂꯦꯁꯀꯤ ꯇꯤꯟꯅ ꯆꯤꯛꯑꯦꯗꯅ ꯀꯣꯛ ꯍꯥꯏꯔꯛꯑꯣ ꯋꯥꯊꯤ ꯇꯧ ꯂꯩꯌꯣ ꯍꯥꯏꯗꯦ ꯏꯁꯥꯒꯤ ꯅꯨꯄꯤ ꯐꯥꯎ ꯐꯪꯗ꯭ꯔꯤꯕ ꯑꯩꯉꯣꯟꯗꯅꯤꯅꯦ ꯅꯪꯅ ꯂꯞ ꯑꯦꯗꯚꯥꯏꯁ ꯄꯥꯝꯃꯤꯁꯦ ꯃꯍꯥꯁꯣꯏ ꯍꯪꯕꯕꯨꯗꯤ ꯀꯥꯏꯗꯦ ꯑꯗꯣ ꯑꯋꯥꯃꯜꯗꯤ ꯈꯔ ꯆꯥꯎꯅ ꯂꯧꯋꯤꯅꯦ ꯅꯣꯏ ꯑꯣꯖꯥ ꯃꯥꯏꯕꯗꯤ ꯆꯤꯟꯈꯥꯁꯦ ꯑꯔꯦꯝꯕꯗ ꯊꯤꯍꯜꯂꯛꯀꯅꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯃꯤ ꯅꯁꯥꯅ ꯅꯁꯥꯗ ꯍꯪꯖꯗꯧꯕ ꯋꯥꯍꯪꯗꯨꯕꯨ ꯅꯪꯅ ꯀꯩꯁꯨ ꯈꯪꯖꯗꯕ ꯑꯩꯉꯣꯟꯁꯤꯗ ꯍꯪꯅꯤꯗꯣꯅ ꯍꯪꯉꯤꯅꯤꯅꯦ ꯀꯩꯕꯨꯅꯣ ꯂꯣꯌꯥꯗꯨ ꯆꯦꯠꯇꯨꯗ ꯗꯥꯏꯔꯦꯛ ꯆꯪꯗꯕꯤꯗ ꯆꯤꯡꯊ ꯄꯥꯔꯝꯕꯅꯤ ꯄꯥꯏꯈꯣꯝꯕꯒꯤ ꯃꯦꯁꯦꯖꯇꯨ ꯎꯕꯗ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ ꯄꯩꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤꯗꯨꯗꯗꯤ ꯂꯣꯌꯥꯒꯤ ꯃꯇꯧꯗꯣ ꯀꯔꯦꯝꯅꯕꯩ ꯈꯟꯈ꯭ꯔꯦ ꯑꯗꯨꯅ ꯁꯥꯎꯅ ꯅꯪ ꯑꯩꯁꯦ ꯇꯁꯦꯡꯅ ꯎꯁꯤꯠꯇꯕꯩ ꯋꯥꯅꯤꯅꯦ ꯅꯨꯡꯁꯤꯠ ꯈꯨꯟꯗ ꯆꯠꯂꯨꯕꯗꯒꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯕꯤ ꯑꯃ ꯊꯦꯡꯅꯔꯕ ꯅꯠꯇ꯭ꯔꯣ ꯐꯔꯦ ꯅꯪ ꯉꯁꯤꯗꯒꯤ ꯑꯩꯉꯣꯟꯗ ꯄꯥꯎ ꯐꯥꯎꯔꯛꯄ ꯌꯥꯔꯣꯏ ꯑꯩꯉꯣꯟꯗ ꯋꯥ ꯑꯝꯇ ꯉꯥꯡꯂꯛꯄꯁꯨ ꯌꯥꯔꯣꯏ ꯂꯣꯏꯅꯔꯕꯅꯤ ꯉꯁꯤꯅ ꯁꯛꯇꯥꯊꯤ ꯅꯪꯕꯨ ꯑꯩꯅ ꯅꯨꯡꯁꯤꯕꯤꯅꯤ ꯀꯥꯏꯅ ꯈꯟꯕ꯭ꯔꯣ ꯂꯣꯏꯔꯕꯅꯤ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕ ꯅꯨꯄꯥ ꯉꯥꯛꯇꯅꯤ ꯅꯕꯤ ꯑꯃ ꯑꯩꯒꯤ ꯇꯨꯡꯗ ꯁꯧ ꯁꯥꯕ ꯃꯈꯩ ꯏꯟꯅꯔꯤꯕꯁꯤ ꯋꯥꯍꯩꯁꯦ ꯍꯥꯏꯗꯨꯅ ꯐꯣꯟꯗꯨꯕꯨ ꯀꯛꯊꯠꯈ꯭ꯔꯦ ꯂꯣꯌꯥꯅ ꯋꯥ ꯑꯃꯠꯇꯁꯨ ꯍꯥꯏꯕ ꯅꯪꯍꯧꯗ ꯑꯃꯨꯛ ꯍꯟꯖꯤꯟꯅ ꯇꯧꯔꯨꯕꯗꯗꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯔꯛꯂꯦ ꯁꯤꯟꯊꯥ ꯃꯆꯤꯟꯗ ꯁꯥꯎꯅꯤꯡ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯅꯪꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯌꯦꯡꯉꯒ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯀꯞꯄꯤꯗꯧ ꯅꯨꯄꯤ ꯅꯠꯇꯦ ꯅꯪꯒꯤ ꯃꯥꯡꯗ ꯑꯍꯦꯟꯕ ꯅꯪꯉꯣꯟꯗꯒꯤ ꯗꯃꯥꯗꯃ ꯍꯦꯟꯕ ꯅꯨꯄꯥ ꯑꯃ ꯀꯣꯏꯈꯥꯏꯔꯒ ꯑꯩꯅ ꯅꯩꯔꯛꯄꯗꯤ ꯅꯪꯅ ꯃꯤꯠꯊꯤꯠꯅ ꯌꯦꯡꯉꯣꯕ ꯅꯨꯡꯉꯥꯏꯅꯤꯗꯅ ꯑꯃꯨꯛꯁꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯆꯦꯞꯇꯨꯅ ꯑꯩꯅ ꯏꯁꯧ ꯂꯥꯡꯉꯗꯤ ꯑꯩꯁꯦ ꯅꯨꯡꯁꯤꯅ ꯊꯦꯝꯖꯤꯜꯂꯛꯇꯧꯅꯤ ꯑꯗꯨꯗꯤ ꯅꯠꯇꯦ ꯊꯋꯥꯏ ꯎꯁꯤꯠꯇꯅ ꯅꯣꯛꯁꯤꯜꯂꯛꯄꯤꯒ ꯇꯧꯗꯅ ꯅꯪꯒꯨꯝꯕ ꯅꯨꯄꯥꯁꯤꯗꯤ ꯁꯤꯟꯊꯥ ꯑꯩꯅ ꯅꯧꯋꯥ ꯂꯧꯕꯤꯗꯧꯕ ꯅꯠꯇꯦ ꯏꯅꯝꯁꯤ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯅꯅꯝꯃꯗꯣ ꯑꯗꯨ ꯑꯗꯥꯅ ꯉꯥꯡꯈꯤꯕꯁꯤꯅ ꯍꯥꯏꯈꯤꯕꯁꯤꯅ ꯃꯃꯤꯠꯁꯦ ꯀꯤꯍꯣꯝ ꯃꯃꯤꯠ ꯄꯥꯟꯕꯅꯤꯅ ꯊꯥꯏꯅꯁꯨ ꯅꯨꯄꯤ ꯃꯌꯥꯝꯗ ꯉꯥꯎꯕꯗ ꯏꯅꯝꯁꯤꯗꯁꯨ ꯌꯥꯎꯔꯝꯅꯤꯕ ꯃꯆꯤꯟꯗ ꯄꯉꯥꯡꯗ ꯉꯥꯡꯉꯤ ꯅꯨꯄꯤꯗꯣ ꯃꯁꯥꯅ ꯋꯥꯈꯜ ꯄꯪꯁꯥꯗ ꯁꯥꯒꯠꯆꯗꯨꯅ ꯂꯣꯌꯥꯗ ꯏ ꯀꯥꯕꯅ ꯌꯥꯗ꯭ꯔꯦ ꯆꯥꯛꯅ ꯁꯣꯜꯂꯤ ꯅꯆꯟꯅ ꯃꯔꯣꯜ ꯑꯃ ꯁꯣꯅꯣ ꯊꯨꯡꯕꯅꯤ ꯃꯕꯨꯡꯅ ꯃꯔꯣꯜ ꯑꯃ ꯆꯅꯞꯅꯕꯅꯤ ꯊꯥꯡꯉꯩ ꯁꯦꯡꯕ ꯋꯥꯔꯤ ꯑꯃ ꯃꯕꯨꯡꯁꯤꯒ ꯂꯣꯏꯊꯣꯛꯅꯗ꯭ꯔꯗꯤ ꯁꯨꯛꯌꯥ ꯌꯥꯔꯔꯣꯏ ꯅꯤꯡꯉꯥꯏ ꯈꯔ ꯀꯟꯖꯔꯁꯨ ꯃꯥꯒ ꯀꯥꯏꯅꯕ ꯀꯥꯏꯗꯨꯗꯤ ꯁꯨꯛꯉꯝ ꯉꯝꯃꯣꯏ ꯃꯥꯒ ꯀꯥꯏꯅꯗꯧ ꯃꯍꯨꯠ ꯉꯛꯁꯤꯗ ꯊꯧꯔꯤ ꯑꯃ ꯊꯨꯕꯅ ꯍꯦꯟꯅ ꯐꯔꯦ ꯂꯣꯌꯥꯗꯣ ꯅꯣꯔꯃꯦꯜ ꯀꯣꯜꯗ ꯑꯣꯏꯅ ꯇꯧꯔꯛꯏ ꯃꯥꯔꯁꯟꯗ ꯅꯨꯄꯥꯗꯨꯁꯨ ꯅꯨꯄꯤꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯃꯁꯥ ꯉꯝꯗꯕꯅꯤꯅ ꯃꯅꯥꯛꯇꯒꯤꯁꯨ ꯆꯠꯊꯣꯛꯅꯤꯡꯗꯦ ꯑꯗꯨꯅ ꯂꯣꯌꯥꯒꯤ ꯀꯣꯜꯗꯣ ꯀꯛꯏ ꯅꯨꯄꯤꯗꯨꯒꯤ ꯃꯥꯡꯗ ꯁꯥꯕ ꯌꯥꯕ ꯋꯥꯔꯤꯁꯨ ꯑꯣꯏꯗꯕꯅ ꯂꯣꯌꯥꯗꯤ ꯍꯦꯟꯅ ꯏ ꯀꯥꯔꯤ ꯒ꯭ꯔꯨꯞꯇ ꯃꯥꯔꯁꯟꯗ ꯃꯦꯟꯁꯟ ꯇꯧꯗꯨꯅ ꯀꯣꯜ ꯇꯧꯔꯤꯗꯣ ꯑꯣꯛꯄ ꯍꯩꯇ꯭ꯔ ꯂꯋꯥꯏ ꯃꯆꯥ ꯏꯇꯣ ꯃꯤꯒꯤ ꯅꯥꯛꯇ ꯗꯤꯁꯇꯔꯕ ꯇꯧꯅꯤꯡꯗꯦ ꯁꯤꯗ ꯁꯨꯝ ꯍꯥꯏꯅꯁꯤ ꯊꯥꯔꯛꯂꯤꯕ ꯃꯦꯁꯦꯖꯇꯨ ꯎꯕꯗ ꯂꯣꯌꯥ ꯈꯣꯏꯗꯧ ꯊꯤꯠꯃꯟꯈꯤꯗꯨꯅ ꯚꯣꯏꯁ ꯃꯦꯁꯦꯖꯇ ꯃꯆꯤꯟ ꯀꯟꯅ ꯊꯤꯖꯤꯜꯂꯛꯏ ꯃꯥꯔꯁꯟꯁꯨ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯣ ꯅꯥꯇꯩ ꯆꯥꯕꯗꯤ ꯑꯣꯏꯔꯝꯃꯔꯣꯏ ꯈꯪꯕꯅ ꯂꯩꯊꯗꯨꯅ ꯇꯥꯏ ꯊꯤꯛꯁꯨ ꯅꯣꯛꯏ ꯃꯊꯟꯇ ꯂꯣꯌꯥꯅ ꯃꯦꯁꯦꯖꯇ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯨꯛ ꯌꯥꯝ ꯆꯌꯦꯠꯅꯩꯁꯤ ꯀꯩꯒꯤꯅꯣ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯌꯦꯠꯂꯨꯔꯣꯅ ꯂꯥꯏꯅ ꯃꯔꯀꯥꯔꯅ ꯑꯃ ꯊꯥꯔꯛꯑꯕꯅꯤ ꯅꯪꯀꯣ ꯇꯥꯟ ꯀꯥꯏꯅ ꯄꯣꯛꯄ ꯇꯥꯟ ꯀꯥꯏꯕ ꯍꯥꯏꯁꯤꯅꯤ ꯃꯇꯥꯡ ꯆꯥꯅꯗꯤ ꯅꯣꯡꯃꯇ ꯇꯧꯔꯛꯑꯣꯏ ꯃꯤꯅ ꯗꯥꯎꯟꯂꯣꯗ ꯇꯧꯔꯤꯉꯩꯒꯨꯝꯕ ꯇꯨꯝꯅꯤꯡꯕꯅ ꯃꯤꯠ ꯄꯥꯡ ꯉꯝꯗ꯭ꯔꯒꯨꯝꯕ ꯀꯟꯅ ꯇꯨꯝꯅꯤꯡꯕ ꯃꯤꯀꯞ ꯊꯣꯛꯅꯤꯡꯗꯕ ꯇꯥꯟꯖꯥꯒꯨꯝꯕ ꯅꯠꯇꯦ ꯀꯩꯅꯣꯕ ꯅꯪ ꯈꯜꯂꯤꯁꯦ ꯉꯁꯤꯗꯤ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯁꯤ ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯄꯦꯟꯗꯗꯅ ꯅꯍꯥꯟꯈꯩ ꯂꯩꯔꯝꯃꯤ ꯆꯥꯠ ꯑꯣꯏꯔꯦ ꯄꯩꯈꯣꯝꯕ ꯂꯣꯌꯥꯁꯦ ꯅꯍꯥꯟꯈꯩ ꯌꯥꯝ ꯋꯥꯅ ꯊꯝꯃꯣꯏ ꯃꯩꯆꯥꯛ ꯃꯌꯥꯝꯁꯦ ꯃꯊꯟꯇ ꯈꯪꯂꯝꯃꯦꯌꯦ ꯁꯤ ꯍꯥꯏꯗꯨꯅ ꯄꯥꯏꯈꯣꯝꯕꯗ ꯃꯦꯁꯦꯖꯇꯣ ꯃꯦꯟꯁꯟ ꯇꯧꯔꯒ ꯅꯣꯛꯄꯒꯤ ꯏꯃꯣꯖꯤ ꯑꯃ ꯍꯥꯞꯆꯤꯜꯂꯤ ꯄꯥꯏꯈꯣꯝꯕꯁꯨ ꯅꯣꯛꯄꯒꯤ ꯏꯃꯣꯖꯤ ꯑꯃ ꯍꯜꯂꯛꯏ ꯂꯣꯌꯥ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡ ꯑꯩ ꯏꯇꯨꯁꯦ ꯀꯩꯒꯨꯝꯕ ꯀꯥꯏꯅꯔꯕ ꯅꯪꯒꯤꯁꯨ ꯑꯩꯅ ꯃꯍꯥꯚꯥꯔꯠꯀꯤ ꯋꯥꯔꯤ ꯂꯤꯁꯤꯜꯂꯒ ꯀꯥꯏꯅꯍꯜꯂꯦ ꯈꯪꯉꯣ ꯁꯥꯂꯥ ꯅꯪꯕꯨ ꯅꯨꯄꯤꯒ ꯀꯣꯏꯕ꯭ꯔꯥ ꯍꯥꯏꯁꯦ ꯁꯛꯇꯨꯗ ꯌꯥꯅꯤꯡꯂꯛꯏꯕ ꯅꯨꯄꯤꯗꯣ ꯃꯁꯛ ꯑꯝꯇ ꯈꯪꯅꯤꯡꯈ꯭ꯔꯦꯗ ꯀꯔꯝꯕ ꯑꯉꯥꯎꯕꯤ ꯁꯪꯗꯒꯤ ꯅꯥꯟꯊꯣꯔꯛꯄ ꯅꯨꯄꯤꯅꯣ ꯌꯥꯔꯦ ꯇꯣ ꯁꯨꯛ ꯎꯁꯤꯠꯇ꯭ꯔꯤꯌꯦ ꯅꯪ ꯍꯥꯏꯗꯧꯗꯣ ꯍꯥꯏꯔꯛꯑꯣ ꯊꯕꯛ ꯌꯥꯝ ꯆꯤꯟꯕ ꯃꯤꯅꯦ ꯑꯩ ꯃꯥꯔꯁꯟꯁꯨ ꯐꯅꯌꯥꯝꯅ ꯐꯥꯒꯤ ꯇꯥꯊꯣꯛꯎꯔꯕꯁꯨ ꯃꯔꯨ ꯑꯣꯏꯕ ꯋꯥꯔꯤꯗ ꯂꯥꯛꯏ ꯚꯥꯏ ꯉꯁꯤꯗꯤ ꯑꯩ ꯋꯥꯈꯜ ꯌꯥꯝ ꯈꯜꯂꯦ ꯑꯩꯅ ꯈꯖꯤꯛꯈꯛ ꯃꯃꯥꯟꯅꯕꯤꯅ ꯃꯉꯣꯟꯗ
ꯍꯥꯟꯅ ꯈꯟꯖꯔꯝꯕ ꯅꯨꯡꯁꯤꯖꯔꯝꯕ ꯅꯨꯄꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯇꯧꯔꯛꯄꯗ ꯐꯥꯒꯤ ꯇꯥꯊꯣꯛꯄ ꯑꯣꯏꯔꯁꯨ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯅꯣꯛꯃꯤꯕ ꯁꯛꯇꯝ ꯑꯃ ꯇꯥꯈꯤꯕꯁꯦ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯅ ꯊꯃꯣꯏꯒꯤ ꯖꯒꯥ ꯑꯃꯗ ꯆꯩꯅꯥ ꯐꯥꯎꯕꯒꯨꯝ ꯇꯧꯏ꯫ ꯏꯁꯥꯅ ꯏꯁꯥꯁꯦ ꯁꯤ ꯈꯟꯊꯔꯛꯄꯗ ꯑꯃꯨꯛ ꯑꯩꯒꯤ ꯑꯁꯣꯏꯕꯗꯣ ꯅꯤꯡꯁꯤꯡꯖꯔꯛꯄꯁꯨ ꯍꯧꯏ꯫ ꯀꯩꯁꯨ ꯂꯩꯇꯕ ꯃꯆꯥ ꯃꯁꯨ ꯈꯔꯁꯤꯒꯤꯗꯃꯛꯇꯤ ꯑꯩꯅ ꯑꯁꯤ ꯌꯧꯅ ꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯏ꯫ ꯑꯗꯨꯕꯨ ꯂꯨꯍꯣꯡꯗꯨꯅ ꯏꯅꯥꯛꯇ ꯂꯩꯔꯕꯤ ꯃꯥꯅꯗꯤ ꯑꯩꯅ ꯏꯆꯤꯟꯃꯛꯅ ꯀꯅꯥꯒꯨꯝꯕꯤ ꯑꯃꯕꯨ ꯅꯨꯡꯁꯤꯖꯕꯒꯤ ꯋꯥꯔꯤ ꯃꯐꯝꯗ ꯇꯝꯈꯤꯕꯗꯣ ꯃꯥꯁꯨ ꯁꯤꯗꯒꯤ ꯍꯦꯟꯅ ꯋꯥꯔꯝꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯁꯤꯅ ꯉꯁꯤꯗꯤ ꯁꯦꯡꯅ ꯑꯩꯕꯨ ꯄꯣꯊꯥꯕ ꯌꯥꯍꯟꯗ꯭ꯔꯦ꯫ ꯄꯥꯏꯈꯣꯝꯕ ꯃꯦꯁꯦꯖꯇꯣ ꯃꯨꯟꯅ ꯄꯥꯏ꯫ ꯄꯥꯔꯕ ꯇꯨꯡꯗ ꯔꯤꯄ꯭ꯂꯥꯏ ꯑꯣꯏꯅ, ꯃꯥꯔꯁꯟ, ꯅꯪ ꯀꯥꯟꯅꯗꯕꯗ ꯅꯁꯥꯅ ꯅꯁꯥꯗ ꯋꯥꯈꯜ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯃꯟꯈ꯭ꯔꯦ꯫ ꯄꯥꯁꯇ ꯋꯥꯔꯤ ꯑꯃꯠꯇ ꯂꯩꯇꯕ ꯃꯤꯑꯣꯏ ꯂꯩꯕ ꯍꯧꯅꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯅꯪꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯃꯗ ꯈꯣꯡ ꯊꯥꯡꯕ ꯍꯧꯔꯕꯅꯤ꯫ ꯍꯧꯈ꯭ꯔꯕ ꯍꯥꯏꯕꯁꯤꯗꯤ ꯂꯣꯏꯔꯕꯅꯤ꯫ ꯃꯇꯨꯡ ꯇꯥꯕꯗ ꯍꯧꯈꯤꯕ ꯄꯦꯟꯗꯕꯁꯤꯡꯗꯣ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤꯅ ꯅꯪꯒꯤ ꯅꯊꯧꯅꯤ꯫ ꯁꯨꯝ ꯍꯧꯈꯤꯕꯒ ꯂꯣꯏꯅꯔꯒ ꯆꯠꯂꯕꯗꯤ ꯍꯧꯖꯤꯛꯀꯤ ꯃꯃꯜ ꯌꯥꯝꯕ ꯃꯤꯀꯨꯞꯁꯤꯡꯁꯤꯗ ꯃꯥꯏ ꯄꯥꯛꯅ ꯊꯕꯛ ꯑꯃꯠꯇ ꯃꯥꯏꯄꯨꯅꯅ ꯇꯧꯕ ꯉꯝꯃꯔꯣꯏ꯫ ꯈꯔꯁꯨ ꯌꯥꯡꯊꯣꯛꯅ ꯈꯜꯂꯨ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯁꯤꯍꯦꯟꯕꯤꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯒꯤ ꯔꯥꯏꯠꯇꯨꯁꯨ ꯅꯪꯉꯣꯟꯗ ꯂꯩꯔꯕꯅꯤ꯫ ꯋꯥꯔꯕ ꯃꯇꯝꯗ ꯃꯔꯨꯞꯁꯤꯡꯒꯤ ꯋꯥꯍꯩꯅ ꯉꯁꯤ ꯐꯥꯎꯕ ꯊꯧꯅꯥ ꯄꯥꯡꯒꯜ ꯑꯣꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯂꯩꯁꯤꯍꯦꯟꯕꯤꯗꯤ ꯃꯥꯅ ꯌꯦꯡꯂꯨꯕꯗ ꯍꯤꯗꯥꯛꯇꯨꯒꯤ ꯃꯌꯥꯏꯅꯔ ꯇꯨꯝꯊꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯥꯔꯁꯟꯁꯨ ꯐꯣꯟꯗꯣ ꯃꯨꯠꯊꯠꯇꯨꯅ ꯅꯨꯄꯤ ꯃꯥꯕꯨ ꯑꯣꯏꯅ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯛꯏ꯫ ꯅꯨꯄꯤꯗꯣ ꯃꯥꯒꯤ ꯑꯣꯏꯔꯕꯁꯨ ꯅꯨꯄꯤꯗꯨꯅ ꯑꯗꯨꯝꯅ ꯇꯨꯝꯊꯗꯕ ꯃꯤꯀꯨꯞꯇꯗꯤ ꯄꯦꯟꯖꯅ ꯌꯦꯡꯕ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯐꯪꯖꯔꯤ ꯉꯁꯤꯗꯤ ꯆꯣꯏꯅ ꯇꯥꯔꯛꯄ ꯁꯝꯂꯥꯡꯅ ꯃꯥꯏꯊꯣꯡꯒꯤ ꯁꯔꯨꯛ ꯈꯔ ꯈꯣꯝꯖꯤꯟꯈꯤꯕꯗꯣ ꯑꯌꯦꯠꯄ ꯑꯣꯏꯔꯦ ꯈꯜꯂꯕ꯭ꯔꯥ? ꯃꯈꯨꯠꯅ ꯇꯞꯅ ꯍꯥꯏꯒꯠꯇꯨꯅ ꯌꯦꯞꯁꯤꯟꯕꯤ ꯁꯣꯜꯂꯤ ꯅꯨꯡꯁꯤꯅ꯫ ꯎꯔꯤꯕ ꯁꯛꯇꯝꯁꯦ ꯑꯩꯒꯤꯅꯤꯀꯣ, ꯑꯩ ꯈꯛꯀꯤ ꯑꯣꯏꯔꯕꯅꯤꯀꯣ, ꯈꯪꯅ ꯈꯪꯅ ꯑꯁꯨꯝ ꯌꯦꯡꯗꯨꯅꯇ ꯂꯩꯅꯤꯡꯍꯟꯕ ꯀꯔꯝꯕ ꯂꯥꯏꯔꯦꯝꯕꯤꯅꯣ ꯅꯪꯕꯣ? ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯁꯥꯌꯣꯟ ꯂꯧꯗꯨꯅ ꯑꯉꯥꯎꯕ ꯊꯃꯣꯏꯁꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯕ ꯂꯥꯛꯂꯤꯕ꯭ꯔꯥ? ꯆꯨꯗꯨꯅ ꯂꯩꯔꯝꯕ ꯃꯥꯒꯤ ꯋꯥꯈꯜꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯨꯠꯊꯠꯂꯛꯇꯨꯅ ꯂꯣꯟꯗꯨꯅ ꯂꯩꯔꯤꯕ ꯊꯃꯣꯏ ꯊꯣꯡꯁꯤꯕꯨ ꯅꯝꯈꯥꯏꯗꯨꯅ ꯅꯪꯒꯤ ꯁꯛꯇꯝꯅ ꯊꯃꯣꯏꯒꯤ ꯖꯒꯥ ꯈꯨꯗꯤꯡꯗ ꯁꯤꯟ ꯊꯨꯡꯅ ꯆꯪꯁꯤꯟꯕ ꯍꯧꯔꯛꯂꯤ꯫ ꯃꯥꯔꯁꯟ ꯆꯪꯁꯤꯟꯗꯨꯅ ꯅꯨꯄꯤ ꯃꯥꯒꯤ ꯂꯥꯏꯕꯛꯇ ꯃꯆꯤꯟꯅ ꯊꯦꯡꯉꯤ꯫ ꯁꯥꯡꯈ꯭ꯔꯕ ꯑꯍꯤꯡꯗꯨꯃ ꯅꯨꯄꯤ ꯃꯥꯕꯨ ꯂꯝꯍꯦꯟꯕ ꯃꯤꯠꯇꯨꯅ ꯎꯏꯁꯤꯟꯕ ꯀꯧꯕ ꯂꯩꯇꯅ ꯌꯦꯡꯈꯤꯕꯅꯤ꯫ ꯃꯗꯨ ꯐꯥꯎꯕ ꯑꯄꯦꯟꯕ ꯍꯥꯏꯕ ꯑꯄꯦꯟꯕꯗꯨ ꯄꯣꯛꯈꯤꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯅꯤ꯫ ꯍꯦꯟꯖꯥꯊꯣꯏꯕꯤ ꯉꯟꯇꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯃꯅꯦꯅ ꯉꯔꯥꯡ ꯂꯥꯛꯀꯅꯤ ꯍꯥꯏꯈꯤꯕꯗꯣ ꯃꯃꯪꯗꯁꯨ ꯐꯥꯎꯔꯛꯂꯕ꯭ꯔꯥ ꯈꯪꯗꯦ꯫ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯗꯨꯅ ꯃꯃꯥꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯏ꯫ ꯃꯃꯥ, ꯃꯃꯥ! ꯅꯤꯡꯊꯤ ꯂꯥꯏꯗꯨꯛ ꯊꯥꯔꯝꯕꯅꯤ꯫ ꯃꯆꯥꯅ ꯉꯟꯇꯥ ꯍꯧꯒꯠꯂꯛꯄꯗꯨꯗ, ꯏꯆꯥꯊꯣꯏꯕꯤ, ꯏꯪꯗ꯭ꯔꯣ ꯅꯪꯕꯣ? ꯏꯪꯕꯤꯗꯦꯕ ꯃꯃꯥ, ꯃꯥꯃꯣꯅ ꯉꯔꯥꯡ ꯅꯤꯅꯦꯒ ꯉꯁꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯦ꯫ ꯊꯣꯏꯕꯤ ꯀꯧꯈ꯭ꯔꯤꯗꯣ ꯅꯤꯅꯦ ꯂꯥꯛꯑꯕꯣ ꯃꯃꯥ? ꯅꯤꯡꯊꯤ ꯃꯆꯥꯒꯤ ꯃꯇꯧꯗꯣ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ, ꯅꯤꯅꯦꯗꯤꯅꯦ ꯍꯣꯔꯦꯟ ꯋꯥꯏ ꯂꯥꯛꯀꯗꯧꯕꯅꯤ ꯏꯆꯥꯊꯣꯏꯕꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯣꯔꯅꯤꯡ ꯑꯣꯏꯔꯛꯄꯗ ꯉꯥꯏꯔꯤ꯫ ꯄꯄꯥꯒ ꯕ꯭ꯔꯁ ꯇꯧꯊꯣꯛꯎꯔꯁꯨ ꯅꯤꯅꯦꯗꯣ ꯉꯟꯅ ꯂꯥꯛꯅꯕ꯫ ꯍꯦꯟꯖꯥꯊꯣꯏꯕꯤ ꯃꯊꯟꯇ ꯄꯪꯂꯥꯡꯗ ꯂꯥꯡꯖꯩ꯫ ꯃꯅꯦꯗꯨ ꯂꯥꯛꯂꯅꯤ ꯍꯥꯏꯕꯒꯤ ꯍꯔꯥꯎꯕꯅ ꯆꯣꯡꯗꯨꯅ ꯀꯥꯔꯣꯝꯗ ꯆꯪꯂꯛꯄꯗ ꯑꯃꯨꯛ ꯃꯊꯟꯇ ꯂꯧꯁꯤꯟꯗꯨꯅ ꯇꯨꯁꯤꯜꯂꯤ꯫ ꯋꯥ ꯀꯞꯄꯤ꯫ ꯃꯆꯥꯒꯤ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯗꯨꯗ ꯇꯨꯝꯂꯝꯕ ꯋꯥꯡꯂꯦꯝꯕ ꯃꯃꯤꯠ ꯁꯤꯡꯉꯤ꯫ ꯇꯨꯗꯨꯅ ꯂꯩꯔꯤꯕꯤꯗ ꯎꯕꯗ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯕꯨ ꯄꯝꯈꯠꯂꯤ꯫ ꯆꯊꯣꯏꯕꯤ, ꯀꯥꯏꯗ ꯁꯣꯛꯀꯦ? ꯁꯤ ꯄꯄꯥ ꯌꯦꯡꯒꯦ ꯇꯣꯛꯑꯁꯤ꯫ ꯅꯤꯅꯦ ꯀꯧꯒꯦ ꯄꯄꯥ꯫ ꯃꯈ꯭ꯔꯨꯗꯨ ꯌꯩꯈ꯭ꯔ ꯃꯥꯜꯂꯤ꯫ ꯆꯩꯅꯥꯗꯨꯅ ꯋꯥ ꯀꯞꯄꯤ ꯑꯉꯥꯡꯗꯣ꯫ ꯋꯥꯡꯂꯦꯝꯕ ꯐ꯭ꯂꯣꯔꯗꯨꯗ ꯃꯈꯨꯠꯅ ꯄꯥꯛ ꯊꯥꯗꯨꯅ, ꯇꯨ ꯄꯄꯥꯅ ꯍꯥꯠ ꯇꯧꯔꯤ ꯆꯊꯣꯏꯕꯤ, ꯑꯩꯉꯣꯟꯗ ꯍꯟꯕꯒꯤ꯫ ꯄꯄꯥꯒꯤ ꯐꯣꯟꯗꯤ? ꯅꯤꯅꯦ ꯂꯥꯛꯈꯤꯔꯣꯏꯗ꯭ꯔꯥ ꯍꯪꯁꯤꯁꯦ꯫ ꯑꯉꯥꯡꯗꯨꯅ ꯀꯞꯄ ꯇꯣꯛꯇ꯭ꯔꯕꯗ ꯋꯥꯡꯂꯦꯝꯕ ꯅꯤꯡꯊꯤꯕꯨ ꯀꯧꯏ꯫ ꯅꯤꯡꯊꯤ! ꯅꯤꯡꯊꯤꯁꯨ ꯆꯪꯂꯛꯏ꯫ ꯃꯄꯨꯔꯣꯏꯕꯅ ꯀꯟꯅ ꯀꯧꯔꯛꯄꯗꯨꯗ, ꯀꯩ ꯍꯥꯏꯒꯦ ꯇꯥꯃꯣ? ꯆꯊꯣꯏꯕꯤ, ꯀꯩꯗꯧꯔꯒꯦ ꯀꯞꯄꯤꯗꯤ? ꯃꯃꯥꯅ ꯅꯤꯅꯦ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯗꯤ? ꯁꯦ ꯑꯉꯥꯡꯁꯦ ꯑꯝꯇ ꯊꯋꯥꯏ ꯃꯤ ꯀꯧꯈꯠꯄꯤꯌꯨ꯫ ꯁꯤꯗ ꯇꯨꯔ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯤꯁꯨ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯕꯗꯨꯃꯛ ꯇꯧꯏ꯫ ꯐꯤꯒꯥꯎ ꯁꯥꯅ ꯇꯧꯗꯨꯅ ꯂꯧꯊꯣꯛꯂꯒ ꯃꯆꯥꯒꯤ ꯃꯌꯥꯗ ꯃꯈꯨꯠꯅ ꯏꯟꯕꯤꯗꯨꯅ, ꯏꯆꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯟ 5ꯃꯛ ꯂꯣꯏꯅꯕꯒ 3ꯃꯛ ꯀꯨ꯫ ꯃꯃꯥ, ꯑꯩꯅ ꯏꯆꯥꯒꯤ ꯊꯋꯥꯏ ꯃꯤꯕꯨ ꯆꯦꯠꯅ ꯀꯧꯁꯤꯜꯂꯕꯅꯤ, ꯀꯣꯟꯁꯤꯜꯂꯕꯅꯤ꯫ ꯍꯥꯏꯅ
tarilak inbi. Ningthi mafi hongdrasu angang dubu mana oina mapuroibadagi lauduna pambi. Icha thoibidi kanbani nabideda. Nine laaga kappada aikhoi thoibise masak thizilame haidoini. Ngarang mamo ama nanga wari sabado. Adui mangdage ikaidra kapchetpi haikidoini. Se to thoibigi nine lakhiroidrana phone tawsise. Ningthi machabu manangandasu tapna nanbiri. Henja thoibidi kapatokte. Upai leitrabada ningthi phamungda lai khurumlabagi mafiduga kaiga adum kakhatle. Kona suraga loire khanduna mabuk pithak piduna themi. Mamai humang kanglidusu tapna nanbi. Mama, ayo naye. Ningthi na anabadu tapna nanbiduna. Papa da molo maphalase aduga pharaduini. Nabaya ponte ichadi. Mama, pho. Tusiliba jagaduni pho haiduna mari tawridu. Ningthi machagi mamaida machina pho tapna kambiduna. Papa na ne hat tawkhrabani. Icha thoibida kaigina halinona. Mama na supho doini. Se nine la ani. Icha de maramokpani. Mabuk thakdo kapkano. Kapadi na habasu helani masak su thijin doineba. Henja thoibisu ngaiha kaplurasu mama na thembadu dayai. Tumsit chupakidabana mamagi mathada lairaba mikupsidadi tapna tumthakre amok. Marshan lambidagi angang na pamba sanapot achapot makhal laiduna gari duma pik thana haptuna lai. Henja thoibisu tumba haugalakpadagi manebu lakpa mapanda thamliba sofa duda sanaduna ngasaidagi ngairibani. Mama na manungda sanaro lakjarani haiba phauba tabiba natte. Laisi henbi changlakpaga mamawdubu kawi. Thoibi henja thoibidi haraubana loikri. Siriba khongjiduga manegi nakda chenchilakpado kayada nungsi mataudo. Marshan su tunglomdagi lakduna henja thoibibu phatpami. Ngarang wari sakhibaduna oira male. Henja thoibisu Marshana pambada mari taurakte. Laisi henbi mana pairiba achapot hapa khaw sanapot hapa khawdo mamawdu utli. Henja thoibi harauna. Aya ninne aduda aigi ngaktara. Wow, iham bawanida. Nangi ngaktani. Kapra nangbo mari tobro. Maramokpaini ko mayama mamamo na laire ise. Tawbide kaiso ado nine ko aina nine da lao haigi tawbagi kada changbada tu sida turiba. Haiduna khazik dak taduna lairiba makhurudu utli. Laisi hen binungshina makhurudu bunanduna. Anghangda kananuna sukhalise nine phuge. Marshana thoibidi kapchit pinateda yam kanbani aduna kapayade aduga matungdine chenbasu yade ko dom turaga sumaina daktaradine thoibise masak thire haidoiba gari dagi mayam amasu horin mamoga lauthakida watli mangon kadringai laisi henbisu manamabu kawi inama ikhoi lae ningthisu chakhumda chak kamlambani machalgi makhonduda harau thoglai heima noi laedana yaurak ani ga hairakti aina phone tawbadadi thongkhong yauraktre haidaine noiba mi surprise tawrini ekhoi tamodi noi tamodo maite yen lawni na chakhibani marshan koirunu heida changlo marshan so khongop to lokthokduna kari lokthoktrasu yarabaduda yani deije laisi henbina imadi ode kadai de laikhige phamung de leibani tumhauri marshan di henja thuibiga yam chanakri sanapoching do lokthokduna sanari laisi henbisu mamana lairiba karomda changlai ima rani masadu ison duna lairami laisi henbi changsinduna mamagi nakta phammi ima hakchang kaidorage kaisu tawdi thoibi hakchang se khara khazik sonthabani
Laisi henbi, mamagi mamai to nanbi, mapi ira cheli, adubu phat phat kuptuna, paurak panungai tabudulo sinjay. Ranina, nangbu, ibongoga punalak bro. Lae, yambung kaurake, thuibiga mapana sana hobani. Ngaihak leiraga unagida. Ichabu makoine luna titubiba natro. Tawi ma, isan su, imasi su yampaye, yambung na su, aibadu nungsina luna tawbi. Naburoi ba na nemgi chinthak danya, hanggat na kumdana, khatna jayna tawganda ko icha thuibi. Hoi ma, tawruye, imasu naba yade, doktor de yingthok na ba tawsi. Yanida, yingure, hidak jari shini. Wanglemba kaurakpagi Laisi henbisu mamabu hi phalamduna thoklai. Wanglemba na Aikhoi chantombisidi mau oiragani henabu phajaramene. Laisi henbi nokphetamak tawi. Marshan thohenbigi phone lakpaduda nupiduda pirai. Laisi henbisu ningthigi karom dalai. Bye, yum yauraba nang. Yaurakta ngairi. Aisu nangonda phone tawrakena tawrambani. Ado ngasi januga tomthin gado nungsi phongdokna ni amta punna chalusira. Aibu mafam na kaidano. Aikhoi gi school gi changpham thaina nongga thupa jaga duda. Yabudi yaine. Aduda yambung da kai haidoino shini. Aina khalisi. Adugi de ailoba lake. Fana ba khomjilo. Hoine. Noi ani hana lao. Aduga sida jagi sing hana chaminaraga chatpu chatle. Chatpu chatri. Phadogwa ma khanarasi. Hoi. Phone thamkhraga chanu thoyenbi ani do wari tawi. Thoyenbina. Ibani na hairiba wase. Mane yaningbadi oiroida. Yambung su yaurakpa mali. Amuk phubidana salaksani. Yadrasu kaisu kaidise. Ai mage yam unaningi. Hana chathourasi. Mapi maron de hana loishinduna laiba loiraba maramna. Ani do gari macha thauduna lai. Marshan su Wanglembaga tawduna enchangdo punna thongminai. Wari susanakre. Angang laujarabasu ani dudi lenga oibana. Laisi henbi ningthigi nakta leiduna. Inama kainomta haige ba. Hayo kai haininge. Aido thohenbi hoiga thabamta chatminaruge. Kari thabak chatke hairino. Ngasi nongma khaksida lakpasida. Aikhoina thaina tamlambai school da 11 12 adudamta chatlusheye. Ichan tombi adudadi chatke hairasune kona chalo noi tamone su kaisu yaroi maruina nang nupana bu yagadro yumsida mise mathanda kamaina lehoni nupido khumpham chapham ama khangde tumin lei thohenbi hoisu yausilakle mapandagi ga kobirakpa natte imungda dong grong changlei chanu de Laisi henbi ubaga konchilei Laisi henbi na su konchile Kainoi bema, nangdi mahu oibedagi lairimbi malame. Haijile nang su hekta. Yambong na yam bijara male. Noi khatla lairame tha mukshida. Thoyenbi na. Inama, Laisi henbi se inamo haika ningsing laibra. Ningthi noktuna. Aikhoi di khangde, thoibi de dum ningsing lakpane. Somdana kamdauri. Mabung chatkhiba ngairiba nupidu so mabung na chatkhiba ga thoklaktuna loyaga makhoi ani mafam amada lai sinthana kaidobuno nang nei kauthoreise Manipur gi number kayano nang na pairise nate kayano ba kainara dabane ai nanga hanuba nangse ai ni ya pambi do bagi type ka khalira thiman baduda nupi phanglaroi na nungai tadani yabiraga aina here nupi nangsu adu bhaude haino Aibu hanuba hairadi noi yamung so hanure haibaga mani aibu sakthi nupi phangdaba gaidudi haigado aina nang nungsibagi kanam hani yengbidabai wani nangna ai number do block khara do switch off khara dawshinki adu oiradi aisu angamba upai tawraga nanga pau phauna na bohana badabani sumai tawiri si phari na khaloi bema themi si haraugi di leite paithokpaga pomthokpaga nupi do khomde suktuna lei loya nupi do ki makhut do Jelapna paisenduna Thawa yaudana Hakjang sika khundok lambadi Aibu si cry bagamani Ngarangido Ai nangwanda no punati Noi yambung na wa mahairak paduda Thingbangam hawdabagi no khibani Yare khangi Nangido ai karim naine
angang koiraga angang kamai loina ni phau khangdaba nangdi koirunu nupido loya nupido imarido loiba ko balai roi khangbana makhoi ahumgi group da ngarang thana khiba message to nupidu da pahalli hauji khakta da sintha sunoklei to sidabu kana na noktaba ngamdoino noi yambungdo nanamane yam otpirabane khangbra wanglemba marsana thonglibe insang du suloisilaktuna mayam do chana balangi leiksi hen bina phone da thawai lupsin leibado ubada nupa du ti thawai chakpana loiri ngarang sathi bawari tuna wakal do aphaba amata khanba ngamdre adubu mayam mangdadi utpa yadabana harau harau chamina duna loisilli loirabada kuina leiramda mayumda problem ama thokle haiduna nupi du purakli leiksi hen bidi marshan gi mawong do iching su singnei wahang oinadi hangdi ghari manungdani mau oiraga irang toba phulai chu do iradi nayumda mukhana chalhaloina e aina kai dorage yambo nangna kai dorage di kaino aigi mit mangda tawriba mayam duda nang oidaba ngangi do kaigino adudi ai thoyan bi hoi chanu hoiga thaina gi photo yengbani nang tawri myam do amta khangoi shiro aina aise haibong manungda leiba tin oina ubra nang namituda nachin thiba wado nganglakano nupi do domin lei marshan gari do speed kanna thobana mayum yaurakle yaurakpaga gari dagi nupi do hekta soro soro chingthai yambo hey laugano imasi pamung taraga nangbu kanba thoklakani kaina khali wakhal du dilapna thamo haina nupi do soro soro chingduna kada puraklaga laktani inchenduna thongdo makhol thokna thingjilli leiksi hen biki bana masado kainom tawrabani marshan sauna tha phakhiba phau kuidri nasa ngamdabaga yum ningsinglamne haiduna pubani thaina gi thak irang do ningsinglaga maja to namanabi singa haina pubanate ai yauna phau tawri mawong dunadi ai yawda mamatamdadi nang kamai tawdorige nupi noise thasaba yadi luna tawba yade do nangna namdana chumhandorine thaina kamina khiba photo yengbasi kai kaige aina kari ahenba tawkhrage marshan leiksi hen bigi machin banda saphu kanna thajinki aigi jinthakta nangna na chin khumba yabro ahal laman thakha khangdabdo nangna mafam sida leiraga tawba yaba nate karigumba nangna na ningna khata mapamlaba sadawna na yumna kai leitaba mi dawna ijat leita panghinging mapamlabadi yum sida ki chakhiba yani divorce paper da signature dawna bangairi aduga mau amoina yum sida phajana leige hairabadi makhata na lamhinba thabak tawdabana nangi aphaboini nupido mapuroi babu warauba mityeng ni yenglei marshan thamoi da phawri ba khamban baduna nupido section jabani aduba tamthiba mataw oina uthokri makhut thadokluraga amuk sumathanta nungairaktre leiksi henbi wamata khumdi nupaduna ngangliba tawribado lali natraga chummi wahai ama haiduna nupadugi chinthakta mare yelakpasu tawde khanjilurabadi nokningbasu phawi marshan so nupiduna wamade hairakadra khana ngaibani aduba hairaktrabada itap tapna mana oina hairi ai soikre nupido pakhum pibadi toklaga mamitna phawba handuna nupa mabu yenglakte marshan nupidugi manak changsilai leiksi hen bifuk haugatuna thaiduna nupa mangondagi chatkhinaba tawwi marshan nupidubu konchinduna mathada thammi machinda wahai kharasu hairi haukhibada kanagumbi amana thamoi sibu maningtamna sanaduna thambirambana nupi haiba nupise singna hairaga thasaba watpani athotpa itaw uttuna nangi thamoiba khudum sanchin mangamdrabaso yambungna nangbadi shingna nungshi abema ai nanga sanglaba punchi lambise thamoi shingna nungshina amato oina chatminaba pame nangna inaktagi lapthokidra khanba khaktada holiba sor phau lepkhiga tawi nangonda asabu phathaba ngamda nangi hakchangda chaina pikhrabaso maduga chakmanaba chaina aigi thamoida phawi nanga sumdamin leigano leiksi henbi nupadugi paukhum pidi mamangdagi hauraga manaba soikraba yaningkhidraba misaktuga onchinaduna awai akhum dawnabagi apamba mangonda leite konchilibadu tapna inthoi marshan chumuktuna nupiduda athingba pidi adum tapna thadorakle
नुपा ओइरबसु कल्लब थमोइदु थुगाइदुना मपी मरि खरदि नुपीसिगिदमक्ता सिन्थाख्रे सिन्थागा लोयागा अनिदुसु मफम कयादा चत्तुना ngasiगी matamdu leli नुमिदांग वाइरम तादौरा फाउबा मचाना हलक्तबदा लैमा निंगथेमगी कोलसु हंजिन हंजिन लेपा लैता खिंगलई सुपाई पाइरक्तबदुदा पाखतना मचा ममोगी कादा लाई सना बेमा नोइबु थोंसे मुक्ता हांगोनी हे मार्शनसु तारदुना थोंदो हांदुई लैमदु इथक थकना नचनुपीदो ngasai na khoina thokibe ikan kanadana mamanabi unani haidana chatkibani hauji phawba halakte mana chatkane hairamba mamanabi dunasu ngasigidi maga punde haire kana kana no hangnaba yaba thiba yaba amta thinaba tawmi magi bungo napana marolama anghang na haiba khuding yaraga chatlali haidana aibo hatori mi marsansu machaldo handak irang ama ichen chen baduda section na dishanabani mama ki pakhat pado hana phathabirei ima aduda natrasu atopa mama nabigi yumda leirambasu ye ai mathang mathang pawong ta phaunagi kaisu dawroida adum leiramni leimasu ta hata amuk phangnaba amta thinau hairamduna kumthakri ningthemna aina nangonda chatlamdaida karino karano kadaida no phajana hangkhotana taw kharasu jekshina senau haidana nangonda kayarak haibana tro aigi wado nang thawoideba नचान हाइर खुदी होई होई चटलबनिना हौजिकति करी सारगे हा कई सारगे बा ngashine mama nang hana phuraga phagadabani masu langlen hoida chatkani na aingonda phajana hairamini college ki gari no laurone haidana chatpadunara ha mina ngasigi punde na hairamlibado pulli haibanati samkhya nachana chatkane haina hairam mafamdo takjabani aina ti mashidai sida exam achauba ma thanabani do haidana paisa kokthong ama changba makhai hotnaba natro pung kun mari manada phone up tuna leibada nangsu mamani khara sungang cheidana tawdi haujikti kari sarage se ai sungang libani nachana sumna tawni di ai su khangba nate dana angang phatraga mama de hekta dashin bagi wakhal do khara su thadok piyo icha do ai su yari makhai di kopni exin jari bani madugi mahamur khagi angang do handa halakhisano Marsan su phone tawduna kana kana no hangba yaba hangne paikhomba amuk phone tawbi hello paikhomba kaidorage ekhoi chan do halakdri amda thisi ai hangba yaba songnari thibam ama khangdre loya da phone tawbani off lay kaidorabana khangde paikhomba de hana khangbana marsan da kari haidoino gyan ga tadi marsan su makha tari modoi minai duna karai da leino khangdiba aikhoi ahum amda punna thimina se haiga dawani Marsan gi maching khangbana ngasidi paikhombasu oidaba nganglei loya di kanagi no ngamdaba ma yawi adugi chani na ingonda hairambani ne adui nang loisilam ibanem ta kai kai donu yengusi somdana sintha loya gi masamdo kanna foiri nangna koi basa chena pura aga lambi khangdaba madala ise kai donu haibane ayamda yam thun thilo yamang na soidana hat khrani ba phone do piro haibane hal ha jakredana adu boinero nangna natro nongmata wakhal se inghanbra aigonda kainarase ka nupi phangoiga adu tawroiga aduna ngachi seladi nang soingonda kainarase haiba yararoi aduga isu pakhangari ba pham haidoni hanuraroi sidiya sinarase nang angang ori kaina harakano noina namadagi nangna halidoni mingaune ina makauraso namacha haune nang aseng ba ingonda yamu sitre kainu machine pisibo panthung yobagi haraugi thileitadana mawa hat ke tawemi sese hiyeng dine chen ba thilam daida nangna fanek phi ahan baga setana aingon dega khurumdana aina paisa ka nangwanda pi dana mina video ga namlaga nange agi wari se semlasi punchi lei puni kaina isai ga hablaga thaga toina haiba nangbu wakhal ga sinungole sida bumana paidana sinthado upai di laita phaireng tori nupa do bu yengduna isau langbudo makha samtharei
Khara khatna khara launa loya mamanaba amagi mayumda lagli. Paikhomba somda thibado maming khaki yauriba haibaduni. Leifhamdudi mana hana khangi adubu marshanda takthokti. Nupadudi mapanaga ngangbaga makok paiduna phamthadeda khaklabani. Paikhomba sudabna. Bai, aina khanbada haying nonganba ngaibana phagadrana khalli. Haying nonganbado ngaiba yaradi ngasaidagi asukwana thirisha thikidro. Ichandu pushindana yumda changladi ai ngasi ekoi pabungi khonthi kayam chani. Madu ngangdo phangdo phangkisanu nungaini bama. Marshan wakhal ama hojikta tapna lakpagum sutawi. Paikhomba phat onchinduna. Ichan galoya ga mari leinabra. Paikhomba nang khangbra. Khangladim ta hairo. Paikhomba di Marshan na git ekta namlakpaduda masado ipapa khalli. Huran bana makopta napi pa itak thok charakpagum. Marshan chingnana. Khangbra haibani. Aina mi thadoga thiyanbada phangloidaba leite. Ichan gi ijat ki khanbagi aina lona thibani. Loya na ngasaidagi phone op thambai maram na kai. Ma na hospital chatkani hai hariduna karamba hospital. Noi ani na ingonda ronba madi tawre haibai khangi. Paikhomba nang khangbra haibani. Paikhomba khumpham khangde. Marup ani gi karamba mai kaida lepkadabano. Mikup sida gyan tade. Marshanda asengbado hairure. Loya na mabu warokrabadi kamdauba. Aduga Marshanda wafam se lotlure. Mana mi thadoktuna thibada phangdabasu leiroi. Marupki marido maram machastigi damak punshigi khaibong takhini. Adubu upai leitraba mikup sidadi Marshangi pambom da paiduna. Itaw, asukuiba matamse. Aina nangwanda wafam se lotuna lae haibagi aibu warogado. Loyaga sinthagado khangnarakpa kuirabani. Marshan wahai tuda tumin laiki. Asawba matawsu ulakte. Paikhomba su wangang sinde. Somdana sintha loya da wa kaya mahairi. Hayeng iyambong imasi pabong na aise. Inthok piraklabadi kamay tawni tamacha. Kaya inthok toino. Nang na inthok pa da haile. No yambong gimagundi ay nihinamuna kangi. Mana nang se yam nungsizabani. Panayam na sauning balay riso thapana nang busawrui. Khangde aidi nang naga phabirag hek luna tawdraba yengo nang. Ay nupibu luna tawdana kana tawraso haino se. Tamuchana nang se adum luna tawdoini. Punshigi nang na pamba pamjaba mayam so ay ginakta leiraga loina tawhandoini. Loya sintha pakhatle khangmana fathabi. Pakhat gano ki gano. She se mayam na tawnadaba thabak sunati. Ahal naman na matam khara sawraso aina fanaba shingi. Babangda aingonda asayam tawjabani. Macha aingonda aina sumai tawbase mayam sawninglamni. Nang adugumba mayamdo sum khala leiradi kamai tawdoino. Aina tawrise yam soirena nangna khanboiradi ai babanga Marshanga da phajana haijagi. Nangbu yumda thilagi. Adugi matungdi ai shunangonda wama phau haira aroi. Sintha loya do sengna nungai khidrobai khanduna makhong anido phamungda thangalaktuna nupadu ki tampakta makok do tapna mon khangna duna hiptharakle. Tamacha sauganoba aido sumpa khatpagi tawbani. Aina soibani. Wasana yadaba angangse nampu sapu tawraga pubirakpagi. Isana yadradi koilaw lawramoidro. Isana yabaini laudana tumin inareise. Haying nasana yadi na kumaadi nabong na ise. Adum ngagda thang thamkrani. Isana yana aina tamochase pharaga chenbani na kumladi yaba natro. Loya hoji khaktada nokphe tawri. Somdana kamdawri. Chanudo tomthinga fonda wari tawri. Chanuna mai nupadudi mangondai kharadi ahanneba adu oirasu laishihenbida yam luna tawbi haiye. Nangsu aina mayam luna tawthodi yaba natro. Ado nangdi aise hek mirai biram tawba adum malibo. Mirai roida kaigi mirai doino. Thamoida chaina phangbagi awaba khanglaba aina kaigi muk nangonda chaina pidoino. Haujik sumabu nungshiribra kawba ngamdri baba. Kanadaba wahang hanglaga nasana nasabu kokji khanaba shinjagano angawbi. Aina so hana hariduni amuk so haige. Aina mabu nungshibaduna nakalamada thamkraga
ꯃꯥꯒꯤ ꯃꯔꯝꯅ ꯅꯪꯒꯤ ꯊꯃꯣꯏꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯑꯃꯠꯇ ꯑꯩ ꯇꯧꯔꯣꯏ. ꯆꯅꯨꯁꯨ ꯋꯥꯍꯩꯗꯨꯅ ꯄꯦꯟꯊꯣꯛꯂꯤ. ꯅꯨꯄꯥ ꯃꯥꯒꯤ ꯊꯃꯣꯏꯗ ꯃꯔꯨꯞꯇꯨꯒꯤ ꯃꯐꯝ ꯂꯩ ꯈꯪꯅ ꯈꯪꯅ ꯃꯁꯥꯅ ꯌꯥꯅ ꯈꯨꯗꯤꯡꯃꯛ ꯈꯥꯡꯂꯒꯦ ꯍꯥꯏꯅ ꯁꯪꯁꯤꯟꯈ꯭ꯔꯕꯅꯤ. ꯁꯣꯝꯗꯅ ꯅꯤꯡꯊꯦꯝ ꯂꯩꯃ ꯑꯅꯤꯗꯤ ꯋꯥ ꯉꯥꯡꯅꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯃꯥꯒꯤ ꯊꯣꯛꯄ ꯂꯩꯅꯩ. ꯂꯩꯁꯤ ꯍꯦꯟꯕꯤ ꯆꯥꯛꯇꯨ ꯊꯣꯡꯕ ꯂꯣꯏꯔꯕꯁꯨ ꯆꯥꯔꯁꯤ ꯍꯥꯏꯔꯨꯕ ꯉꯝꯖꯗ꯭ꯔꯦ. ꯌꯨꯝꯗꯨꯗ ꯊꯣꯛꯂꯤꯕꯗꯨꯗ ꯃꯥꯔꯁꯟꯁꯨ ꯂꯣꯌꯥꯅ ꯄꯨꯈ꯭ꯔꯦ ꯈꯪꯕꯅ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯍꯜꯂꯛꯂꯤ. ꯀꯥꯗ ꯃꯐꯤ ꯍꯣꯡꯕ ꯂꯣꯏꯔꯨꯔꯒ ꯆꯥꯛꯈꯨꯝ ꯆꯪꯂꯛꯏ. ꯑꯕꯦꯝꯃ, ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯖꯤꯜꯂꯒꯦ? ꯀꯥꯡꯁꯣꯏꯒ ꯀꯥꯡꯍꯧꯃꯒ ꯇꯧꯁꯤꯜꯂꯦ ꯌꯥꯝꯕꯣꯡ. ꯆꯥꯛ ꯏꯟꯁꯥꯡꯗꯨ ꯊꯤꯗꯣ. ꯑꯩ ꯃꯥꯁꯤꯒ ꯄꯥꯕꯨꯡꯒ ꯀꯧꯔꯨꯒꯦ, ꯆꯥꯅꯕ ꯇꯧꯔꯁꯤ. ꯍꯣꯏ ꯌꯥꯝꯕꯣꯡ. ꯅꯨꯄꯤꯗꯣ ꯑꯃꯔꯣꯝꯗ ꯃꯄꯨꯔꯣꯏꯕꯅ ꯑꯗꯨꯝꯅ ꯆꯪꯂꯛꯄꯗꯨ ꯐꯔꯦ ꯍꯥꯏꯅ ꯈꯜꯂꯤ. ꯃꯥꯅꯒ ꯀꯧꯔꯨꯕꯗꯤ ꯑꯣꯏꯔꯔꯣꯏ. ꯃꯥꯔꯁꯟꯁꯨ ꯊꯣꯡꯖꯤꯟꯄꯥꯟꯗ ꯂꯥꯛꯇꯨꯅ ꯏꯃꯥ, ꯏꯃꯥ. ꯂꯩꯃꯁꯨ ꯃꯅꯨꯡꯗꯒꯤ ꯇꯥꯔꯦ ꯇꯥꯔꯦ. ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ, ꯆꯥꯛꯈꯨꯝꯗ ꯂꯥꯛꯄꯤꯔꯣ. ꯂꯩꯃ ꯅꯤꯡꯊꯦꯝꯗꯣ ꯂꯩꯅꯔꯝꯕ ꯐꯤꯕꯝꯗꯒꯤ ꯃꯆꯤ ꯂꯦꯡꯅꯗꯨꯅ ꯍꯧꯒꯠꯅꯔꯒ ꯊꯣꯛꯂꯛꯏ. ꯑꯍꯨꯝꯗꯣ ꯄꯨꯟꯅ ꯆꯥꯛꯈꯨꯝꯔꯣꯝꯗ ꯂꯥꯛꯏ. ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯊꯤꯗꯣꯛꯂꯕ ꯆꯥꯛ ꯏꯟꯁꯥꯡꯗꯣ ꯅꯨꯄꯥꯗꯨꯅ ꯊꯥꯡꯗꯣꯔꯛꯇꯨꯅ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗꯨꯗ ꯊꯝꯃꯤ. ꯐꯤꯜꯇꯔꯗꯒꯤ ꯏꯁꯤꯡꯁꯨ ꯃꯥꯅ ꯌꯥꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ. ꯂꯩꯃ ꯅꯤꯡꯊꯦꯝꯗꯣ ꯐꯝꯊꯅꯔꯛꯂꯤ. ꯅꯤꯡꯊꯦꯝꯁꯨ ꯃꯆꯥꯅ ꯑꯗꯨꯝꯅ ꯅꯦ ꯇꯥꯕ ꯃꯥꯟꯕ ꯃꯇꯧꯗ ꯆꯥꯕ ꯍꯧꯗ꯭ꯔꯤꯉꯩ ꯋꯥꯔꯤ ꯍꯧꯗꯣꯔꯛꯏ. ꯁꯤꯟꯊꯥꯒꯤ ꯄꯥꯎꯗꯤ ꯀꯃꯥꯏ ꯇꯧꯔꯦ? ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯪꯕ ꯉꯝꯃꯛꯇ꯭ꯔꯕ꯭ꯔꯣ? ꯄꯥꯕꯨꯡ, ꯃꯊꯥ ꯁꯥꯕꯤꯔꯨꯔꯅꯨ. ꯏꯆꯟꯗꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯤ. ꯍꯌꯦꯡ ꯅꯨꯄꯥꯗꯨꯗꯤ ꯑꯍꯟꯁꯤꯡ ꯍꯥꯏꯗꯣꯛꯄ ꯂꯥꯛꯑꯒ ꯑꯣꯏꯅ ꯈꯪꯕꯤꯔꯣ. ꯅꯤꯡꯊꯦꯝꯁꯨ ꯃꯆꯥꯅ ꯈꯪꯕ ꯃꯤ ꯑꯣꯏꯔꯦ ꯈꯪꯕꯅ ꯃꯈꯥ ꯇꯥꯗꯦ. ꯑꯁꯥ ꯆꯥꯎꯅ ꯊꯝꯖꯕꯒꯤ ꯋꯥꯅꯤ. ꯃꯇꯥꯡ ꯃꯇꯝꯗꯤ ꯑꯗꯨꯃꯛ ꯆꯥꯖꯔꯕ ꯑꯣꯏꯕꯅ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯔꯨꯗ꯭ꯔꯦ. ꯈꯔꯗꯤ ꯊꯃꯣꯏꯗꯨꯅ ꯄꯦꯟꯊꯣꯛꯄ ꯇꯝꯖꯈ꯭ꯔꯦ. ꯃꯈꯨꯠ ꯍꯥꯝꯅꯗꯨꯅ ꯆꯥꯛꯇꯨꯁꯨ ꯆꯥꯕ ꯍꯧꯅꯔꯤ. ꯃꯥꯔꯁꯟꯗꯤ ꯋꯥ ꯉꯥꯡꯗꯦ. ꯆꯥꯐꯝ ꯊꯣꯛꯄꯗꯨ ꯇꯨꯃꯤꯟ ꯆꯥꯏ. ꯂꯩꯃꯁꯨ ꯃꯊꯥꯅꯤ ꯀꯩꯅꯤ. ꯃꯃꯧꯕꯨ ꯄꯨꯟꯅ ꯆꯥꯔꯁꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯔꯤ. ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯂꯦꯞꯇꯨꯅ ꯃꯌꯥꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯉꯤ. ꯉꯁꯤꯗꯤ ꯆꯥꯛꯈꯨꯝꯗꯣ ꯍꯥꯟꯅꯒꯨꯝ ꯆꯥꯛ ꯆꯥꯕ ꯃꯇꯝꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯨꯅ ꯏꯔꯥꯡ ꯂꯥꯡꯕꯗꯨ ꯑꯣꯏꯗꯦ. ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯔꯒ ꯂꯩꯃꯒ ꯅꯤꯡꯊꯦꯝꯒꯗꯤ ꯍꯧꯒꯠꯇꯨꯅ ꯆꯪꯅꯈ꯭ꯔꯦ. ꯃꯥꯔꯁꯟꯗꯤ ꯂꯩꯊꯗꯨꯅ ꯂꯩꯍꯧꯏ. ꯅꯨꯄꯤꯗꯨꯁꯨ ꯅꯨꯄꯥꯗꯨ ꯆꯥꯕ ꯑꯣꯛꯇ꯭ꯔꯤꯕꯩ ꯈꯟꯗꯨꯅ ꯀꯩ ꯍꯥꯞꯆꯔꯛꯈꯣꯒꯦ ꯌꯥꯝꯕꯣꯡ? ꯑꯩꯒꯤ ꯌꯥꯔꯦ. ꯅꯪꯁꯨ ꯆꯥꯊꯣꯛꯅꯕ ꯇꯧꯔꯣ. ꯅꯪꯅ ꯑꯩ ꯆꯥꯕ ꯂꯣꯏꯕ ꯉꯥꯏꯕꯗꯧꯅ ꯑꯩꯁꯨ ꯅꯪꯕꯨ ꯉꯥꯏꯕꯤꯒꯦ. ꯑꯩꯗꯤ ꯆꯥꯔꯔꯣꯏ. ꯄꯨꯛ ꯏꯊꯟ ꯊꯟꯒꯠꯂꯤ. ꯌꯥꯝꯕꯣꯡ, ꯈꯥꯗ ꯀꯥꯈꯠꯄꯤꯔꯝꯃꯣ. ꯑꯩ ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯜꯂꯒ ꯂꯥꯛꯑꯒꯦ. ꯑꯕꯦꯝꯃ. ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ ꯅꯨꯄꯤꯗꯣ. ꯃꯥꯒꯤ ꯂꯣꯏꯁꯤꯟꯐꯝ ꯊꯣꯛꯄ ꯇꯧꯐꯝ ꯊꯣꯛꯄ ꯇꯨꯃꯤꯟ ꯇꯧꯏ. ꯃꯥꯔꯁꯟ ꯃꯈꯨꯠ ꯍꯥꯝꯈ꯭ꯔꯤ. ꯅꯨꯄꯤꯗꯨꯁꯨ ꯑꯆꯥꯏꯕꯁꯤꯡꯗꯣ ꯂꯣꯏꯁꯤꯜꯂꯤ. ꯑꯗꯨꯕꯨ ꯃꯇꯧꯗꯣ ꯈꯪꯍꯧꯗꯦ. ꯃꯥꯔꯁꯟ ꯇꯨꯡꯂꯣꯝꯗ ꯂꯥꯛꯇꯨꯅ ꯅꯨꯄꯤꯗꯨꯕꯨ ꯐꯠ ꯀꯣꯟꯁꯤꯜꯂꯤ. ꯂꯩꯁꯤ ꯍꯦꯟꯕꯤ ꯏꯊꯛ ꯊꯛꯀꯠꯅ ꯈꯨꯠꯁꯦ ꯂꯨꯈꯥꯛ ꯄꯥꯏꯔꯦ ꯌꯥꯝꯕꯣꯡ, ꯊꯥꯗꯣꯛꯑꯣ. ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯝ ꯍꯦꯟꯕ ꯌꯥꯅꯤ ꯈꯟꯕ꯭ꯔꯣ? ꯑꯩ ꯁꯤ ꯂꯣꯏꯁꯤꯟꯈꯤꯒꯦ, ꯊꯥꯗꯣꯛꯑꯣꯕ. ꯑꯩꯈꯣꯏ ꯇꯣꯔꯣꯅ ꯆꯦꯟꯈ꯭ꯔꯤꯗꯣ ꯀꯅꯥꯗꯅꯣ ꯈꯪꯕ꯭ꯔꯣ? ꯌꯥꯝꯕꯨꯡꯅꯁꯨ ꯍꯥꯏꯗꯦ. ꯑꯩ ꯀꯃꯥꯏ ꯈꯪꯗꯣꯏꯅꯣ? ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯋꯥꯍꯪ ꯍꯪꯈꯤꯕ꯭ꯔꯅꯦ? ꯍꯪꯅꯕ ꯇꯥꯟꯖꯥꯁꯨ ꯂꯩꯇꯅ. ꯑꯗꯨꯒ ꯌꯥꯝꯕꯨꯡꯅ ꯄꯥꯕꯨꯡꯗ ꯍꯌꯦꯡ ꯑꯍꯜ ꯂꯥꯛꯑꯒ ꯅꯨꯄꯥꯗꯨꯗꯤ ꯈꯪꯉꯣ ꯍꯥꯏꯔꯤꯗꯨꯗꯤ. ꯑꯗꯨꯅ ꯄꯥꯕꯨꯡꯗ ꯍꯥꯏꯕ, ꯅꯪꯉꯣꯟꯗ ꯍꯥꯏꯈꯤꯕꯗꯤ ꯅꯠꯇꯦꯗꯅ. ꯌꯥꯝꯕꯨꯡꯒꯤꯗꯨꯗꯤ ꯃꯔꯩꯅꯤ. ꯑꯩꯒꯤ ꯅꯨꯄꯤꯗ ꯃꯔꯩ ꯇꯧꯕꯁꯨ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯕ? ꯈꯝꯕꯟꯕꯁꯨ ꯌꯥꯕꯤꯗꯕ, ꯋꯥ ꯑꯃ ꯍꯥꯏꯕꯁꯨ ꯇꯥꯕꯤꯗꯕ. ꯃꯥꯔꯁꯟ ꯅꯨꯄꯤꯗꯨꯕꯨ ꯇꯞꯅ ꯊꯥꯗꯣꯛꯏ. ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯆꯥꯏꯔꯤꯕꯁꯤꯡꯗꯣ ꯄꯨꯟꯅ ꯂꯣꯏꯁꯤꯟꯗꯨꯅ ꯕꯦꯁꯤꯟꯗ ꯀꯣꯜꯂꯤꯛꯇꯨ ꯄꯨꯔꯛꯇꯨꯅ ꯐꯦꯡꯗꯣꯛꯄ ꯍꯧꯈ꯭ꯔꯦ. ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯑꯗꯨꯝ ꯇꯧꯔꯤꯉꯩ ꯃꯥꯔꯁꯟꯅ ꯆꯥꯛꯂꯨꯛ ꯑꯃ ꯁꯦꯝꯃꯤ. ꯒ꯭ꯌꯥꯁ ꯊꯥꯒꯠꯇꯨꯅ ꯑꯣꯝꯂꯦꯠ ꯑꯃꯁꯨ ꯐꯖꯅ ꯍꯧꯕꯤ. ꯀꯣꯟ ꯐꯦꯡꯂꯤꯕꯤꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯤ. ꯃꯐꯝ ꯆꯥꯅ ꯆꯥꯅ ꯀꯣꯜꯂꯤꯛꯁꯤꯡꯗꯣ ꯍꯥꯞꯆꯤꯜꯂꯤ. ꯂꯣꯏꯔꯕꯗ ꯇꯨꯃꯤꯟ ꯅꯨꯄꯥꯗꯨꯗ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗ ꯊꯣꯛꯈ꯭ꯔꯤ. ꯃꯥꯔꯁꯟꯁꯨ ꯉꯥꯏꯍꯥꯛ ꯀꯥꯟꯅꯔꯒ ꯁꯦꯝꯂꯤꯕꯗꯨ ꯂꯣꯏꯔꯒ ꯀꯥꯈꯠꯂꯛꯏ. ꯅꯨꯄꯤꯗꯨꯗꯤ ꯐꯝ ꯊꯥꯕ ꯍꯧꯗꯨꯅ ꯂꯩꯔꯝꯂꯦ. ꯃꯥꯔꯁꯟ ꯆꯥꯛꯇꯣ ꯇꯦꯕꯜꯗꯨꯗ ꯊꯝꯗꯨꯅ ꯑꯕꯦꯝꯃ, ꯁꯤꯗ ꯑꯝꯇ ꯂꯥꯎ. ꯅꯨꯄꯤꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯤꯕꯗꯨ ꯂꯦꯞꯇꯨꯅ ꯂꯥꯛꯏ. ꯀꯩ ꯍꯥꯏꯒꯦ? ꯁꯤꯗ ꯐꯝꯃꯣ. ꯌꯥꯝꯕꯨꯡ ꯆꯥꯛ ꯏꯟꯕꯤꯒꯦ. ꯑꯩ ꯆꯥꯅꯤꯡꯗꯦꯅ ꯉꯁꯥꯏꯅ ꯍꯥꯏꯔꯝꯕꯗꯨꯗꯤ. ꯆꯥꯔꯔꯣꯏ. ꯂꯝ ꯍꯦꯟꯒꯅꯨ ꯁꯅꯥ, ꯃꯔꯝ ꯃꯣꯛꯄꯅꯤ. ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯕꯒꯤ ꯉꯥꯏꯍꯥꯛ ꯁꯥꯎꯅꯕꯗ ꯑꯗꯨꯃꯥꯏ ꯋꯥꯔꯧ ꯄꯨꯛꯂꯧ ꯇꯧꯅꯔꯗꯤ ꯀꯝꯗꯧꯅꯤ? ꯉꯁꯥꯏꯗꯣ
ꯑꯩ ꯅꯪꯕꯨ ꯈꯝꯕꯟꯖꯕꯒꯤ ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯍꯧꯗꯕꯅꯤ꯫ ꯑꯅꯝ ꯀꯟꯕꯒꯤ ꯃꯍꯧꯁꯥ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ ꯅꯨꯄꯤꯗꯨ꯫ ꯃꯥꯔꯁꯟ ꯅꯨꯄꯤꯗꯨꯕꯨ ꯃꯅꯥꯛꯇ ꯆꯤꯡꯁꯤꯟ ꯃꯥꯒꯤ ꯇꯝꯄꯥꯛꯇ ꯐꯝꯍꯟꯗꯨꯅ ꯆꯥꯛꯇꯨ ꯇꯣꯠꯂꯒ ꯃꯌꯥꯗ ꯇꯞꯅ ꯊꯥꯡꯖꯤꯜꯂꯛꯏ꯫ ꯂꯩꯁꯤꯍꯦꯟꯕꯤꯁꯨ ꯑꯅꯝ ꯀꯟꯅ ꯂꯩ꯫ ꯁꯦꯕꯥ, ꯁꯅꯥꯊꯣꯏꯕꯤ, ꯃꯔꯝ ꯃꯣꯛꯄꯅꯤ, ꯑꯩꯒꯤ ꯑꯕꯦꯝꯃꯗꯤ ꯌꯥꯝꯗ꯭ꯔꯁꯨ ꯈꯤꯇꯪ ꯑꯣꯏꯁꯨ ꯆꯥꯎꯋꯣꯕ꯫ ꯅꯪꯅ ꯅꯨꯡꯗꯥꯡ ꯆꯔꯥ ꯍꯦꯜꯂꯒ ꯇꯨꯝꯈꯤꯕꯗꯣ ꯌꯥꯝꯕꯨꯡ ꯇꯨꯝꯐꯝ ꯈꯪꯗꯦꯕ꯫ ꯁꯦꯕꯥ, ꯉꯁꯥꯏꯒꯤꯗꯣ ꯌꯥꯝꯕꯨꯡ ꯂꯥꯟꯖꯔꯦꯕ꯫ ꯂꯩꯁꯤꯍꯦꯟꯕꯤ ꯃꯌꯥ ꯀꯥꯊꯣꯛꯇꯦ꯫ ꯃꯥꯔꯁꯟ ꯑꯃꯨꯛꯁꯨ ꯅꯨꯡꯁꯤꯅ ꯀꯧꯏ꯫ ꯑꯕꯦꯝꯃ, ꯌꯥꯝꯕꯨꯡꯒꯤ ꯁꯅꯥꯊꯣꯏꯕꯤ, ꯁꯅꯥ ꯏꯕꯦꯝꯃ꯫ ꯅꯨꯄꯤꯗꯨ ꯈꯨꯝꯗꯦ, ꯇꯨꯃꯤꯟ ꯂꯩ꯫ ꯃꯥꯔꯁꯟ ꯆꯥꯛꯇꯨ ꯅꯨꯄꯤꯗꯨꯒꯤ ꯃꯆꯤꯟꯕꯥꯟꯗ ꯊꯝꯅ ꯊꯝꯅ ꯃꯃꯥꯡꯗ ꯑꯩꯅ ꯊꯥꯖꯕ ꯅꯨꯡꯁꯤꯖꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯑꯩꯕꯨ ꯈꯪꯍꯧꯗꯅ ꯊꯥꯗꯣꯛꯂꯝꯕ ꯃꯤꯀꯨꯞꯇ ꯍꯤꯡꯅꯕꯒꯤ ꯑꯁꯥꯗꯣ ꯃꯔꯨ ꯐꯨꯛꯅ ꯄꯨꯕꯤꯈ꯭ꯔꯦ꯫ ꯃꯇꯝꯗꯨꯗ ꯑꯩ ꯍꯤꯡꯅꯤꯡꯕꯒꯤ ꯑꯁꯥ ꯑꯃ ꯐꯥꯎꯕ ꯂꯩꯈꯤꯗꯦ꯫ ꯑꯕꯦꯝꯃ, ꯆꯠꯈꯤꯕ ꯃꯣꯏꯅ ꯆꯠꯈ꯭ꯔꯁꯨ ꯍꯧꯖꯤꯛ ꯏꯅꯥꯛꯇ ꯂꯩꯔꯤꯕ ꯅꯪꯗꯤ ꯃꯤꯀꯨꯞ ꯑꯃꯠꯇ ꯏꯅꯥꯛꯇꯒꯤ ꯂꯥꯞꯅ ꯆꯠꯍꯟꯈꯤꯕ ꯌꯥꯝꯕꯨꯡ ꯄꯥꯝꯗꯦ꯫ ꯀꯩꯒꯨꯝꯕ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯗꯤ ꯑꯩ ꯍꯤꯡꯗꯨꯅ ꯇꯥꯏꯕꯪꯁꯤꯗ ꯂꯩꯕꯁꯨ ꯉꯝꯃꯔꯣꯏ꯫ ꯅꯪꯅ ꯈꯖꯤꯛꯈꯛ ꯑꯣꯏꯔꯁꯨ ꯑꯩꯕꯨ ꯃꯄꯨꯔꯣꯏꯕ ꯑꯃ ꯑꯣꯏꯅ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯌꯥꯝꯕꯨꯡꯅ ꯏꯜꯂꯤꯕ ꯆꯥꯛꯁꯦ ꯆꯥꯎꯋꯣ꯫ ꯋꯥꯍꯩꯗꯨꯅ ꯅꯨꯄꯤꯗꯣ ꯆꯥꯔꯔꯣꯏ ꯍꯥꯏꯅ ꯅꯨꯄꯥꯗꯨꯗ ꯅꯤꯡꯉꯥꯏ ꯇꯧꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯂꯩꯁꯤꯍꯦꯟꯕꯤꯁꯨ ꯃꯌꯥꯗꯣ ꯍꯟꯗꯛꯇꯤ ꯈꯖꯤꯛ ꯀꯥꯊꯣꯔꯛꯏ꯫ ꯃꯥꯔꯁꯟꯁꯨ ꯃꯈꯨꯠ ꯑꯃꯅ ꯅꯨꯄꯤꯗꯨꯕꯨ ꯈꯖꯤꯛ ꯀꯣꯟꯕꯤ, ꯃꯈꯨꯠ ꯑꯃꯅ ꯆꯥꯛꯇꯨ ꯇꯣꯠꯇꯨꯅ ꯏꯟꯕꯤꯔꯤ꯫ ꯌꯥꯝꯕꯨꯡꯅ ꯑꯩꯒꯤ ꯑꯕꯦꯝꯃꯁꯦ ꯃꯌꯥꯝ ꯑꯃ ꯅꯨꯡꯁꯤꯌꯦ꯫ ꯋꯥꯔꯧꯔꯝꯕ ꯊꯃꯣꯏꯗꯨꯅ ꯂꯥꯏꯅ ꯊꯦꯝꯖꯤꯟꯕꯤꯈ꯭ꯔꯦ꯫ ꯄꯨꯔꯛꯂꯤꯕ ꯆꯥꯛꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯄꯤꯖꯩ꯫ ꯂꯩꯁꯤꯍꯦꯟꯕꯤꯁꯨ ꯃꯄꯨꯔꯣꯏꯕꯅ ꯊꯦꯝꯕꯗ ꯌꯥꯗꯨꯅ ꯆꯥꯏ꯫ ꯅꯨꯡꯗꯥꯡ ꯑꯊꯦꯡꯕꯗꯨꯗ ꯉꯁꯥꯏ ꯃꯅꯦ ꯂꯥꯛꯑꯝꯕꯒꯤ ꯏꯔꯥꯡꯗꯨꯅ ꯃꯔꯩ ꯇꯧꯃꯟꯕꯗ ꯂꯩꯁꯤꯍꯦꯟꯕꯤꯗ ꯐꯣꯟ ꯇꯧꯔꯛꯏ꯫ ꯃꯥꯔꯁꯟꯁꯨ ꯃꯈꯨꯠ ꯍꯥꯝꯗꯨꯅ ꯍꯧꯒꯠꯂꯤ꯫ ꯐꯣꯟ ꯂꯥꯛꯂꯤꯗꯣ ꯑꯕꯦꯝꯃ ꯅꯪ ꯄꯥꯏꯔꯨꯔꯣ, ꯀꯅꯥꯅꯣ ꯌꯦꯡꯂꯨꯔꯣ ꯍꯥꯏꯗꯦ ꯃꯥꯅ ꯍꯥꯟꯅ꯫ ꯅꯨꯄꯤꯗꯨꯕꯨ ꯍꯧꯒꯠꯍꯟꯗꯨꯅ ꯃꯥꯅ ꯆꯠꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯑꯕꯦꯝꯃ, ꯏꯆꯦ ꯐꯣꯟ ꯇꯧꯔꯛꯑꯦ, ꯊꯣꯏꯕꯤ ꯑꯣꯏꯔꯝꯗꯣꯏ ꯃꯥꯜꯂꯤ꯫ ꯃꯥꯔꯁꯟꯅ ꯍꯥꯟꯅ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯤ꯫ ꯍꯦꯟꯖꯥ ꯊꯣꯏꯕꯤꯅ ꯃꯥꯃꯣ, ꯅꯤꯅꯦꯗꯤ? ꯅꯪꯁꯦ ꯅꯤꯅꯦꯇꯪ ꯑꯗꯨꯝ ꯍꯪꯉꯤ, ꯃꯃꯣꯒꯁꯦ ꯑꯝꯇ ꯅꯨꯡꯁꯤꯕꯤꯗ ꯃꯥꯜꯂꯦ ꯍꯥꯏꯅ ꯂꯩꯁꯤꯍꯦꯟꯕꯤꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯐꯣꯟꯗꯣ ꯄꯤꯁꯤꯜꯂꯤ꯫ ꯂꯩꯁꯤꯍꯦꯟꯕꯤꯁꯨ ꯍꯧꯖꯤꯛꯇꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯆꯥꯛ ꯆꯥꯔꯕꯣ ꯊꯣꯏꯕꯤ? ꯆꯥꯔꯤꯕꯣ ꯅꯤꯅꯦ? ꯑꯩꯗꯤꯀꯣ ꯃꯐꯩ ꯆꯥꯏꯉꯣ꯫ ꯅꯊꯟꯗ ꯆꯥꯕ? ꯅꯤꯅꯦꯁꯨ ꯄꯤꯖꯕꯤꯗꯦ꯫ ꯊꯣꯏꯕꯤꯁꯤ ꯅꯤꯅꯦ ꯅꯨꯡꯁꯤꯗ꯭ꯔ ꯃꯥꯜꯂꯦꯗ꯫ ꯅꯨꯡꯁꯤꯕꯣ, ꯅꯤꯅꯦꯒꯤꯗꯤ ꯃꯥꯃꯣꯅ ꯄꯤꯖꯔꯝꯃꯅꯤ, ꯑꯗꯨꯒꯤ ꯑꯩ ꯆꯥꯊꯣꯛꯑꯣ ꯍꯥꯏꯕꯩ ꯆꯥꯕꯅꯤꯕꯣ ꯃꯃꯥꯅ꯫ ꯅꯤꯅꯦꯒꯤ ꯑꯃ ꯂꯩꯔꯨꯁꯣꯔꯥ? ꯂꯩꯁꯤꯍꯦꯟꯕꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯀꯣꯟꯅ ꯅꯤꯅꯦ ꯂꯥꯛꯄꯗ ꯂꯩꯕꯤꯔꯣ꯫ ꯃꯥꯔꯁꯟꯁꯨ ナꯀꯟꯗꯒꯤ ꯋꯥꯔꯤ ꯁꯥꯔꯤꯗꯨ ꯍꯦꯛꯇ ꯌꯥꯎꯁꯤꯜꯂꯤ꯫ ꯊꯣꯏꯕꯤ, ꯅꯪꯗꯤ ꯆꯥꯛ ꯃꯈꯨꯠꯅ ꯆꯥꯕ꯭ꯔꯥ, ꯃꯃꯥꯅ ꯏꯟꯕ꯭ꯔꯥ? ꯍꯦꯟꯖꯥ ꯊꯣꯏꯕꯤꯁꯨ ꯑꯍꯣꯕ ꯃꯌꯥꯗꯨ ꯎꯠꯇꯨꯅ ꯅꯣꯛꯂꯒ ꯏꯁ, ꯑꯩꯗꯤ ꯃꯃꯥꯅ ꯏꯟꯗ꯭ꯔꯤꯕꯣ, ꯃꯊꯟꯇ ꯃꯈꯨꯠꯅ ꯆꯥꯏ, ꯑꯩꯅ ꯅꯥꯎ ꯅꯠꯇ꯭ꯔꯦꯉꯣ ꯃꯥꯃꯣ꯫ ꯅꯤꯅꯦꯗꯤ ꯃꯥꯃꯣꯅ ꯏꯜꯂꯤꯅꯤ, ꯅꯤꯅꯦꯁꯦ ꯑꯉꯥꯡ ꯑꯣꯏꯔꯦꯀꯣ ꯑꯗꯨꯗꯤ꯫ ꯍꯦꯟꯖꯥ ꯊꯣꯏꯕꯤꯁꯨ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯁꯠ ꯍꯦꯛꯇ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯤꯅꯦ ꯃꯥꯃꯣꯀꯣ, ꯄꯄꯥꯅꯁꯨ ꯃꯃꯥꯗ ꯑꯗꯨꯝ ꯏꯟꯕꯤꯖꯥꯠꯅꯤ꯫ ꯅꯥꯀꯟꯗ ꯂꯩꯔꯝꯕ ꯅꯤꯡꯊꯤꯗꯤ ꯃꯃꯥꯏꯗꯨ ꯐꯠ ꯑꯣꯟꯊꯣꯛꯈ꯭ꯔꯦ꯫ ꯑꯉꯥꯡꯗ ꯂꯛꯅꯔꯨꯕ ꯅꯨꯄꯥꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇ ꯅꯣꯛꯏ꯫ ꯑꯉꯟꯕ ꯑꯌꯨꯛꯀꯤ ꯃꯇꯝꯗꯨꯅꯤ꯫ ꯍꯥꯟꯅ ꯏꯈꯪ ꯈꯪꯅꯔꯕ ꯑꯣꯏꯕꯅ ꯂꯩꯐꯝ ꯍꯪꯅꯔꯨꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ꯫ ꯐꯩꯖꯣꯝ ꯁꯦꯠꯄ ꯑꯍꯜ ꯑꯍꯨꯝ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯅꯤꯡꯊꯦꯝꯒꯤ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯏ꯫ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯐꯤꯗꯥ ꯊꯥꯗꯨꯅ ꯅꯤꯡꯊꯦꯝ ꯃꯥꯔꯁꯟ ꯑꯅꯤꯁꯨ ꯃꯄꯥꯟꯗ ꯍꯥꯟꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ, ꯂꯩꯀꯥꯏꯒꯤ ꯑꯍꯟ ꯑꯃꯒ꯫ ꯕꯤꯔꯖꯤꯠꯅ ꯂꯨꯆꯤꯡꯗꯨꯅ ꯂꯥꯛꯄꯁꯤꯡꯁꯨ ꯚꯛꯇꯤ ꯑꯃꯃꯝ ꯎꯠꯇꯨꯅ ꯊꯥꯔꯝꯕ ꯐꯝꯐꯝ ꯑꯗꯣꯝꯗ ꯀꯥꯈꯠꯇꯨꯅ ꯐꯝꯊꯅꯔꯦ꯫ ꯃꯌꯥꯝ ꯐꯝꯅꯔꯕ ꯇꯨꯡꯗ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤ ꯑꯣꯏꯔꯤꯕ ꯕꯤꯔꯖꯤꯠꯅ ꯍꯥꯟꯅ ꯈꯪꯅ ꯆꯥꯟꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯀꯣꯏ ꯀꯣꯏꯗꯅ ꯋꯥꯔꯤꯗꯣ ꯑꯗꯨꯃꯛ ꯍꯧꯗꯣꯔꯛꯏ꯫ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ, ꯏꯃꯧꯁꯦ ꯏꯇꯥꯎꯒꯤ ꯏꯆꯥ ꯅꯤꯡꯉꯣꯜ ꯑꯣꯏꯔꯝꯕ꯫ ꯉꯔꯥꯡ ꯏꯆꯥꯅ ꯅꯨꯄꯤ ꯄꯨꯔꯛꯂꯦ ꯇꯥꯕꯗ ꯑꯩꯗꯤ ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯅꯣ ꯈꯟꯕꯗ ꯉꯥꯏꯍꯥꯛꯇꯤ ꯀꯌꯥꯗ ꯃꯤꯄꯥꯏꯔꯨꯔꯦ꯫ ꯑꯗꯨꯒꯗꯤ ꯏꯇꯥꯎꯒꯤ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤ ꯏꯆꯥꯅꯨꯄꯤꯗꯣ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯅꯤꯡꯊꯦꯝ ꯉꯔꯥꯡꯗꯒꯤ ꯃꯛꯁꯤꯜꯂꯝꯕ ꯃꯥꯏꯊꯣꯡꯗꯣ ꯍꯧꯖꯤꯛ ꯈꯛꯇꯗ ꯃꯁꯦꯛ ꯃꯉꯥꯜ ꯑꯃꯒ ꯂꯣꯏꯅꯅ ꯉꯥꯟꯊꯣꯔꯛꯂꯤ꯫ ꯃꯆꯥ ꯑꯉꯥꯎꯕꯤ ꯃꯉꯥꯎ ꯊꯤꯕꯤꯗꯣ ꯀꯅꯥꯒꯤ ꯁꯪꯒꯥꯏꯗꯕꯨ ꯇꯤꯜꯂꯝꯒꯅꯤ ꯍꯥꯏꯅ ꯋꯥꯈꯜ ꯇꯌꯥꯡꯇ ꯁꯣꯏꯅꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯆꯤꯡꯅꯕꯗꯣ ꯀꯣꯛꯂꯕꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ
ꯑꯩꯁꯨꯅꯦ ꯏꯇꯥꯎ ꯏꯇꯥꯎꯒꯤ ꯏꯃꯧ ꯑꯣꯏꯅ ꯆꯠꯂꯝꯕ ꯑꯩꯒꯤꯁꯨ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯕꯅꯣ ꯃꯆꯟꯗꯣ ꯉꯔꯥꯡ ꯍꯜꯂꯛꯇꯦ ꯍꯥꯏꯗꯅ ꯃꯕꯨꯡꯁꯦ ꯊꯥꯔꯒ ꯊꯤꯍꯟꯕꯅꯤ ꯃꯥꯅꯕꯨꯗꯤ ꯍꯥꯏꯕ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯈꯪꯂꯣ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩ ꯍꯥꯏꯗꯅ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯔꯦ ꯑꯌꯦꯠ ꯑꯄꯟ ꯍꯥꯏꯕꯗꯣ ꯑꯃꯠꯇ ꯂꯩꯇꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯉꯥꯏꯁꯦꯟ ꯑꯣꯏꯃꯤꯟꯅꯕ ꯍꯥꯏꯕꯗꯨꯅꯤ ꯍꯣꯏ ꯍꯣꯏ ꯑꯗꯨꯗ ꯇꯥꯔꯦ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯊꯣꯛꯂꯛꯇꯨꯅ ꯑꯍꯜꯁꯤꯡꯗꯨꯗ ꯆꯥꯗꯨ ꯌꯦꯜꯂꯤ ꯕꯤꯔꯖꯤꯠꯀꯤ ꯃꯔꯨꯞ ꯑꯃꯅ ꯌꯨꯝꯗ ꯏꯆꯥꯅ ꯄꯨꯔꯛꯂꯤꯕ ꯏꯃꯧꯗꯨꯁꯨ ꯆꯥꯡ ꯇꯥꯗꯦ ꯏꯇꯥꯎꯒꯤ ꯏꯃꯧꯁꯤꯁꯨ ꯑꯋꯥꯠ ꯑꯄꯥ ꯍꯦꯛ ꯂꯩꯇꯦꯗꯅ ꯇꯧꯔꯤꯁꯤꯗꯤ ꯑꯍꯟꯗꯨꯒꯤ ꯋꯥꯍꯩꯗꯨꯗ ꯃꯥꯔꯁꯟꯗꯤ ꯅꯨꯄꯤꯗꯨꯗ ꯍꯨꯔꯥꯟ ꯃꯤꯠꯌꯦꯡꯅꯒ ꯂꯣꯟꯅ ꯇꯥꯟꯅꯗꯨꯅ ꯌꯦꯡꯂꯤ ꯄꯣꯠꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯆꯥꯁꯤꯡꯗꯨ ꯄꯤꯕ ꯂꯣꯏꯔꯕꯗ ꯏꯃꯨꯡ ꯆꯪꯈ꯭ꯔꯤ ꯅꯤꯡꯊꯦꯝꯅ ꯆꯥ ꯄꯥꯏꯕꯤꯌꯨ ꯏꯇꯥꯎ ꯃꯌꯥꯝꯗꯨꯁꯨ ꯆꯥ ꯊꯛꯅ ꯊꯛꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯔꯤꯅ ꯐꯩ ꯅꯠꯇ꯭ꯔꯒ ꯐꯠꯇꯦ ꯍꯥꯏꯕꯗꯨ ꯀꯨꯞꯅ ꯃꯨꯟꯅ ꯇꯥꯟꯅꯔꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯅꯤꯡꯊꯦꯝꯅ ꯏꯆꯥꯅꯨꯄꯤꯗꯣ ꯈꯔ ꯉꯟꯅ ꯍꯦꯛ ꯊꯤꯟꯕꯤꯔꯛꯎ ꯑꯗꯨꯒꯤ ꯃꯇꯨꯡ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯀꯔꯤꯅ ꯐꯩ ꯍꯥꯏꯕꯗꯨ ꯈꯟꯗꯨꯅ ꯂꯦꯞꯅꯔꯁꯤ ꯆꯍꯤ ꯑꯃꯗ ꯊꯧꯗꯣꯛ ꯑꯅꯤꯗꯤ ꯊꯣꯛꯍꯟꯖꯅꯤꯡꯗꯦ ꯑꯗꯨꯅ ꯄꯪꯀꯣꯏ ꯀꯣꯏꯕ ꯅꯠꯇ꯭ꯔꯁꯨ ꯏꯆꯥ ꯏꯃꯧꯒꯤ ꯆꯍꯤ ꯐꯥꯕ ꯑꯗꯨꯋꯥꯏꯒꯤꯗ ꯈꯟꯅꯔꯁꯤ ꯋꯥꯔꯣꯏ ꯄꯣꯠꯅ ꯍꯥꯟꯅ ꯄꯨꯊꯣꯛꯂꯁꯨ ꯃꯌꯥꯝꯗꯣ ꯋꯥꯐꯝꯁꯤꯗ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯅꯔꯤ ꯂꯩꯃꯗꯤ ꯑꯍꯟꯁꯤꯡꯗꯣ ꯍꯟꯈꯤꯕꯒ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯜꯂꯛꯏ ꯊꯣꯏꯅ ꯁꯥꯎꯅꯤꯡꯕꯗꯤ ꯂꯩꯇꯦ ꯂꯣꯌꯥ ꯐꯩ ꯃꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ ꯅꯪꯒ ꯇꯤꯟꯅꯕ ꯃꯤꯅꯕꯨ ꯀꯌꯥꯝ ꯅꯥꯇꯩ ꯆꯥꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯍꯦꯛ ꯆꯨꯝꯃꯤꯗ ꯅꯪꯅ ꯉꯔꯥꯡꯁꯤꯅ ꯂꯩꯇꯥꯈꯩ ꯂꯩꯊꯣꯛꯏꯗꯨꯗꯤ ꯄꯨꯈ꯭ꯔꯤꯕ ꯃꯤꯁꯤ ꯈꯪꯕꯅꯅꯤꯗꯅ ꯃꯃꯥꯟꯅꯕ ꯇꯤꯟꯅꯔꯒ ꯃꯆꯟ ꯆꯦꯟꯈ꯭ꯔꯦ ꯐꯖꯔꯦ ꯑꯁ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯁꯤꯕꯨ ꯃꯌꯥꯝꯅ ꯇꯧꯅꯗꯕ ꯊꯕꯛꯁꯨ ꯅꯠꯇꯦ ꯅꯤꯁꯥ ꯆꯥꯕ ꯒꯨꯂꯤ ꯆꯥꯕ ꯃꯅꯤꯡꯒ ꯏꯁꯨꯝ ꯁꯨꯝꯕ ꯁꯤꯀꯤ ꯊꯣꯛꯇꯕ ꯅꯨꯄꯥꯗꯨꯗ ꯂꯩꯗꯣꯏ ꯁꯔꯨꯛꯅꯦ ꯂꯣꯌꯥꯗ ꯂꯩꯖꯕꯅ ꯌꯥꯝ ꯐꯔꯕꯅꯤ ꯑꯁꯤ ꯍꯥꯏꯔꯝ ꯈꯪꯁꯤꯟꯅꯗ ꯁꯥꯗꯨꯅ ꯀꯥꯗ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯆꯦꯟꯈꯠꯈ꯭ꯔꯦ ꯋꯥꯈꯜꯗꯗꯤ ꯈꯜꯂꯤ ꯃꯤꯅꯥꯏ ꯅꯪ ꯅꯨꯡꯉꯥꯏꯅꯤꯕ ꯇꯤꯟꯅꯔꯒ ꯊꯥꯖꯕ ꯍꯥꯠꯂꯝꯕ ꯏꯆꯟꯅꯤ ꯍꯥꯏꯔꯒ ꯍꯨꯔꯥꯜꯂꯒ ꯆꯦꯟꯈ꯭ꯔꯒ ꯑꯩꯕꯨ ꯃꯌꯥꯝ ꯄꯨꯝꯕꯒꯤ ꯈꯣꯟꯊꯤ ꯆꯥꯍꯟꯕ ꯑꯍꯜꯁꯤꯡꯗꯨꯁꯨ ꯌꯨꯝ ꯌꯧꯅꯔꯛꯂꯤ ꯂꯣꯌꯥꯗꯤ ꯃꯤꯍꯨꯟꯗꯣ ꯆꯦꯡꯒꯥ ꯆꯦꯡꯒꯨꯝꯅꯔꯤꯕꯅꯤ ꯃꯄꯥ ꯂꯥꯛꯄ ꯎꯕꯗ ꯊꯣꯛꯂꯛꯇꯨꯅ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯋꯥꯍꯪ ꯇꯧꯏ ꯕꯕꯥ ꯀꯩ ꯍꯥꯏꯔꯒꯦ ꯄꯥꯕꯨꯡ ꯏꯃꯥꯁꯤ ꯑꯗꯨꯒ ꯃꯤꯅꯥꯏꯗꯨ ꯁꯥꯎꯍꯧꯕ꯭ꯔꯕ ꯕꯤꯔꯖꯤꯠꯁꯨ ꯃꯆꯥꯒꯤ ꯃꯇꯧ ꯌꯦꯡꯊꯣꯛꯄ ꯑꯣꯏꯅ ꯂꯛꯅꯔꯛꯏ ꯍꯣꯏ ꯏꯕꯦꯝꯃꯗꯣ ꯉꯟꯅ ꯊꯤꯟꯗꯣꯛꯄꯤꯔꯛꯎ ꯑꯩꯈꯣꯏꯗ ꯊꯥꯖꯕ ꯉꯝꯃꯣꯏ ꯐꯥꯗꯣꯛꯅꯅꯤꯌꯦ ꯆꯣ ꯍꯥꯏꯗꯧ ꯍꯥꯏꯅꯔꯨꯔꯣ ꯍꯧꯖꯤꯛ ꯊꯤꯟꯗꯣꯛꯂꯨꯔꯗꯕꯅꯤ ꯂꯣꯌꯥꯗꯤ ꯃꯄꯥꯒꯤ ꯐꯥꯒꯤꯗꯣ ꯑꯋꯣꯏ ꯇꯥꯅ ꯈꯟꯈ꯭ꯔ ꯃꯥꯜꯂꯤ ꯃꯊꯥ ꯁꯥꯅ ꯃꯆꯤ ꯂꯦꯡꯗ ꯂꯦꯞꯇꯨꯅ ꯎꯌꯨꯡꯒꯨꯝ ꯂꯩ ꯕꯤꯔꯖꯤꯠꯁꯨ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ ꯃꯅꯦꯝ ꯂꯩꯔꯝꯗꯕꯗꯣ ꯈꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯖꯗꯦ ꯑꯇꯣꯞꯄ ꯂꯣꯌꯥꯒꯤ ꯃꯔꯤ ꯃꯇꯥ ꯃꯅꯦꯁꯤꯡꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯑꯋꯥꯠꯄ ꯂꯩꯍꯟꯗꯅꯕ ꯍꯣꯠꯅꯕꯤ ꯃꯇꯝꯅ ꯇꯦꯛ ꯇꯦꯛ ꯑꯁꯨꯝ ꯆꯠꯈꯤꯕ ꯃꯔꯝꯅ ꯊꯤꯟꯅꯕꯁꯨ ꯊꯧꯔꯥꯡ ꯇꯧꯔꯤ ꯃꯅꯦꯁꯤꯡꯗꯨꯅ ꯑꯋꯥꯠꯄ ꯂꯩꯍꯟꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯕꯤ ꯊꯤꯜꯂꯝꯗꯥꯏ ꯃꯇꯝ ꯌꯧꯔꯛꯄꯗ ꯅꯨꯄꯤꯗꯣ ꯅꯨꯄꯥ ꯃꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ ꯂꯣꯌꯥꯁꯨ ꯍꯥꯟꯅꯅ ꯅꯨꯄꯤ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯨꯟꯅ ꯌꯦꯡꯉꯤ ꯁꯛꯇꯝꯗꯣ ꯃꯃꯥꯡꯉꯩꯒꯁꯨ ꯃꯥꯟꯅꯗꯦ ꯍꯪꯒꯥꯃꯄꯥꯟ ꯃꯆꯨꯒꯤ ꯔꯥꯅꯤ ꯐꯤ ꯈ꯭ꯋꯥꯡꯗꯅ ꯊꯝꯕꯥꯜ ꯂꯩꯈꯣꯛ ꯂꯤꯠꯂꯤꯕ ꯐꯤꯗꯨꯒ ꯆꯥꯟꯅꯕ ꯃꯆꯨꯒꯤ ꯕ꯭ꯂꯥꯎꯁ ꯃꯁꯥꯅ ꯍꯥꯟꯅꯗꯒꯤ ꯅꯤꯡꯊꯤꯗꯨꯅ ꯂꯩꯕꯒ ꯈꯨꯠꯁꯦꯝꯒꯤ ꯍꯥꯞꯆꯤꯟ ꯇꯩꯁꯤꯜꯂꯤꯕꯁꯤꯡꯗꯨꯅ ꯍꯦꯟꯅ ꯃꯉꯥꯜ ꯑꯃ ꯂꯩꯅ ꯐꯖꯊꯣꯛꯍꯟꯈ꯭ꯔꯤ ꯃꯥꯅ ꯌꯦꯡꯂꯤꯉꯩ ꯁꯤꯟꯊꯥꯗꯣ ꯂꯣꯌꯥꯒꯤ ꯃꯈꯣꯡ ꯃꯄꯥꯗ ꯐꯝꯊꯔꯛꯏ ꯇꯥꯃꯣꯆꯥ ꯂꯣꯌꯥ ꯅꯨꯄꯤ ꯃꯥꯕꯨ ꯍꯧꯒꯠꯄꯤ ꯊꯣꯏ ꯅꯀꯣꯛ ꯐꯥꯎꯕ ꯆꯤꯛꯇꯅ ꯇꯥꯃꯣꯆꯥꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯨꯀꯣ ꯑꯩ ꯅꯪꯕꯨ ꯊꯨꯅ ꯂꯧꯕ ꯂꯥꯛꯀꯦ ꯂꯥꯛꯑꯣ ꯇꯥꯃꯣꯆꯥꯅ ꯂꯥꯛꯄꯗ ꯑꯩꯅꯁꯨ ꯋꯥꯅ ꯉꯥꯏꯔꯝꯗꯣꯏꯅꯤ ꯉꯁꯤꯗꯤ ꯅꯪꯁꯦ ꯌꯥꯝ ꯐꯖꯩ ꯅꯨꯡꯁꯤꯕꯁꯨ ꯑꯩꯒꯤꯅꯦ ꯍꯥꯏꯅ ꯂꯥꯛꯂꯕꯒꯤꯔ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯃꯌꯥꯝ ꯑꯃ ꯍꯦꯟꯒꯠꯄꯒꯨꯝ ꯇꯧꯏ ꯇꯥꯃꯣꯆꯥꯁꯨ ꯅꯨꯡꯁꯤꯌꯦ ꯄꯨꯟꯁꯤꯒꯤ ꯃꯤꯀꯨꯞ ꯑꯃꯠꯇꯗ ꯉꯁꯤ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤꯕ ꯑꯩꯒꯤ ꯈꯨꯠꯁꯥꯁꯤꯡꯁꯦ ꯊꯥꯗꯣꯛꯄꯤꯔꯛꯀꯅꯨ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯄꯨꯝꯕ ꯏꯔꯣꯏꯅꯗꯨꯅ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯉꯁꯤꯗꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯁꯦ ꯑꯀꯤꯕ ꯂꯩꯇꯅ ꯅꯪ ꯑꯩ ꯊꯥꯗꯣꯛꯅꯗ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤꯀꯣ
ꯑꯋꯥꯕ ꯀꯌꯥꯁꯨ ꯂꯥꯛꯁꯅꯨ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯄꯨꯟꯅ ꯂꯥꯟꯊꯦꯡꯃꯤꯟꯅꯁꯤ ꯂꯣꯌꯥꯅ ꯍꯧꯒꯠꯄꯤꯗꯨꯅ ꯅꯨꯄꯤꯗꯨꯗ 500 ꯆꯞꯄꯤ ꯈꯔ ꯄꯣꯀꯦꯠꯇꯒꯤ ꯂꯧꯊꯣꯛꯇꯨꯅ ꯄꯤ ꯁꯤꯟꯊꯥꯁꯨ ꯑꯗꯨꯃꯛ ꯂꯧꯁꯤꯜꯂꯤ ꯃꯄꯥꯟꯗ ꯑꯍꯟꯁꯤꯡ ꯉꯥꯏꯅꯔꯝꯃꯅꯤ ꯊꯣꯡꯅꯕ ꯇꯧꯔꯣ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯕꯒꯅꯦ ꯐꯣꯟ ꯇꯧꯔꯛꯑꯣ ꯍꯣꯏ ꯇꯥꯃꯣꯆꯥ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯗꯨꯅ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯅꯨꯄꯤ ꯃꯥꯅ ꯀꯥꯗꯩ ꯊꯣꯛꯈꯤꯕꯒ ꯅꯨꯄꯥꯗꯨꯁꯨ ꯕꯦꯜꯀꯣꯅꯤꯗ ꯇꯍꯥ ꯇꯍꯥ ꯊꯣꯛꯂꯛꯏ ꯅꯨꯄꯤꯗꯨꯅ ꯆꯠꯈꯤꯕꯗꯣ ꯌꯦꯡꯖꯍꯧꯅꯕ ꯍꯥꯏꯗꯨꯅ ꯁꯣꯝꯗꯁꯨ ꯄꯥꯏꯈꯣꯝꯕꯗꯣ ꯃꯥꯔꯁꯟꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯂꯩꯔꯤ ꯄꯥꯏꯈꯣꯝꯕꯅ ꯇꯧꯗꯤ ꯇꯧꯕ ꯉꯝꯕ ꯅꯨꯄꯥꯅꯤ ꯍꯦ ꯃꯗꯨꯏ ꯃꯤꯗꯣ ꯍꯧꯗꯣꯡꯅ ꯉꯥꯔꯧ ꯆꯦꯟꯕꯗꯧꯅ ꯅꯪꯍꯧꯂꯛꯍꯧꯗꯦꯃꯤ ꯅꯪꯁꯨꯅꯦ ꯑꯩꯅ ꯍꯥꯠꯇꯣꯔꯤꯁꯦ ꯈꯪꯅ ꯈꯪꯅ ꯑꯩꯉꯣꯟꯗ ꯀꯔꯤꯝ ꯍꯥꯏꯗꯦ ꯃꯤꯅ ꯂꯣꯟꯅ ꯀꯣꯏꯖꯕꯗꯨꯕꯨ ꯑꯩꯕꯨ ꯍꯤꯒꯥꯏ ꯋꯥ ꯀꯥꯝꯕꯤ ꯃꯧ ꯐꯠꯇꯕꯤꯗꯧꯅ ꯊꯨꯒꯥꯏꯅꯕ ꯁꯤꯟꯒꯗ꯭ꯔꯣ ꯑꯗꯨꯁꯨ ꯉꯥꯎꯁꯤꯟꯅꯕ ꯅꯤꯁꯥ ꯆꯥꯕ ꯁꯨꯅꯤꯡ ꯅꯝꯅꯤꯡꯗꯕ ꯃꯤꯁꯨ ꯅꯠꯇꯕ ꯑꯃꯔꯣꯝꯗꯗꯤ ꯅꯣꯏ ꯏꯆꯟꯗꯣ ꯂꯣꯌꯥꯒ ꯊꯨꯡꯅꯔꯤꯁꯦ ꯂꯥꯏꯕꯛ ꯐꯔꯕꯅꯤ ꯑꯩꯈꯣꯏ ꯑꯍꯨꯝꯗꯤ ꯑꯃꯅ ꯑꯃꯕꯨꯁꯨ ꯃꯨꯟꯅ ꯈꯪꯅꯩ ꯀꯅꯥꯅꯣ ꯀꯩꯅꯣ ꯈꯪꯗꯕ ꯃꯤꯗ ꯂꯩꯗꯣꯏ ꯁꯔꯨꯛꯅꯦ ꯑꯁꯤꯅ ꯐꯔꯕꯅꯤ ꯐꯅꯤꯕ ꯌꯥꯝ ꯄꯥꯕꯨꯡꯗꯤ ꯉꯔꯥꯡꯗꯒꯤ ꯑꯩꯉꯣꯟꯗ ꯉꯥꯡꯕꯗ ꯄꯦꯔꯦ ꯊꯣꯛꯏ ꯉꯁꯥꯏ ꯕꯕꯥ ꯂꯥꯛꯑꯝꯕꯗꯒꯤ ꯈꯔꯗꯤ ꯐꯔꯝꯃꯅꯤꯗ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯐꯩ ꯑꯗꯣ ꯂꯩꯁꯤꯍꯦꯟꯕꯤꯗꯤ ꯐꯕ꯭ꯔꯣ ꯀꯃꯥꯏ ꯇꯧꯒꯦ ꯈꯪꯗꯦꯗ ꯉꯔꯥꯡꯗꯤ ꯑꯩꯅ ꯐꯨꯗꯣꯛꯎꯕꯒꯤ ꯆꯥꯛꯀ ꯆꯥꯎ ꯌꯥꯗꯗꯅ ꯊꯦꯝꯅꯩꯅꯤ ꯅꯪꯁꯨ ꯅꯈꯨꯠ ꯅꯁꯥꯗꯣ ꯀꯩꯒꯤ ꯍꯦꯛꯇ ꯌꯥꯎꯔꯣꯏꯅꯣ ꯑꯉꯥꯡꯁꯤꯗ ꯑꯩꯅ ꯅꯍꯥꯟ ꯅꯣꯏꯗ ꯍꯥꯏꯔꯤꯗꯨꯗꯤ ꯃꯔꯥꯟ ꯍꯥꯏꯕꯗꯨꯅꯤ ꯑꯩꯅꯁꯨ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯎ ꯍꯥꯏꯔꯤꯗꯨꯅꯤ ꯑꯥꯔꯀꯦ ꯃꯤꯅ ꯅꯪꯉꯣꯟꯗ ꯈꯖꯤꯛ ꯇꯧꯔꯛꯄꯗ ꯅꯨꯡꯉꯥꯏꯇꯕ ꯊꯕꯛꯇꯨꯗꯤ ꯅꯪꯅꯁꯨ ꯃꯤꯗꯨꯗ ꯇꯧꯔꯨꯅꯨ ꯇꯧꯗ꯭ꯔꯤꯗ ꯚꯥꯏ ꯑꯩ ꯃꯥꯒꯤ ꯃꯇꯧꯁꯤꯡꯁꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯔꯝꯕ ꯂꯟꯆꯤꯟꯕꯤꯒꯤ ꯃꯐꯝꯗꯣ ꯃꯃꯤ ꯁꯥꯝꯂꯛꯄꯒꯨꯝ ꯇꯧꯏ ꯑꯩꯅꯁꯨ ꯍꯥꯏꯔꯤꯗꯨꯅꯤ ꯊꯃꯣꯏꯗ ꯃꯨꯠꯄ ꯃꯥꯡꯕ ꯌꯥꯗ ꯃꯃꯤ ꯁꯥꯝꯗꯅ ꯂꯩꯔꯝꯕ ꯅꯨꯡꯁꯤꯕꯗꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯃꯤꯁꯛꯇꯨꯒꯤ ꯃꯐꯝꯕꯨ ꯁꯤꯟꯕ ꯉꯝꯕꯤ ꯑꯃ ꯂꯥꯛꯂꯕꯗꯗ ꯃꯩꯆꯥꯛꯇꯣ ꯍꯟꯊꯒꯗꯕꯅꯤ ꯅꯣꯏꯅ ꯍꯥꯏꯕ ꯋꯥꯍꯩꯁꯤꯡꯗꯣ ꯃꯇꯝꯗꯨꯗ ꯇꯥꯅꯤꯡꯕ ꯄꯣꯛꯈꯤꯗꯦ ꯊꯃꯣꯏꯗ ꯃꯥ ꯅꯠꯇꯕꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯁꯨ ꯍꯟꯗꯨꯅ ꯍꯥꯞꯂꯔꯣꯏ ꯈꯟꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯁꯦꯡꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯍꯣꯡꯕꯅ ꯊꯜꯂꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯤꯟꯊꯥꯁꯨ ꯃꯌꯨꯝꯗ ꯌꯧꯁꯤꯜꯂꯛꯂꯤ ꯌꯧꯔꯛꯄꯒ ꯂꯩꯔꯝꯕ ꯑꯍꯜꯁꯤꯡꯕꯨ ꯍꯥꯟꯅ ꯈꯨꯔꯨꯝꯂꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯃꯄꯥꯟꯗ ꯊꯤꯜꯂꯛꯄ ꯑꯍꯟꯁꯤꯡꯗꯨ ꯐꯝꯗꯨꯅ ꯂꯩꯍꯧꯏ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯄꯥꯎꯁꯨ ꯑꯌꯥꯝꯕ ꯄꯤꯗꯦ ꯔꯣꯃꯤꯇꯥ ꯈꯛꯇꯅꯤ ꯃꯥꯒ ꯂꯨꯅ ꯄꯨꯟꯕ ꯑꯣꯏꯕꯒꯤ ꯄꯥꯎ ꯄꯤꯈꯤꯕ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯈꯔꯕꯨꯗꯤ ꯂꯩꯔꯤ ꯔꯣꯃꯤꯇꯥꯅ ꯑꯦꯛꯖꯥꯝ ꯄꯨꯟꯅ ꯊꯥꯔꯒ ꯃꯥꯏ ꯄꯥꯛꯃꯤꯟꯅꯁꯦ ꯍꯥꯏꯔꯒ ꯅꯪꯗꯤ ꯑꯅꯧꯕꯤ ꯃꯤꯡꯊꯣꯜꯗ ꯈꯣꯏꯗꯥꯔꯨꯗꯅ ꯐꯠ ꯍꯦꯛꯇ ꯄꯥꯏꯈꯤꯕꯅꯦꯕ ꯏꯕꯦꯝꯃ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯍꯧꯗꯦ ꯇꯥꯃꯣꯆꯥ ꯏꯕꯥꯅꯤꯗꯣ ꯈꯠꯅ ꯆꯠꯄꯗ ꯑꯩꯗꯤ ꯊꯦꯡꯕ ꯉꯟꯕ ꯒ꯭ꯌꯥꯟ ꯇꯥꯍꯧꯗ꯭ꯔꯤꯅꯦ ꯍꯥꯏꯕ ꯇꯧꯅꯤꯌꯦ ꯍꯌꯦꯡꯋꯥꯏ ꯀꯃꯥꯏꯅꯕꯨ ꯂꯩꯃꯤꯟꯅꯗꯣꯏꯅꯣ ꯅꯣꯏ ꯑꯅꯤ ꯎꯅꯕ ꯁꯨꯛꯌꯥ ꯌꯥꯗꯦ ꯎꯅꯗ꯭ꯔꯦ ꯀꯣꯏꯊꯤ ꯍꯦꯛꯇ ꯊꯤꯅꯩ ꯊꯨꯡꯅꯔꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯅꯤꯗ ꯑꯩ ꯇꯥꯃꯣꯆꯥꯕꯨ ꯌꯥꯝ ꯊꯥꯖꯩ ꯁꯤꯗꯒꯤꯗꯤ ꯈꯝꯕꯟꯅꯕꯒꯤ ꯉꯥꯏꯍꯥꯛ ꯂꯩꯇ ꯈꯠꯅꯕꯁꯨ ꯐꯔꯅꯤ ꯐꯥꯗꯣꯛꯅꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕꯁꯨ ꯀꯣꯛꯑꯅꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯠꯂꯨꯕꯗꯤ ꯅꯣꯡꯃꯈꯛꯅꯤ ꯀꯩꯅꯣ ꯄꯪꯁꯨꯝ ꯁꯨꯝꯖꯤꯜꯂꯛꯀꯦ ꯍꯦꯛꯇ ꯊꯥꯗꯣꯛꯄꯤꯔꯛꯑꯦꯃꯤ ꯏꯇꯥꯁꯤꯕꯣ ꯁꯤꯟꯊꯥꯗꯨ ꯅꯣꯛꯐꯦꯠ ꯇꯧꯏ ꯂꯣꯌꯥꯒꯤ ꯃꯅꯤ ꯃꯃꯥ ꯁꯛꯅ ꯂꯥꯛꯂꯤꯕꯤꯗꯨꯅ ꯏꯃꯧꯗꯣ ꯑꯃꯨꯛꯇ ꯆꯠꯂꯝꯗꯥꯏꯁꯤꯗ ꯎꯅꯖꯔꯝꯒꯦ ꯎꯅꯕꯤꯌꯨ ꯆꯪꯁꯦ ꯃꯅꯨꯡꯗ ꯃꯅꯦ ꯑꯣꯏꯔꯤꯕꯤꯗꯣ ꯂꯩꯃꯅ ꯂꯝꯖꯤꯡꯗꯨꯅ ꯆꯪꯂꯛꯏ ꯁꯤꯟꯊꯥꯁꯨ ꯋꯥꯔꯤ ꯁꯥꯔꯝꯕꯗꯣ ꯂꯦꯞꯇꯨꯅ ꯐꯃꯨꯡꯗꯨꯗ ꯐꯖꯅ ꯐꯝꯃꯤ ꯔꯣꯃꯤꯇꯥꯁꯨ ꯂꯦꯝꯖꯕꯤ ꯁꯥꯗꯨꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈ꯭ꯔꯤ ꯃꯅꯦ ꯑꯣꯏꯔꯤꯕꯤꯗꯨꯁꯨ ꯃꯃꯧꯒꯤ ꯅꯥꯀꯟꯗ ꯐꯝꯊꯔꯛꯇꯨꯅ ꯃꯃꯧ ꯑꯣꯏꯒꯗꯧꯔꯤꯕꯤꯗꯨꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯗꯨꯅ ꯏꯃꯧꯁꯤꯗꯤ ꯁꯤꯗꯒꯤꯗꯤꯅꯦ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜꯒ ꯈꯟꯕ ꯌꯥꯗ꯭ꯔꯦꯀꯣ ꯅꯀꯣꯛ ꯐꯥꯎꯕ ꯆꯤꯛꯇꯅ ꯏꯅꯦ ꯍꯣꯏ ꯃꯌꯥꯝꯅ ꯅꯪꯕꯨ ꯌꯨꯝꯁꯤꯗꯒꯤ ꯂꯧꯕ ꯂꯥꯛꯄꯗꯣ ꯉꯥꯏꯔꯝꯃꯨꯀꯣ ꯏꯕꯦꯝꯃ ꯍꯣꯏꯅꯦ ꯅꯨꯄꯤꯗꯣ ꯁꯦꯡꯀꯥꯎꯗꯒꯤ 3,000 ꯂꯧꯊꯣꯛꯇꯨꯅ ꯅꯨꯄꯤꯗꯨꯗ ꯄꯤ ꯁꯤꯁꯦ ꯁꯤꯅꯅꯦ ꯏꯃꯧꯅ ꯆꯥꯅꯤꯡꯕ ꯀꯔꯤꯅꯣ ꯑꯄꯥꯝꯕ ꯑꯃ ꯂꯩꯌꯨ ꯌꯥꯔꯅꯤꯌꯦꯅꯦ ꯇꯥꯃꯣꯆꯥꯅꯁꯨ ꯄꯤꯔꯛꯏ ꯑꯗꯨꯅ ꯃꯥꯅ ꯄꯤꯕꯅꯤ ꯁꯤꯅꯅꯦ ꯑꯩꯅ ꯏꯃꯧ ꯅꯨꯡꯁꯤꯕꯒꯤ ꯄꯤꯕꯅꯤ ꯁꯤꯁꯦ ꯂꯧꯁꯤꯜꯂꯨ 500 ꯈꯛ ꯂꯧꯒꯦ ꯌꯥꯝ ꯌꯥꯝꯃꯦ ꯁꯤꯗꯤ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯅꯝꯗꯅ ꯄꯤꯁꯤꯜꯂꯝꯃꯤ ꯑꯗꯨꯗꯤ ꯃꯇꯝꯁꯤꯁꯨ ꯊꯦꯡꯉꯤ ꯏꯅꯦ ꯍꯣꯏꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ ꯍꯣꯏꯅꯦ ꯅꯨꯄꯤꯗꯨꯁꯨ ꯊꯣꯛꯈ꯭ꯔꯤ
Nupa mayumgi tinaramba miyamna hanakhibaga leimadu machanupigi kada lai. Sauning makoktuda illi. Huranbi hairishini nang aina. Exam do matang tharaga na yumdo pange hairisu paluba. Adudi nati. Nang hauraroidabadauna na yambagi mamanabaduda. Hatu matung inaribani nang. Rani sumachabu chaiba yaba chairi. Paikhomba hankri. Marshan chukada changlai. Sagin changloi na thongba loihorba na drobema. Hoyambong loiramabane aina. Pare do boiradi. Makada kumlukino. Kaigino yambong. Kumda kumugino. Maram laidana harina igise. Hoi. Nupado. Nupi magi manakta labduna phamjilai. Nupi do ki makhudu supaiduna sanai. Laisi hen bikai suhaide. Marshan. Nupi magi manakta hena nakna changsilli. Laisi hen bihandakti machi khara lengna bohotnai. Nupado na chena phaduna. Kaigino. Aingonda hainadabu ullide. Aisa nangi kanani haina khange. Nangi wakhalduna. Ipuroibani. Aduga aina nangonda ining tambada athingba pige khalina kaige. Adugi nati yambo. Kaino. Adugi nati haide. Nupido paukhum pidi. Nupado anam kanchinduna. Paukhum pame ai. Aibu kaya thingba pirage yambongda. Aina ining tambada shingna nang aingonda wahay mata hairoidra. Atopada hairubastu nataba. Aigi loinabi oina leiraba nangonda haijabada. Nupido nanthokpa sungamda. Nupadugi chinthakta hangatna khumba sungamluda. Tumina heglei. Hada khoimul khwangjengba. Leirangi lahi chuppada. Apinba koubasu leitraboi. Karamna mihau chawi lamhenba khoimuni machairugani. Magini leirangsi ma khaktagi mabu kanana athingba piba ngamluni. Mathangi namittuni pongdoni pan khare hele. Adu phawba nupido mikap thoglakte. Marshan masado fresh oithokpa loiraga makhada kumlai. Nupido masa nungaite hawdok pirurano haiduna hana mama hoida wame lambi. Laisi hen biso nungaina tumbana mikap thoglakte. Somdana tomthindo Janu da phone tawri. Janu su adum paikhalai. Thukreda phone okpase. Aina tawrukpa hana ngairamiro. Ngairamini kaino. Adu khawrang ngairamdoi sharu nangna hana tawrukpadi kai kaiba. Ikaye. Aingonda ba. Hai. Kai maramge. Sumdo yade. Maram amadi leifam thoi. Adu hayo. Chilamgadra khanbaini. Adude isu hayengde nang chilamni khalaga tawraroige. Yarabro? Yade. Aduni. Aina su tawrake. Nangnasu nangna pamba matam ama hektara tawro. Nangidamakte ay 24 hours siya. Sangdaba leite. Nupido maithongda momon tawjay. Somdana kamdawri. Henja thoibido school chatnaba mamana loishinbi. Wanglemba machanupido ba yengduna. Wow! Ay chathoibisidi school dress setpasi yam phajaidana. Papa photo kapke ko aduga nineda thaseba. Henja thoibidi maneda thase haibaduda bag kadar satyan khakhiduna post makhal tawri. Ningthedi machagi mataududa penjana momon tawjai. Wanglembana. Papa ge school chalasi. Buboktane nungsibi tawthoamo aduga chatlage hairamo. Hoi papa. Wahai se haiduna. Beg machado poduna makhong machaduga amuk chatkri maboki nakta. Bubok Rani su phamungdagi khasik hogalaktuna. Isu thoibiya nangbu chatawrabro. Hoi bubok chatawre. Isu thoibiya bubok manam namgelao. Henja thoibi su sangsilaktuna mabokta makhutopi. Rani masubu manam nambi. Isu thoibiya school da miga khanaba yade ko. Isu di maramokpani. Hoi bubo khanaruye. Somdana kamdawri. Ngasi hanadagi leiraba Marshan Paikhomba Loya. Ahumdugi mall amagi manager gi ahangba post ama mentionbagi interview tawba numitni. Loya dilakpa pharak tabana Paikhomba Marshan na tawbada matari. Thabak chatlamdai interview gi mi lawba chatlamdai duda kari wakhal laklabano khangde nupado.
ꯑꯕꯦꯝꯃ ꯑꯕꯦꯝꯃ ꯀꯩ ꯍꯥꯏꯒꯦ ꯌꯥꯝꯕꯣꯡ? ꯅꯪꯁꯨ ꯂꯣꯏꯁꯤꯜꯂꯣ. ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯌꯥꯝꯕꯣꯡꯅ ꯊꯕꯛ ꯆꯠꯄꯗꯕꯨ ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯅꯣ? ꯂꯣꯏꯁꯤꯜꯂꯣꯕ. ꯉꯁꯤꯗꯣ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯗꯣꯏꯅꯦ. ꯑꯗꯨꯗ ꯅꯪꯅ ꯄꯥꯝꯕ ꯃꯤꯁꯨ ꯁꯦꯂꯦꯛꯁꯟ ꯇꯧꯗꯣꯏꯅꯦ. ꯑꯩꯅꯕꯨ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯩ ꯈꯪꯗꯣꯏꯅꯣꯗ? ꯌꯥꯝꯕꯣꯡꯅ ꯁꯤ ꯐꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯈꯜꯂꯣ ꯌꯥꯝꯕꯣꯡ. ꯅꯪꯅ ꯈꯪꯕ ꯈꯪꯗꯕ, ꯅꯪꯅ ꯁꯤ ꯄꯥꯝꯃꯦ ꯍꯥꯏꯕꯗꯣ ꯌꯥꯝꯕꯨꯡꯅ ꯐꯅꯕ ꯁꯤꯟꯗꯣꯏꯅꯦ. ꯃꯄꯨꯔꯣꯏꯕꯒꯤ ꯅꯤꯡꯉꯥꯏꯅ ꯉꯝꯗꯨꯅ ꯅꯨꯄꯤꯗꯨ ꯅꯝꯗꯅ ꯂꯣꯏꯁꯤꯜꯍꯜꯂꯤ. ꯂꯩꯁꯤ ꯍꯦꯟꯕꯤꯗꯤ ꯌꯥꯎꯖꯔꯣꯏ ꯐꯅ ꯀꯟꯅ ꯍꯥꯏꯕꯅꯤ. ꯃꯥꯔꯁꯟꯅ ꯙꯞꯅꯦ ꯀꯩꯅꯦ ꯇꯧꯗꯨꯅ ꯂꯣꯏꯁꯤꯜꯍꯜꯂꯤ. ꯃꯥꯅ ꯁꯥꯗꯨꯅ ꯊꯝꯕ ꯂꯤꯛꯇꯨꯁꯨ ꯅꯨꯄꯤꯗꯨꯒꯤ ꯉꯛꯁꯝꯗ ꯁꯤꯖꯤꯟꯕꯤ. ꯁꯤꯅ ꯀꯔꯝ ꯀꯥꯟꯗ ꯁꯥꯔꯣꯏꯅꯣ ꯌꯥꯝꯕꯣꯡ? ꯅꯪꯒꯤꯕꯨ ꯀꯩꯒꯤ ꯌꯥꯝꯕꯨꯡꯅ ꯁꯥꯔꯣꯏꯗꯣꯏꯅꯣ? ꯄꯥꯝꯖꯔꯕ꯭ꯔꯣ? ꯄꯥꯝꯖꯔꯦ ꯌꯥꯝꯅ. ꯂꯣꯏꯁꯤꯟꯕꯁꯨ ꯂꯣꯏꯔꯕꯗ ꯃꯇꯩ ꯃꯅꯥꯎꯗꯨ ꯀꯨꯝꯊꯔꯛꯏ. ꯃꯤꯑꯣꯏꯕꯒꯤ ꯅꯥꯄꯜꯅ ꯃꯥꯡꯕ ꯌꯥꯗꯦ ꯈꯟꯖꯕꯤ ꯅꯨꯄꯤꯗꯣ ꯀꯦꯔꯣꯂꯤꯟ ꯁꯦꯠꯂꯤꯕ ꯑꯇꯥꯡꯕ ꯐꯤꯔꯣꯜꯗꯨꯗ ꯃꯁꯥꯅ ꯃꯁꯥꯒꯤ ꯁꯛꯇꯝꯗꯣ ꯑꯄꯦꯟꯕ ꯅꯥꯏꯗꯅ ꯌꯦꯡꯖꯩ. ꯋꯥꯈꯜꯗꯅ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕꯤ ꯀꯅꯥ ꯂꯩꯇ꯭ꯔꯦ ꯈꯟꯖꯔꯤꯕꯅꯤ. ꯃꯥꯁꯨ ꯏꯟꯇꯔꯚ꯭ꯌꯨ ꯄꯤꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯤ. ꯃꯥꯔꯁꯟ ꯄꯥꯏꯈꯣꯝꯕ ꯑꯅꯤ ꯔꯨꯝ ꯄꯨꯟꯗꯦ. ꯐꯣꯝ ꯊꯥꯖꯤꯜꯂꯛꯄ ꯃꯤꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯕꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯨꯝ ꯈꯥꯏꯗꯣꯛꯅꯕꯅꯤ. ꯀꯦꯔꯣꯂꯤꯟꯁꯨ ꯃꯥꯒꯤ ꯇꯔꯟ ꯌꯧꯔꯛꯄꯅ "May I come in, sir?" "Yes." ꯀꯦꯔꯣꯂꯤꯟꯁꯨ ꯆꯪꯂꯛꯏ. ꯃꯥꯔꯁꯟꯒꯤ ꯐꯝꯐꯝꯗꯨꯗ ꯅꯨꯄꯤꯗꯨꯕꯨ ꯐꯝꯍꯟꯕꯅꯤ. ꯀꯦꯔꯣꯂꯤꯟꯗꯤ ꯎꯔꯤꯕ ꯁꯛꯇꯝꯗꯨꯗ ꯃꯪꯒꯨꯝ ꯊꯣꯛꯈ꯭ꯔꯤ. ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯀꯦꯔꯣꯂꯤꯟ ꯑꯣꯏꯔꯝꯕꯗꯨꯗ ꯉꯛꯆꯥꯅꯅ ꯌꯦꯡꯂꯛꯏ. ꯍꯥꯟꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯕ ꯅꯨꯄꯥꯗꯨꯗꯤ ꯄꯣꯀꯦꯠ ꯍꯨꯝꯖꯤꯟꯗꯨꯅ ꯇꯨꯃꯤꯟ ꯆꯤꯡꯂꯦꯝꯅ ꯑꯣꯟꯊꯣꯛꯇꯨꯅ ꯂꯦꯞꯈꯤ. ꯀꯦꯔꯣꯂꯤꯟꯗꯤ ꯃꯪꯂ ꯇꯥꯏꯕꯪꯂ ꯈꯪꯗ ꯂꯦꯞꯇꯨꯅ ꯂꯩ. ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯐꯝꯐꯝꯗꯨꯗꯒꯤ ꯃꯆꯤ ꯂꯦꯡꯗꯦ. ꯀꯦꯔꯣꯂꯤꯟꯅ "ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯀꯝꯗꯧꯅ?" ꯂꯩꯁꯤ ꯍꯦꯟꯕꯤ ꯆꯤꯟꯕꯥꯜꯗꯨ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯈꯤ. ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ. ꯑꯃꯨꯛꯁꯨ ꯍꯟꯖꯤꯟꯅ "ꯅꯪꯅ ꯑꯩꯅ ꯇꯧꯕ ꯈꯨꯗꯤꯡ ꯆꯣꯡꯁꯤꯟ ꯆꯣꯡꯁꯤꯟ ꯌꯦꯠꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯀꯩꯒꯤꯅꯣ?" ꯂꯩꯁꯤ ꯍꯦꯟꯕꯤ ꯑꯗꯨ ꯐꯥꯎꯕ ꯇꯨꯃꯤꯟ ꯂꯩ. ꯉꯁꯤꯗꯤ ꯀꯦꯔꯣꯂꯤꯟ ꯂꯩꯁꯤ ꯍꯦꯟꯕꯤꯗ ꯄꯥꯛꯅ ꯍꯦꯟꯖꯤꯟꯕꯁꯨ ꯉꯝꯗꯦ. ꯁꯦꯠꯂꯤꯕ ꯃꯩꯇꯩ ꯅꯨꯄꯤ ꯑꯃꯒꯤ ꯆꯞ ꯆꯥꯕ ꯐꯤꯖꯣꯜꯗꯨꯒꯤ ꯃꯊꯛꯇ ꯁꯤꯔꯤꯕ ꯁꯅꯥ ꯂꯤꯛ ꯈꯨꯖꯤ, ꯃꯗꯨꯗ ꯎꯕꯗ ꯃꯥꯗꯤ ꯁꯣꯔꯗꯨ ꯐꯥꯎꯕ ꯂꯦꯞꯅ ꯂꯦꯞꯅ ꯊꯤꯡꯈꯤꯗꯧꯔꯦ. ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯇꯞꯅ ꯍꯧꯒꯠꯂꯛꯏ. ꯆꯤꯡꯂꯦꯝꯕꯤ ꯃꯥꯏꯊꯣꯡꯒꯤ ꯃꯤꯅꯣꯛꯇꯨꯃꯁꯨ ꯃꯥꯡꯍꯟꯗꯦ. "ꯃꯤꯁ ꯀꯦꯔꯣꯂꯤꯟ, ꯑꯩꯅ ꯅꯣꯡꯃ ꯍꯥꯏꯈꯤꯕꯗꯣ ꯅꯪ ꯅꯤꯡꯁꯤꯡꯂꯤꯕ ꯅꯠꯇ꯭ꯔꯥ? ꯉꯁꯤ ꯐꯥꯎꯕ ꯅꯁꯥꯒꯤ ꯑꯁꯣꯏꯕ ꯅꯥꯄꯜꯗꯣ ꯅꯪ ꯁꯦꯝꯗꯣꯛꯆꯔꯝꯗ꯭ꯔꯤ." ꯅꯤꯡꯁꯤꯡꯂꯛꯏ. ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯑꯃ 12 ꯑꯦꯛꯖꯥꯝꯒꯤ ꯍꯥꯐ ꯏꯌꯔꯂꯤ ꯂꯣꯏꯕ ꯅꯨꯃꯤꯠꯇꯨꯅꯤ. ꯂꯩꯁꯤ ꯍꯦꯟꯕꯤ, ꯊꯣꯏꯍꯦꯟꯕꯤ, ꯆꯅꯨꯅ ꯂꯨꯅ ꯄꯨꯟꯖꯕꯗꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯀꯦꯔꯣꯂꯤꯟꯅ ꯌꯦꯠꯈꯥꯏ ꯊꯤꯟꯒꯥꯏꯕ ꯄꯤꯗꯨꯅ ꯂꯩꯁꯤ ꯍꯦꯟꯕꯤꯗꯒꯤ ꯑꯅꯤꯗꯨꯕꯨ ꯂꯥꯞꯅ ꯂꯩꯅꯕ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯤꯟꯗꯨꯅꯇ ꯂꯥꯛꯄꯅꯤ. ꯀꯦꯔꯣꯂꯤꯟꯅ "ꯅꯣꯏ ꯑꯁꯤꯒ ꯇꯤꯟꯅꯔꯤꯁꯦ ꯇꯟꯗ꯭ꯔꯣ? ꯆꯅꯨ, ꯅꯪꯁꯨꯅꯤ. ꯇꯣꯝꯊꯤꯟꯅ ꯂꯩꯁꯤ ꯍꯦꯟꯕꯤꯁꯦ ꯀꯩꯁꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦꯅꯦ. ꯃꯥꯅ ꯏꯔꯥꯡ ꯍꯧꯗꯅ ꯇꯨꯛꯊꯁꯅꯗꯅ ꯅꯨꯄꯥꯁꯤꯕꯨ ꯐꯥꯅꯕ ꯍꯣꯠꯅꯔꯤꯅꯤ. ꯅꯪꯅꯇ ꯄꯪꯕꯒꯤ ꯅꯃꯥꯟꯅꯕꯤꯁꯦ ꯅꯨꯡꯁꯤꯗꯅ ꯃꯥꯒꯤ ꯈꯟꯕꯩ ꯋꯥꯅꯤ. ꯃꯥꯅꯗꯤ ꯅꯪꯕꯨ ꯀꯔꯤꯝꯇ ꯅꯨꯡꯁꯤꯕ ꯅꯠꯇꯦ." ꯀꯦꯔꯣꯂꯤꯟꯒꯤ ꯃꯤꯆꯪ ꯑꯗꯨꯝ ꯆꯪꯕ ꯃꯃꯥꯟꯅꯕꯤ ꯑꯃꯅꯁꯨ "ꯑꯗꯨꯅꯦ ꯆꯅꯨ, ꯀꯦꯔꯣꯂꯤꯟꯅ ꯍꯥꯏꯔꯤꯁꯦ ꯅꯪꯁꯦ ꯑꯁꯦꯡꯕ ꯃꯃꯥꯟꯅꯕꯤꯅꯦ ꯈꯟꯕꯩꯅꯤ. ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯅꯥꯔꯛꯄ ꯀꯩꯗꯧꯔꯛꯄ ꯃꯇꯝꯗ ꯇꯣꯝꯊꯤꯟꯒꯗ ꯑꯗꯨꯝ ꯊꯦꯡꯅꯔꯤꯗꯣ. ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯁꯨꯅꯦ ꯃꯅꯨꯡꯗ ꯋꯥꯔꯤ ꯑꯃꯗꯤ ꯂꯩꯔꯕꯅꯤ." ꯀꯦꯔꯣꯂꯤꯟꯅ "ꯊꯣꯏꯍꯦꯟꯕꯤ, ꯃꯣꯏ ꯑꯅꯤꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯁꯥꯖꯤꯟꯅꯕꯩ ꯋꯥꯅꯤ. ꯀꯩꯁꯨꯝꯇ ꯅꯨꯡꯁꯤꯕ ꯅꯠꯇꯦꯅꯦ. ꯑꯦꯛꯖꯥꯝ ꯃꯇꯝꯗ ꯑꯃꯗ ꯃꯉꯣꯟꯗꯇ ꯍꯦꯟꯅ ꯀꯦꯌꯔ ꯂꯧꯔꯤꯗꯣ ꯎꯗ꯭ꯔꯣ?" ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯄ ꯅꯨꯃꯤꯠꯇꯅꯤ. ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯀ꯭ꯂꯥꯁꯇꯨꯒꯤ ꯑꯣꯏꯅ ꯔꯦꯡ 4ꯗ ꯂꯥꯛꯏ. ꯑꯗꯨ ꯐꯥꯎꯕ ꯍꯟꯊꯔꯛꯂꯤꯕꯅꯤ. ꯃꯌꯥꯝꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯅ ꯁꯣꯟꯅꯕꯁꯨ ꯌꯥꯎꯏ. ꯆꯅꯨꯗꯤ ꯍꯔꯥꯎꯈꯤ. ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯦꯛꯖꯥꯝ ꯃꯌꯥꯗ ꯅꯨꯄꯤꯗꯨꯅ ナꯗꯨꯅ ꯑꯦꯛꯖꯥꯝ ꯐꯝꯕ ꯉꯝꯈꯤꯗꯕ ꯅꯨꯃꯤꯠꯇꯨꯗ ꯀꯦꯔꯣꯂꯤꯟ ꯃꯆꯤꯟꯃꯛꯅ ꯍꯥꯏꯈꯤꯕꯅꯤ. "ꯀꯝ ꯂꯩꯅꯥ ꯆꯦꯟꯕꯤ ꯅꯉꯣꯟꯗꯒꯤꯗꯤ ꯑꯩꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯍꯦꯟꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛꯅꯤ." ꯋꯥꯐꯝꯁꯤꯡꯁꯤ ꯑꯇꯦꯟꯕ ꯃꯇꯝ ꯈꯔꯗ ꯅꯨꯄꯥꯗꯨꯅ ꯀꯔꯝꯅꯕꯨ ꯊꯤꯖꯤꯜꯂꯨꯕꯅꯣ ꯈꯪꯗꯦ. ꯁꯤꯠ ꯅꯥꯟꯅ ꯈꯪꯗꯨꯅ ꯂꯩꯔꯝꯂꯦ. ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯋꯥ ꯉꯥꯡꯕ ꯅꯪꯗ꯭ꯔꯤꯉꯩ ꯃꯥꯔꯁꯟꯅ ꯑꯣꯏꯅ ꯅꯥꯀꯟꯗꯒꯤ ꯍꯥꯏꯔꯛꯏ. "ꯋꯥꯇꯣꯟꯅ ꯋꯥꯡꯂꯒ ꯀ꯭ꯋꯥꯛꯅ ꯐꯝꯗꯦ. ꯃꯤꯑꯣꯏꯕꯅ ꯅꯥꯄꯜ ꯍꯥꯏꯕ ꯅꯥꯄꯜꯁꯤꯕꯨ ꯌꯥꯎꯔꯛꯂꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯅꯣꯔꯣꯛꯀꯤ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯍꯧꯔꯕꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯗꯕ ꯐꯩ꯫
Nangna mangondagi henkine haina matam chuppada haikibado. Ngasisu nang mangondagi henkine haibagi asa tauribra. Caroline mamay ngangsilli, Martian Karim naduna. Nangumbana, mall sige manager oiba haibagi asa dudi. Lapna, mapam shidagi thamkraga. Mall sige sweeper oina phauba. Aina nagpa mapam shida ohelloy. Nang thoki bayarani. Caroline makeup sida mapi ira cheli. Ikai bana sumamay anido ingangang silli. Nahan makhaigi mataw oiramlaba natraga wahaido mapuroy bana kanagumba amagi maphamda hairamlaba soidana maki mapuroy babu khamjinjaramgani. Sierdo maninglomda onthokduna phamduna leiki nupido. Caroline chu makha tana lepagi pangal leita thoglakli. Leishihen bi haujiktada mapuroy bagi matawdo penjabagum nokphet tawi. Makha taba mi changhalaktanabaso khangankre. Thongdo nupa mana chattuna sunga siluri. Leishihen bi haujik khaktada mapuroy babu konchinjay. Yambo, aigi punchina nangi loinabi oiba phangjaba. Nangbo aigi ipuroy ba oina phangjaba mikapsidagi hena penjaba. Haraujaba nungaijaba. Amata aigi punchishida laitre. Yambungna nangbo awangba pamilda. Naningtamna laisha tamhangani abema. Leiranglaktagi ningolaktagi. Khwaidagi laibak phabina hainasu aina soidana takani. Caroline aigi punchidagi mikup khuding henkidra haina wakhalsina wabana aido pham khangdabani. Magi mangda maishi phawba utpangamlare khanbani. Adubu ngasidi madugi akibada yambungna kokhanbiri. Ma khaknati aigi abemada kanamtana lakcha khudum chanba hanthani yengba yambungna yadi yahaloi. Hana so haikri amuka so haiki. Nangi mittagi pi marik ama sintharakpa khuding pirangdugi haurakpham oiriba mangonda aina ina mahut chinduna nangi pigi mama logani. Nupi oibigi punchidi mapuroibana lepani. Isor makum manaba mapuroibana magidamak asumna lepirabada karamba nupi oibina akiba haibado pokani. Caroline ngasidi halakpagi lambido wakhal kaya ama khalli. Mana tawjaruba singdunabu oigadra ngasidi chatluba lambi khuding mai pakpagi lambi uraktabagum tawi. Haukiba mikupta thokiba singsu ningsingli amata chithadana. Migi nungsinana leijaramba marupki marido khaibong tahanbaduna magi apenbabu sengna oikibra khangde. Leisihen bi chanu thoyen bi ahumna nong thuptuna nungsiba mikup kaya semgatkiba maphamdo adu maktadani. Thoyen bini school laktaba numitta makhoi mayam ama changduna chanu phawba yauna leisihen bibu buli tawbikibani. Leisihen bina u makhongtuda famduna kappa mikupta karimnana noktuna haikibani numittuda. Aina haidro hiram khudingmakta nangombi amana Caroline dagi henba yaroi haidana. Ngasidi nang aigi igun khanglamani ne. Leishi henbi mapi irachen awaba khonjel phajinna shingnaduna hairi. Ngasi nangna aibu miyamangda lana uhannabu hotnarasu aina sinthariba pishidi lemna mangon nangi nathakta soidana tani. Aduga asimasu haibige tajo. Nangna ngasi tawriba kariba napal ai mangaire haina mukleba pumba. Nongmadi nang bungamba amadi lakini. Matamduda aingondagi hena so nang warakani. Nang ngasi aibu karim naribasina thawna oiduna. Aidi nangondagi hena mai pakpa misak amadi oikini. Nangna thadal ekaina khanjariba marukki marise oigadra yengba tari. Nangidamak thamoi singna lepirakpi marup kayam nangi punchida lake haibadusu ai yenge. Wahaido hairam mabu hanna yenglamda chatkiba numittudagi maithiduna kiraga chenkre khallubani. Adugi matung school da thengnabadadi nupidu masa ison chonjenduna ring haithare haibada mane hele haraukiba. Adubu ngasidi matamduda kakiba magi napal arema takri.
ꯂꯝꯗꯝꯁꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯃꯥꯏ ꯄꯥꯛꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯛꯂꯤꯕ ꯅꯣꯡꯃꯇꯪ ꯑꯣꯏꯔꯕꯁꯨ ꯅꯨꯄꯥꯗꯨꯒꯤ ꯀꯝꯄꯅꯤꯗ ꯊꯕꯛ ꯌꯥꯎꯒꯦ ꯈꯟꯖꯔꯤꯕ ꯅꯨꯄꯥꯗꯨꯗ ꯏꯔꯥꯡ ꯂꯥꯡ ꯊꯥꯛꯇꯨꯅ ꯃꯥꯒꯤ ꯑꯣꯏꯕꯒꯤ ꯋꯥꯈꯜ ꯁꯥꯒꯠꯆꯔꯨꯕ ꯃꯤꯁꯛꯇꯨꯒꯤ ꯂꯣꯏꯅꯕꯤ ꯅꯨꯄꯤꯗꯨꯅ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯐꯣꯟꯗꯅꯤ ꯃꯕꯨꯡ ꯍꯣꯏ ꯍꯜꯂꯛꯇ꯭ꯔꯤꯕꯅ ꯁꯤꯟꯊꯥꯁꯨ ꯅꯨꯄꯥꯗꯨꯗ ꯐꯣꯟ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯏ꯫ ꯑꯩꯈꯣꯏ ꯌꯥꯃꯨꯡꯗꯣ ꯉꯁꯤꯗꯤ ꯀꯩ ꯈꯜꯂꯤꯅꯣ ꯈꯪꯗꯦꯕ, ꯏꯅꯝꯁꯤꯗꯣ ꯉꯁꯤ ꯅꯣꯏꯒꯤ ꯃꯣꯜ ꯑꯃꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯄꯨꯈꯤꯖꯥꯠꯅꯤ꯫ ꯃꯤ ꯃꯥꯏ ꯅꯨꯄꯤ ꯑꯣꯏꯕꯗꯨꯗ ꯄꯨꯖꯔꯤꯅꯤ, ꯅꯪꯁꯨ ꯍꯌꯦꯡ ꯋꯥꯏ ꯇꯥꯃꯣꯆꯥꯅ ꯄꯨꯕꯤꯗꯣꯏꯅꯤ꯫ ꯅꯪꯅ ꯅꯨꯡꯁꯤꯊꯦꯜ ꯈꯨꯟꯗ ꯆꯠꯅꯤꯡꯕꯗꯨꯁꯨꯅꯦ ꯁꯤꯗ ꯂꯩꯔꯀꯥꯟꯗꯗꯤ ꯇꯣꯏꯅ ꯆꯠꯄ ꯌꯥꯔꯅꯤ꯫ ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕꯗꯤ ꯆꯍꯤꯃꯨꯛ ꯋꯥꯠꯈꯤꯗꯣꯏꯗꯨꯕꯨ꯫ ꯆꯍꯤꯃꯨꯛꯄꯨ ꯀꯩꯅꯣ? ꯏꯕꯥꯅꯤ ꯄꯥꯎ ꯐꯥꯎꯅꯔꯣꯏꯗꯕꯁꯨ ꯅꯠꯇꯦ, ꯑꯩꯅꯁꯨ ꯅꯨꯡꯇꯤꯒꯤ ꯐꯣꯟ ꯇꯧꯔꯛꯀꯅꯤ꯫ ꯅꯣꯏꯗ ꯆꯪꯂꯛꯇ꯭ꯔꯃꯛꯁꯨ ꯅꯪꯕꯨ ꯂꯥꯞꯇꯛꯅ ꯑꯗꯨꯝ ꯁꯤꯟꯅꯗꯣꯏꯅꯤ꯫ ꯆꯍꯤ ꯑꯃꯠꯇꯗ ꯁꯨꯃꯥꯡꯗ ꯊꯧꯗꯣꯛ ꯑꯅꯤ ꯊꯣꯛꯄꯗꯣ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯏꯕꯒꯤ ꯇꯧꯕꯅꯤ꯫ ꯈꯪꯗꯦꯗ, ꯈꯔ ꯂꯩꯔꯒ ꯆꯦꯜꯂꯝꯃꯁꯨ ꯐꯗꯧꯅꯤ꯫ ꯑꯩ ꯌꯥꯝꯕꯨꯡꯒꯤ ꯃꯥꯡꯗ ꯏꯀꯥꯏꯕꯅ ꯃꯄꯥꯟꯒ ꯊꯣꯛꯄ ꯉꯝꯗꯦ꯫ ꯍꯧꯔꯕ ꯅꯪ ꯑꯃꯨꯛ ꯂꯣꯏꯈ꯭ꯔꯕꯁꯤꯗ? ꯑꯁ ꯑꯗꯨꯏ ꯋꯥ ꯅꯠꯇꯦꯕ, ꯁꯨꯝ ꯍꯥꯏꯕꯅꯤ꯫ ꯁꯨꯝꯗꯣ ꯍꯥꯏꯒꯅꯨ, ꯁꯤꯕꯨ ꯃꯌꯥꯝꯅ ꯇꯧꯅꯗꯕ ꯊꯕꯛꯁꯨ ꯅꯠꯇꯦ, ꯑꯩꯅ ꯅꯪ ꯂꯧꯔꯣꯏꯗꯕꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯅꯦ, ꯍꯟꯗꯛ ꯌꯥꯎꯁꯪꯗ ꯀꯩ ꯐꯤ ꯃꯆꯨ ꯄꯤꯔꯛꯎꯒꯦ? ꯅꯪꯅ ꯑꯄꯥꯝꯕ ꯊꯦꯡꯅꯔꯗꯤ ꯑꯩꯉꯣꯟꯗ ꯊꯥꯖꯤꯜꯂꯣ, ꯑꯩ ꯂꯩꯔꯛꯑꯒꯦ꯫ ꯂꯩꯗ꯭ꯔꯁꯨ ꯌꯥꯔꯦꯗ꯫ ꯆꯦꯜꯂꯒ ꯂꯩꯔꯕ ꯅꯨꯄꯤꯗ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯏꯃꯨꯡꯁꯤꯡꯅ ꯃꯐꯤ ꯃꯔꯣꯜ ꯊꯤꯟꯕꯁꯦ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯆꯠꯅꯩ ꯍꯥꯏꯌꯦ꯫ ꯏꯅꯦꯅ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯁꯤꯅꯁꯨ ꯏꯃꯨꯡ ꯑꯅꯤꯒꯤ ꯃꯔꯤꯕꯨ ꯍꯦꯟꯅ ꯆꯦꯠꯁꯤꯟꯅꯍꯜꯂꯤ ꯍꯥꯏꯅꯩꯌꯦ꯫ ꯁꯤꯟꯊꯥꯅ ꯈꯪꯗꯕꯅꯤ ꯃꯕꯨꯡ ꯃꯅꯝꯃꯗꯤ ꯍꯜꯂꯛꯈ꯭ꯔꯕꯅꯤ꯫ ꯂꯩꯁꯤꯍꯟꯕꯤꯁꯨ ꯋꯥꯕꯒꯤ ꯉꯥꯏꯍꯥꯛ ꯍꯤꯞꯇꯨꯅ ꯐꯣꯟ ꯌꯦꯡꯉꯤ꯫ ꯃꯥꯔꯁꯟꯁꯨ ꯃꯁꯥꯗꯣ ꯐ꯭ꯔꯦꯁ ꯑꯣꯏꯔꯨꯕ ꯂꯣꯏꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯅꯥꯛꯇ ꯆꯪꯗꯨꯅ ꯍꯤꯞꯊꯔꯛꯏ꯫ ꯐꯦꯁꯕꯨꯛ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕꯗ ꯁꯥꯒꯠꯂꯝꯕ ꯋꯥꯈꯜꯒ ꯃꯐꯝ ꯈꯪꯗ ꯃꯥꯡꯈꯤꯗꯨꯅ ꯐꯣꯟꯗꯨ ꯇꯥꯞ ꯍꯦꯛꯇ ꯃꯨꯜꯂꯤ꯫ ꯆꯠꯂꯣ, ꯍꯧꯒꯠꯂꯣ, ꯃꯧ ꯅꯠꯇ꯭ꯔꯣ ꯅꯪ? ꯆꯥꯏꯔꯤ ꯈꯣꯠꯂꯤꯕ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯜꯂꯨꯁꯨ꯫ ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ? ꯅꯨꯄꯤꯗꯨ ꯏꯉꯛꯉꯛꯏ ꯅꯨꯄꯥꯗꯨꯒꯤ ꯅꯤꯡꯉꯛ ꯇꯧꯕ ꯃꯇꯧꯗ꯫ ꯂꯩꯁꯤꯍꯟꯕꯤꯁꯨ ꯎꯄꯥꯏ ꯂꯩꯇ ꯍꯧꯒꯠꯂꯤ꯫ ꯃꯐꯤ ꯃꯔꯣꯜꯗꯣ ꯑꯃ ꯍꯣꯡꯗꯨꯅ ꯕꯥꯠꯔꯨꯝꯗ ꯍꯥꯟꯅ ꯆꯪꯈ꯭ꯔꯤ꯫ ꯅꯨꯄꯥꯗꯣ ꯃꯊꯟꯇ ꯇꯨꯃꯤꯟ ꯁꯣꯜꯍꯧꯏ꯫ ꯃꯧꯋꯥ ꯑꯩ ꯂꯩꯅ ꯂꯩꯅ ꯏꯔꯥꯡꯒ ꯇꯧ ꯁꯥꯔꯗꯅ ꯃꯧ ꯃꯥꯅ ꯐꯦꯁꯕꯨꯛꯀ ꯄꯥꯏꯗꯅ ꯂꯨꯅ ꯇꯧꯕꯤꯒꯗꯧꯕꯅꯤ, ꯌꯥꯔꯣꯏꯗꯧꯔꯤ, ꯂꯝ ꯏꯍꯦꯟ ꯍꯦꯛ ꯍꯦꯜꯂꯗꯅ꯫ ꯅꯨꯄꯤꯗꯨꯁꯨ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯇꯥꯊꯣꯛꯏ꯫ ꯂꯣꯏꯔꯕꯗ ꯊꯣꯛꯂꯛꯇꯨꯅ ꯁꯦꯡꯅ ꯇꯩꯊꯣꯛꯂꯒ ꯃꯈꯥ ꯀꯨꯝꯈꯤꯗꯣꯏ ꯇꯧꯏ꯫ ꯃꯥꯔꯁꯟ ꯅꯨꯄꯤꯗꯨꯕꯨ ꯈꯥꯝꯂꯛꯏ꯫ ꯑꯕꯦꯝꯃ! ꯂꯩꯁꯤꯍꯟꯕꯤꯁꯨ ꯂꯦꯞꯇꯨꯅ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯏ, ꯃꯤꯠꯌꯦꯡꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯅ ꯋꯥꯍꯪ ꯍꯪꯕꯒꯨꯝ꯫ ꯅꯨꯄꯥꯗꯨꯁꯨ ꯍꯧꯒꯠꯇꯨꯅ ꯅꯨꯄꯤꯗꯨꯒꯤ ꯅꯥꯛꯇ ꯂꯥꯛꯏ꯫ ꯅꯪ ꯌꯥꯝꯕꯨꯡꯗ ꯁꯥꯎꯅꯤꯡꯕ꯭ꯔꯥ ꯁꯅꯥꯊꯣꯏꯕꯤ? ꯁꯥꯎꯅꯤꯡꯗꯦ꯫ ꯍꯌꯦꯡꯈꯩ ꯐꯦꯁꯕꯨꯛ ꯄꯥꯏꯅꯣ, ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯤ ꯄꯥꯏꯕ ꯌꯥꯏ, ꯑꯗꯨꯁꯨ ꯌꯥꯝꯕꯨꯡꯗ ꯄꯥꯁꯋꯥꯔꯗ ꯄꯤꯔꯒ ꯇꯣꯏꯅ ꯁꯤꯖꯤꯟꯅꯕꯗꯤ ꯌꯥꯗꯦ꯫ ꯅꯪꯁꯦ ꯃꯧꯅꯤ, ꯃꯧ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯨꯝꯕ ꯊꯤꯡꯖꯤꯟꯗꯨꯅ ꯅꯪꯕꯨ ꯑꯩꯒꯤ ꯃꯈꯥꯗ ꯊꯝꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯨꯗꯤ ꯌꯥꯝꯕꯨꯡꯗ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯄꯥꯝꯃꯨꯕꯅ ꯅꯪꯕꯨ ꯁꯦꯟꯅꯖꯅꯤꯡꯉꯤ, ꯆꯦꯠꯅ ꯅꯨꯡꯁꯤ ꯁꯝꯕꯜꯁꯨ ꯈꯥꯖꯤꯟꯗꯨꯅ ꯊꯝꯅꯤꯡꯕ ꯄꯣꯛꯈ꯭ꯔꯦ꯫ ꯋꯥꯔꯧꯒꯦ ꯉꯝꯗꯦ ꯃꯇꯧꯗꯣ, ꯀꯨꯏꯅꯁꯨ ꯑꯣꯏꯅꯗꯨꯅ ꯂꯩꯊꯣꯛꯄ ꯉꯝꯗꯦ꯫ ꯆꯤꯟꯕꯥꯜꯅ ꯑꯩ ꯌꯥꯝꯕꯨꯡꯕꯨ ꯁꯥꯎꯗꯦ ꯋꯥꯔꯧꯗꯦ ꯍꯥꯏꯔꯝꯗ꯭ꯔꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯝ ꯊꯣꯛꯈꯤꯕꯗꯨꯅ ꯄꯥꯎꯈꯨꯝ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯃꯃꯧꯅ ꯊꯕꯛ ꯆꯠꯊꯣꯛꯂꯨꯕꯗꯨꯅ ꯂꯩꯃꯅꯁꯨ ꯃꯥꯅ ꯇꯧꯕ ꯌꯥꯕꯁꯤꯡꯗꯤ ꯇꯧꯁꯤꯟꯕꯤꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯉꯁꯤꯗꯤ ꯗꯨꯛꯇꯨꯐꯥꯎ ꯃꯅꯦꯝꯅ ꯊꯥꯕꯤꯗꯨꯅ ꯂꯩꯔꯝꯕꯅ ꯆꯥꯛꯈꯨꯝꯗ ꯑꯣꯏꯅ ꯑꯗꯨꯝ ꯆꯪꯂꯛꯂꯤ꯫ ꯂꯩꯃꯅ ꯅꯪꯗꯤ ꯑꯍꯥꯟꯕ ꯑꯣꯏꯕꯅꯤꯅ ꯋꯥꯔꯝꯒꯅꯤ, ꯐꯖꯅ ꯑꯗꯨꯝ ꯄꯣꯊꯥꯔꯒ ꯂꯩꯕ ꯌꯥꯗ꯭ꯔꯣ? ꯉꯁꯤꯒꯤꯗꯤ ꯁꯨꯝ ꯏꯃꯥꯁꯤ ꯑꯣꯏꯅ ꯇꯧꯕꯤꯔꯒꯦ꯫ ꯌꯥꯔꯅꯤꯗ ꯏꯃꯥꯁꯤ, ꯀꯩꯁꯨ ꯀꯥ ꯍꯦꯟꯅ ꯋꯥꯕ ꯑꯣꯏꯗꯦꯌꯦ꯫ ꯊꯕꯛ ꯑꯇꯩꯁꯨ ꯏꯃꯥꯁꯤꯅ ꯂꯣꯏꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯁꯤꯈꯩꯁꯤꯗꯤ ꯑꯩ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯀꯃꯥꯏ ꯇꯧꯒꯦ? ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯆꯠꯂꯨꯕꯗꯨꯕꯣ? ꯍꯣꯏ, ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯌꯦ ꯏꯃꯥꯁꯤ, ꯑꯗꯣ ꯑꯩꯗꯤ ꯌꯥꯝ ꯈꯪꯕ ꯑꯣꯏꯗꯕꯒꯤ ꯌꯥꯝꯕꯨꯡꯅ ꯑꯌꯥꯝꯕ ꯇꯧꯏꯗ꯫ ꯈꯔꯁꯨ ꯑꯗꯨꯃꯥꯏꯅ ꯃꯇꯨꯡ ꯏꯟꯗꯅ ꯈꯪꯖꯤꯟꯗꯧꯅꯤ꯫ ꯏꯕꯨꯡꯉꯣꯒꯤ ꯁꯅꯥꯒꯤ ꯗꯨꯀꯥꯟꯁꯨ ꯂꯩꯕꯅꯤ, ꯑꯗꯨꯗ ꯆꯠꯄꯗꯁꯨ ꯂꯣꯏꯅꯅꯦ ꯃꯇꯨꯡ ꯏꯟꯁꯤꯟꯗꯧꯅꯤ꯫ ꯏꯃꯥꯗꯤ ꯏꯆꯥꯁꯤ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯕꯅꯤꯀꯣ ꯕꯦꯝꯃ, ꯅꯪꯅ ꯅꯄꯨꯔꯣꯏꯕ ꯀꯨꯞꯅ ꯌꯦꯡꯁꯤꯟꯗꯧꯅꯤ꯫ ꯅꯨꯄꯥ ꯑꯃꯅ ꯃꯃꯤꯠ ꯂꯩꯀꯥꯏ ꯀꯣꯏꯕ ꯀꯣꯏꯗꯕ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗꯨꯒꯤ ꯃꯈꯥꯁꯨ ꯌꯥꯝꯅ ꯄꯣꯟꯕꯅꯤꯀꯣ꯫ ꯍꯣꯏ ꯏꯃꯥꯁꯤ,
ꯑꯗꯣ ꯑꯩꯈꯣꯏ ꯆꯟꯒꯤ ꯂꯨꯍꯣꯡꯕꯗꯤ ꯀꯩꯗꯧꯉꯩꯗ ꯂꯦꯞꯅꯗꯣꯏꯅꯣ? ꯑꯗꯨꯒꯤ ꯋꯥꯔꯤꯗꯨꯅꯤꯅꯦ ꯏꯃꯥꯅ ꯅꯣꯏꯗ ꯍꯧꯗꯣꯛꯀꯦ ꯇꯧꯔꯤꯁꯦ꯫ ꯍꯟꯗꯛ ꯆꯍꯤꯁꯤꯗꯗꯤ ꯏꯃꯥꯁꯤꯅ ꯇꯧꯅꯤꯡꯗ꯭ꯔꯦ꯫ ꯀꯩꯒꯤꯅꯣ ꯏꯃꯥꯁꯦ? ꯑꯇꯩꯒꯤ ꯅꯠꯇꯦꯗ, ꯆꯍꯤ ꯑꯃꯈꯛꯇꯪꯗ ꯁꯨꯃꯥꯡꯁꯤꯗ ꯊꯧꯗꯣꯛ ꯑꯅꯤ ꯊꯣꯛꯄꯗꯣ ꯏꯃꯥꯅ ꯊꯣꯛꯍꯟꯅꯤꯡꯗꯗꯅ ꯇꯧꯕꯅꯤ꯫ ꯑꯅꯤ ꯊꯣꯛꯄ ꯑꯍꯨꯝ ꯁꯨꯗ꯭ꯔꯗꯤ ꯇꯧꯍꯩꯗꯦ ꯍꯥꯏꯗꯅ ꯊꯥꯏꯅꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯑꯣ, ꯑꯩꯗꯤ ꯑꯗꯨꯒꯤ ꯑꯀꯨꯞꯄꯗꯤ ꯈꯪꯗꯤꯌꯦ꯫ ꯏꯃꯧꯅ ꯈꯪꯗꯕꯁꯤꯡꯗꯤ ꯏꯃꯥꯅ ꯑꯃꯠꯇ ꯋꯥꯠꯇꯅ ꯇꯥꯛꯀꯅꯤꯗ꯫ ꯍꯟꯗꯛ ꯂꯥꯛꯀꯗꯧꯔꯤꯕ ꯂꯝꯇꯥꯁꯤꯗꯅ ꯋꯥꯔꯣꯏ ꯄꯣꯠ ꯄꯨꯊꯣꯛꯇꯨꯅ ꯊꯝꯕꯤꯔꯁꯤ꯫ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯆꯍꯤ ꯍꯦꯛ ꯐꯥꯕꯒ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕꯒꯤ ꯑꯃꯨꯛ ꯂꯥꯡꯂꯁꯤ꯫ ꯅꯨꯄꯤꯅ ꯆꯦꯜꯂꯨꯔꯒ ꯌꯨꯝꯗ ꯀꯨꯏꯅ ꯂꯩꯁꯤꯟꯕꯁꯨ ꯑꯩꯗꯤ ꯄꯥꯝꯗꯦ꯫ ꯍꯌꯦꯡ ꯑꯃ ꯇꯧꯔꯛꯂꯕꯗꯤ ꯀꯩꯁꯨ ꯅꯠꯇꯕꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯍꯦꯛꯇ ꯅꯪꯒꯗꯧꯔꯤꯕꯅꯤ꯫ ꯃꯅꯤ ꯃꯃꯧꯗꯣ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯥꯛ ꯏꯟꯁꯥꯡꯗꯣ ꯄꯨꯟꯅ ꯊꯣꯡꯃꯤꯟꯅꯔꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯇꯣꯝꯊꯤꯟꯒ ꯆꯅꯨꯒꯁꯨ ꯐꯣꯟꯗ ꯋꯥꯔꯤ ꯇꯧꯔꯤ꯫ ꯆꯅꯨꯅ ꯇꯣꯝꯊꯤꯟ ꯈꯨꯝꯗꯦ꯫ ꯆꯅꯨꯁꯨ ꯇꯥꯗ꯭ꯔꯕꯣꯏ ꯈꯟꯗꯨꯅ ꯑꯃꯨꯛꯁꯨ ꯍꯟꯖꯤꯟꯅ ꯀꯧꯏ꯫ ꯇꯥꯗ꯭ꯔꯣ? ꯅꯪ ꯑꯩꯉꯣꯟꯗ ꯃꯤꯡ ꯑꯗꯨꯝ ꯀꯧꯈꯤꯗꯣꯏꯔꯣ? ꯃꯤꯡ ꯀꯧꯗ꯭ꯔꯗꯤ ꯀꯩ ꯀꯧ ꯍꯥꯏꯅꯣ? ꯃꯌꯥꯝꯅ ꯀꯧꯅꯗꯕ ꯑꯇꯣꯞꯄ ꯃꯤꯡ ꯑꯃ ꯑꯩꯉꯣꯟꯗ ꯀꯧꯅꯤꯡꯕ ꯐꯥꯎꯗ꯭ꯔꯣ? ꯅꯨꯄꯤꯗꯨ ꯏꯀꯥꯏꯕꯅ ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯤ꯫ ꯇꯣꯝꯊꯤꯟ ꯑꯃꯨꯛꯁꯨ ꯍꯟꯖꯤꯟꯅ ꯀꯧꯔꯔꯣꯏꯗ꯭ꯔꯣ? ꯏꯀꯥꯏꯖꯩꯌꯦ꯫ ꯑꯩꯁꯤ ꯅꯪꯒꯤ ꯀꯅꯥꯅꯣ? ꯐꯔꯦ, ꯑꯩꯉꯣꯟꯗ ꯑꯇꯣꯞꯄ ꯃꯤꯡ ꯑꯃ ꯐꯥꯎꯕ ꯀꯧꯅꯤꯡꯕ ꯄꯣꯛꯇ꯭ꯔꯤꯗꯣ ꯊꯃꯣꯏꯗꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯌꯧꯗꯕꯩꯅꯤ꯫ ꯃꯤꯡꯒꯧ ꯑꯃꯈꯛ ꯀꯧꯗꯕꯒꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯋꯥꯠꯂꯦ ꯍꯥꯏꯕ ꯋꯥꯈꯜꯗꯨꯗꯤ ꯅꯪꯁꯨ ꯂꯥꯟꯅꯤꯗ꯫ ꯑꯗꯨꯗꯤ ꯉꯥꯏꯔꯦ꯫ ꯆꯅꯨ ꯉꯥꯏꯍꯥꯛ ꯏꯛ-ꯑꯥ ꯇꯧꯔꯨꯔꯒ ꯁꯠ ꯀꯧꯔꯛꯏ꯫ ꯊꯝꯆꯥ꯫ ꯑꯃꯨꯛꯀ? ꯑꯁ! ꯁꯦꯕꯥ! ꯍꯣ ꯇꯝꯆꯥ꯫ ꯇꯣꯝꯊꯤꯟ ꯅꯨꯄꯤꯗꯨꯅ ꯎꯗ ꯎꯔꯕꯒꯨꯝ ꯊꯕꯥꯛꯇꯣ ꯈꯪꯄꯥꯏ ꯄꯥꯏꯁꯤꯟꯗꯨꯅ ꯑꯁ! ꯊꯃꯣꯏꯁꯨ ꯌꯥꯎꯔꯤ ꯖꯥꯠꯂꯣ? ꯆꯅꯨꯁꯨ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯇꯣꯝꯊꯤꯟ ꯃꯈꯥ ꯇꯥꯔꯛꯏ꯫ ꯏꯅꯥꯛꯇ ꯊꯝꯂꯒ ꯄꯦꯟꯅ ꯌꯦꯡꯂꯁꯤꯔ ꯈꯪꯗꯦ꯫ ꯉꯝꯂꯗ꯭ꯔꯅꯦ? ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯔꯣ? ꯑꯉꯥꯡꯅꯦ ꯍꯥꯏꯕ ꯅꯠꯇꯦꯗ, ꯉꯝꯃꯗ꯭ꯔꯅ ꯍꯪꯕꯅꯤ꯫ ꯌꯦꯡꯁꯤꯔꯣ? ꯌꯦꯡꯈꯤꯔꯣꯏꯁꯦ, ꯃꯇꯝ ꯆꯥꯗ꯭ꯔꯤ꯫ ꯏꯁ, ꯃꯇꯝ ꯆꯥꯗ꯭ꯔꯤ? ꯅꯪꯕꯨ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄ ꯑꯉꯥꯡꯒꯤ ꯇꯥꯏꯞꯇ꯫ ꯉꯁꯤꯗꯤ ꯊꯧꯅꯥ ꯌꯥꯝ ꯐꯒꯠꯂꯛꯏꯗ ꯅꯨꯄꯥꯁꯦ꯫ ꯅꯨꯄꯤ ꯐꯥꯔꯒ ꯆꯦꯅꯤꯡꯂꯛꯄ? ꯁꯣꯝꯗꯅ ꯍꯦꯟꯖꯥꯊꯣꯏꯕꯤ ꯉꯁꯤꯗꯤ ꯉꯟꯅ ꯇꯨꯝꯈ꯭ꯔꯤ꯫ ꯋꯥꯡꯂꯦꯝꯕ ꯅꯤꯡꯊꯤꯁꯨ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯋꯥꯔꯤ ꯇꯧꯏ꯫ ꯅꯤꯡꯊꯤꯅ ꯑꯩꯈꯣꯏꯅꯤ ꯁ꯭ꯀꯨꯜ ꯊꯥꯔꯤꯁꯦ ꯅꯧꯃꯜꯂꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯤ꯫ ꯏꯆꯥꯊꯣꯏꯕꯤꯁꯦ ꯌꯥꯝ ꯋꯥꯕ ꯃꯥꯜꯂꯤ꯫ ꯑꯍꯥꯟꯕ ꯆꯠꯄꯩꯅꯤꯗ, ꯁꯨꯝ ꯆꯠꯂꯒ ꯐꯔꯛꯀꯅꯤ꯫ ꯁ꯭ꯀꯨꯜ ꯆꯠꯂꯦꯅ ꯑꯥꯗ ꯂꯥꯏꯔꯤꯛ ꯍꯦꯛꯇ ꯃꯌꯥꯝ ꯇꯧꯍꯟꯕ ꯅꯠꯇꯦ꯫ ꯂꯥꯏꯔꯤꯛ ꯑꯃꯨꯛ ꯄꯥꯍꯟ, ꯑꯃꯨꯛ ꯁꯥꯟꯅꯍꯟ, ꯑꯃꯨꯛ ꯇꯨꯝꯍꯟ, ꯑꯆꯥꯄꯣꯠ ꯈꯔ ꯄꯤꯖ꯫ ꯑꯩꯈꯣꯏꯅ ꯂꯣꯏꯅꯔꯤꯕꯁꯦ ꯁꯤꯗꯩ ꯍꯦꯟꯅ ꯃꯣꯏꯅ ꯐꯖꯅ ꯂꯣꯏꯅꯔꯤꯅꯤ꯫ ꯈꯦꯠꯅꯔꯤꯁꯦ ꯃꯔꯨꯞ ꯃꯄꯥꯡ ꯃꯄꯥꯟ ꯊꯣꯛꯂꯒ ꯄꯨꯟꯕ, ꯃꯤꯔꯛ ꯇꯤꯟꯕꯗꯨꯅꯤ꯫ ꯁ꯭ꯀꯨꯜ ꯁꯨꯝ ꯆꯠꯂꯗꯤ ꯃꯥꯅ ꯏꯆꯟ ꯇꯣꯝꯕꯤꯗ ꯑꯗꯨꯝ ꯁꯣꯜꯂꯒ ꯀꯞꯄꯒ ꯀꯥꯗ ꯑꯗꯨꯝ ꯂꯩꯕꯗꯨꯁꯨ ꯇꯞꯅ ꯐꯔꯛꯇꯣꯏꯅꯤ꯫ ꯉꯁꯤꯁꯨ ꯌꯦꯡꯉꯨ ꯀꯌꯥ ꯅꯨꯡꯉꯥꯏꯅ ꯏꯕꯥꯅꯤꯒꯤ ꯅꯥꯛꯁꯤꯗ ꯇꯨꯝꯂꯤꯅꯣ꯫ ꯅꯤꯡꯊꯤꯁꯨ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯇꯞꯅ ꯅꯥꯟꯊꯕꯤ꯫ ꯋꯥꯡꯂꯦꯝꯕꯁꯨ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ꯫ ꯅꯤꯡꯊꯤꯅ ꯑꯃꯔꯣꯝꯗꯗꯤ ꯏꯆꯥꯅꯤ ꯁ꯭ꯀꯨꯜꯒ ꯀꯥꯕ ꯎꯕꯁꯦ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ꯫ ꯏꯆꯥꯁꯦ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯕꯣꯏ ꯈꯜꯂꯤ꯫ ꯈꯪꯗꯦꯗ, ꯄꯨꯟꯁꯤꯁꯦ ꯅꯣꯡꯃꯒꯤ ꯑꯍꯣꯡꯕꯅ ꯊꯜꯂꯛꯏ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯅꯤ, ꯑꯑꯣꯟꯕ ꯑꯍꯣꯡꯕ ꯍꯥꯏꯕꯁꯦ ꯑꯗꯨꯃꯛ ꯂꯥꯛꯄ ꯇꯥꯕꯅꯤ꯫ ꯉꯁꯤ ꯂꯩꯔꯤꯕ ꯃꯤꯀꯨꯞꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯁꯨꯛꯍꯣꯡ ꯍꯣꯡꯗꯅ ꯂꯩꯌꯨ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯅ ꯍꯣꯡꯂꯛꯂꯤꯕ ꯑꯍꯣꯡꯕꯁꯤꯡꯁꯦ ꯈꯣꯡꯊꯥꯡ ꯍꯩꯅ ꯊꯥꯡꯗꯨꯅ ꯅꯪ ꯑꯩꯅ ꯌꯦꯠꯀ ꯑꯣꯏ ꯏꯆꯥꯒꯤ ꯈꯨꯠꯁꯦ ꯁꯝꯗꯨꯅ ꯑꯐꯕ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡꯕꯤꯗꯨꯅ ꯍꯣꯡꯂꯛꯄ ꯈꯨꯗꯤꯡꯃꯛ ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤꯅ ꯏꯕꯥꯅꯤꯒꯤ ꯄꯥꯡꯊꯣꯛꯇ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯇꯉꯥꯏ ꯐꯗꯕ ꯊꯧꯗꯥꯡꯅꯤ꯫ ꯅꯤꯡꯊꯤ ꯇꯞꯅ ꯇꯥꯃꯣ, ꯑꯩꯗꯤ ꯑꯑꯣꯟꯕ ꯑꯍꯣꯡꯕꯁꯦ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯀꯤꯖꯕ ꯄꯣꯛꯂꯛꯏ꯫ ꯋꯥꯡꯂꯦꯝꯕ ꯅꯤꯡꯊꯤꯒꯤ ꯃꯈꯨꯠꯇꯣ ꯂꯥꯝꯗꯨꯅ ꯁꯝꯂꯛꯂꯒ ꯑꯩ ꯂꯩꯔꯤꯉꯩ ꯀꯔꯤꯒꯤꯅꯣ ꯋꯥꯈꯜꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯂꯣꯏꯅꯔꯤꯗꯤ? ꯅꯪꯒꯤꯗꯤ ꯑꯩ ꯂꯩꯁꯤꯗꯤ꯫ ꯇꯥꯃꯣꯅ ꯑꯩꯒꯤ ꯂꯦꯞꯄꯤꯕꯒꯤ ꯐꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯍꯤꯡꯕ ꯉꯝꯖꯔꯕꯁꯨ ꯑꯩꯗꯤ ꯃꯇꯝꯒꯤ ꯑꯍꯣꯡꯕꯁꯦ ꯁꯦꯡꯅ ꯑꯀꯤꯕ ꯐꯥꯎꯏ꯫ ꯅꯛꯅ ꯂꯩꯔꯝꯕ ꯀꯌꯥꯁꯨ ꯏꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯅꯥꯎꯊꯤ ꯁꯥꯗꯨꯅ ꯂꯩꯖꯔꯝꯕꯤ ꯅꯨꯡꯁꯤꯕ ꯏꯆꯟꯗꯨꯁꯨ ꯑꯅꯧꯕ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯃꯗ ꯇꯤꯟꯈ꯭ꯔꯦ꯫ ꯑꯇꯣꯞꯄ ꯌꯨꯝ ꯑꯃꯗ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯆꯠꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯇꯞꯅ ꯁꯨꯝ
ꯑꯩꯈꯣꯏꯗꯒꯤ ꯂꯥꯞꯊꯣꯛꯈ꯭ꯔꯕꯒꯨꯝ ꯑꯃꯨꯛ ꯐꯥꯎꯔꯛꯄꯗ ꯑꯩ ꯈꯪꯐꯝ ꯈꯪꯗꯅ ꯋꯥꯏꯌꯦ ꯇꯥꯃꯣ꯫ ꯋꯥꯡꯂꯦꯝꯕ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯏꯍꯨꯜ ꯑꯃꯗꯤ ꯐꯥꯎꯏ꯫ ꯃꯥꯁꯨ ꯀꯔꯝ ꯅꯨꯡꯉꯥꯏꯒꯅꯤ? ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯀꯔꯤꯗ ꯁꯣꯏꯈꯤꯅꯤ ꯍꯥꯏꯗꯨꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯖꯔꯛꯄꯅꯤ꯫ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯔꯤ ꯃꯤꯀꯨꯞꯁꯤꯗ? ꯋꯥꯡꯂꯦꯝꯕ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯡꯁꯤ, ꯃꯇꯝꯗꯣ ꯏꯆꯟꯇꯣꯝꯕꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯏꯃꯥꯅ ꯀꯩꯊꯦꯜ ꯊꯣꯛꯈꯤꯕ ꯃꯇꯝꯗ ꯃꯥꯕꯨ ꯄꯣꯗꯨꯅ ꯀꯞꯄ ꯊꯦꯝꯈꯤꯕ꯫ ꯑꯩꯅ ꯏꯆꯜ ꯋꯥꯈꯤꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯁ꯭ꯀꯨꯜ ꯕꯦꯒꯇꯣ ꯄꯥꯏꯕꯤꯗꯨꯅ ꯅꯨꯡꯇꯤꯒꯤ ꯁ꯭ꯀꯨꯜ ꯆꯠꯃꯤꯟꯅꯕ꯫ ꯍꯜꯂꯛꯄꯒ ꯆꯥꯛ ꯆꯥꯎ ꯌꯥꯗꯦ ꯍꯥꯏꯅ ꯑꯩꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯏꯟꯕ꯫ ꯏꯃꯥꯅ ꯍꯜꯂꯛꯇ꯭ꯔꯤꯐꯥꯎ ꯀꯤ ꯍꯥꯏꯗꯨꯅ ꯏꯅꯥꯛꯇꯒꯤ ꯃꯤꯀꯨꯞ ꯑꯃ ꯍꯦꯟꯗꯣꯛꯇꯅ ꯂꯩꯈꯤꯕ꯫ ꯃꯥꯗꯤ ꯅꯣꯡ ꯈꯥꯛꯄ ꯂꯥꯎꯕ ꯇꯧꯕꯁꯦ ꯌꯥꯝ ꯀꯤꯕꯅꯤ꯫ ꯋꯥꯡꯂꯦꯝꯕ ꯃꯃꯤꯠꯇ ꯃꯈꯨꯠꯇꯨ ꯊꯝꯃꯤ꯫ ꯃꯄꯤꯗꯨ ꯇꯥꯔꯛꯇꯅꯕ ꯅꯣꯏꯗꯨꯅ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯩ꯫ ꯅꯤꯡꯊꯤ ꯃꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯍꯧꯈꯤꯕ ꯅꯤꯡꯁꯤꯡꯗꯨꯅ ꯋꯥꯍꯜꯂꯕ꯭ꯔꯥ ꯈꯟꯗꯨꯅ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯥꯏꯀꯩꯗ ꯂꯥꯛꯂꯒ ꯃꯉꯣꯜꯂꯣꯝꯗ ꯃꯃꯤꯠ ꯑꯅꯤꯗꯨ ꯑꯣꯟꯁꯤꯜꯍꯜꯂꯤ꯫ ꯋꯥꯡꯂꯦꯝꯕꯗꯤ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯩꯁꯤꯡꯅ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤ꯫ ꯏꯆꯜꯅ ꯌꯨꯝꯁꯤꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯛꯈꯤꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨꯗꯒꯤꯁꯨ ꯍꯦꯜꯂꯤ ꯑꯩꯅ ꯅꯃꯥꯅꯆꯥꯕꯨ ꯅꯨꯡꯁꯤꯕꯁꯦ꯫ ꯅꯤꯡꯊꯤ ꯃꯄꯨꯔꯣꯏꯕꯕꯨ ꯐꯥꯒꯤ ꯑꯣꯏꯅ ꯂꯛꯅꯗꯨꯅ ꯏꯆꯟ ꯂꯩꯔꯀꯥꯟꯗꯗꯤ ꯅꯨꯡꯁꯤꯕꯤꯗ꯭ꯔꯣ ꯍꯥꯏꯁꯦ? ꯅꯨꯡꯁꯤ, ꯑꯗꯨꯕꯨ ꯃꯃꯥꯡꯉꯩꯗꯒꯤ ꯃꯥ ꯆꯠꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯦꯜꯂꯤ ꯅꯃꯥꯅꯆꯥꯕꯨ ꯊꯃꯣꯏꯅ ꯂꯨꯝꯅ ꯂꯧꯔꯛꯄ꯫ ꯃꯔꯝ ꯈꯪꯖꯕ ꯌꯥꯕ꯭ꯔꯣ ꯇꯥꯃꯣ? ꯋꯥꯒꯗ꯭ꯔꯣ? ꯍꯥꯏꯒꯦ꯫ ꯋꯥꯡꯂꯦꯝꯕ ꯅꯤꯡꯊꯤꯕꯨ ꯃꯤꯠꯆꯥꯟꯅꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ, ꯅꯪꯁꯦ ꯌꯨꯝꯁꯤꯒꯤ ꯃꯧꯅꯤ, ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯃꯃꯥ ꯕꯕꯥ ꯑꯃꯒꯤꯗꯤ ꯅꯨꯡꯁꯤꯕꯤ ꯃꯆꯥ ꯅꯤꯡꯉꯣꯜꯅꯤ, ꯃꯕꯨꯡꯒꯤꯅ ꯇꯥꯡꯅ ꯇꯣꯝꯊꯤꯟ ꯉꯥꯜꯂꯤꯕꯤ ꯁꯖꯤꯛ ꯊꯕꯥꯅꯤ, ꯃꯆꯦ ꯑꯃꯒꯤꯅ ꯅꯨꯡꯁꯤꯕꯤ ꯃꯅꯥꯎꯅꯤ꯫ ꯁꯤ ꯅꯠꯇꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯈ꯭ꯔꯦ꯫ ꯑꯩꯕꯨ ꯊꯥꯖꯕꯗꯨꯅ ꯅꯨꯡꯁꯤꯕꯗꯨꯅ ꯍꯦꯜꯂꯦ ꯈꯟꯕꯤꯗꯨꯅ ꯅꯨꯡꯁꯤꯔꯕ ꯁꯥꯒꯩ ꯅꯥꯇꯩ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯄꯟꯊꯧ ꯁꯪꯒꯥꯏꯗꯨꯕꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯑꯅꯧꯕ ꯃꯤꯡꯊꯣꯜꯒ ꯂꯣꯏꯅꯅ ꯌꯨꯝꯁꯤꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯌꯥꯝꯁꯦ ꯑꯩ ꯍꯥꯟꯅꯗꯒꯤ ꯈꯪꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯏꯆꯜꯅ ꯌꯨꯝꯁꯤ ꯊꯥꯗꯣꯛꯂꯝꯕ ꯅꯨꯃꯤꯠꯇꯨꯗ ꯍꯦꯜꯂꯛꯈꯤ꯫ ꯅꯤꯡꯉꯣꯜꯒꯤ ꯃꯄꯣꯛꯁꯦ ꯅꯨꯡꯁꯤꯕ, ꯏꯆꯥ ꯊꯣꯏꯕꯤꯁꯤ ꯅꯨꯄꯤꯅꯤ꯫ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯠꯈꯤꯅꯤ ꯈꯟꯕꯗ ꯑꯍꯤꯡ ꯀꯌꯥ ꯑꯃ ꯑꯩ ꯇꯨꯝꯊꯕ ꯉꯝꯗꯅ ꯅꯣꯡꯉꯥꯟꯈ꯭ꯔꯕꯅꯤ꯫ ꯇꯥꯃꯣ, ꯌꯥꯝꯅꯁꯨ ꯈꯟꯖꯤꯟꯒꯅꯣ꯫ ꯏꯆꯥ ꯊꯣꯏꯕꯤꯁꯤ ꯌꯥꯝ ꯄꯤꯛꯂꯤꯌꯦ꯫ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯂꯩꯒꯗꯕ ꯃꯇꯝ ꯃꯌꯥꯝ ꯑꯃ ꯋꯥꯠꯂꯤꯁꯤꯗꯤ꯫ ꯇꯥꯏꯕꯪ ꯂꯤꯆꯠꯅꯤ, ꯑꯩꯈꯣꯏꯅ ꯄꯥꯝꯗꯦ ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯊꯤꯡꯕ ꯉꯝꯂꯔꯣꯏꯗꯕꯅꯤ꯫ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯌꯥꯝ ꯈꯟꯖꯤꯟꯒꯅꯣ, ꯄꯣꯊꯥꯅꯕ ꯇꯧꯕꯤꯔꯣꯕ꯫ ꯅꯤꯡꯊꯤ, ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯟꯖꯤꯜꯂꯛꯄ ꯏꯃꯥꯒꯤ ꯐꯤꯕꯝꯃꯛꯅꯤ꯫ ꯑꯩ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ꯫ ꯐꯖꯅ ꯌꯦꯡꯊꯣꯛꯑꯒ ꯂꯣꯏꯔꯦ, ꯑꯗꯨꯏꯕꯨ ꯁꯦꯕ ꯌꯥꯔꯤꯃꯤ ꯑꯍꯤꯡꯁꯤꯗ ꯋꯥꯈꯜ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯦ꯫ ꯁꯣꯝꯗꯅ ꯂꯩꯁꯤ ꯍꯦꯟꯕꯤ ꯊꯕꯛ ꯏꯪꯈꯥꯡꯗꯨꯗꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕꯅꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯑꯣꯡꯗꯨꯗ ꯀꯥꯗ ꯆꯪꯕꯁꯨ ꯇꯟꯒꯨꯝ ꯇꯧꯏ꯫ ꯃꯈꯥꯗ ꯂꯩꯒꯦ ꯍꯥꯏꯔꯕꯁꯨ ꯃꯅꯦ ꯃꯀꯨ ꯂꯩꯕꯅ ꯈꯧꯇꯛ ꯑꯃ ꯏꯆꯥ ꯆꯥꯏ꯫ ꯇꯟꯗꯨꯅ ꯇꯦꯔꯦꯁꯇ ꯀꯥꯔꯛꯏ꯫ ꯃꯥꯔꯁꯟꯁꯨ ꯀꯥꯗꯨꯗ ꯃꯊꯟꯇ ꯄꯣꯔꯣꯛ ꯁꯣꯜꯂꯤ꯫ ꯆꯥꯛ ꯆꯥꯕꯗꯤ ꯂꯣꯏꯈꯤꯕ ꯆꯍꯤ ꯐꯥꯔꯦ, ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯑꯗꯨꯝ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯝꯃꯅꯤꯕ꯫ ꯍꯧꯖꯤꯛꯐꯥꯎ ꯀꯥꯗ ꯆꯪꯂꯛꯇꯦ, ꯀꯔꯤ ꯇꯧꯗꯅ ꯂꯩꯔꯤꯅꯣ ꯈꯪꯗꯦꯕ꯫ ꯐꯅ ꯌꯥꯝꯅ ꯇꯞꯅ ꯏꯪꯅ ꯂꯣꯏꯅꯅꯕ ꯍꯣꯠꯅꯕꯅꯤ, ꯉꯁꯤꯅꯦ ꯅꯨꯄꯤꯒ ꯐꯨꯅꯤꯍꯦ꯫ ꯍꯥꯏꯖꯕꯇꯅꯤ, ꯎꯄꯥꯏꯗꯤ ꯂꯩꯇꯕꯅ ꯃꯇꯝ ꯂꯦꯟꯕꯣꯏ ꯀꯩꯕꯣꯏ ꯅꯨꯄꯤꯗꯨꯕꯨ ꯉꯥꯏꯕ ꯑꯣꯏꯅ ꯃꯣꯏ ꯑꯍꯨꯝꯒꯤ ꯍꯥꯡꯂꯤꯕ ꯒ꯭ꯔꯨꯞ ꯆꯦꯠꯇꯨꯗ ꯆꯪꯂꯛꯏ꯫ ꯂꯨꯅ ꯄꯨꯜꯂꯛꯄ ꯑꯣꯏꯕꯅ ꯑꯍꯨꯝꯗꯨꯁꯨ ꯀꯩꯁꯨ ꯀꯣꯏꯅꯕ ꯇꯧꯗꯦ꯫ ꯂꯣꯌꯥꯁꯨ ꯀꯨꯏꯅ ꯏꯀꯥꯏꯗꯨꯅ ꯂꯩꯕꯤꯕ ꯃꯤꯗꯥ ꯅꯠꯇꯦ꯫ ꯄꯥꯏꯈꯣꯝꯕꯅ, ꯏꯆꯟ ꯅꯨꯄꯤꯒ ꯂꯩꯔꯝꯗꯕ ꯐꯩ, ꯍꯧꯗꯣꯡꯑꯣꯏ ꯀꯩꯑꯣꯏ ꯏꯕꯣ ꯅꯪ ꯑꯃ꯫ ꯐꯪꯍꯧꯗꯕꯒꯤ ꯆꯥꯛꯄ ꯃꯥꯟꯕ ꯑꯃ ꯌꯥꯎꯏ ꯅꯪꯒꯤꯗꯣ꯫ ꯏꯕꯥ ꯌꯥꯎꯔꯤ, ꯕꯦꯕꯥꯔ ꯀꯥꯏꯅꯤꯡꯗꯦ꯫ ꯃꯥꯔꯁꯟ ꯃꯦꯁꯦꯖ ꯑꯃ ꯄ꯭ꯔꯞ ꯇꯥꯏꯞ ꯇꯧꯗꯨꯅ ꯊꯥꯏ꯫ ꯏꯕꯥꯏ ꯀꯥꯏꯅꯦ, ꯏꯕꯨꯡꯉꯣ ꯅꯪ ꯑꯃ ꯁꯤꯐꯝ ꯅꯐꯝ ꯆꯥꯔꯣꯏ ꯑꯩ ꯈꯨꯠꯇ꯫ ꯍꯦꯔꯥ, ꯅꯁꯦꯟ ꯍꯥꯠꯀꯦ ꯀꯥꯏꯅ ꯈꯟꯕ ꯋꯥꯈꯜꯗꯨꯗꯤ ꯃꯤ ꯅꯠꯇ꯭ꯔꯦꯗ ꯏꯕꯥꯏ꯫ ꯇꯤꯟꯅꯔꯒ ꯃꯃꯥꯟꯅꯕꯒꯤ ꯃꯆꯜ ꯂꯣꯟꯅ ꯆꯦꯟꯈꯤꯕ ꯅꯪꯅ ꯁꯥ ꯇꯥꯔꯦ ꯑꯗꯨꯗꯤ꯫ ꯄꯥꯏꯈꯣꯝꯕ ꯏꯁꯩ ꯑꯃ ꯁꯛꯆꯤꯜꯂꯛꯏ꯫ ꯏꯀꯥꯏ ꯈꯪꯗ ꯇꯥꯠ ꯄꯥꯠ ꯇꯧꯕ ꯃꯥꯏꯊꯕ, ꯌꯣ ꯁꯥꯕ ꯌꯣꯡ ꯃꯥꯟꯕ ꯑꯊꯤꯕ, ꯍꯣ 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 ꯇꯥꯔꯖꯥꯟ, ꯅꯐꯤ ꯅꯔꯣꯟ ꯁꯦꯠꯆꯤꯜꯂꯨ, ꯀꯩꯊꯦꯜꯗ ꯄꯨꯕꯤꯒꯦ꯫ ꯂꯣꯌꯥꯅ, ꯏꯕꯣ ꯅꯪꯁꯨ ꯐꯖꯗꯦꯍꯦ꯫ ꯅꯪ ꯅꯍꯥꯟꯈꯩ ꯌꯥꯝ ꯄꯣꯁ ꯇꯥꯏ ꯀꯥꯏꯅ ꯈꯟꯖꯔꯝꯃꯤꯔꯣ ꯍꯥꯏꯁꯦ? ꯑꯅꯤꯗꯨꯒꯤ ꯑꯋꯥꯏ ꯑꯈꯨꯝꯗꯨꯒꯤ ꯃꯔꯛ ꯊꯠꯇꯨꯅ ꯃꯥꯔꯁꯟꯅ,
ꯒ꯭ꯔꯨꯞꯁꯦ ꯅꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯌꯦꯠꯅꯅꯕ ꯍꯥꯡꯕꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯅꯦ ꯇꯧꯔꯤꯁꯦ ꯂꯣꯌꯥ ꯃꯥꯔꯁꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ ꯏꯕꯥꯏ ꯅꯪꯁꯨ ꯅꯪꯍꯧꯔꯔꯣꯏꯅ ꯁꯠ ꯍꯦꯛꯇ ꯂꯨꯍꯣꯡꯁꯤꯜꯂꯤ ꯊꯥ ꯑꯃꯈꯛ ꯈꯥꯟꯅꯕꯁꯤꯗ ꯁꯨꯃꯥꯡꯗ ꯑꯅꯤ ꯊꯣꯛꯄ ꯇꯧꯍꯩꯒ ꯇꯧꯍꯩꯗꯦꯒ ꯆꯍꯤ ꯑꯃ ꯆꯣꯟꯊꯗꯧꯔꯤꯕ ꯅꯪ ꯐꯠꯇꯤ ꯐꯠꯇꯦꯍꯦ ꯍꯩ ꯃꯤ ꯃꯥꯟꯅꯕ ꯁꯛ ꯅꯪ ꯌꯥꯝ ꯍꯦꯟꯖꯤꯟꯕ꯭ꯔꯕꯨ ꯁꯨꯛꯄꯤ ꯍꯦꯛ ꯄꯤꯔꯣꯏꯖꯅꯤ ꯅꯪ ꯄꯥꯏꯈꯣꯝꯕꯅ ꯃꯇꯦꯡ ꯍꯦꯛꯇ ꯄꯥꯡꯁꯤꯜꯂꯤ ꯑꯋꯣꯏꯕꯩꯁꯨ ꯄꯤꯔꯨꯅꯨ ꯏꯇꯥꯎ ꯌꯨ ꯆꯦꯈꯥꯎ ꯃꯌꯥꯜꯂꯒ ꯃꯁꯛꯀꯁꯦ ꯌꯨꯔꯥꯏ ꯆꯨꯈꯩ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏꯗ ꯂꯦꯞꯇꯨꯅ ꯌꯦꯡꯂꯤꯕ ꯑꯩꯁꯦ ꯇꯧꯔꯒ ꯆꯠꯆꯅꯤ ꯐꯅꯕꯨ ꯄꯛꯆꯅꯤ ꯁꯛꯁꯤꯗ ꯂꯣꯌꯥꯗꯣ ꯑꯅꯤꯗꯨꯒꯤ ꯕꯥꯁꯟꯗꯣ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯣꯐꯂꯥꯏꯟ ꯆꯠꯈ꯭ꯔꯦ ꯃꯥꯔꯁꯟꯁꯨ ꯅꯨꯄꯤꯗꯣ ꯀꯥꯗ ꯆꯪꯂꯛꯇꯕꯒꯤ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯕꯗꯨꯅ ꯃꯥꯁꯨ ꯑꯗꯨꯝ ꯊꯣꯛꯂꯛꯂꯦ ꯄꯥꯏꯈꯣꯝꯕ ꯈꯠꯅꯐꯝ ꯂꯩꯇꯕꯒꯤ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯤ ꯒ꯭ꯔꯨꯞꯇꯨꯗ ꯍꯦꯔꯥ ꯅꯣꯏ ꯑꯅꯤ ꯅꯨꯄꯤ ꯐꯪꯈꯤꯕꯗꯒꯤ ꯑꯩꯒꯁꯦ ꯊꯧꯑꯣꯏꯔꯛꯇꯕꯩ ꯃꯑꯣꯡꯅꯦꯕ ꯐꯩ ꯑꯇꯩꯒ ꯂꯩꯔꯤ ꯑꯩ ꯅꯨꯄꯤ ꯍꯥꯟꯅ ꯑꯝꯇ ꯊꯤꯈꯤꯒꯦ ꯑꯗꯨꯒ ꯑꯩꯅ ꯅꯣꯏꯒꯤ ꯃꯥꯡꯗ ꯂꯦꯟꯅꯔꯛꯄꯗꯤ ꯌꯦꯡꯉꯣꯕ ꯃꯤꯟꯅꯥꯏꯁꯤꯡ ꯍꯥꯏꯁꯤꯅꯤ ꯄꯦꯟꯗꯕ ꯋꯥꯀꯠꯇꯨꯃ ꯇꯧꯔꯝꯂꯒ ꯃꯥꯁꯨ ꯊꯣꯛꯂꯛꯂꯦ ꯃꯥꯔꯁꯟꯁꯨ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯦ ꯃꯈꯥꯗꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯝꯂꯔꯣꯏ ꯃꯥꯁꯨ ꯈꯪꯉꯤ ꯑꯗꯨꯅ ꯇꯦꯔꯦꯁ ꯂꯣꯝꯗ ꯑꯗꯨꯃꯛ ꯀꯥꯔꯛꯂꯦ ꯂꯝꯇꯥ ꯆꯪꯂꯛꯄꯒꯤ ꯂꯤꯔꯤ ꯂꯤꯔꯤꯕ ꯅꯨꯡꯁꯤꯠꯅ ꯃꯁꯥꯗ ꯌꯩꯕꯗꯣ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏ ꯆꯔꯥꯡꯅꯔꯝꯕ ꯋꯥꯈꯜ ꯄꯨꯛꯅꯤꯡꯁꯨ ꯇꯞꯅ ꯇꯞꯅ ꯏꯪꯊꯔꯛꯇꯨꯅ ꯅꯨꯡꯉꯥꯏꯕ ꯏꯄꯥꯛ ꯑꯃꯗ ꯇꯥꯎꯊꯕ ꯍꯧꯔꯛꯄꯒꯨꯝ ꯇꯧꯏ ꯍꯧꯔꯤꯕ ꯎꯄꯥꯜ ꯋꯥꯄꯥꯜ ꯄꯨꯝꯁꯪ ꯁꯪꯕ ꯑꯀꯣꯏꯕꯒꯤ ꯗ꯭ꯔꯤꯁ꯭ꯌꯗꯣ ꯊꯋꯥꯏ ꯂꯨꯞꯁꯤꯟꯅ ꯌꯦꯡꯂꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯆꯦꯠꯅ ꯄꯨꯟꯁꯤꯜꯂꯤꯕ ꯁꯝꯂꯥꯡꯗꯨꯕꯨ ꯊꯥꯗꯣꯛꯂꯛ ꯃꯥꯂꯪꯕꯒꯤ ꯏꯊꯛ ꯏꯄꯣꯝꯗ ꯍꯥꯏꯅ ꯍꯨꯝꯅ ꯖꯒꯣꯏ ꯁꯥꯍꯜꯂꯛꯄ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯅꯤ ꯎꯔꯤꯕ ꯁꯛꯇꯝꯗꯨꯗ ꯅꯨꯖꯥꯒꯤ ꯃꯤꯁꯅꯥ ꯑꯅꯤꯗꯣ ꯀꯨꯞꯀꯅꯤ ꯃꯀꯥꯎꯔꯤ ꯁꯤꯠꯂꯝꯕ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥꯁꯨ ꯃꯤꯀꯨꯞꯇꯨꯗ ꯂꯦꯞꯈ꯭ꯔꯒꯨꯝ